EPOM Media is not affiliated with any crowdfunding campaigns discussed on this podcast. These campaigns are run by individual campaigners, and viewers participate at their own risk. Every action taken is the viewer's sole responsibility. EPOM Media will not be held accountable for any consequences. Our platform focuses on social discussion and promoting a crime-free society. We do not endorse or participate in crowdfunding activities. By watching, you acknowledge and agree to these terms. Mayam Kurumjari and a very good evening. EPOM Media na Mayam Gidamakta series 9 puthok chariba Crime Diaries king asi Mau Daga Taret Suba hai within 97 Suba episode yang biri pasing bahan mamak tada taram nok chari loine na ikai khumna basu chari loine na Mayam bu hanana thaga chari ngasi mag aikogi episode asi Mau Daga Taret Suba hai si Mayam gi support Mayam gi nungsibi baduna aikoina Crime Diaries hai basi Manipur gi phambakta aikoina kanbangam zabani hai basi mathamjaraga Mayam da credit sima pizari loine na Crime Diaries के ngasi Mau Daga Taret Suba episode के दमकता सु एकोगी यामना फजरबा यामना एकोगी ताबदे यामना नुंगाइगदबा वारी मयाम अमा मयाम गी इचे रोबिता लेमा होजा रोबिता लेमिना पुतुना लाक्चरी मसिगा लोइना ना ngasi के क्राइम डायरीज के Mau Daga Taret Suba episode सिदा एकोगी मचेत अमोइना हाइबा तारे चाही तरा निपाल की मखादा लेबा सिंगना अवॉइड तो हनमिनसी हाइबसी मसु मयामदा नौहोंगना निसिंगजरी लोइना क्राइम डायरीज हाइबसी लीगल प्लेटफॉर्म नचदे क्राइम डायरीज सिना मयामदा एकोगे मणिपुर सोसाइटी दा चंग लाउबा तिंजंग काइजंग दबा सोसाइटी अमा पुरकनबगी पांदमदा थमजबा क्राइम डायरीज नि क्राइम डायरीज ता पुथोकचरिबा अखोगे वारी सिंगसे मयामदा अवेयर ओइना बामदी एजुकेशन पिनबगी पांदमदा थमजबा अदुगुंबा वारी ngaktani मयामना क्राइम डायरीज सि ताबिरगा अखोगे पुकनिंग हंथबा वखल थोक्तबा बुद्धि थोक्तबा अकीबा फावबा अदुगुंबा अमत्ता फावबिगनु थंबिगनु नुंसुक नुंजांगबा तौबिगनु हाइबसि मसु मयामना थमजरी हाइबदि क्राइम डायरीज सि मयामदा अखोय मणिपुरदा लैजरिबा क्राइम सिंगसि ओजाना थेंगनबिरकपा सिंगसिना मयामदा मिट नाकोंग ओइरगा अखोयना हेना ngaktho हौनबा अखोयदा हेना सिंगतनबा अमदि अखोयदा सुगुंबा थौदोक सिंगसि अखोयना इराय लायना हैंडल तौबा ngamnaba अमदि सुगुंबा थौदोक वाथोक सिंगसि थोक्तनबा अखोयना चेक्सिननबगी दमकता सेम साजबा क्राइम डायरीज नि हाइबसि मयामदा थमजरी लोइना क्राइम डायरीज की अखोयगी चांग नाइना हाइबदि सीरीज 9 स्पॉन्सर बिरकलिबा मयामदा अमुक्तंग हाना निंसिंगजगे करे पॉइंट कोटा इम्फाल सेंटर हाइरांगोय थोंग्स अखोयगी निंथेमजा कारोंगदा लेबसिदा नीट अमदि जेई गे एस्पायरिंग ओइबा स्टूडेंट्स मयामदा करियर शेपिंग तौबियो हाइना मयामदा थमजरी लोइना अनि सुबा अखोयगी स्पॉन्सर सिसु मयामगी दमकता पुजरकलिबा Import deals with Rajkumar Enterprises. Rajkumar Enterprises na China dagi na India dagi habidi India gi within India si akhoi gi Manipur yohanba ngamba akhoi gi pochei sing mayam na chen bada yamna chawraba khudong chaba ma mayam gi damakta best deal oina unavailable price ta mayam da akhoi gi use natraga su new clothes, shoes, bags, mobile phones, tablets, cosmetics items, car accessories, bike accessories sing amadi akhoi construction ge machineries kayama su चेनबा यारबा अदुगुमलबा मयामगी राजकुमार एंटरप्राइजेस नि राजकुमार एंटरप्राइजेस से अखोगी इम्फाल की ऑफिस तना मोइरांगखोम मखा युमनाम लेकाय नियर लाइरेंबी लंपाक अदुगा दिल्ली की ऑफिस ना किशनगढ़ सफदरजंग अमदी दिल्ली की मफम कयादसु मागी ऑफिस से हांगल लेरी अदुगा मयामना अखोगी चाइना दगी इम्फाल दा डायरेक्ट पाम्बीबा अखोगी पोचे सिंग चेनबीबा यारे अहोंगबा ममलदा लोइना ना अखोगी दिल्ली दगी इम्फाल दा पामगसु अखोगी बल्कता बिजनेस एस्टैब्लिश तौनिंगबा सिंगी दमकतसु अखोगी राजकुमार एंटरप्राइजेस दगी खुदोंग चाबसि लौबियो हाइना थमजगे राजकुमार एंटरप्राइजेस की यामना संबदा कॉन्टैक्ट नंबर से मैं हेक्ट फोन तो शिनबीरगा खुदोंग चाबसे लौबियो राजकुमार एंटरप्राइजेस की कॉन्टैक्ट नंबर 7005091630 दा कॉन्टैक्ट तो बीरगा खुदोंग चाबसे लौबियो हाइना थमजगे लोइना ना अखोयगी इपोम मीडिया ना पुथोकचबा अखोयगी था खुदिंगी सिनेमा उटलगा अखोयना मयामदा अखोयना अखोयगी क्वेश्चन हंगबगी अखोयगी क्विज की कॉम्पिटिशन समा हापचबदो हंदक्ति फीफा वर्ल्ड कप लेबना मरम ओइरगा अखोय क्वेश्चन से मिक्स तौरगा मयामदा अदुमक अखोयना थमजगे अदुगा अखोयना ngasi हाइजरिबा क्विज कॉम्पिटिशंस के क्वेश्चंस मयाम से अखोयगी लाकलिबा नोंमाइजिंग नुमित हाइबदी डेट 19 जुलाई
date 19 gi pung taruk makhai phawbagi manungda sungsoi soidana achumba answer singse thajan birau loina loina akhoi gi rules hairagadi contest asida yaubigadaba singna akhoi gi page asi follow toba amadi mi amada at least share tobiba loina loina na nupadi sanani amadi yeknabi haiba film sida akoina ipo media gi apps tagi kaaga yengbi ki haiba gi proof to masokhora thajarak thabirak pasima mathau tai haina thamjage loina loina na ngasi gi akoina thamjariba quiz competitions asigi prize si akhoi first second third ki oina pull up 10,000 ni aduga sigi segregation oina ahanba prize ta 5,000 ani suba second prize ta 3,000 loina loina third prize ta 2,000 oina akhoi thamjare loina na akhoi question 6 si chumna pibirak pa sing do oina akhoi gi prize winning akhoi contestant haiba tare akhoi thamjagani aduga ahenba haibadi amadagi hena chumakpa mi yauragadi question loimak si chumakpa yaurpa singdudadi akhoi lottery gi system da mayam gi mamang da akhoi ucharaga lottery otlaga akhoi winner duma lauthokchagani mayam sungsoi soidana khudong chabase lobiyu first prize ta 5,000 second prize ta 3,000 third prize ta 2,000 total oina akhoi 10,000 se mayam gi damakta akhoi thamjabani mayam nakong sengdok piraga quiz ki akhoi question si tabiro ahanba question da world cup kanana logani kanana runners up tagani ahanba question da world cup kanana logani kanana runners up tagani haibasima ahanba question ni ani suba question da golden ball kanana logani golden ball si kanana logani haina prediction juma thambirau ahum subada golden boot kanana logani golden boot sina kanana logani haibaduma thambirau mathang da question number 4 da golden glove kanana logani golden glove se su kanana logani haibaduma phungdok pirau loina loina manga suba question dana yeknabi film da somana who hapsan badu minute kaya chatpadano somana film da yeknabi film da who hapsan bagi sindu minute kaya chatpadano haibasima phungdok pirau loina loina aroiba question da nupadi sanani film da avina mapan lam chatkhiba lamdu karino nupadi sanani gi sinda film sida avina mapan lam chatkhiba lamdu karino haibadu matak pirau ahanba question dagina ani taruk suba question phawba achumba pirakpa singdagi akoina lucky draw ocharaga akogi ngasigi contest asigi winner do khone lauthok charake mayam sem saraga lebiro aduga answer si tang 19 nomaizing numit ki nungdang mairam gi pung taruk makhai phawbada sungsoi sodana thajan birau akogi rules ta thamjakhiba tu ngakna khore thajan birau aduga winners oibagi khudong chabaduma lobiyu haina thamjage ngasigi ipo media na mayam gi damakta series 9 na puthok chariba crime diaries ki mawdra taret suba habidi 97 suba episode ki damakta ozaro bitalai masu studio da lengsin duna lebire mayam ozabu ahan mamakta da taramna uminasi ozabu taramna share ahan mamakta da mayam crime diaries ki koigi viewers sing ipo media gi subscribers sing kuding koi ko nona kurumjari aduga suras wasu ai mai kai dagi taram noksari aduga ipo media wasu tagat pa pongdok sari ado asi aina kaino injara iba phi phanek sutse koi chamchamba kodai matek koi mayam na mausina yumdaga engdang leibada dum inabaduni ado se sutse koi gi waithau thiam konjindagi ima ibema bem jawbina magi momong nupiga laga thinbirambani ima hoi moi mungse loi phi saba da maduna mana madirani gumba kupadi sangam daba moi atai di loi rani sajani ada ima jena es aina saba ikutna saba ji sada moina phi saba wari jam taba jane ba ada ichadam tangdi selhallaga wai je lihange adoi dei na wai tajari jigi laman singwa saena thinbirambani ma jam nuksina laphoi laphang achauba maga ichadi layam katpani na layam khoram jabane am phajai laphoi do aina bau amukta laidri ko lairo de hayam pini adu maga imaduna pubira me laphoi do lairaga aina hek salauna dum isoda ai ju duk thablo da ngai ba ima hoiduna lakado ayuki ada ai salau dum isoda katle laphoi do ada yam phajaye phije yam ingna nusi imana makuna sara bai thinbiram baje do ima hoidi laitamina tang barani phi kai dingamdre ado asam baje mina loi rani phi kai tang ba phi do ga sibu pi ru bada ibu gaina khalle hai bhi ma duna ado kai kai de na sadi khudai ma tek am tang oraju khoi mayamna nusidana pirakpa khudonje aingonda di yamaman yamna laujei bako ado masa yam nanba masuju oi yam phajai ado mi unabdaga su adum setpada adum nungai ga da oi adumai mamang da su dum swaina kaino
ꯐꯤꯖꯝ ꯑꯆꯝꯕ ꯔꯥꯅꯤ ꯅꯠꯇꯕ ꯃꯌꯥꯝ ꯑꯗꯨꯝ ꯈꯨꯗꯣꯟ ꯇꯝꯕꯤꯔꯛꯏꯀꯣ ꯁꯨꯠ ꯑꯣꯏꯅꯁꯨ ꯇꯝꯕꯤꯔꯛꯏ ꯑꯗꯨꯒ ꯐꯤ ꯈꯛꯇꯪꯁꯨ ꯑꯗꯨꯝ ꯊꯤꯟꯕꯤꯔꯛꯏ ꯑꯗꯣ ꯏꯃꯥꯕꯨ ꯊꯥꯒꯠꯆꯔꯤ ꯅꯆꯥꯅ ꯑꯗꯨꯒ ꯍꯟꯗꯛꯇꯤ ꯑꯩꯈꯣꯏꯒꯤ ꯁꯥꯊꯦꯛ ꯁꯥꯖꯦꯜꯑꯅ ꯑꯩꯈꯣꯏꯒꯤ ꯖꯨꯝꯕꯥ ꯁꯦꯟꯇꯔ ꯑꯩꯈꯣꯏ ꯀꯥꯟꯆꯤꯄꯨꯔꯗ ꯂꯩꯕ ꯑꯃꯈꯛ ꯑꯩ ꯃꯣꯏꯅ ꯁꯥꯊꯦꯛ ꯁꯥꯖꯦꯜꯁꯤꯅ ꯁꯤꯟꯕ ꯑꯩꯈꯣꯏꯒꯤ 3 monthsꯀꯤ ꯑꯩꯈꯣꯏꯒꯤ ꯆꯦꯂꯦꯟꯖꯤꯡ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯤ ꯃꯣꯏ ꯀꯝꯄꯤꯇꯤꯁꯟ ꯑꯃꯒꯤ ꯑꯃꯈꯛ ꯐꯪꯁꯟ ꯑꯃꯈꯛ ꯑꯩꯅ ꯆꯤꯐ ꯒꯦꯁ ꯑꯣꯏꯅ ꯐꯝꯃꯦ ꯑꯗꯨ ꯁꯔꯨꯛ ꯌꯥꯖꯔꯨꯏꯗ ꯏꯅꯥꯎꯁꯤꯡꯗꯣ ꯁꯥꯊꯦꯛ ꯁꯥꯖꯦꯜꯒꯤ ꯏꯅꯥꯎꯅꯨꯄꯤ ꯁꯨꯅꯤꯇꯥ ꯃꯣꯏ ꯃꯆꯤꯟꯅꯥꯎ ꯀꯌꯥꯅꯣꯗꯤ ꯑꯩ ꯈꯪꯗ꯭ꯔꯦ ꯑꯗꯨꯒ ꯅꯨꯄꯤ 3 ꯑꯃꯗꯤ ꯑꯃ ꯃꯆꯦ ꯑꯍꯟꯁꯤꯅ ꯁꯤꯐꯥꯏ ꯑꯣꯏꯕꯀꯣ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯃꯣꯏ ꯃꯆꯤꯟꯅꯥꯎꯁꯤꯡꯁꯤꯅ ꯇꯧꯕ ꯑꯣꯏꯕꯖꯥꯠꯅꯦꯕ ꯍꯧꯖꯤꯛꯀꯤ ꯖꯨꯝꯕꯥ ꯁꯦꯟꯇꯔꯁꯦ ꯑꯗꯨꯒ ꯃꯣꯏꯒꯤꯁꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯆꯤꯟꯖꯥꯛꯁꯦ ꯑꯗꯨ ꯆꯥꯎꯅ ꯍꯥꯏꯔꯒ ꯆꯥꯕ ꯉꯝꯗꯕ ꯋꯥꯕꯁꯨ ꯃꯌꯥꯝ ꯂꯩꯕꯅꯤꯅ ꯃꯣꯏꯒꯤꯅ ꯑꯗꯨꯃꯥꯏꯅ ꯑꯇꯥꯡꯕ ꯀꯩꯁꯦ ꯃꯣꯏꯒꯤꯗꯤ ꯍꯥꯏꯗꯦꯕ ꯑꯩꯈꯣꯏꯒꯤ ꯆꯥꯕ ꯌꯥꯕ ꯑꯩꯈꯣꯏ ꯆꯤꯟꯖꯥꯛ ꯀꯛꯀꯗꯕ ꯁꯥꯟꯅꯒꯗꯕ ꯁꯨꯝꯕꯒꯤ ꯑꯣꯏꯅ ꯅꯤꯌꯝ ꯅꯤꯇꯤꯁꯦ ꯑꯣꯏꯅ ꯍꯥꯏꯕ ꯑꯆꯝꯕ ꯑꯩꯅ ꯉꯝꯖꯕ ꯆꯥꯕ ꯌꯥꯕ ꯑꯗꯨꯃꯥꯏꯅ ꯃꯣꯏꯅ ꯑꯗꯨꯝꯕꯗ ꯑꯗꯨꯝ ꯁꯦꯝꯕ ꯍꯥꯏꯇꯥꯔꯦꯀꯣ 8,9 ꯄꯤꯕ ꯑꯗꯨ ꯆꯥꯎꯁꯦ ꯍꯥꯏꯗꯦꯕ ꯑꯗꯨꯒ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯏꯅꯥꯎꯅꯨꯄꯤ ꯁꯨꯅꯤꯇꯥ ꯃꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯟꯚꯥꯏꯠ ꯊꯤꯟꯕ ꯂꯥꯛꯄꯗ ꯍꯣꯡꯒꯤ ꯑꯆꯥ ꯑꯊꯛ ꯃꯌꯥꯝꯁꯨ ꯄꯨꯕꯤꯔꯛꯑꯦ ꯏꯅꯥꯎꯁꯤꯡꯗꯨꯅ ꯂꯥꯛꯄꯗ ꯆꯦꯡ ꯍꯋꯥꯏ ꯀꯩꯀꯩ ꯃꯌꯥꯝꯁꯨ ꯄꯨꯕꯤꯔꯛꯑꯦꯀꯣ ꯑꯗꯣ ꯁꯤꯒꯤ ꯑꯩ ꯑꯍꯥꯟꯕ ꯑꯣꯏꯌꯦ ꯖꯨꯝꯕꯥꯒꯤ ꯑꯣꯏꯕ ꯁꯨꯃꯥꯏꯅ ꯑꯩꯅ ꯐꯝꯕꯁꯦ ꯗꯥꯏ ꯁ꯭ꯇꯥꯏꯜꯗꯤ ꯐꯪꯁꯟ ꯌꯥꯎꯕꯁꯦ ꯉꯍꯥꯟꯈꯩ ꯌꯥꯎꯔꯤꯁꯤꯗꯤ ꯑꯩꯈꯣꯏꯗꯤ ꯇꯣꯉꯥꯟꯕ ꯐꯪꯁꯟ ꯅꯨꯄꯤꯒꯤ ꯑꯌꯥꯝꯕ ꯑꯣꯏꯕ ꯉꯥꯛꯇꯅꯦꯕ ꯑꯗꯣ ꯖꯨꯝꯕꯥꯒꯤꯗꯤ ꯁꯤꯅ ꯑꯍꯥꯟꯕ ꯑꯣꯏꯌꯦ ꯑꯗ ꯑꯩꯅ ꯁꯨꯝ ꯑꯩꯁꯨ ꯍꯟꯗꯛꯁꯦ ꯀꯟꯅ ꯖꯨꯝꯕꯥ ꯆꯣꯡꯕ ꯁꯥꯖꯦꯜ ꯇꯧꯕ ꯏꯁꯥꯁꯦ ꯁꯦꯛꯀ ꯊꯛꯑ ꯆꯥꯕ ꯊꯛꯄ ꯅꯨꯡꯗꯥꯡ ꯆꯔꯥ ꯍꯦꯜꯂꯒ ꯑꯩꯈꯣꯏ ꯆꯥꯕ ꯊꯛꯄꯒꯁꯦ ꯆꯝꯐꯨꯠ ꯑꯗꯩ ꯌꯦꯔꯨꯝ ꯑꯐꯨꯠꯄ ꯀꯩ ꯃꯥꯒꯤ ꯆꯥꯕ ꯊꯛꯀꯗꯕ ꯃꯇꯝꯒ ꯈꯥꯏꯗꯣꯛꯑꯒ ꯆꯈꯥꯎ ꯍꯥꯡꯉꯤꯉꯩꯗ ꯑꯌꯨꯛꯀꯤ ꯁꯤ ꯊꯛꯄ ꯅꯨꯡꯗꯥꯡꯒꯤꯅ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯒꯤꯅ ꯁꯤ ꯊꯛꯄ ꯀꯥꯏꯅ ꯃꯌꯥꯝ ꯑꯃ ꯇꯧꯔꯒ ꯁꯦꯝꯃꯒ ꯑꯩꯈꯣꯏꯒꯤ ꯑꯌꯨꯛꯀꯤ ꯑꯗꯩ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯒꯤꯒ ꯌꯥꯝ ꯀꯩꯅꯣꯁꯦ ꯖꯨꯝꯕꯥ ꯆꯣꯡꯉ ꯈꯣꯠꯂꯒ ꯑꯩꯅ ꯑꯩꯈꯣꯏ ꯌꯨꯇꯨꯕꯇ ꯖꯨꯝꯕꯥ ꯇꯣꯉꯥꯟꯕꯁꯤꯡ ꯊꯥꯔꯒ ꯌꯥꯝ ꯀꯟꯅ ꯁꯥꯖꯦꯜ ꯇꯧꯕ ꯑꯣꯏꯕꯅꯤꯅ ꯁꯤꯒꯤ ꯃꯇꯝꯁꯤꯗ ꯁꯤꯒꯤ ꯖꯨꯝꯕꯥꯒꯤ ꯁꯨꯝꯕ ꯄꯥꯡꯊꯣꯛꯈꯤꯕ ꯀꯝꯄꯤꯇꯤꯁꯟ ꯑꯃꯈꯛꯀꯤ ꯑꯦꯋꯥꯔꯗ ꯌꯦꯟꯊꯣꯛꯄꯒꯤ ꯐꯪꯁꯟ ꯌꯥꯎꯕꯤꯌꯣꯅ ꯂꯥꯛꯄꯁꯦ ꯑꯩꯉꯣꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯁꯨ ꯉꯁꯥꯏꯒꯤ ꯑꯩꯒꯤ ꯄꯥꯔꯇꯤꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏ ꯃꯇꯝꯗꯣ ꯁꯪꯗ꯭ꯔꯕꯅꯤna ꯑꯩꯗꯤ ꯌꯨꯝꯗ ꯀꯥ ꯃꯅꯨꯡꯗ ꯑꯗꯨꯝ ꯆꯣꯡꯉꯦꯗꯅ ꯑꯩꯒꯤ ꯄꯥꯔꯇꯤꯒꯤ ꯃꯔꯛꯇ ꯇꯤꯜꯂꯨꯗꯣꯔꯝꯃꯦ ꯀꯥꯏꯅ ꯑꯩꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯗ ꯌꯥꯝꯁꯨ ꯅꯨꯡꯉꯥꯏꯌꯦ ꯃꯣꯏꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝꯃꯦ ꯑꯩꯈꯣꯏꯒꯤ MU ꯃꯅꯨꯡꯗ ꯂꯩꯕ ꯁꯦꯅꯤꯇꯔꯤ ꯍꯣꯜ ꯑꯅ ꯑꯃꯒꯤ ꯃꯅꯨꯡꯒꯤ ꯑꯩꯈꯣꯏ ꯑꯄꯥꯛꯄ ꯒ꯭ꯔꯥꯎꯟ ꯑꯃꯃꯨꯛ ꯍꯥꯟꯅ ꯂꯩꯌꯦꯕ ꯑꯗꯨꯒꯤꯁꯤꯗꯩ ꯆꯪꯉ ꯍꯣꯜꯁꯦ ꯑꯃꯨꯛ ꯂꯩꯌꯦꯕ ꯑꯗ ꯃꯣꯏꯁꯦ ꯍꯣꯜꯗꯨꯗꯅ ꯐꯪꯁꯟꯁꯦ ꯄꯥꯡꯊꯣꯛꯑꯦꯕ ꯃꯄꯥꯟꯁꯤꯗꯅ ꯑꯃꯨꯛ ꯖꯨꯝꯕꯥꯁꯦ ꯆꯣꯡꯗꯣꯏꯅꯦꯕ ꯃꯣꯏ ꯂꯝꯒꯤ ꯂꯥꯛꯅꯩꯕ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯋꯦ ꯂꯝꯒꯤ ꯑꯗꯨꯒ ꯁ꯭ꯇꯦꯖ ꯃꯊꯛꯇ ꯃꯥꯒꯤ ꯄꯥꯔꯇꯤꯗꯨꯅ ꯆꯣꯡꯗꯣꯏꯕ ꯃꯤ ꯑꯃꯈꯛ ꯂꯥꯛꯄꯁꯨ ꯌꯥꯎꯏ 5 ꯂꯥꯛꯄ 3 ꯂꯥꯛꯄ ꯃꯥꯒꯤ ꯇꯤꯝꯗꯨꯅ ꯆꯣꯡꯗꯣꯏꯕ ꯀꯛꯆꯤꯡꯒꯤ ꯂꯥꯛꯏ ꯑꯗꯩ ꯂꯝꯒꯤ ꯃꯌꯥꯝ ꯂꯥꯛꯑꯦ ꯏꯝꯐꯥꯜ ꯑꯦꯔꯤꯌꯥꯒꯤ ꯑꯔꯥꯞꯄꯒꯤ ꯑꯗꯣ ꯑꯃꯨꯛ ꯑꯇꯩ ꯂꯥꯛꯏꯕ ꯃꯌꯥꯝꯁꯤꯅ ꯁ꯭ꯇꯦꯖ ꯃꯈꯥꯁꯤꯗ ꯂꯣꯏ ꯆꯣꯡꯗꯣꯏꯅꯦꯕ ꯄꯨꯟꯅ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯏꯄ꯭ꯋꯥ ꯈꯨꯃꯟ ꯀꯔꯥꯝ ꯂꯥꯛꯏ ꯃꯥꯏꯁꯨ ꯊꯣꯛꯏ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯀꯩꯅꯣ ꯁꯆꯤꯟꯀꯔ ꯂꯥꯛꯑꯦ ꯏꯄ꯭ꯋꯥ ꯃꯣꯏꯒꯤꯁꯨ ꯊꯣꯛꯏꯀꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯣꯏ ꯃꯌꯥꯝꯁꯤꯅ ꯃꯈꯥꯁꯤꯗ ꯆꯣꯡꯕꯁꯦ ꯁꯨꯃꯥꯏ ꯇꯣꯉꯥꯟꯕ ꯏꯁꯩ ꯑꯃꯃꯝ ꯃ꯭ꯌꯨꯖꯤꯛ ꯑꯃꯃꯝꯀꯣ ꯁꯤꯗ ꯆꯣꯡꯅꯩꯌꯦꯕ ꯖꯨꯝꯕꯥꯁꯦ ꯃꯣꯏꯒꯤꯁꯦꯀꯣ ꯌꯥꯝ ꯐꯖꯩ ꯌꯦꯡꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯅꯨꯄꯤ ꯃꯩꯇꯩ ꯅꯨꯄꯥꯁꯤꯡꯁꯦ ꯃꯁꯛ ꯐꯖꯕꯁꯦ ꯂꯩꯔꯦ ꯀꯨꯆꯨ ꯀꯨꯃꯦꯟ ꯁꯦꯠꯊꯣꯛ ꯆꯥꯊꯣꯛꯄꯗ ꯌꯥꯝ ꯄꯛꯆꯕ ꯌꯥꯝ ꯂꯦꯝꯕ ꯐꯖꯕ ꯑꯉꯥꯡꯁꯤꯡ ꯅꯍꯥꯁꯤꯡ ꯌꯥꯝ ꯂꯩꯔꯦ ꯌꯨꯠꯁꯤꯡꯀꯣ ꯂꯩꯁꯥꯕꯤ ꯄꯥꯈꯪꯁꯤꯡ ꯑꯗꯣ ꯌꯥꯝ ꯐꯖꯩꯌꯦ ꯖꯨꯝꯕꯥ ꯆꯣꯡꯕꯗ ꯂꯥꯛꯏꯕ ꯂꯩꯁꯥꯕꯤ ꯃꯆꯥ ꯄꯥꯈꯪ ꯃꯆꯥꯁꯤꯡ ꯌꯨꯠꯁꯤꯡꯗꯣ ꯌꯥꯝ ꯐꯖꯩꯌꯦꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯃꯣꯏꯅꯒ ꯆꯣꯡꯕ ꯈꯣꯠꯄꯗꯣ ꯌꯦꯡꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦꯕꯀꯣ ꯑꯗꯣ ꯌꯨꯠꯁꯤꯡꯁꯤꯅ ꯁꯨꯃꯥꯏꯅ ꯊꯕꯛꯀ ꯑꯃ ꯆꯤꯜꯍꯜꯂꯛꯑꯒ ꯃꯊꯧ ꯑꯃ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡ ꯐꯕꯔꯣꯝꯗ ꯑꯦꯔꯣꯕꯤꯛ ꯑꯣꯏꯒꯦꯔꯥ ꯖꯨꯝꯕꯥ ꯑꯣꯏꯒꯦꯔꯥ ꯆꯞ ꯃꯥꯟꯅꯩ ꯖꯣꯒ ꯑꯣꯏꯒꯦꯔꯥ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯑꯄꯥꯝꯕꯗꯨꯅꯤ ꯑꯗꯣ ꯏꯁꯥꯁꯦ ꯐꯅ ꯍꯦꯜꯗꯤ ꯑꯣꯏꯅ ꯅꯥꯗ ꯌꯦꯛꯇꯅꯕ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯐꯤꯒꯔ ꯀꯩꯀꯥꯁꯨ ꯌꯥꯎꯔꯒ ꯂꯣꯏ ꯐꯅ ꯊꯝꯅꯕꯒꯤ ꯃꯥꯏ ꯇꯣꯉꯥꯟꯕ ꯂꯝꯕꯤꯗꯣ ꯆꯪꯅꯕ ꯋꯥꯅꯤ ꯂꯝꯕꯤ ꯇꯣꯉꯥꯟꯕ ꯋꯥꯅꯤ ꯑꯗꯣ ꯄꯨꯟꯕꯗꯤ ꯑꯃꯈꯛꯇꯪꯅꯦꯕ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯄꯥꯟꯗꯝꯗꯨꯗꯤꯀꯣ ꯑꯗꯨꯃꯥꯏꯅ ꯃꯣꯏꯅ ꯌꯨꯠꯁꯤꯡꯅ ꯌꯥꯝꯅ ꯁꯨꯃꯥꯏꯅ ꯊꯋꯥꯏ ꯌꯥꯎꯔꯒ ꯁꯨꯝꯕ ꯂꯝꯕꯤꯗ ꯆꯪꯉꯛꯄꯁꯦ ꯌꯥꯝ ꯐꯩꯌꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯁꯥꯊꯦꯛ ꯁꯥꯖꯦꯜꯒꯤꯗ ꯑꯩ ꯍꯟꯗꯛ ꯁꯔꯨꯛ ꯌꯥꯖꯔꯨꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯣ ꯃꯣꯏꯒꯤꯗꯣ ꯍꯟꯗꯛꯁꯨ ꯑꯃꯨꯛ ꯃꯣꯏ 50,000 ꯑꯣꯏꯌꯦ ꯃꯣꯏꯒꯤꯗꯣ ꯑꯗꯨꯒ 30,000 20,000 ꯐꯥꯔꯁ ꯁꯦꯀꯦꯟ ꯊꯥꯔ ꯑꯗꯨꯒ ꯀꯩꯅꯣꯁꯤꯡꯗꯨꯅ ꯑꯃꯨꯛ 5,000 ꯂꯣꯏ ꯑꯣꯏꯌꯦꯕ ꯃꯤ 10 ꯈꯟꯒꯠꯄꯗꯣ ꯑꯇꯩꯁꯤꯡꯗꯨꯅ ꯑꯗꯨꯒ ꯀꯩꯅꯣ ꯑꯗꯨꯃꯥꯏꯅ 3 months ꯆꯦꯂꯦꯟꯖꯤꯡ ꯀꯩꯅꯣꯗꯣ ꯑꯗꯨꯗꯣ ꯑꯗꯨꯝ ꯌꯥꯎꯕꯤꯌꯨ ꯍꯧꯖꯤꯛ ꯃꯣꯏꯒꯤ ꯁꯥꯊꯦꯛ ꯁꯥꯖꯦꯜꯑꯅ ꯀꯥꯟꯆꯤꯄꯨꯔꯗ ꯂꯩꯕꯁꯤꯗ
ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯍꯧꯔꯦ ꯃꯣꯏ ꯐꯣꯝ ꯊꯥꯔꯦ ꯑꯗꯣ ꯃꯣꯏꯒꯤ ꯀꯟꯇꯦꯛ ꯅꯝꯕꯔꯁꯦ ꯑꯩꯉꯣꯟꯗꯒꯤ ꯑꯗꯨꯝ ꯍꯪꯕꯤꯔꯛꯑꯣ ꯑꯗꯨꯒꯤ ꯀꯩꯅꯣꯁꯦ ꯌꯥꯎꯕꯤꯌꯨ ꯑꯗꯨꯒꯤ 3 monthsꯀꯤ ꯑꯣꯏꯕ ꯆꯦꯂꯦꯟꯖꯤꯡ ꯀꯩꯅꯣ ꯀꯝꯄꯤꯇꯤꯁꯟꯁꯦ ꯌꯥꯎꯕꯤꯌꯨꯕꯀꯣ 50,000ꯁꯨ ꯀꯦꯁ ꯑꯦꯋꯥꯔꯗꯅꯤ ꯐꯥꯔꯁꯁꯦ ꯁꯦꯀꯦꯟ ꯊꯥꯔ ꯑꯗꯩ ꯀꯩꯅꯣꯁꯤꯡ ꯂꯣꯏꯅ ꯀꯟꯁꯣꯔꯁꯤꯌꯝ ꯄ꯭ꯔꯥꯏꯖ ꯂꯣꯏ ꯂꯩꯗꯅꯀꯣ ꯏꯁꯥꯁꯨ ꯐꯕ ꯑꯗꯣ ꯁꯤꯒꯤ ꯃꯣꯏꯒꯤꯁꯤꯗꯤ ꯌꯥꯎꯕꯤꯅꯤꯡꯕ ꯑꯗꯩ ꯃꯣꯏꯒꯤ ꯁꯦꯟꯇꯔꯁꯤꯗ ꯖꯨꯝꯕꯥ ꯆꯣꯡꯅꯤꯡꯕ ꯆꯠꯄꯤꯅꯤꯡꯕ ꯂꯩꯔꯁꯨ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯋꯥꯆꯞꯇ ꯑꯗꯨꯝ ꯁꯥꯊꯦꯛ ꯁꯥꯖꯦꯜꯒꯤ ꯀꯟꯇꯦꯛ ꯅꯝꯕꯔ ꯏꯆꯦꯅ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩ ꯑꯗꯨꯝ ꯁꯦꯌꯔ ꯇꯧꯖꯔꯛꯀꯦꯀꯣ ꯑꯗꯨꯃꯥꯏꯅ ꯑꯩꯅ ꯑꯗꯨꯝ ꯑꯦꯡꯒꯤ ꯇꯦꯁꯇꯤꯒꯤꯁꯨ ꯑꯩꯉꯣꯟꯗ ꯃꯥꯒꯤꯗꯨ ꯍꯥꯞꯀꯠꯂꯤꯉꯩꯗꯨꯗꯗꯤ ꯃꯥꯒꯤꯗꯨ ꯍꯦꯛ ꯅꯝꯕ ꯉꯝꯍꯧꯗꯕ ꯑꯗꯨꯅ ꯑꯗꯨꯝꯁꯨ ꯍꯥꯞꯀꯠꯄ ꯅꯠꯇꯕꯅꯤ나 ꯑꯦꯡꯒꯤ ꯇꯦꯁꯇꯤꯅ ꯏꯟꯖꯥꯡ ꯃꯈꯜ ꯃꯊꯦꯜ ꯑꯩꯈꯣꯏꯒꯤ ꯃꯧꯁꯤꯡ ꯏꯅꯥꯎꯅꯨꯄꯤꯁꯤꯡꯅ ꯌꯥꯏꯁ꯭ꯀꯨꯜ ꯄꯨꯂꯤꯁ ꯂꯦꯟꯗ ꯌꯣꯜꯂꯤꯕꯁꯦ ꯁꯤꯒꯤꯁꯨ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯍꯪꯉꯛꯑꯦ ꯋꯥꯆꯞꯇ ꯑꯦꯡꯒꯤ ꯇꯦꯁꯇꯤꯒꯤ ꯅꯝꯕꯔ ꯏꯆꯦꯅ ꯑꯩ ꯑꯗꯨꯝ ꯁꯦꯌꯔ ꯇꯧꯕꯤꯀꯣ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯣ ꯃꯣꯏꯒꯤꯁꯨ ꯏꯟꯖꯥꯡ ꯃꯈꯜ ꯃꯈꯜ ꯃꯌꯥꯝꯗꯣ ꯑꯣꯔꯗꯔ ꯇꯧꯔꯛꯄ ꯌꯥꯎ ꯑꯗꯩ ꯂꯩꯕ ꯂꯥꯛꯄ ꯌꯥꯎ ꯑꯗꯩ ꯕꯥꯔꯗꯦꯒꯤ ꯀꯩꯒꯤ ꯍꯩꯖꯤꯡꯄꯣꯠꯀꯤ ꯌꯦꯟ KG 30 ꯉꯧꯕꯤꯔꯛꯎ ꯑꯗꯨ ꯑꯗꯥꯅ ꯄ꯭ꯂꯥꯎ ꯃꯤ ꯑꯗꯨꯒꯤ ꯄꯨꯕꯤꯔꯛꯑꯣ ꯍꯩꯖꯤꯡꯄꯣꯠꯀꯤꯅ ꯃꯌꯥꯝ ꯑꯃ ꯃꯣꯏꯁꯨ ꯑꯣꯔꯗꯔ ꯐꯖꯅ ꯂꯥꯛꯑꯦꯀꯣ ꯑꯗꯣ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯏꯅꯥꯎꯅꯨꯄꯤꯁꯤꯡꯗꯨꯅ ꯍꯤꯡꯅꯕ ꯃꯆꯥ ꯊꯥꯛꯄ ꯉꯝꯅꯕ ꯏꯃꯨꯡ ꯄꯨꯕ ꯉꯝꯅꯕ ꯂꯤꯆꯠ ꯁꯥꯖꯠ ꯁꯦꯡꯅ ꯊꯃꯣꯏ ꯁꯦꯡꯅ ꯄꯥꯡꯒꯜꯅ ꯁꯨꯔꯒ ꯅꯤꯌꯝ ꯆꯨꯝꯅ ꯃꯆꯥ ꯊꯥꯛꯆꯒꯦꯅ ꯆꯣꯡꯊꯣꯔꯛꯄꯗꯨꯗ ꯑꯗꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨꯀꯣ ꯆꯥꯅ ꯊꯛꯅꯕ ꯏꯟꯖꯥꯡ ꯃꯈꯜ ꯃꯈꯜ ꯑꯣꯔꯗꯔ ꯇꯧꯕꯤꯅꯤꯡꯕ ꯕꯥꯔꯗꯦꯒꯤ ꯑꯗꯩꯗꯤ ꯑꯦꯅꯤꯚꯔꯁꯔꯤꯒꯤ ꯑꯗꯨꯒ ꯍꯩꯖꯤꯡꯄꯣꯠꯀꯤ ꯀꯩꯒꯤ ꯑꯗꯨꯝ ꯑꯣꯔꯗꯔ ꯇꯧꯕꯤꯅꯤꯡꯕꯁꯤꯡꯅ ꯂꯣꯏꯅ ꯇꯧꯕꯤꯌꯨ ꯁꯤꯃꯁꯨꯀꯣ ꯑꯗꯨꯒ ꯁꯥꯊꯦꯛ ꯁꯥꯖꯦꯜꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯏꯁꯥꯁꯦ ꯐꯅ ꯍꯦꯜꯗꯤ ꯑꯣꯏꯅ ꯊꯝꯅꯤꯡꯕꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯁꯥꯊꯦꯛ ꯁꯥꯖꯦꯜ ꯖꯨꯝꯕꯥ ꯁꯤꯗꯁꯨ ꯀꯥꯟꯆꯤꯄꯨꯔꯁꯤꯗꯁꯨ ꯆꯠꯄꯤꯌꯨ ꯁꯤꯃꯁꯨ ꯑꯩꯅ ꯐꯣꯡꯗꯣꯛꯆꯔꯤ ꯑꯍꯥꯟꯕꯒꯤ ꯋꯥꯔꯤꯁꯤ ꯑꯩꯈꯣꯏꯒꯤ ꯉꯁꯤꯗꯒꯤ ꯆꯍꯤ 9ꯃꯨꯛꯀꯤ ꯃꯃꯥꯡꯗ ꯊꯦꯡꯅꯈꯤꯕ ꯌꯥꯝ ꯁꯥꯊꯤꯅ ꯊꯃꯣꯏ ꯁꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯅꯤꯀꯣ ꯑꯩꯅ ꯋꯥꯔꯤꯁꯦ ꯁꯨꯝ ꯂꯤꯒꯦ ꯇꯧꯔꯒ ꯌꯥꯝ ꯂꯨꯕ ꯋꯥꯔꯤꯁꯦ ꯌꯥꯝ ꯂꯨꯕꯁꯤꯗ ꯑꯩꯅ ꯅꯩꯅꯕꯁꯦ ꯑꯗꯨꯝ ꯉꯝꯗꯕ ꯁꯪꯗꯕ ꯑꯗꯨꯗ ꯈꯤꯇꯪ ꯇꯞꯅ ꯂꯤꯒꯦꯅ ꯊꯝꯃꯛꯄꯅꯦ ꯑꯗ ꯍꯟꯗꯛꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯀꯌꯥ ꯊꯃꯣꯏ ꯁꯣꯛꯄ ꯊꯧꯗꯣꯛ ꯀꯌꯥ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯦꯕ ꯃꯆꯥꯁꯤꯡꯁꯤꯅ ꯒ꯭ꯌꯥꯟ ꯇꯥꯗꯕꯗꯒꯤꯀꯣ ꯃꯃꯥ ꯃꯄꯥꯁꯤ ꯌꯥꯝ ꯁꯥꯊꯤꯅ ꯑꯋꯥꯕ ꯌꯦꯡꯕ ꯉꯝꯗꯕ ꯂꯨꯞꯊꯈꯤꯕꯗꯒꯤ ꯃꯃꯥꯏꯁꯦ ꯍꯪꯒꯠꯄ ꯉꯝꯗꯕ ꯃꯊꯥꯅꯅꯦ ꯀꯣꯛꯂꯨꯝꯗ ꯄꯨꯊꯕ ꯊꯥꯡꯗ ꯉꯝꯗꯕ ꯑꯗꯨꯒꯨꯝꯕ ꯄꯦꯔꯦꯟꯁ ꯀꯌꯥ ꯑꯃ ꯑꯩꯈꯣꯏꯅ ꯊꯦꯡꯅꯩꯌꯦꯕ ꯑꯗ ꯅꯨꯡꯉꯥꯏꯃꯟꯗꯗꯅ ꯁꯤꯒꯤ ꯋꯥꯔꯤꯁꯤꯁꯨ ꯑꯗꯨꯁꯤꯡꯗꯨꯒꯤ ꯃꯔꯛꯇ ꯑꯃꯅꯦꯕꯀꯣ ꯄꯦꯔꯦꯟꯁꯁꯤꯡꯗ ꯌꯥꯝ ꯁꯥꯊꯤꯅ ꯑꯋꯥꯕ ꯄꯣꯠꯂꯨꯝ ꯑꯣꯏꯈꯤꯕ ꯑꯗꯨꯒꯤ ꯋꯥꯔꯤꯁꯦ ꯂꯤꯖꯔꯛꯄꯅꯤ ꯌꯥꯝ ꯊꯃꯣꯏ ꯁꯣꯛꯈꯤ ꯊꯧꯗꯣꯛꯁꯦ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯋꯥꯔꯤ ꯂꯤꯔꯛꯑꯝꯗꯥꯏꯁꯦ ꯑꯩꯈꯣꯏꯅꯀꯣ ꯃꯇꯝꯗꯨꯒꯤ ꯊꯧꯗꯣꯛꯁꯦ ꯃꯤꯠꯇ ꯂꯣꯏ ꯎꯔꯛꯑꯦ ꯑꯗꯨꯒ ꯑꯉꯥꯡꯁꯤꯡꯗꯨꯒꯤ ꯃꯁꯛ ꯄꯦꯔꯦꯟꯁꯁꯤꯡꯗꯨꯒꯤ ꯃꯁꯛ ꯃꯣꯏꯅ ꯃꯊꯥ ꯁꯥꯈꯤꯕ ꯃꯣꯏꯒꯤ ꯃꯥꯏꯊꯣꯡ ꯀꯞꯄꯒ ꯉꯥꯡꯈꯤꯕ ꯊꯃꯣꯏ ꯁꯣꯛꯅ ꯉꯥꯡꯈꯤꯕ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯃꯊꯪ ꯃꯊꯪ ꯎꯔꯛꯑꯦꯕ ꯃꯤꯠꯇ ꯋꯥꯔꯤ ꯂꯤꯔꯝꯗꯥꯏꯁꯤꯗꯀꯣ ꯑꯗꯩ ꯋꯥꯔꯤꯁꯦ ꯅꯤꯡꯁꯤꯡꯕꯗꯁꯨ ꯑꯃꯨꯛ ꯅꯩꯅꯕ ꯃꯇꯝꯗꯁꯨ ꯑꯃꯨꯛꯀ ꯂꯣꯏ ꯎꯗꯣꯏꯅꯦꯕꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯇꯥꯔꯦꯅꯦ ꯃꯣꯏꯗ ꯁꯣꯛꯈꯤꯕ ꯊꯃꯣꯏꯗꯨꯃꯛ ꯑꯗꯨꯝ ꯑꯩꯈꯣꯏꯗꯁꯨ ꯑꯗꯨꯝ ꯐꯥꯎꯗꯕ ꯅꯠꯇꯦꯕꯀꯣ ꯅꯨꯡꯉꯥꯏꯇꯦ ꯌꯥꯝꯅ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦ ꯃꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯃꯆꯥꯁꯦ ꯃꯣꯏꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯤ ꯑꯩ ꯁꯦꯡꯅ ꯍꯥꯏꯗꯣꯛꯆꯔꯔꯣꯏꯒꯦ ꯐꯣꯔꯦꯟ ꯀꯟꯇ꯭ꯔꯤ ꯑꯃꯈꯛꯇ ꯀꯩꯒꯨꯝꯕ ꯑꯃꯈꯛ ꯇꯝꯕ ꯆꯠꯄꯅꯦ ꯖꯦꯅꯦꯔꯦꯜ ꯂꯥꯏꯟꯗꯤ ꯅꯠꯇ꯭ꯔꯦꯀꯣ ꯀꯩꯒꯨꯝꯕ ꯑꯃꯈꯛ ꯇꯝꯕ ꯆꯠꯄꯅꯦ ꯍꯥꯏꯔꯤꯕ ꯃꯣꯏꯅ ꯇꯝꯃꯤꯕ ꯂꯥꯏꯟꯁꯤ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯌꯥꯝ ꯆꯪꯕ ꯂꯥꯏꯟꯅꯦꯕ ꯄꯥꯛ ꯄꯥꯛ ꯇꯝꯕ ꯉꯝꯅꯗꯕ ꯂꯥꯏꯟꯅꯤ ꯑꯗꯨꯒ ꯅꯨꯄꯤ ꯃꯆꯥꯁꯤꯒꯤ ꯏꯃꯨꯡꯁꯤꯒꯤ ꯐꯤꯕꯝꯅ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯃꯄꯥꯁꯤ ꯑꯣꯖꯥ ꯑꯃꯈꯛꯅꯦ ꯃꯥ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯒꯤꯅꯦ ꯑꯗꯨꯒ ꯇꯨꯏꯁꯟ ꯃꯌꯥꯝ ꯇꯧꯋꯦ ꯇꯨꯏꯁꯟꯁꯦ ꯌꯥꯝ ꯇꯧꯋꯤ ꯃꯥꯁꯦ ꯍꯣꯝ ꯇ꯭ꯌꯨꯇꯔꯁꯦ ꯌꯥꯝ ꯆꯠꯂꯦ ꯃꯥꯁꯦ ꯑꯩꯈꯣꯏ ꯃꯌꯨꯝꯗꯅꯦ ꯇꯨꯏꯁꯟ ꯂꯣꯏ ꯇꯧꯕꯒꯤ ꯃꯇꯝꯁꯦ ꯐꯪꯗꯕ ꯑꯩꯈꯣꯏꯒꯤ ꯄꯦꯔꯦꯟꯁ ꯑꯐ ꯑꯐꯕ ꯁꯤꯡꯁꯤꯅꯅꯦ ꯃꯥꯏ ꯃꯆꯥ 2 ꯂꯩꯕ ꯑꯗꯒꯤꯗꯤ 3 ꯂꯩꯕ ꯁꯨꯝꯕꯁꯦ ꯄꯨꯂꯞ ꯄꯨꯂꯞ ꯁꯤꯒꯤ ꯑꯌꯨꯛꯁꯤꯃ ꯇꯝꯍꯟꯕ ꯅꯨꯡꯊꯤꯟꯁꯤꯃ ꯇꯝꯍꯟꯕ ꯅꯨꯡꯗꯥꯡꯁꯤꯃ ꯇꯝꯍꯟꯕ ꯁꯤꯗꯩꯁꯤꯗ 35,000 ꯄꯤꯕ ꯊꯥ ꯑꯝꯗ ꯄꯨꯡ ꯑꯅ ꯇꯧꯗꯕ ꯀꯣ ꯑꯌꯨꯛ ꯁꯨꯞꯄꯁꯤꯃ ꯑꯌꯨꯛꯀꯤ ꯄꯨꯡ 5ꯗꯩꯅ 8:30 ꯐꯥꯎ ꯁꯨꯃꯥꯏꯅ ꯑꯗꯩ ꯃꯇꯝꯗꯨꯗꯗꯤ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯁꯦ ꯈꯔ ꯊꯦꯡꯅ ꯂꯣꯏꯅ ꯍꯧꯅꯔꯝꯃꯦꯕ ꯌꯥꯝ ꯉꯟꯅꯗꯤ ꯍꯧꯅꯔꯝꯗꯦꯕ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯅꯨꯡꯊꯤꯟꯁꯦ ꯑꯩꯈꯣꯏꯒꯤ ꯄꯨꯡ 3:30ꯗꯒꯤꯅ ꯑꯗꯨꯝ 6 ꯁ꯭ꯋꯥꯏꯐꯥꯎ ꯇꯥꯛꯄ ꯑꯗꯩ ꯅꯨꯡꯗꯥꯡꯁꯤꯗꯅ 8ꯗꯒꯤ ꯄꯨꯡ 10 ꯁ꯭ꯋꯥꯏꯐꯥꯎ ꯇꯥꯛꯄ ꯁꯨꯃꯥꯏꯅ ꯁꯤꯞ 3ꯁꯦ ꯃꯥꯅ ꯂꯧꯋꯦꯕ ꯍꯥꯏꯔꯤꯕ ꯃꯥꯒꯤ 3ꯁꯤꯒꯤ ꯐꯦꯃꯤꯂꯤꯁꯦ ꯃꯥꯒ ꯃꯇꯝ ꯁꯥꯡꯅ ꯂꯣꯏꯅꯔꯛꯑꯕ ꯑꯗꯨꯝ ꯃꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯆꯥꯁꯤꯡꯁꯦ ꯃꯉꯣꯟꯗ ꯂꯣꯏ ꯇꯝꯍꯟꯈꯤꯕ ꯉꯥꯛꯇ ꯑꯣꯏꯕ ꯄꯨꯔꯥ ꯍꯛꯊꯦꯡꯅꯅ ꯁꯤꯟꯅꯕ ꯑꯩꯈꯣꯏꯒꯤ ꯃꯥꯅ ꯑꯌꯨꯛꯁꯤꯗ ꯇꯨꯏꯁꯟꯁꯦ ꯇꯧꯔꯝꯃꯒ
ngasi na kai bitar pa kai subject bitar pa sin hore nungtin phado ngodami si hore nungdang phado ngodami na haraga amuk ma lakpaga ihanbi adai ma takra takpa smaina ma je tuition torom bakhak na taba dai ta je loi lau bai tare nungtin tawriba angang du ju admaina pidharak pa jing je phan ba adagi di koi Saturday khudingi test tau bi ba de ma di Sunday ga ju suti tha da ba Sunday da na test ka tok pa smaina dai ta je mana all subjects se low ba adugi parents sing jina maon da angang masa ani leiba hum leiba je pulap sinna ba ada moi masimanaw gi masa hum mari je pulak ka sinna raga moi paisa khai ga naraga mana 15000 ga je adum pithok pa hai tare ne ko 12000 15000 smaina 10 gi mathak ngak tani admai tor ga ma je imung hum mari fajana loina raga admai oi ba ma gi je ko aduga magi school na muksaluba admai tawe aduga magi masaji ani ni mai masa ani ji ama nupa ji yam kanar poe sa nupa jina sahi tare ni pan dang ngai riba pesa yam sang riba matam oiba ada masa nu pi ji 12 loire aduga hai riba lion je mane am pa me ba sui matik pa me ada pam bagi mana adugi 12 loraga tuition ta holaga adugi exam do thab da phawrak treba adugi mana private oina thabane ba tambaje ko foreign countries da adu paisa jam sang ba koi ahan bagi jida lupa lakh asuk thi gadam ni gai sahim da 15 lakhs swaina dum sang nge ko admaina adugi ahum lakh thok na thi gadam ni gai na ahan bada koi 7 lakhs mu hana thi gadam ni gai na fain leiba adugi ma ji mawon da yam wajaba ko adugi paisa ji da mana ga lau masa am khaka magi leisan jai ba mana paisa tan san ja pa khot pa jing jina maru thang ga yaw ga yam wana ga lau masa am ga leisan jagi adai lau khaka ban thok ko lau jagi amai tro khitang moi je pisang sa ji ko me khitang maseng sa re khitang kom jana hinge hai ba mana masa ji yang chang lau ba mi so hen janing ba adugi masa je mana metana taklak pa ngang ne ba ko mana metana taklak pa ngang ne duna like phai ba masa nu pi je like phai ba adu irang phalang kai am ta yahon banate chalan ba kholan ba lilai sai yang ba mana bi matina ba am ta hon banate ba moi ga dum loina raga baza sat ke ma si ma lai ke hazu mama si ga dum jamina ba admaina section na hor pa ngang ne lekai da kai da yumdang kai thang nabda paklang lang paksan sana leirak pa ngang na te ba adu yam samjai ma ji am pangjai asugi matik samjai pangjai angang je ada amain tharam dai gi de am wana mapa jina koi gi magi leijaba malu thanglo ka kai khara yaur ba jing kak thatlaga ada gi de musu mang mingon dei khara ma puthok posin tawre raga han be pisa ji sillaga yam sathina wana mana thajagi ba ko ado ai gi sa je ai mangla lam khak tang di mang phawna ga dawre ko ana maon am nungai jaba aina asuk wana hona jarak pa je pothaba bo phangda gai na re hai bo oja oi ba hai si yam sa ti na wa ba thaba ama taw ba hai ba yam wai ba hai ba di koi gi tumning nge tum thok pa ya da ba ai ngasi di na re ai tok thoge ai tum thoke ha ra ya da bi ngamna ba hogol sa toini taw doine ba thaba ama taw ru ba hai ba je adugi mangon da ju pothaba bo phangja da ba yam wa ja ba hai tare ko amain hona ba mi sam khatane ba adu da magi paisa je sum tharak pa kholak pa da imung jida warak pa kholak pa मैम हेंगलेबा अदुगी लंबी सिते मसा जि थाजन गिबदगी दum पैसा gi matau ngak to oire sagi matau ngak to oire wai yamna ko adugo mu moigi jina magi kaino je koigi lauji bogda mu yon thok toineba lauji yon thoga mathangi ahanba sahi gi kaino jimadi mana khatang pu bane lak bane thang kak bane magi leijaba khara ne ko na gare ani subagi diung piningai chi ani so sahi gi ji gi leita dana ne lauji yon thoga ne ba mu thi ri je tang khai ma lawai je yam tang u bana te khatang manung hanjana leiba dum lak tawtre kak pi ba atmai oi doi ne ba adu ma toroga han bagi jung thijan gi bane ba adu admaina adum amadai khar pusan ba amadai khar laksan ba je hore ba moi ma sa nu pi gi da makta ko ada magi nu pi ji housewife oina leibani ma do manung masa masu honara ga kashu thoidok ba thabak chen thok pa je thok hoba su hoba je ma hai hodre matam ju phang hodre adai mai nu pa su ju mai dum cha thol lerani na masa jing yeng jan ba ko san ba dum tawre mana phi nu khala dum tek tek sa ja ba thoina makte du mang na mayam tan ba khot ba di oi da ba admai lai moi imung je nong nong magi masa ji gi paisa ji gi sarak ba adai mana tu san tawri ba imung gai dei paisa je hana oina bibi ona lau ba dai lising yang khai da pu gem pu san ba
ꯑꯗꯨꯃꯥꯏꯅ ꯃꯥꯁꯦ ꯄꯩꯁꯥ ꯃꯄꯨꯟꯁꯤꯗ ꯄꯩꯁꯥ ꯄꯨꯔꯛꯇꯕ ꯃꯥꯒꯤ ꯊꯣꯛꯄ ꯈꯔꯅ ꯉꯝꯅꯕ ꯆꯥꯖꯔꯛꯄ ꯑꯗꯨꯒꯤ ꯑꯍꯦꯟꯕꯗꯨꯅ ꯂꯧꯒ ꯂꯩꯁꯟꯖꯗꯅ ꯂꯧ ꯕꯟꯊꯣꯛꯀ ꯂꯧꯗꯅ ꯁꯨꯝ ꯇꯧꯖꯔꯛꯑꯝꯕꯁꯦ ꯂꯧ ꯕꯟꯊꯣꯛꯇꯨꯁꯨ ꯑꯃꯨꯛ ꯍꯟꯗꯣꯛꯍꯟꯈ꯭ꯔꯦꯀꯣ ꯂꯣꯏ ꯆꯪꯁꯤꯟꯈ꯭ꯔꯕꯅꯤ ꯃꯣꯏꯒꯤ ꯌꯨꯝ ꯃꯆꯦꯠ ꯍꯤꯡꯒꯣꯜ ꯃꯆꯦꯠꯇꯣ ꯑꯗꯒꯤ ꯍꯦꯟꯅ ꯀꯩꯝꯇ ꯂꯩꯇ꯭ꯔꯦꯀꯣ ꯑꯗꯨꯗꯤ ꯌꯥꯝ ꯆꯥꯎꯕ ꯖꯒꯥ ꯅꯠꯇꯦꯕ ꯃꯣꯏꯒꯤ ꯌꯨꯝ ꯍꯤꯡꯒꯣꯜꯁꯤꯗꯤ ꯑꯗꯨꯒ ꯑꯃꯨꯛ ꯄꯩꯁꯥꯁꯦ ꯃꯤꯉꯣꯟꯗꯩ ꯄꯨꯁꯟꯕ ꯂꯥꯛꯁꯟꯕ ꯂꯥꯛ 3-4 ꯍꯧꯖꯤꯜꯂꯛꯑꯕꯅꯤ ꯁꯤꯒꯤ ꯃꯊꯥ ꯃꯌꯥꯝꯁꯦ ꯌꯥꯝ ꯁꯥꯕ ꯑꯗꯨꯒ ꯃꯄꯥꯁꯦ ꯅꯥꯔꯕ ꯃꯥꯁꯦ ꯅꯥꯔꯕꯁꯤꯐꯥꯎ ꯍꯦꯛ ꯒꯨꯂꯤ ꯆꯥꯁꯜꯂꯒ ꯉꯝꯅꯕ ꯃꯤꯒꯤ ꯃꯆꯥ ꯇꯨꯏꯁꯟꯗꯣ ꯑꯦꯛꯖꯥꯝ ꯃꯌꯥ ꯑꯣꯏꯕꯅꯤꯅ ꯂꯦꯞꯄ ꯌꯥꯗꯕꯅꯤꯅ ꯆꯠꯂꯦꯕ ꯃꯃꯥꯁꯤꯅꯕꯨ ꯀꯞꯄꯤꯀꯣ ꯃꯆꯥꯁꯤꯒꯤ ꯍꯣꯠꯅꯕꯗ ꯃꯥꯅ ꯃꯁꯥ ꯅꯥꯔꯕꯁꯤꯕꯨ ꯍꯦꯛ ꯇꯨꯏꯁꯟ ꯂꯦꯞꯇꯦꯀꯣꯅ ꯑꯅꯥꯕꯁꯦ ꯂꯣꯠꯂꯒ ꯈꯥꯡꯉꯒ ꯃꯥꯅ ꯇꯨꯏꯁꯟꯁꯦ ꯆꯠꯈꯤꯕ ꯁꯤꯒꯤ ꯆꯥꯡꯗ ꯅꯨꯄꯤꯁꯤꯒꯤ ꯃꯃꯥ ꯃꯄꯥꯁꯦ ꯁꯨꯃꯥꯏꯅ ꯍꯣꯠꯅꯕꯅꯤꯀꯣ ꯁꯤꯗ ꯑꯃꯨꯛ ꯃꯣꯏꯔꯣꯝꯒꯤ ꯅꯨꯄꯤꯁꯤꯒꯤ ꯑꯃꯨꯛ ꯊꯝꯈꯤꯒꯦꯕ ꯑꯗꯩ ꯑꯃꯨꯛ ꯅꯨꯄꯤ ꯃꯆꯥꯒ ꯄꯨꯟꯅ ꯊꯧꯗꯣꯛ ꯊꯣꯛꯃꯤꯟꯅꯗꯣꯏꯕ ꯅꯨꯄꯥ ꯃꯆꯥꯁꯦ ꯁꯤꯒꯤꯅ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯃꯃꯥꯒ ꯃꯄꯥꯒꯁꯦ ꯊꯕꯛ ꯇꯧꯋꯤ ꯑꯅꯤꯃꯛ ꯊꯕꯛ ꯇꯧꯋꯤ ꯑꯗꯨꯒ ꯊꯕꯛꯇꯤ ꯇꯧꯔꯒ ꯇꯣꯂꯣꯞꯇꯤ ꯌꯥꯝ ꯆꯥꯎꯕꯗꯤ ꯅꯠꯇꯕ ꯁꯔꯀꯥꯔꯒꯤ ꯊꯕꯛꯅꯤ ꯃꯣꯏꯒꯤꯅ ꯑꯗꯨꯒ ꯃꯣꯏꯒꯤ ꯏꯃꯨꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯆꯥꯁꯦ ꯌꯥꯝ ꯁꯦꯝꯅꯤꯡꯕ ꯃꯣꯏꯒꯤꯁꯨ ꯃꯆꯥꯁꯦ ꯃꯣꯏꯒꯤ ꯀꯩꯔꯣꯜ ꯂꯩꯀꯥꯏ ꯂꯩꯔꯤꯕ ꯏꯝꯐꯥꯜ ꯑꯦꯔꯤꯌꯥꯒꯤ ꯃꯣꯏꯁꯤꯅ ꯌꯥꯝ ꯀꯩꯅꯣ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦꯅꯦ ꯃꯣꯏꯒꯤ ꯂꯣꯏꯅꯃꯛ ꯃꯆꯤꯟ ꯃꯅꯥꯎ ꯁꯥꯒꯩ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯃꯆꯥꯁꯦ ꯂꯣꯏꯅ ꯃꯄꯥꯟꯗ ꯊꯥꯕ ꯂꯥꯏꯔꯤꯛ ꯇꯝꯕꯁꯦ ꯆꯠꯅꯕ ꯑꯣꯏꯌꯦꯕ ꯃꯣꯏꯒꯤ ꯑꯗꯥꯏ ꯂꯩꯀꯥꯏꯁꯦꯀꯣ ꯁꯥꯒꯩꯁꯤꯒꯤ ꯑꯣꯏꯅ ꯃꯔꯨ ꯑꯣꯏꯅ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯃꯥ ꯃꯄꯥꯁꯤꯡꯁꯦ ꯑꯌꯥꯝꯕ ꯂꯣꯏ ꯊꯕꯛ ꯇꯧꯅꯕ ꯑꯣꯏꯌꯦꯕ ꯑꯋꯥꯕꯁꯨ ꯎꯠꯊꯣꯛꯅꯤꯡꯗꯕ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅ ꯂꯩꯅꯕꯒꯤ ꯃꯑꯣꯡꯗ ꯑꯗꯨꯝ ꯑꯋꯥꯕꯁꯨ ꯂꯣꯠꯁꯟꯅꯕ ꯑꯣꯏꯅꯩ ꯑꯗꯨꯗ ꯃꯣꯏꯁꯨ ꯃꯆꯥꯁꯦ 3ꯅꯦ ꯍꯥꯏꯔꯤꯕ ꯃꯆꯥꯅꯨꯄꯥꯁꯦ ꯑꯇꯣꯝꯕꯅꯤꯀꯣ ꯑꯇꯣꯝꯕꯅꯤ ꯑꯗꯨꯒ ꯃꯆꯦ ꯑꯃꯒ ꯃꯌꯥꯝꯕ ꯑꯃꯒ ꯂꯩ ꯑꯅꯤꯃꯛꯁꯤꯁꯨ ꯂꯣꯏꯅ ꯃꯄꯥꯟꯗ ꯂꯥꯏꯔꯤꯛ ꯇꯝꯃꯤꯕ ꯑꯗꯨꯒꯤꯁꯨ ꯊꯥꯕ ꯑꯗꯩ ꯃꯣꯏꯁꯨ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕꯁꯤ ꯃꯌꯥꯝꯕ ꯑꯍꯟꯁꯤꯅ ꯃꯣꯏꯒꯤꯗꯣ UPSC ꯑꯦꯛꯖꯥꯝ ꯊꯥꯕꯩ ꯑꯍꯥꯟꯕꯗ ꯑꯃꯨꯛ ꯈꯜꯂꯛꯇ꯭ꯔꯦ ꯑꯅꯤꯔꯛꯁꯨꯕ ꯊꯥꯅꯤꯅ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯔꯒ ꯗꯦꯜꯂꯤꯗ ꯄꯩꯁꯥꯁꯦ ꯆꯪꯅ ꯇꯨꯏꯁꯟ ꯇꯧꯔꯒ ꯂꯩꯕ ꯑꯣꯏꯕ ꯑꯗꯩꯗꯤ ꯑꯃꯨꯛ ꯃꯆꯦꯁꯤꯁꯨ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯔꯤꯕ ꯃꯥꯁꯇꯔ ꯇꯧꯔꯤꯕ ꯑꯗꯩ ꯑꯃꯨꯛꯁꯨ ꯃꯥꯒꯤꯁꯨ ꯑꯃꯨꯛ ꯍꯥꯏꯔꯤꯕ ꯑꯗꯨꯗꯤ ꯃꯌꯥꯝꯕꯁꯤꯅ ꯁꯤ ꯑꯣꯏꯔꯛꯄ ꯃꯆꯦꯁꯤꯅ ꯁꯤ ꯑꯣꯏꯁꯜꯂꯛꯄ ꯑꯗꯩ ꯏꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯁꯤꯅ ꯁꯤ ꯑꯣꯏꯕ ꯀꯥꯟꯗ ꯄꯦꯔꯦꯟꯁꯀꯤ ꯃꯃꯥ ꯃꯄꯥ ꯑꯁꯥꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕꯗꯣ ꯃꯣꯏꯒꯤ ꯃꯤ ꯑꯃ ꯑꯣꯏꯔꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯅ ꯋꯥꯔꯤꯁꯦ ꯂꯣꯏꯅ ꯀꯣꯛꯇꯣꯏꯅꯤ ꯃꯣꯏꯅ ꯃꯇꯤꯛ ꯆꯥꯅ ꯂꯩꯍꯧꯕꯗꯨꯅꯤ ꯀꯥꯏꯅ ꯃꯣꯏꯁꯦ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯒꯤ ꯏꯃꯨꯡ ꯑꯣꯏꯅ ꯇꯧꯕ ꯃꯌꯥꯝꯕ UPSC ꯊꯥꯔꯤꯕ ꯈ꯭ꯋꯥꯏ ꯑꯍꯟꯁꯦ ꯁꯤꯁꯦ ꯌꯥꯝ ꯂꯥꯏꯔꯤꯛ ꯍꯩꯕꯀꯣ ꯑꯗꯨꯅ ꯃꯥꯅ ꯑꯃꯨꯛ ꯃꯥꯏ ꯃꯆꯟꯅꯨꯄꯤꯒ ꯃꯅꯥꯎꯅꯨꯄꯥꯒꯁꯦ ꯃꯦꯠꯇꯅ ꯃꯥꯅ ꯑꯃꯨꯛ ꯍꯣꯠꯅꯔꯛꯑꯒ ꯃꯣꯏꯗꯤ ꯂꯥꯏꯔꯤꯛꯀꯤ ꯑꯗꯨꯝꯕ ꯑꯣꯏꯌꯦꯕ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯃꯆꯥꯁꯤꯁꯨ ꯀꯩꯅꯣꯁꯤꯅ ꯃꯆꯦꯒ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯕꯁꯤꯒꯅ ꯃꯦꯠꯇꯅ ꯇꯥꯛꯇꯅ ꯃꯣꯏꯁꯦ ꯀꯣꯏꯔꯦ ꯃꯣꯏꯗꯤ ꯐꯦꯃꯤꯂꯤ ꯄꯨꯟꯅ ꯆꯠꯄ ꯅꯣꯡ ꯐꯥꯗꯣꯛ ꯀꯣꯏꯊꯣꯛꯎꯁꯦ ꯍꯥꯏꯔꯁꯨ ꯑꯗꯩ ꯃꯃꯥꯏ ꯃꯄꯥꯝꯒꯨꯝꯕꯗ ꯆꯠꯄ ꯃꯃꯥꯒꯤ ꯃꯟꯗꯣꯝꯆꯥ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯒ ꯆꯥꯛ ꯆꯥꯃꯤꯟꯅꯕ ꯃꯣꯏꯗ ꯑꯃꯨꯛ ꯆꯥꯕ ꯑꯗꯩ ꯃꯃꯥꯏ ꯃꯄꯥꯝꯗ ꯑꯃꯨꯛ ꯆꯥꯕ ꯑꯗꯩ ꯃꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯤ ꯍꯣꯏꯗ ꯑꯃꯨꯛ ꯆꯥꯕ ꯁꯨꯃꯥꯏꯅ ꯃꯣꯏꯁꯤ ꯂꯩꯌꯦꯕ ꯃꯣꯏꯁꯨ ꯌꯥꯝꯅ ꯅꯨꯄꯥ ꯃꯆꯥꯁꯤ ꯂꯥꯡꯗꯅ ꯈꯣꯠꯇꯅ ꯃꯃꯥꯟꯅꯕ ꯇꯤꯟꯅꯗꯅ ꯈꯣꯠꯇꯅ ꯃꯅꯤꯡ ꯇꯝꯅ ꯉꯥꯎꯕ ꯈꯣꯠꯄ ꯑꯉꯥꯡ ꯑꯣꯏꯗꯦꯕ ꯃꯣꯏꯒꯤꯁꯨ ꯑꯗꯨꯒ ꯂꯥꯏꯔꯤꯛꯁꯨ ꯍꯩꯌꯦꯕ ꯃꯁꯥꯒꯤꯁꯨ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥꯁꯤꯁꯨ ꯑꯗꯨꯒ ꯃꯥꯁꯨ ꯍꯥꯏꯔꯤꯕ ꯂꯥꯏꯟꯁꯤꯗ ꯃꯄꯥꯁꯤꯅ ꯌꯥꯝ ꯄꯥꯝꯖꯩ ꯃꯥꯅ ꯁꯤ ꯑꯣꯏꯕ ꯃꯥꯅ ꯁꯤ ꯑꯣꯏꯕ ꯃꯥꯅ ꯁꯤ ꯑꯣꯏꯕꯅ ꯑꯗꯣ ꯃꯣꯏ ꯃꯁꯥꯅꯁꯨ ꯈꯟꯖꯕꯅꯦꯕ ꯑꯄꯥꯝꯕꯁꯦ ꯑꯩꯗꯤ ꯕꯕꯥ ꯁꯤ ꯑꯗꯨꯝ ꯍꯣꯠꯅꯖꯒꯦ ꯑꯩ ꯁꯤ ꯄꯥꯝꯃꯦꯅꯗ ꯃꯥ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥ ꯃꯆꯥꯁꯤꯁꯨ ꯑꯗꯨ ꯊꯥꯕꯗ ꯁꯔꯀꯥꯔꯒꯤ ꯑꯣꯏꯅ ꯇꯝꯍꯟꯒꯗꯕꯁꯦ ꯊꯥꯕꯗ ꯐꯥꯎꯔꯛꯇꯕꯗꯒꯤ ꯄ꯭ꯔꯥꯏꯚꯦꯠ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯐꯣꯔꯦꯟ ꯀꯟꯇ꯭ꯔꯤꯁꯤꯗ ꯇꯝꯕ ꯊꯥꯕꯅꯦꯕ ꯃꯣꯏꯒꯤꯁꯨꯀꯣ ꯑꯗꯨꯒ ꯃꯣꯏꯒꯤꯁꯤꯅ ꯑꯃꯨꯛ ꯃꯃꯥ ꯃꯄꯥꯒꯤ ꯇꯣꯂꯣꯞꯁꯤꯗ ꯍꯦꯟꯅ ꯒꯨꯁ ꯑꯃꯐꯥꯎ ꯐꯪꯗꯕ ꯑꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯍꯟꯒꯤ ꯃꯆꯥꯅꯨꯄꯤꯒꯤ ꯑꯗꯩ ꯑꯇꯣꯝꯕꯒꯤꯅ ꯊꯥꯈ꯭ꯔꯒ ꯄꯩꯁꯥꯁꯦ ꯂꯦꯝꯗꯕ ꯑꯗꯨꯒ ꯈꯤꯇꯪ ꯑꯍꯦꯟꯕꯒ ꯍꯥꯏꯔꯛꯄꯁꯦꯀꯣ ꯑꯅꯥ ꯑꯌꯦꯛꯀ ꯌꯥꯎꯔꯛꯄꯁꯤ ꯃꯃꯥꯁꯤ나 ꯑꯩꯈꯣই ꯁꯅꯥꯒꯨꯝꯕ ꯕꯟꯗꯣꯞ ꯊꯝꯕ ꯑꯗꯨꯒ ꯑꯗꯩ ꯃꯥꯏ ꯃꯔꯨꯞꯀ ꯈꯤꯇꯪ ꯌꯥꯎꯖꯕꯗꯨꯅꯒ ꯑꯃꯨꯛ ꯍꯟꯕ ꯑꯗꯩ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯗꯒꯤ ꯃꯄꯥꯝꯂꯣꯝꯒꯤ ꯑꯗꯨꯃꯥꯏꯅ ꯈꯔ ꯍꯪꯅꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏꯌꯦꯕ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯑꯣꯏꯅꯗꯤ ꯀꯩꯝ ꯍꯪꯅꯗꯕ ꯃꯣꯏꯁꯦ ꯀꯩꯒꯨꯝꯕ ꯊꯥ ꯑꯃꯃꯝꯗ ꯂꯩꯅꯕ ꯑꯗꯨꯒ ꯁꯥꯒꯩꯁꯤꯒꯤ ꯑꯣꯏꯕ ꯀꯩꯅꯣꯃꯗ ꯃꯣꯏꯁꯦ ꯄꯨꯟꯕ ꯑꯗꯨ ꯅꯠꯇꯅ ꯄꯨꯟꯅꯗꯕ ꯃꯥꯒꯤ ꯕꯤꯜꯗꯤꯡ ꯌꯨꯝꯁꯤꯗ ꯆꯪ ꯂꯩꯅꯈ꯭ꯔꯒ ꯊꯕꯛ ꯆꯠꯀꯦ ꯍꯥꯏꯔ ꯀꯥꯔꯗ ꯊꯣꯛꯅꯕ ꯑꯗꯨꯒꯨꯝꯕ ꯁꯥꯒꯩꯅꯦꯕ ꯃꯣꯏ ꯍꯧꯔꯛꯏꯕ ꯃꯣꯏꯒꯤ ꯏꯃꯨꯡꯁꯤꯅ ꯅꯨꯄꯥ ꯃꯆꯥꯒꯤꯀꯣ ꯑꯗ ꯃꯣꯏꯒꯤꯁꯨ ꯀꯣꯟꯅꯗꯗꯅ ꯃꯃꯥꯒ ꯃꯄꯥꯒꯁꯤꯅ ꯑꯩꯈꯣꯏꯒꯤ ꯉꯥ ꯑꯃꯇꯪ ꯑꯁꯤꯁꯦ ꯆꯥꯅꯤꯡꯉꯦ ꯍꯥꯏꯔꯐꯥꯎꯗ ꯑꯉꯥꯡꯒꯤ ꯄꯩꯁꯥ ꯊꯥꯕ ꯀꯣꯟꯅꯔꯣꯏꯀꯣꯅ ꯆꯥꯊꯣꯛꯇꯕ ꯑꯗꯨꯃꯥꯏꯅ ꯋꯥꯅ ꯍꯣꯠꯅꯕ ꯑꯣꯏꯌꯦꯕ ꯑꯗꯨꯒ ꯑꯃꯨꯛ ꯀꯩꯅꯣꯁꯦ
marak amakak mapaze magi office amada mu transfer chatleba adari kitang magi goods lay goods kitang phangak tanane side ki oiba adu kitang phangak tana masa nu pa tomba jigi mana chaning bo khotning ba ga se foreign da foreign country da leibanina ma se ga mayam ba ga di delhi leibane ba aduna amaduna foreign da leibo oibanina yam lapna leibanina nang adum chaning thakning bado chaw kholu ga na pisa kitang ga hena thabi ba ga ju matam khara ngamme ba adumaina sumain leina ba ma pa ne ba ko side ani je aduga angang ani se kamai taw gap da moina satli ba ji mi khoi mai ge adumaina sigi lamda si je tamba thage sigi lamda si tamba thage abje koi manipur gi sin ba mi leidana adumaina moi gi ju kai taw ba mi ama khangna sin ba ne ba mi ji gi through da moina loina mak dakar oi ba si asang ka kai loi thajala mi jena loi sin doine angang ga je pura pura ga hairiba mafam du da loi mana thillo doine ko angang ga je han ba gi loi sinaram doine da admission taw pokot pa ma mana loi bak sin doine da airport da han ba ma bani thengna ba je imphal airport mai ma gi parents loi thinare ko ade imphal airport sida thengna ye han be u da angang ani je adum khoi gi nupa jina jo haipet nupi je pamjaba nusiba ma phau greba nupi jina jo nupa je nusiba ma phau greba moi ni je ko angang nupi mcha do khoi gine spec ama ope nupa ju spec ope duga nupi mcha je mamai ga je ton ga la ga khoi gi yam sung ngau de ma do mamai ga je sitna la don la ga yam nusiba angang ju oi ba mayang kang ju oi de noi ju oi de noi ba din ate duga mayang kang ba nata ba mamai mi ka don la ba do oi ba adu makom sa ga je dum bubu ko la ba oi ba du ngang do duga nupa mcha ji ju ne khoi gi ma sa yam nan ba ngang oi mayang di khara kang tak tor ga ne mai spec siga kusu je ngorop tor ga mai na masa je na le nupi da gi di man hele ngau ba mai oi ba da moi ni se tum jeng na ba kho na ba se sum taw re ba ya po si da gi ko mai parents loi tin na ra ini ko moi kon than pu je pulam ni sa toi je ko mai to parents kai sa na ga re khuram kharam ba taw na dana makut me asik na dana kho na dana adumaina pa na manam ganam piraga tamame adai moi ga tawri pa moi yo ja jana moi je manung da pusalaga phamme fly tarak pa ngai ko adu phambam je ju ma je dum yeng nei ko yeng nei adu pim sa ju mau sa na mi ju mama na bi ka kai ka tinarak tamina satli ba du da ju mai mama na bi hauna ra ga si satmina jen yaw pu ju ambu yaw de ma ju dum phamjai ada ngang pam sa du su ma gi ju ma ga tina ba loina ba hana khangna ra pom te yaw de sa le du da mi ka kau bo khot pa ma ju hai ba mi na te ba mi ambo loina da ba tina da ba imung oina haurak abani na adu mai na ma jum to min pham je ba ni sum yeng nei ko sum yeng nei ma ban je phone mai phone je sum yeng na le du sum yeng nei moi se du ga amo koi gi price tong khatna re moi je ko mai po sai bag nung la gas lo hapsan na gare da yi ka no du ga tong khatna re flight tong ba ju ju ma ban je mo mai na matai thang na na mu ta re ba tai thang na na khoi hex mai ma pa ti oi de pa jina ma tang han gi ba pi jin sa na ma tang han da ba da tai ba ko adu ma ban je sum pi jina su pi yang pa no pa sa sum tok san na ra ga dum sai sum yeng tarak pa ngon da yeng ira ga na ma ban je dum se da gi hau re ba dum du ga nupi je mati han bane ba flight tong pa je no mesina ko to no pa ji di ma se hoi kai hoi ma pan da lei bani na dum sa thok sa sin je khala taw re ma on da di adu flight tong ba han ba oi ba gi koi gi ka tra ga flight na ga pai khala ko da koi gi sor ga je thenga koi sa da yam ngai ta ba koi gi ko ka chi ngau ra han ba flight tong ba yam ngai ta ba ang khak lei ba adu je nupi sa ji di ma usa na ma je khala ju na galin ba oi ba lok thong gan ba ma sa je lai hau to gan ba sa gat kan ba lo lai ho sum ba je khala taw we ba nupi sa je khala na gal le ba aduga adugi ma je aduga ma di kitang jo haina dre ba ma je aduga ma sa je ma ngon da wa ba adai pakhat ba adai khangna sana ba do taw ba yaw da isi taw re jo haina ngai lai ta ba ma on da ya na da ba ama sum ma je wai ba ko adai da magi kano ji da nupam sa je na khange ba magi ma sa je kitang mana pakhat cha ba thakat cha ba koi ma sa je nungai je da ba ma na pi ka ga kano je to mai thong ji yang ba khange da na da mai taw sum ma ban je da mai sum yeng nei ko do kano je na koi gi ma je na kano ma nung ji da koi gi yar state sing na asapot kano mai janing ba long na ba mai yon ba ma thong tang lak pa nupam sa je na magi lo we da lo ba je nupim sa je da ma je
ꯌꯥꯝꯗꯤ ꯄꯤꯅꯤꯡꯕ ꯃꯥꯁꯤ ꯄꯤꯕꯁꯦ ꯃꯥꯁꯤꯅ ꯑꯃꯗꯤ ꯍꯦꯟꯅ ꯂꯧꯍꯧꯔꯦꯕ ꯄꯤꯒꯦꯅꯀꯣ ꯑꯗꯨꯝ ꯄꯤꯕꯁꯤ ꯉꯝꯗ ꯑꯗꯨꯝ ꯗꯦꯜꯂꯤ ꯑꯦꯌꯥꯔꯄꯣꯔꯠ ꯌꯧꯔꯦꯀꯣ ꯑꯗꯨꯗꯤ ꯅꯨꯄꯤ ꯃꯆꯥꯁꯦ ꯃꯁꯥꯁꯦ ꯃꯥꯁꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯌꯥꯝꯅ ꯑꯗꯩꯗ ꯃꯥꯒꯤ ꯍꯧꯖꯤꯛꯀꯤ ꯑꯣꯖꯥꯗꯨꯗ ꯄꯨꯔꯛꯏꯕ ꯑꯣꯖꯥꯁꯤꯗ ꯃꯥꯅ ꯍꯥꯏꯔꯦꯕ ꯑꯗꯩ ꯑꯣꯖꯥꯁꯤꯅ ꯃꯥ ꯀꯨꯝꯊꯔꯝꯗꯥꯏꯁꯤꯗ ꯅꯪ ꯀꯩꯗꯧꯔꯦ ꯈꯣꯠꯂꯦ ꯑꯗꯨꯗꯨꯅ ꯁꯨꯝ ꯃꯥ ꯍꯥꯏꯐꯦꯠ ꯁꯦꯟꯅꯕꯤꯔꯦ ꯃꯥꯁꯦ ꯑꯇꯩ ꯑꯉꯥꯡꯗꯤ ꯍꯪꯉꯦ ꯅꯣꯏ ꯀꯩ ꯅꯨꯡꯉꯥꯏꯇꯕ ꯂꯩ ꯈꯣꯠꯂꯦ ꯑꯗꯨ ꯀꯩꯁꯨ ꯅꯨꯡꯉꯥꯏꯇꯕ ꯂꯩꯇꯦ ꯈꯣꯠꯇꯦ ꯍꯥꯏꯔꯦꯕ ꯑꯗꯩ ꯑꯣꯖꯥꯗꯨꯅ ꯍꯥꯏꯐꯦꯠ ꯃꯥꯗꯤ ꯁꯦꯟꯅꯕꯤꯔꯒ ꯑꯣꯖꯥꯁꯤꯅ ꯃꯈꯨꯠ ꯁꯝꯕꯤꯔꯒ ꯀꯩꯅꯣ ꯇꯧꯔꯦ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯕꯦꯛ ꯃꯆꯥ ꯑꯃ ꯄꯨꯁꯟꯅꯕꯁꯦ ꯃꯥꯒꯤ ꯑꯗꯨꯝꯕꯁꯦ ꯑꯣꯖꯥꯁꯤꯅ ꯌꯥꯟꯕꯤꯔꯦꯕ ꯑꯗꯨꯒ ꯅꯨꯄꯥ ꯃꯥꯏ ꯊꯣꯛꯄ ꯑꯇꯩꯗꯨꯗꯤ ꯆꯠꯅꯈ꯭ꯔꯦ ꯅꯨꯄꯥ ꯃꯆꯥꯁꯤ ꯅꯨꯡꯉꯥꯏꯇꯕꯩ ꯇꯨꯡ ꯑꯣꯏꯔꯞ ꯃꯥꯁꯤ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯁꯤꯗꯤ ꯃꯥꯅ ꯈꯪꯉꯦꯕ ꯑꯗꯨꯒꯤ ꯃꯥ ꯇꯨꯡ ꯑꯣꯏꯔꯞ ꯁꯨꯝ ꯏꯟꯅꯔꯦ ꯑꯗꯨ ꯃꯥꯅ ꯅꯨꯡꯉꯥꯏꯃꯟꯗꯗꯅ ꯁꯥꯔ ꯃꯥꯁꯦ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯅ ꯍꯪꯉꯦꯕ ꯃꯥꯁꯦ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯃꯥ ꯑꯍꯥꯟꯕꯅꯤ ꯐ꯭ꯂꯥꯏꯠ ꯇꯣꯡꯕꯁꯤꯁꯨ ꯑꯗ ꯃꯉꯣꯟꯗ ꯀꯌꯥ ꯀꯩꯅꯣ ꯑꯣꯏꯗ꯭ꯔꯦ ꯑꯗꯨꯒꯤꯅꯤ ꯈꯣꯠꯀꯤꯅꯦꯅ ꯍꯥꯏꯔꯦ ꯑꯗꯩꯗꯤ ꯃꯣꯏꯁꯦ ꯃꯥꯒꯤ ꯂꯒꯦꯖ ꯂꯧꯊꯅꯕ ꯑꯁꯤꯗ ꯑꯃꯨꯛ ꯃꯥꯁꯦ ꯑꯣꯖꯥꯁꯤꯅ ꯃꯥꯒꯤꯁꯦ ꯀꯔꯝꯕꯅꯣꯅ ꯉꯥꯏꯅꯔꯒ ꯑꯣꯖꯥꯁꯤꯅ ꯑꯣꯏꯅ ꯄꯥꯏꯕꯤꯔꯒꯦꯅ ꯉꯥꯏ ꯂꯩꯕꯁꯤꯗ ꯅꯨꯄꯥ ꯃꯆꯥꯁꯦ ꯑꯗꯒꯤ ꯌꯥꯎꯁꯟꯕ ꯍꯧꯔꯛꯑꯦꯕ ꯁꯥꯔ ꯃꯥꯏ ꯂꯒꯦꯖꯁꯦ ꯀꯔꯝꯕꯅꯣꯅ ꯅꯨꯄꯤ ꯃꯆꯥ ꯃꯈꯨꯠ ꯊꯤꯜꯂꯦꯕ ꯑꯁꯤꯅꯦꯅ ꯍꯥꯏꯕꯁꯤ ꯅꯨꯄꯥ ꯃꯆꯥꯁꯤꯡꯗ ꯁꯥꯔ ꯑꯩ ꯄꯥꯏꯖꯔꯛꯑꯒꯦ ꯑꯗꯨꯗꯨꯅꯗꯩ ꯃꯥꯒꯤꯁꯨ ꯄꯥꯏꯔꯦ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤꯁꯨ ꯃꯥꯅ ꯄꯥꯏꯔꯦ ꯇꯧꯔꯒ ꯑꯣ ꯐꯔꯦ ꯅꯪ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤꯔꯣꯅ ꯇꯧꯔꯒ ꯑꯣꯖꯥꯁꯤꯒ ꯃꯣꯏꯁꯦ ꯑꯗꯨꯝ ꯃꯣꯏꯁꯦ ꯑꯃꯨꯛ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯃꯣꯏꯅ ꯆꯠꯇꯣꯏꯕ ꯂꯝꯁꯤꯒꯤ ꯐ꯭ꯂꯥꯏꯠꯁꯦ ꯑꯃꯨꯛ ꯇꯣꯡꯈꯤꯗꯣꯏꯅꯦꯕ ꯑꯗꯨꯒꯤ ꯉꯥꯏꯅ ꯂꯩꯔꯦ ꯑꯃꯨꯛꯀꯣ ꯐ꯭ꯂꯥꯏꯠ ꯇꯥꯔꯛꯄ ꯃꯇꯝꯗꯣ ꯈꯤꯇꯪ ꯀꯥꯟꯅꯩꯌꯦꯕ ꯄꯨꯡ 3-4 ꯑꯗꯨꯒꯤ ꯑꯃꯨꯛ ꯉꯥꯏꯅ ꯂꯩꯕꯁꯤꯗ ꯑꯦꯌꯥꯔꯄꯣꯔꯠꯁꯤꯗ ꯃꯥꯁꯤꯅ ꯅꯨꯄꯤ ꯃꯆꯥꯁꯤꯅ ꯆꯨꯛꯊꯔꯒ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯋꯥꯔꯒ ꯐꯝꯃꯤꯕ ꯃꯥꯒꯤ ꯀꯩꯅꯣꯁꯤꯗ ꯌꯥꯝ ꯋꯥꯅ ꯂꯩꯕꯁꯤꯗ ꯅꯨꯄꯥ ꯃꯆꯥꯁꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯣ ꯑꯣꯖꯥꯁꯤꯗꯤ ꯑꯇꯩꯁꯨ ꯁꯨꯝ ꯁꯦꯟꯅꯕ ꯈꯣꯠꯄ ꯆꯥꯎꯌꯦꯡ ꯌꯦꯡꯕ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯁ꯭ꯋꯥꯏ ꯀꯩꯅꯣꯝꯃꯒꯤ ꯆꯠꯊꯣꯛꯈꯤꯕ ꯁꯨꯝ ꯇꯧꯕꯁꯤꯗ ꯃꯥꯅ ꯑꯗꯨꯝ ꯌꯦꯡ ꯂꯩꯔꯦꯕ ꯅꯨꯄꯤ ꯃꯆꯥꯁꯤꯗ ꯃꯥꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯅꯨꯄꯤ ꯃꯆꯥꯁꯤꯗꯤ ꯑꯇꯩꯗꯤ ꯑꯗꯨꯝ ꯃꯥꯒꯤ ꯑꯗꯨꯝ ꯈꯔ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯐ꯭ꯂꯥꯏꯠ ꯃꯅꯨꯡꯗ ꯁꯤꯠ ꯐꯝꯕꯗ ꯈꯣꯠꯄꯗ ꯑꯗꯒꯤꯗꯤ ꯏꯝꯐꯥꯜ ꯏꯌꯥꯔꯄꯣꯔꯠꯀꯤꯗ ꯐ꯭ꯂꯥꯏꯠ ꯇꯥꯔꯛꯄ ꯉꯥꯏꯔꯤꯉꯩꯒꯤꯗ ꯑꯗꯨꯝ ꯐꯝꯃꯤꯟꯅꯕꯗ ꯈꯔ ꯃꯥꯏ ꯁꯨꯝ ꯈꯪꯅꯈ꯭ꯔꯦ ꯃꯥꯏ ꯁꯨꯝ ꯋꯥꯔꯤ ꯑꯗꯨꯝ ꯁꯥꯟꯅꯈ꯭ꯔꯦꯕ ꯑꯗꯩ ꯑꯥꯗꯁꯨ ꯑꯗꯨꯝ ꯃꯥꯏ ꯃꯤ 2-3 ꯄꯨꯟꯁꯤꯜꯂ ꯃꯥꯏ ꯋꯥꯔꯤ ꯁꯥꯕ ꯀꯩꯅꯣꯝꯃ ꯑꯗꯨꯗ ꯌꯣꯜꯂꯤꯕꯁꯤꯡꯗꯨ ꯆꯥꯕ ꯂꯩꯔꯒ ꯈꯣꯠꯂ ꯂꯣꯏ ꯇꯧꯅꯈ꯭ꯔꯦ ꯃꯥꯁꯦ ꯅꯨꯄꯥ ꯃꯆꯥꯁꯤꯡꯁꯨ ꯉꯥꯏꯔꯦ ꯑꯗꯨꯃꯥꯏꯅ ꯂꯣꯏ ꯇꯧꯅꯈ꯭ꯔꯦꯕ ꯅꯨꯄꯤ ꯃꯆꯥꯁꯤꯗꯤ ꯑꯗꯨꯝ ꯃꯁꯥꯗꯣ ꯏꯍꯩ ꯍꯩꯅꯗꯅ ꯂꯩꯕꯁꯤꯗ ꯅꯨꯄꯥ ꯃꯆꯥꯁꯤ ꯅꯨꯡꯉꯥꯏꯇꯅ ꯃꯥ ꯆꯥꯎꯌꯦꯡ ꯑꯗꯨꯝ ꯌꯦꯡ ꯂꯩꯔꯦ ꯑꯗ ꯃꯣꯏ ꯁꯥꯗꯨꯅ ꯅꯪ ꯀꯩꯁꯨ ꯇꯧꯗꯦꯀꯣ ꯑꯗꯨꯗꯣ ꯏꯁꯤꯡ ꯈꯛꯇꯛ ꯆꯠꯂꯣ ꯑꯗꯨꯗ ꯍꯥꯏ ꯃꯥꯏ ꯀꯩ ꯆꯥꯅꯤꯡꯉꯦ ꯍꯪꯉꯦ ꯁꯥꯗꯨꯅ ꯃꯥ ꯆꯥꯅꯤꯡꯗꯦ ꯍꯥꯏꯌꯦꯕ ꯑꯗꯩ ꯃꯥꯁꯦ ꯑꯃꯨꯛ ꯁꯥꯗꯨꯝ ꯊꯣꯛꯈꯤꯕ ꯁꯨꯝ ꯇꯧꯕꯁꯤꯗ ꯃꯥ ꯅꯨꯡꯉꯥꯏꯇꯗꯅ ꯁꯥꯗꯨꯅ ꯐꯝꯃꯝꯕꯒꯤ ꯅꯨꯄꯤ ꯃꯆꯥꯗꯨꯒ ꯊꯪꯅꯕ ꯃꯐꯝꯗꯣ ꯃꯥ ꯆꯪꯉ ꯐꯝꯃꯦꯕ ꯅꯪ ꯅꯁꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ ꯍꯪꯉꯦꯕ ꯃꯥ ꯈꯨꯝꯕꯁꯨ ꯏꯀꯥꯏꯕ ꯅꯨꯄꯤ ꯃꯆꯥꯁꯦ ꯑꯗꯨꯃꯥꯏꯅꯁꯨ ꯃꯄꯨꯟꯁꯤꯗ ꯅꯨꯄꯥ ꯃꯆꯥ ꯑꯝꯇꯒ ꯑꯣꯟꯖꯟꯅꯔ ꯋꯥꯔꯤ ꯋꯥꯇꯥꯏꯁꯨ ꯁꯥꯔꯛꯇ꯭ꯔꯤꯕ ꯃꯄꯥ ꯑꯣꯏꯅꯁꯨ ꯅꯨꯄꯥ ꯀꯣꯏꯕ ꯈꯣꯠꯄ ꯁꯤꯒꯨꯝꯕꯒꯁꯤꯗꯤ ꯌꯥꯝ ꯁꯥꯊꯤꯅ ꯂꯥꯞꯅ ꯊꯝꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯑꯃꯐꯥꯎ ꯅꯨꯄꯥ ꯃꯆꯥ ꯑꯝꯇꯒ ꯃꯥꯁꯦ ꯑꯣꯟꯖꯟꯅꯔ ꯋꯥꯔꯤ ꯁꯥꯗ꯭ꯔꯤꯕ ꯑꯗꯨꯒ ꯃꯣꯏ ꯕꯕꯥꯅ ꯑꯣꯖꯥ ꯑꯣꯏꯔꯤꯕ ꯁ꯭ꯀꯨꯜꯁꯤꯗ ꯃꯥꯁꯦ ꯇꯝꯃꯛꯄꯅꯤꯅ ꯑꯣꯖꯥꯒꯤ ꯃꯆꯥꯅꯨꯄꯤꯅꯤ ꯑꯗꯨꯒ ꯂꯥꯏꯔꯤꯛꯁꯨ ꯍꯩꯕ ꯃꯤꯁꯨ ꯑꯝꯇ ꯇꯤꯟꯅꯗꯕ ꯃꯣꯏ ꯕꯕꯥꯁꯤꯒ ꯑꯗꯨꯝ ꯁ꯭ꯀꯨꯜ ꯀꯥꯃꯤꯟꯅꯔꯛꯄ ꯁ꯭ꯀꯨꯜ ꯑꯗꯨꯝ ꯍꯟꯈꯤꯕ ꯑꯗꯨ ꯑꯣꯏꯕꯅꯤꯅ ꯅꯨꯄꯥ ꯃꯆꯥꯁꯤꯡꯅ ꯀꯅꯥꯝꯐꯥꯎꯅ ꯃꯉꯣꯟꯗ ꯀꯣꯏꯒꯦ ꯈꯣꯠꯀꯦ ꯍꯥꯏꯔꯛꯄ ꯍꯧꯕ ꯈꯣꯠꯄ ꯀꯔꯤꯝꯐꯥꯎ ꯍꯥꯏ ꯉꯝꯗꯦꯕ ꯂꯥꯏꯔꯤꯛꯁꯨ ꯍꯩꯕꯅꯤꯅꯀꯣ ꯑꯗꯩꯗꯤ ꯑꯣꯖꯥꯅꯤꯅ ꯃꯄꯥꯗꯨꯁꯨ ꯅꯨꯄꯤ ꯃꯆꯥꯗꯨꯁꯨ ꯁ꯭ꯀꯨꯜꯗꯁꯨ ꯃꯤ ꯑꯃꯇ ꯇꯤꯟꯅꯗꯕꯅꯤ나 ꯑꯗꯨꯃꯥꯏꯅ ꯃꯥꯁꯤ ꯅꯨꯄꯥꯒꯗꯤ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯄꯥꯗꯤ ꯍꯥꯏꯔꯅꯨ ꯃꯃꯥꯟꯅꯕꯤ ꯅꯨꯄꯤꯒꯤꯐꯥꯎ ꯇꯤꯟꯅꯔꯛꯇꯕ ꯑꯉꯥꯡ ꯑꯣꯏꯕꯅꯤꯅ ꯑꯗꯨꯃꯥꯏꯅꯒ ꯅꯨꯄꯥꯅꯒ ꯃꯥꯏ ꯃꯅꯥꯛ ꯆꯪꯉꯒ ꯍꯪꯉꯛꯄꯗꯣ ꯃꯥꯗꯤ ꯌꯥꯝ ꯉꯛꯑꯕ ꯏꯀꯥꯏꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯈꯨꯝꯕꯁꯨ ꯉꯝꯗꯕ ꯑꯃꯁꯨ ꯉꯝꯗꯕ ꯃꯥꯁꯦ ꯇꯧꯔ ꯅꯣꯟꯊꯔ ꯑꯗꯨꯝ ꯂꯩꯕ ꯑꯗꯩ ꯅꯨꯄꯥ ꯃꯆꯥꯁꯤꯅ ꯉꯁꯥꯏ ꯃꯥꯅ ꯑꯥꯗ ꯃꯥ ꯄꯤꯖꯒꯦꯅ ꯂꯩꯔꯛꯄꯗꯣ ꯄꯨꯊꯣꯔꯛꯑꯦꯕ ꯑꯗꯣ ꯁꯤ ꯊꯛꯑꯣꯅ ꯍꯥꯏꯔꯒ ꯄꯤꯕ ꯅꯨꯄꯤ ꯃꯆꯥꯁꯤꯅ ꯌꯥꯅꯤꯅ ꯍꯥꯏ ꯃꯥ ꯏꯀꯥꯏꯗꯅꯀꯣ ꯑꯗꯨꯒ ꯅꯨꯄꯥ ꯃꯆꯥꯁꯤꯁꯨ ꯏꯀꯥꯏꯔꯦꯕ ꯃꯥꯁꯨ ꯑꯗꯨꯒ ꯅꯨꯄꯥ ꯃꯆꯥꯁꯤꯅ ꯅꯪ ꯉꯁꯥꯏꯗꯒꯤ ꯐ꯭ꯂꯥꯏꯠ ꯍꯦꯛ ꯇꯣꯡꯉꯛꯄꯗꯒꯤ ꯍꯧꯅ ꯑꯗꯨꯝ ꯅꯪꯅ ꯅꯨꯡꯉꯥꯏꯇꯕꯗꯣ ꯅꯁꯥ ꯑꯩ ꯑꯗꯨꯝ ꯈꯪꯉꯦ ꯅꯨꯡꯉꯥꯏꯇꯦ ꯑꯩꯈꯣꯏꯁꯦ ꯂꯝ ꯂꯥꯞꯅꯅꯦ ꯂꯩꯃꯤꯟꯅꯗꯣꯏꯁꯦ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯅꯁꯦ ꯁꯤ ꯊꯛꯆꯜꯂꯣ ꯉꯁꯥꯏ ꯑꯩꯅ ꯑꯥꯗ ꯂꯩꯕꯅꯦ ꯅꯪꯉꯣꯟꯗ ꯄꯤꯊꯛꯀꯦꯅ ꯑꯗꯣ ꯑꯩꯗꯣ ꯄꯤꯕ ꯉꯝꯗ꯭ꯔꯕ ꯑꯗꯣ ꯑꯩ ꯑꯃꯨꯛ ꯏꯀꯥꯏꯔꯅꯤ ꯅꯪꯅ ꯂꯧꯗ꯭ꯔꯗꯤ ꯍꯥꯏꯌꯦꯕ ꯑꯗꯩ ꯃꯥꯅ ꯅꯨꯡꯉꯥꯏꯇꯗꯅ ꯅꯨꯄꯤ ꯃꯆꯥꯁꯤꯅ ꯍꯥꯏꯐꯦꯠ ꯅꯣꯛꯂꯛꯇꯧꯔ ꯃꯥꯁꯨ ꯑꯩꯈꯣꯏꯒꯤ ꯏꯀꯥꯏꯗꯅ ꯃꯥꯁꯦ ꯃꯥꯏ ꯏꯁꯄꯦꯛꯇꯨꯒ ꯑꯗꯩ ꯃꯁꯝꯁꯦ ꯁ꯭ꯋꯥꯏꯗ ꯀꯛꯑꯒ ꯃꯥꯁꯦ ꯃꯁꯥꯏꯁꯦ ꯈꯔꯁꯨ ꯀꯛꯑꯦꯕ ꯑꯗꯨꯒ ꯃꯃꯥꯏꯁꯦ ꯈꯨꯝꯅꯕ ꯍꯣꯠꯅꯖꯕꯗꯣ ꯃꯥꯅ ꯑꯗꯨꯒ ꯂꯨꯃꯥꯟꯗꯨꯒ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯌꯥꯝ ꯏꯀꯥꯏꯅ ꯂꯧꯋꯦꯕ ꯑꯗꯨꯒ ꯊꯛꯄꯗꯨꯁꯨ ꯃꯔꯝꯗ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯌꯥꯝ ꯏꯀꯥꯏꯅꯒ ꯊꯛꯆꯩꯕ ꯃꯥꯅ ꯑꯗꯩ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯊꯛꯈꯤꯕꯗꯣ ꯍꯔꯥꯎꯔꯦ ꯃꯥꯅ ꯅꯨꯄꯥ ꯃꯆꯥꯁꯤꯅ ꯑꯗꯩꯗꯤ ꯑꯗꯨꯝ ꯃꯇꯝꯗꯣ ꯉꯥꯏꯕꯗ ꯑꯗꯨꯝ ꯅꯨꯄꯥ ꯃꯆꯥꯁꯤꯅ ꯑꯃꯃꯨꯛ ꯂꯩꯔꯛꯏ ꯃꯕꯥꯅꯤ ꯁꯨꯝ ꯆꯥꯃꯤꯟꯅꯩ ꯑꯗꯩꯗꯤ ꯅꯨꯄꯥ ꯃꯆꯥꯁꯤꯅ ꯄꯤꯔꯛꯄꯁꯦ ꯅꯨꯄꯤ ꯃꯆꯥꯁꯨ ꯑꯗꯨꯝ ꯆꯥꯔꯦ ꯃꯕꯥꯅꯤꯁꯦ ꯑꯗꯨꯝ ꯅꯣꯛꯃꯤꯟꯅꯔꯦ ꯌꯦꯡꯅꯔꯦ ꯑꯗꯨꯝ ꯇꯧꯔ ꯃꯕꯥꯅꯤꯁꯦ ꯑꯗꯨꯝ ꯀꯩ ꯍꯥꯏꯗꯣꯏꯅꯣ
amaju awaba kaubadu oinagreba adai mu moina sattoiba lamdui flight to mu taraktana moi jam tongminare adaju mai bag ka do loi luggage ka jenu pamsa loi happy ba adai mana manung flight mung do pusan ga da mai gi bag masa ga do pamsa ai hala ge ga har yan minna ba pan dum nungai re awani zum pun greba adai du daju flight se matam kara sang na tong doi minam manung flight mung da ka yon ba khopa lak ba do leidana nupam sa na pi dana chamin na dana adamai sum tawe aduga nungaina adum adamu moi lamdugi airport to tare adagi moina leidoiba mafam hostel do tana bus samda moi satminare adu ju pung 3 gi lambi oibako adadi mabanje bus do di phaminare mabani je ko aduga wari di am sabadi kaineba nasa kaisu tawdraba kotraba kaisu tawdre gumba khara hainaraga kaisam sade dei sing thakchalo na dum pirakpa dei asapo dum pirakpa mai sum mabanje ai sum tawnai wadi am ngangna de duga awabadi kauna rai tare no piji juma masaga ngamda nungai tabaga ji sum kaure no pajina moda yam kyar ga lobi badu ko magi di mai parents na kyar lorok pade hena kana amtana admaina magi damakta kyar lorok tiba mi ama khakne bana pije aduna ma di no pajina lobujina han bane ba ko manasu yam nu si gare ba no pa jina admaina moda kyar lobadu da adai moi agi lei ba hostel jung yaure yawbudu jumana sar mai bag se ai pai bi rage ma sa ngai tar sida ga loi pai bi ha mai tro ga moi hostel ji ka khat pa bo to ga moi ji hostel mai tro me ge se pulle adu ga hostel ji building je moi je mana su thek se mari thong sai ba mari thong na mai chhaw sida koi mayai sida makha sida koi gi keno ma sam khak lei ba ground ma sam khak sumang gi type tai tare adu mana mai on na da building ani mai on na ra pa da loi unaba mi thongnau pa na ba aduga mabani je mu moi ka khat pham jida nupi na som ka da ba nupan som ka da ba adu ka gi ba jida adu ka anda khaktang bag to nupi jina laure ha petang ban jin nok nei ko aduga lauraga ka khat kre nupi na nupi rom da duga mai magi room je mu silak pa da maban jong mayok na re ba ko mai thongnau jong mayok na re ba nupi ju sanga ga mai ka ja pe sem ge ko ken to da moi je room jam pi mi amang khakta ne room am da lai doi je bed am asam thai ko single gi am pik pa bed ma adu thongnau me thongnau mam loi pa le room ko dingi ko adu ga mu koi gi table ma sa ma tham me tul lama sina loire table ji ma sak sa ba like pa loi tok doi ne ba adai mai upu ma sa am ga thamam me ko piro la am na ba adai gi di kitchen gi type ta moi gi sum kai kai thamna ba rek ma sa am ga table oi le rek oi to bang ga lei loire amaina ma ju ai pe mai bed chi tha na ko tan loi sam sum thongnau ju mo ban si unna re ba adai dum ma ban je dum jeng na ba khot ba de ingit tong na ba thongnau je sak sa ra bra ga na moi gi sa na ba je moi na sak se lor mai room da sa na yi ba ko aduga adamai sum sare aduga mapan jidana gate ki wang ma jidana jang a thongba makhan kai mem yole adu moina saninga kana dum laira dum sa ba yai ba jang hek thangna gate ge thangna da ni phami jado gate ngai ba du da dum si lai ge si sa ga dum ya ba lam chap ya da ba mai na dang lai ba khot pa dukan thangna ba je kainom lai ba di dum ya ba ade moi je bus amada mu moina tam doiba mafam je sibo mu hostel dagi pui ba adu do minute raung am ki lambi mu oe ba armain tawe aduga lam dagi walgi oiba tongan ban lam dagi ni ko lakna ri je moi gi mafam ji da hostel je am sawe ba ko adani loi thungi je no pirom no parom ge ko adu maina lai di mapani je dum phone number ga longna re dai nonga laga moi gi tam doiba mafam je adu ho chat pada bus porap thoga moi ngai minna ba gate kaino makha je loi ngai doi ni bus se la e haibaga moi je thoga plo ka ki doi ni kai gum kandana moi na minute amani han basu yawi ade kai gum kandana adum bus na hana ngai ram basu yawi adu hana bus na le ramagana gate se hanga laung thamamani moi dum ka khala tong na grani namai na tawe ba adum mabai je bus ta ju phamin na re adai upam jajna tholak pa gi hek thangna ba du dagi ka kai mana leira aga moini bus mong samin na ba dai ada zu moina tammi pham du zu break ta mai tiffin samin na ba bani tum samin na ba ni pura pun gre dum mai gi tin na ba ko na ba taw jum ban je pura pun gre dai nu pam jajna ma bani phone number long na re dai nu pam jajna ju mon da nu si phong do re mana ju ya re mai na ma bani gi oi ba pura na yungi family adai mama pa na ada wa hoba
ꯃꯣꯏꯒꯤꯗꯃꯛꯇ ꯍꯣꯠꯅꯍꯧꯕ ꯃꯣꯏꯗ ꯊꯝꯃꯛꯏꯕ ꯑꯁꯥ ꯂꯣꯏ ꯀꯥꯎꯈ꯭ꯔꯦꯕ ꯃꯕꯥꯅꯤꯁꯦ ꯄꯨꯔꯥ ꯃꯕꯥꯅꯤ ꯈꯛꯇꯪꯒꯤ ꯑꯣꯏꯕ සංꯁꯥꯔ ꯑꯃꯗ ꯂꯩꯊꯣꯛꯈ꯭ꯔꯦꯕ ꯃꯕꯥꯅꯤꯗꯤ ꯅꯣꯡ ꯉꯥꯜꯂꯛꯄꯒ ꯊꯣꯡꯅꯥꯎꯁꯤꯗ ꯍꯥꯟꯅ ꯍꯥꯡꯗꯣꯛꯑ ꯌꯦꯡꯅꯔꯅꯤ ꯑꯗꯨꯝ ꯌꯦꯡꯅ ꯂꯥꯏꯔꯤꯛꯁꯦ ꯄꯥꯅꯔꯅꯤ ꯑꯗꯩ ꯑꯃꯨꯛ ꯃꯥꯏ ꯀꯩꯅꯣ ꯆꯥꯔ ꯊꯛꯑ ꯑꯗꯨꯝ ꯑꯃꯨꯛ ꯆꯠꯂꯅꯤ ꯃꯣꯏꯒꯤ ꯀꯩꯅꯣ ꯇꯝꯗꯣꯏꯕ ꯃꯐꯝꯁꯤꯗ ꯑꯗꯨ ꯆꯠꯂꯦ ꯕꯁꯁꯤꯗ ꯑꯃꯨꯛ ꯄꯨꯜꯂꯅꯤ ꯌꯧꯔꯦ ꯀ꯭ꯂꯥꯁ ꯑꯃꯨꯛ ꯄꯨꯜꯂꯤꯃꯤꯅ ꯑꯗꯨꯝ ꯌꯦꯡꯅꯔꯅꯤ ꯑꯗꯩ ꯑꯃꯨꯛ ꯍꯜꯂꯛꯑꯦ ꯍꯟꯃꯤꯟꯅꯔꯅꯤ ꯕ꯭ꯔꯦꯛꯇꯁꯨ ꯂꯣꯏꯅꯔꯅꯤ ꯃꯕꯥꯅꯤꯒꯤꯕꯨ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯍꯣꯁꯇꯦꯜ ꯔꯨꯝꯗ ꯂꯩꯅꯕ ꯃꯇꯝꯁꯤ ꯈꯛꯇꯅꯤ ꯀꯥꯏꯅꯕ ꯑꯗꯨꯁꯨ ꯑꯗꯨꯝ ꯌꯦꯡꯅꯔꯤꯅꯤ ꯑꯗꯩ ꯑꯍꯤꯡ ꯊꯦꯡꯉꯐꯥꯎ ꯇꯨꯝ ꯌꯥꯅꯗꯗꯅ ꯑꯗꯨꯝ ꯊꯣꯡꯅꯥꯎꯗ ꯌꯦꯡꯅꯕ ꯑꯗꯩꯗꯤ ꯃꯣꯏꯒꯤ ꯀ꯭ꯂꯥꯁꯁꯦ ꯅꯨꯡꯗꯥꯡꯒꯤ ꯂꯥꯏꯔꯤꯛ ꯄꯥꯕ ꯈꯣꯠꯄꯁꯦ ꯃꯣꯏꯒꯤ ꯁꯦꯜꯐ ꯁ꯭ꯇꯗꯤ ꯍꯣꯜꯑꯅ ꯂꯩꯕꯁꯤꯗ ꯃꯣꯏꯁꯦ ꯂꯣꯏ ꯂꯥꯏꯔꯤꯛ ꯄꯥꯅꯩꯌꯦꯕ ꯑꯗꯨ ꯄꯨꯡ 13 ꯃꯈꯥꯏ ꯁ꯭ꯋꯥꯏꯗ ꯂꯣꯏꯅꯩ ꯑꯗꯨꯁꯨ ꯑꯗꯨꯝ ꯌꯦꯡꯅ ꯃꯥꯏ ꯂꯥꯏꯔꯤꯛꯁꯦ ꯄꯥꯅꯔꯅꯤꯀꯣ ꯑꯗ ꯅꯨꯄꯤꯅ ꯅꯨꯄꯤꯒꯤ ꯁꯣꯝ ꯁꯥꯏꯗꯇ ꯐꯝꯕ ꯅꯨꯄꯥꯒꯤ ꯁꯥꯏꯗꯇ ꯐꯝꯕ ꯑꯗꯨꯒ ꯑꯗꯁꯨ ꯃꯕꯥꯅꯤꯁꯦ ꯆꯪꯉꯛꯑꯅꯤꯀꯣ ꯆꯪꯉꯛꯑꯒꯁꯨ ꯇꯨꯝꯕꯁꯦ ꯆꯪꯉꯛꯄ ꯃꯅꯨꯡꯗ ꯄꯥꯒꯦꯅ ꯄꯥꯍꯧꯕꯁꯨ ꯑꯗꯨꯝ ꯌꯥꯎꯏ ꯑꯗꯩ ꯁꯦꯜꯐ ꯁ꯭ꯇꯗꯤ ꯍꯣꯜꯁꯤꯗ ꯄꯥꯒꯦ ꯍꯥꯏꯔꯁꯨ ꯑꯗꯨꯝ ꯌꯥꯕ ꯑꯗꯨꯒ ꯃꯕꯥꯅꯤꯁꯦ ꯑꯗꯨꯝ ꯀꯥꯗ ꯄꯥꯅꯔꯒꯦꯅ ꯄꯥꯅꯍꯧꯔꯦ ꯑꯗꯨꯝ ꯃꯕꯥꯅꯤꯁꯦ ꯌꯦꯡꯅ ꯑꯗꯩ ꯑꯃꯨꯛ ꯃꯦꯁꯦꯁ ꯀꯩꯅꯣꯁꯦ ꯑꯃꯨꯛ ꯊꯥꯅꯗꯣꯏꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯝ ꯌꯦꯡꯅꯔꯒ ꯃꯕꯥꯅꯤꯁꯦ ꯑꯗꯨꯝ ꯑꯗꯨꯝꯕ ꯁꯪꯁꯥꯔ ꯑꯃꯗ ꯑꯗꯨꯝ ꯂꯦꯜꯂꯛꯑꯦ ꯃꯕꯥꯅꯤꯁꯦꯀꯣ ꯑꯗꯩꯗꯤ ꯅꯨꯄꯥ ꯃꯆꯥꯁꯤꯒꯤ ꯀꯩꯅꯣꯁꯤꯅ ꯃꯄꯥꯁꯤꯅ ꯃꯥꯒꯤ ꯍꯧꯖꯤꯛꯀꯤ ꯑꯣꯐꯤꯁ ꯑꯝꯗ ꯇꯥꯕꯒꯤ ꯄꯩꯁꯥ ꯈꯤꯇꯪꯒ ꯍꯦꯟꯅ ꯃꯥꯒꯤ ꯆꯥꯅꯤꯡꯕ ꯑꯃ ꯆꯥꯎ ꯈꯣꯠꯂꯣ ꯊꯥꯔꯛꯄꯁꯤ ꯃꯥ ꯅꯨꯄꯤ ꯃꯆꯥꯁꯤꯒ ꯑꯗꯨꯝ ꯆꯥꯃꯤꯟꯅꯔꯦ ꯈꯣꯠꯃꯤꯟꯅꯔꯦ ꯇꯧꯔꯦꯕ ꯑꯗꯩ ꯅꯨꯄꯤ ꯃꯆꯥꯁꯤꯒꯤꯁꯨ ꯁꯣꯝꯗꯗꯤ ꯄꯩꯁꯥꯁꯦ ꯊꯥꯕꯗ ꯋꯥꯈꯠꯂꯛꯏꯅꯤ ꯑꯗꯣ ꯃꯉꯣꯟꯗ ꯅꯨꯡꯉꯥꯏꯈꯤꯔꯣꯏꯅ ꯃꯃꯥ ꯃꯄꯥꯅꯗꯤ ꯍꯥꯏꯗꯣꯛꯇꯦꯕ ꯃꯉꯣꯟꯗ ꯋꯥꯕꯗꯣ ꯑꯗꯨ ꯌꯧꯅ ꯍꯥꯏꯗꯣꯛꯇꯦꯕꯀꯣ ꯑꯗꯨꯒ ꯃꯕꯥꯅꯤꯁꯦ ꯑꯩꯈꯣꯏ ꯊꯥ 4-5 ꯁ꯭ꯋꯥꯏꯐꯥꯎꯗꯤ ꯆꯝꯅ ꯅꯨꯡꯁꯤꯅꯔꯝꯃꯦꯕ ꯑꯗꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗꯗꯤ ꯃꯕꯥꯅꯤꯁꯤꯅ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯃꯣꯏꯒꯤ ꯍꯣꯁꯇꯦꯜꯁꯦ खितंग चेक्सꯟꯗꯕ ꯍꯥꯏꯗꯣꯏꯔꯥ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯃꯕꯥꯅꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯦꯕ ꯑꯩꯈꯣꯏꯒꯤ ꯑꯍꯤꯡꯁꯤꯗ ꯃꯕꯥꯅꯤꯁꯦ ꯅꯨꯡꯁꯤꯅꯕꯁꯦ ꯍꯦꯟꯃꯟꯅꯔꯛꯄꯅꯤꯅ ꯑꯍꯤꯡꯁꯤꯗ ꯂꯣꯏꯅ ꯇꯨꯝꯅꯈ꯭ꯔꯦꯗꯅꯀꯣ ꯑꯍꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯁꯤꯅ ꯂꯣꯟꯅ ꯃꯣꯏꯁꯦ ꯁꯨꯃꯥꯏꯅ ꯀꯥꯈꯠꯐꯝꯗꯤ ꯁꯣꯝꯗꯩ ꯀꯥꯈꯠꯅꯈ꯭ꯔꯦ ꯍꯥꯏꯁꯦ ꯕꯤꯜꯗꯤꯡꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯤꯃꯦ ꯍꯥꯏꯁꯦ ꯁꯝꯅꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯁꯤꯅ ꯂꯣꯟꯅ ꯂꯥꯛꯑꯒ ꯅꯨꯄꯤꯁꯤ ꯀꯥꯗ ꯆꯪꯉ ꯇꯨꯝꯃꯤꯟꯅꯔꯦ ꯃꯕꯥꯅꯤꯁꯦ ꯑꯗꯨꯒ ꯅꯣꯡꯉꯥꯟꯗ꯭ꯔꯤꯉꯩꯗ ꯅꯨꯄꯥꯁꯦ ꯊꯣꯛꯈꯤꯕ ꯁꯤꯁꯦ ꯑꯗꯨꯝ ꯃꯕꯥꯅꯤꯁꯦ ꯑꯗꯨꯝ ꯇꯨꯝꯃꯤꯟꯅꯔꯦꯕ ꯁꯨꯃꯥꯏꯅ ꯃꯕꯥꯅꯤꯒꯤ ꯅꯨꯡꯁꯤꯅꯕꯁꯤꯅ ꯍꯦꯟꯈꯤꯕꯅꯤꯅ ꯑꯉꯥꯡꯒ ꯑꯣꯏꯕꯅꯤꯅ ꯃꯣꯏꯅꯤꯁꯦ ꯑꯗꯨꯝ ꯃꯕꯥꯅꯤꯁꯦ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯑꯐꯕ ꯐꯠꯇꯕ ꯑꯗꯒꯤꯗꯤ ꯀꯩꯝ ꯈꯟꯊꯅꯍꯧꯗ꯭ꯔꯦꯀꯣ ꯃꯕꯥꯅꯤꯁꯦ ꯑꯗꯨꯝ ꯂꯣꯏꯅ ꯅꯨꯄꯤꯁꯤꯅꯁꯨ ꯌꯥꯔꯦ ꯅꯨꯄꯥꯁꯤꯅꯁꯨ ꯅꯨꯡꯁꯤꯔꯦ ꯑꯗꯨꯃꯥꯏꯅ ꯑꯗꯩ ꯅꯨꯄꯤꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯃꯣꯏꯁꯦ ꯕꯁꯁꯤꯒꯤ ꯚꯔꯥꯗꯤ ꯑꯃꯨꯛ ꯇꯣꯉꯥꯟꯅ ꯄꯤꯕ ꯅꯨꯃꯤꯠꯀꯤ ꯑꯣꯏꯅ ꯃꯣꯏ ꯍꯣꯁꯇꯦꯜꯗꯨꯅ ꯀꯟꯇꯦꯛ ꯇꯧꯖꯕꯩ ꯋꯥꯅꯤ ꯚꯔꯥꯗꯤ ꯇꯣꯉꯥꯟ ꯄꯤꯕ ꯍꯣꯁꯇꯦꯜꯒꯤ ꯑꯣꯏꯕ ꯕꯁ ꯅꯠꯇꯦꯕ ꯑꯗꯨ ꯚꯔꯥꯁꯦ ꯅꯨꯄꯥꯁꯤꯅ ꯑꯗꯨꯝ ꯄꯤꯕ ꯆꯠꯄꯒꯤ ꯍꯜꯂꯛꯄꯒꯤ ꯑꯗꯩ ꯑꯆꯥꯄꯣꯠ ꯆꯥꯕꯁꯨ ꯅꯨꯄꯤꯁꯤꯒꯤꯗꯤ ꯑꯦꯛꯁꯇ꯭ꯔꯥ ꯄꯩꯁꯥꯁꯤ ꯊꯥꯔꯛꯇꯦꯕ ꯋꯥꯕꯅꯤꯅꯀꯣ ꯅꯨꯄꯤꯁꯤꯅꯒꯗꯤ ꯃꯔꯛ ꯃꯔꯛꯇꯒꯗꯤ ꯂꯩ ꯑꯗꯨ ꯅꯠꯇꯅ ꯅꯨꯄꯥꯁꯤꯅ ꯑꯗꯨꯝ ꯂꯩꯌꯦꯕ ꯑꯗꯨꯁꯨ ꯑꯗꯩ ꯑꯃꯨꯛ ꯑꯗꯨꯃꯥꯏꯅ ꯃꯕꯥꯅꯤꯁꯦ ꯔꯤꯂꯦꯁꯟꯁꯦ ꯐꯖꯅ ꯑꯍꯥꯟꯕꯩ ꯆꯍꯤꯁꯤꯃ ꯊꯥ ꯅꯨꯡꯁꯤꯅꯕ ꯃꯇꯨꯡ ꯊꯥ 4-5ꯒꯤ ꯃꯇꯨꯡꯗ ꯑꯗꯨꯝ ꯊꯝꯅꯈ꯭ꯔꯦꯕ ꯑꯗꯨꯝ ꯊꯝꯅꯔꯦ ꯁꯥꯡꯅ ꯑꯗꯨꯒ ꯃꯌꯥꯝꯅꯁꯨ ꯃꯕꯥꯅꯤ ꯅꯨꯡꯁꯤꯅꯩꯁꯦ ꯇꯝꯃꯤꯟꯅꯔꯤꯕꯈꯩꯗꯨꯅ ꯂꯣꯏ ꯈꯪꯉꯦꯀꯣ ꯃꯕꯥꯅꯤꯁꯦ ꯑꯗꯩ ꯑꯗꯨꯝ ꯃꯕꯥꯅꯤ ꯑꯥꯗꯁꯨ ꯂꯣꯏꯅꯔꯒꯗ ꯂꯩꯕꯁꯤꯗ ꯁꯥꯎꯅꯕꯐꯥꯎ ꯌꯥꯎꯋꯦ ꯃꯤꯠ ꯅꯥꯟꯅꯕꯐꯥꯎ ꯌꯥꯎꯋꯦꯕ ꯅꯨꯄꯤꯗꯨꯁꯨ ꯃꯃꯥꯟꯅꯕꯤ ꯑꯃꯐꯥꯎ ꯇꯤꯟꯅꯗ꯭ꯔꯦ ꯅꯨꯄꯥꯗꯨꯁꯨ ꯃꯃꯥꯟꯅꯕ ꯑꯃꯐꯥꯎ ꯇꯤꯟꯅꯗ꯭ꯔꯦ ꯑꯗꯨꯝ ꯑꯥꯗꯁꯨ ꯃꯕꯥꯅꯤ ꯂꯣꯏꯅꯔꯦ ꯍꯣꯁꯇꯦꯜꯗꯁꯨ ꯃꯕꯥꯅꯤ ꯌꯦꯡꯅꯅꯤ ꯑꯗꯨꯅ ꯑꯗꯨꯝ ꯃꯕꯥꯅꯤꯁꯦ ꯑꯗꯨꯝ ꯃꯤꯠ ꯅꯥꯟꯅꯕꯐꯥꯎ ꯌꯥꯎꯋꯦ ꯍꯥꯏꯇꯥꯔꯦ ꯑꯗꯩꯗꯤ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯗ ꯅꯨꯄꯥꯁꯤꯒꯤ ꯀꯩꯅꯣꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯣꯏ ꯁꯣꯝꯒꯤꯗ ꯅꯨꯄꯤ ꯃꯆꯥꯁꯦ ꯑꯍꯥꯟꯕ ꯆꯍꯤꯁꯦ ꯂꯣꯏꯔ ꯃꯇꯨꯡ ꯃꯣꯏꯁꯦ ꯂꯝꯁꯦ ꯌꯥꯝ ꯂꯥꯞꯄ ꯑꯣꯏꯕꯅꯤꯅ ꯃꯣꯏꯁꯦ ꯑꯗꯨ ꯑꯗꯨꯝ ꯑꯍꯥꯟꯕ ꯆꯍꯤ ꯂꯣꯏꯕꯗꯣ ꯊꯣꯛꯅꯗ꯭ꯔꯦꯕ ꯁꯨꯇꯤꯁꯦ ꯊꯣꯛꯅꯗ꯭ꯔꯦ ꯈꯔ ꯑꯃ ꯊꯣꯛꯅꯈꯤꯗ ꯃꯣꯏꯗꯤ ꯊꯣꯛꯅꯗ꯭ꯔꯦꯀꯣ ꯑꯗꯨꯝ ꯂꯩꯍꯧꯋꯦ ꯑꯗꯣ ꯑꯅꯤꯁꯨꯕ ꯆꯍꯤꯒꯤ ꯁ꯭ꯋꯥꯏꯗꯒꯤ ꯅꯨꯄꯤꯁꯤꯒꯤ ꯄꯩꯁꯥꯁꯦ ꯊꯥꯔꯛꯄꯗ ꯋꯥꯠꯄ ꯅꯪꯅꯗꯕ ꯍꯣꯁꯇꯦꯜꯒꯤ ꯀꯩꯒꯤ ꯁꯨꯝꯕ ꯃꯌꯥꯝꯁꯤ ꯅꯨꯄꯥꯁꯤꯅ ꯍꯥꯟꯅ ꯊꯤꯗꯣꯛꯄꯤꯕ ꯑꯗꯩ ꯅꯨꯄꯤꯒꯤ ꯃꯌꯨꯝꯗꯩ ꯄꯤꯔꯛꯑꯒ ꯑꯃꯨꯛ ꯄꯤꯁꯜꯂꯛꯄꯒꯨꯝꯕ ꯑꯗꯩ ꯑꯗꯨꯝ ꯄꯤꯔꯛꯇꯕꯁꯨ ꯌꯥꯎꯔꯦ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯦꯕ ꯅꯨꯄꯥꯁꯦ ꯑꯌꯥꯝꯕ ꯁꯨꯝ ꯌꯦꯠꯁꯜꯂꯦꯕ ꯑꯗꯩ ꯅꯨꯄꯥꯁꯤꯅ ꯃꯔꯝꯁꯦ ꯏꯆꯥ ꯆꯥꯗꯅ ꯃꯌꯨꯝꯗ ꯍꯥꯏꯖꯜꯂ ꯑꯩ ꯁꯤ ꯂꯥꯏꯔꯤꯛꯁꯤꯃ ꯄꯥꯒꯦ ꯁꯤꯃ ꯂꯩꯒꯦ ꯁꯤ ꯐꯨꯔꯤꯠ ꯈꯣꯡꯒ꯭ꯔꯥꯎꯁꯦ ꯂꯩꯒꯦ ꯑꯗꯩ ꯑꯩ ꯅꯥꯔꯦ ꯁꯤ ꯍꯤꯗꯥꯛ ꯒꯨꯂꯤ ꯆꯥꯒꯦꯒ ꯍꯥꯏꯖꯜꯂꯒ
ꯑꯗꯒꯤ ꯑꯩ ꯏꯁꯥꯁꯦ ꯌꯥꯝ ꯆꯣꯛꯊꯩ ꯑꯗꯣ ꯑꯩ ꯑꯇꯩ ꯆꯥꯕ ꯌꯥꯕ ꯈꯤꯇꯪ ꯆꯥꯒꯦ ꯍꯥꯏꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯥꯅ ꯍꯦꯟꯅ ꯄꯩꯁꯥꯁꯦ ꯀꯧꯔꯦꯕ ꯃꯌꯨꯝꯗꯒꯤ ꯑꯗꯨꯒ ꯑꯗꯨꯝ ꯅꯨꯄꯤꯁꯤꯒꯤ ꯑꯌꯥꯝꯕ ꯍꯣꯠꯅꯔꯦꯕ ꯑꯗꯩ ꯃꯕꯥꯅꯤꯁꯦ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯂꯣꯏꯅꯔꯦꯀꯣ ꯑꯗꯨꯒ ꯂꯣꯏꯅꯔꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯀꯩꯅꯣꯁꯤꯗ ꯁꯤꯒꯤ ꯃꯔꯛꯁꯤꯗ ꯃꯕꯥꯅꯤꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯩꯈꯣꯏꯒꯤ ꯑꯅꯤꯔꯛ ꯁꯨꯕ ꯆꯍꯤꯒꯤ ꯇꯝꯕꯁꯦ ꯁꯤꯗꯩꯁꯤꯗ ꯅꯨꯄꯥꯁꯤꯒꯤꯅꯦ ꯃꯥꯒꯤ ꯃꯆꯟꯅꯨꯄꯤ ꯊꯣꯛꯄ ꯑꯃꯈꯛ ꯁꯤꯒꯤ ꯃꯐꯝꯁꯤꯗ ꯇꯝꯕ ꯊꯥꯖꯤꯜꯂꯛꯑꯦꯕ ꯃꯥꯁꯨ ꯇꯝꯃꯦ ꯁꯤꯗ ꯇꯝꯃꯨ ꯈꯣꯠꯂꯨ ꯐꯕꯅꯦꯅ ꯍꯥꯏꯔꯒ ꯊꯥꯔꯛꯑꯦꯕ ꯑꯗꯨꯗ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯃꯆꯟꯅꯨꯄꯤ ꯊꯣꯛꯄꯁꯤꯅ ꯃꯣꯏꯅꯤꯒꯤ ꯃꯔꯤꯁꯦ ꯂꯣꯏ ꯈꯪꯉꯦꯕꯀꯣ ꯈꯪꯉꯦ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯁꯤꯒꯤ ꯑꯅꯤꯁꯨꯕ ꯇꯝꯕ ꯊꯥꯔꯛꯄꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯀꯩꯁꯨꯒꯤ ꯑꯅꯧꯕ ꯑꯃ ꯇꯝꯕ ꯆꯪꯉꯛꯑꯦꯕ ꯁꯤꯁꯤ ꯅꯨꯄꯥ ꯃꯆꯥꯁꯤꯅ ꯑꯃꯨꯛ ꯄꯥꯝꯕ ꯐꯥꯎꯔꯛꯑꯦꯕ ꯈꯒꯛ ꯄꯥꯝꯕ ꯐꯥꯎꯔꯛꯑꯦꯕ ꯁꯤꯒꯤ ꯃꯥꯅ ꯐꯣꯡꯗꯣꯛꯇꯕ ꯃꯥꯒꯤ ꯑꯃ ꯁꯣꯝꯗ ꯅꯨꯡꯁꯤꯅꯕ ꯂꯩꯔꯤꯃꯤꯅ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯆꯪꯉꯛꯏꯕ ꯅꯨꯄꯤ ꯃꯆꯥꯁꯤꯗ ꯃꯥꯅ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤ ꯈꯒꯛ ꯁꯨꯝ ꯄꯥꯝꯖꯔꯛꯄ ꯅꯨꯡꯁꯤꯔꯛꯄ ꯌꯦꯡꯅꯤꯡꯉꯛꯄ ꯑꯃꯗꯤ ꯐꯥꯎꯔꯛꯑꯦꯕ ꯁꯤꯒꯤ ꯁꯨꯃꯥꯏꯅ ꯑꯗꯨꯒ ꯃꯕꯥꯅꯤꯁꯦ ꯅꯨꯄꯥꯁꯤꯅꯁꯨ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯅꯅꯦ ꯃꯕꯥꯅꯤꯁꯦ ꯃꯔꯩꯁꯦ ꯈꯒꯛ ꯍꯧꯅꯔꯛꯑꯦꯕꯀꯣ ꯈꯒꯛ ꯍꯧꯅꯔꯛꯑꯦ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯗ ꯌꯦꯡꯕ ꯈꯣꯠꯄꯗ ꯅꯪ ꯌꯦꯡꯉꯤꯗꯨ ꯀꯥꯏꯗꯅꯣꯒꯨꯝꯕ ꯑꯗꯩ ꯅꯨꯄꯥꯁꯤꯅ khitang ꯃꯃꯥꯟꯅꯕꯁꯤꯡꯒ ꯑꯣꯏꯅ ꯇꯤꯟꯅꯕ ꯍꯧꯔꯛꯄ ꯃꯃꯥꯟꯅꯕ ꯑꯅꯤ ꯑꯍꯨꯝꯒ ꯐꯝꯃꯤꯟꯅꯕ ꯈꯣꯠꯄ ꯑꯗꯩ ꯕꯁꯇꯁꯨ ꯉꯥꯏꯔꯦ ꯅꯨꯄꯤꯁꯤꯒꯗ ꯅꯛꯁꯟꯅꯗꯣꯏ ꯍꯣꯠꯅꯔꯝꯕꯁꯦ ꯈꯤꯇꯪ ꯅꯨꯄꯤꯁꯤꯗꯒꯤ ꯊꯥꯞꯊꯣꯛꯄ ꯍꯧꯔꯛꯑꯦ ꯑꯗ ꯀꯩꯒꯤꯅꯣ ꯅꯪ ꯉꯍꯥꯟꯈꯩꯒ ꯃꯥꯟꯅꯗꯦ ꯅꯃꯥꯟꯅꯕꯁꯤꯡꯒ ꯐꯝꯗꯣꯏ ꯍꯣꯠꯅꯩꯗꯣ ꯀꯩꯒꯤꯅꯣ ꯑꯗꯨꯒ ꯁꯤꯅ ꯈꯔ ꯉꯪꯅꯔꯦ ꯏꯕꯥꯅꯤꯁꯦ ꯌꯥꯝ ꯅꯣꯛꯅꯔꯦ ꯃꯤꯅ ꯑꯗꯨꯅ khitang ꯂꯥꯞꯊꯣꯛꯅꯁꯤ ꯏꯕꯥꯅꯤꯁꯦ ꯅꯣꯛꯅꯔꯦ ꯈꯣꯠꯂꯦꯅ ꯁꯨꯝ ꯍꯥꯏꯕ ꯍꯧꯔꯛꯑꯦꯕ ꯑꯗꯩ ꯅꯪꯅ ꯑꯗꯨ ꯅꯨꯄꯤꯗꯨꯗ ꯌꯦꯡꯉꯤ ꯍꯥꯏꯅ ꯑꯗꯨꯝꯕ ꯈꯟꯅꯕ ꯈꯣꯠꯄꯁꯦ ꯃꯕꯥꯅꯤꯁꯦ ꯈꯔ ꯍꯧꯅꯔꯛꯑꯦꯀꯣ ꯑꯗꯩ ꯄꯩꯁꯥꯁꯦ ꯅꯨꯄꯤ ꯃꯆꯥꯁꯤꯁꯦ ꯊꯥꯔꯛꯇꯕꯒꯤ ꯅꯪꯅꯗꯕꯒꯤ ꯁꯨꯝ ꯅꯨꯄꯥ ꯃꯆꯥꯁꯤꯅ ꯑꯌꯥꯝꯕ ꯇꯧꯔꯛꯄ ꯁꯨꯝꯕꯗ ꯑꯗꯩ ꯕꯔꯥꯒꯁꯦ ꯅꯨꯡꯇꯤꯒꯤ ꯄꯨꯊꯣꯛꯑꯝꯕꯗꯣ ꯃꯥꯁꯦ ꯃꯃꯥꯟꯅꯕ ꯈꯔꯒ ꯊꯣꯛꯂꯥꯎ ꯂꯦꯞꯈ꯭ꯔꯒ ꯕꯔꯥꯒꯁꯦ ꯄꯨꯊꯣꯔꯛꯇꯕꯤ ꯑꯗꯩ ꯅꯨꯄꯤ ꯃꯆꯥꯁꯤꯅ ꯃꯉꯣꯟꯗ khitang ꯂꯥꯞꯊꯣꯛꯄꯒꯤ ꯃꯃꯤ ꯎꯔꯛꯄꯁꯤꯗ ꯅꯨꯄꯤ ꯃꯆꯥꯁꯤꯅꯁꯨ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯃꯥꯏꯅ ꯂꯩꯅꯩꯅꯦꯕ ꯑꯗꯣ ꯁꯤꯒꯤ ꯃꯔꯛꯁꯤꯗ ꯑꯃꯨꯛ ꯅꯨꯄꯥꯁꯤꯒꯤ ꯃꯃꯥꯁꯤꯗ ꯍꯧꯖꯤꯛꯀꯤ ꯃꯆꯟꯅꯨꯄꯤꯗꯨꯅ ꯄꯥꯎꯁꯦ ꯇꯝꯃꯦꯕ ꯁꯨꯃꯥꯏꯅ ꯃꯥꯁꯦ ꯅꯨꯄꯤ ꯑꯃ ꯅꯨꯡꯁꯤꯅꯔꯦ ꯑꯗꯨ ꯃꯌꯥꯝꯅ ꯁꯨꯝ ꯍꯥꯏꯅꯕꯗ ꯃꯕꯥꯅꯤꯁꯤ ꯑꯗꯨꯝ ꯅꯨꯡꯁꯤꯅꯗ꯭ꯔꯦ ꯃꯕꯥꯅꯤꯁꯦ ꯅꯨꯄꯤꯁꯤꯒꯤ ꯕꯁ ꯚꯔꯥ ꯑꯗꯒꯤꯗꯤ ꯍꯣꯁꯇꯦꯜꯒꯤ ꯑꯗꯒꯤ ꯆꯥꯕꯒꯤ ꯊꯛꯄꯒꯤ ꯃꯥꯅ ꯂꯣꯏꯅ ꯄꯨꯊꯣꯛꯇꯅ ꯄꯤꯖꯗꯅ ꯅꯨꯄꯤ ꯃꯆꯥꯁꯤꯒ ꯑꯗꯨꯝ ꯃꯕꯥꯅꯤꯁꯦ ꯅꯨꯄꯤꯁꯤꯒ ꯑꯣꯏꯅ ꯃꯕꯥꯅꯤꯁꯤ ꯑꯗꯨꯝ ꯑꯥꯗ ꯕ꯭ꯔꯦꯛ ꯃꯇꯝꯗꯁꯨ ꯆꯥꯃꯤꯟꯅꯕ ꯑꯗꯩꯗꯤ ꯑꯩꯈꯣꯏ ꯍꯣꯁꯇꯦꯜꯗꯒꯤ ꯀꯩꯅꯣꯐꯧꯁꯦ ꯆꯠꯄꯁꯤꯗ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯐꯥꯎ ꯆꯠꯄꯁꯤꯗ ꯃꯥꯅ ꯑꯣꯏꯅ ꯃꯕꯥꯅꯤꯁꯦ ꯑꯗꯨꯝ ꯆꯠꯃꯤꯟꯅꯕ ꯕꯁꯇ ꯇꯣꯡꯃꯤꯟꯅꯕ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯑꯗꯩ ꯍꯣꯁꯇꯦꯜꯗꯁꯨ ꯑꯗꯨꯝ ꯌꯦꯡꯅꯕ ꯃꯕꯥꯅꯤꯁꯦ ꯀꯥꯗ ꯁꯨꯃꯥꯏꯅ ꯃꯥꯌꯣꯛꯅꯩ ꯑꯗꯨꯒꯤ ꯑꯗꯨꯝ ꯃꯕꯥꯅꯤꯁꯦ ꯃꯤꯠ ꯅꯥꯟꯅꯔꯦ ꯈꯣꯠꯂꯦ ꯃꯥꯗꯤ ꯅꯨꯄꯤꯁꯤꯗ ꯄꯩꯁꯥ ꯊꯥꯗ ꯂꯩꯔꯦ ꯈꯣꯠꯂꯦꯅ ꯇꯧꯕꯁꯤꯗ ꯃꯃꯥꯁꯤꯅ ꯁꯥꯎꯔꯦꯕ ꯃꯥꯅ ꯃꯔꯝ ꯆꯥꯗꯅ ꯄꯩꯁꯥ ꯀꯧꯕ ꯈꯣꯠꯄ ꯇꯧꯔꯤꯁꯤꯗꯤ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯑꯗꯨꯏꯗꯤꯅ ꯁꯥꯎꯗꯅ ꯃꯃꯥꯁꯤꯅ ꯉꯥꯡꯉꯛꯑꯦ ꯅꯪ ꯏꯔꯥꯡ ꯇꯧꯕ ꯊꯥꯕ ꯅꯠꯇꯦ ꯅꯄꯥ ꯑꯍꯜ ꯑꯣꯏꯔꯕꯁꯤꯅ ꯁꯤꯗ ꯋꯥꯒ꯭ꯔꯖꯥꯠꯅꯤ ꯑꯩꯈꯣꯏꯁꯤꯅ ꯉꯥ ꯑꯍꯥꯎꯕ ꯑꯃ ꯆꯥꯒꯗꯐꯧ ꯅꯣꯏꯒꯤ ꯄꯩꯁꯥ ꯊꯥꯕ ꯀꯣꯟꯅꯔꯣꯏꯅ ꯅꯆꯦꯒꯤꯅꯦ ꯅꯌꯥꯝꯕꯒꯤꯅꯦ ꯁꯤꯒꯤ ꯇꯣꯛꯅ ꯋꯥꯅ ꯑꯩꯈꯣꯏꯅ ꯍꯣꯠꯅꯩ ꯑꯗꯨꯒ ꯅꯪꯅ ꯑꯗꯨꯗ ꯄꯩꯁꯥ ꯇꯧꯁꯟꯅꯔꯒ ꯑꯍꯦꯟꯕ ꯀꯧꯔꯒ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯗ ꯃꯤꯅꯝꯕ ꯑꯣꯏꯗꯕ ꯉꯥꯡꯕ ꯃꯃꯥ ꯃꯄꯥꯗ ꯃꯤꯅꯝꯕ ꯃꯆꯥꯗꯤ ꯀꯩꯗꯧꯉꯩꯗ ꯐꯔꯣꯏ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯃꯤꯅꯝꯕ ꯑꯣꯏꯗꯕ ꯉꯥꯡꯒꯅꯨ ꯑꯗꯨꯃꯥꯏꯅ ꯍꯧꯖꯤꯛ ꯑꯗꯨꯝꯕꯩ ꯃꯇꯝ ꯌꯥꯝ ꯋꯥꯠꯂꯤ ꯅꯣꯏ ꯅꯁꯥ ꯃꯇꯤꯛ ꯆꯥꯔꯀꯥꯟꯗ ꯅꯣꯏ ꯑꯄꯥꯝꯕ ꯂꯧꯔꯛꯄꯗ ꯑꯩꯈꯣꯏꯅ ꯀꯔꯤꯝ ꯍꯥꯏꯔꯣꯏ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯗꯨꯒꯨꯝꯕ ꯂꯝꯕꯤꯗ ꯈꯣꯡꯗꯥꯕꯗ ꯑꯩꯈꯣꯏꯅ ꯑꯌꯥꯕ ꯄꯤꯔꯣꯏ ꯁꯞꯄꯣꯔꯠ ꯇꯧꯔꯣꯏ ꯅꯪ ꯅꯨꯄꯤ ꯃꯆꯥꯗꯨꯒ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯂꯣꯏꯅꯩꯗꯣ ꯑꯐꯕ ꯑꯣꯏꯔꯛꯑꯣꯏ ꯅꯨꯄꯥꯒ ꯅꯨꯄꯤꯒ ꯅꯛꯅ ꯂꯣꯏꯅꯒꯅꯨ ꯂꯥꯞꯅ ꯂꯣꯏꯅꯧꯅ ꯅꯪꯉꯣꯟꯗ ꯉꯁꯤꯗꯒꯤꯗꯤ ꯑꯍꯦꯟꯕ ꯄꯩꯁꯥ ꯑꯃꯠꯇ ꯊꯥꯔꯛꯑꯔꯣꯏ ꯑꯩꯈꯣꯏꯅ ꯅꯪꯒꯤ ꯆꯥꯅꯤꯡ ꯊꯛꯅꯤꯡꯕ ꯈꯣꯠꯄ ꯑꯝꯇ ꯆꯥꯕ ꯌꯥꯔꯔꯣꯏ ꯅꯪ ꯃꯇꯝ ꯈꯔ ꯋꯥꯅ ꯈꯥꯡꯉꯣ ꯑꯍꯦꯟꯕ ꯑꯝꯇ ꯊꯥꯔꯛꯑꯔꯣꯏ ꯅꯣꯏꯒꯤ ꯍꯣꯁꯇꯦꯜꯒꯤ ꯄꯩꯁꯥ ꯄꯤꯈ꯭ꯔꯅꯤ ꯍꯣꯁꯇꯦꯜꯒꯤ ꯀꯩꯅꯣꯒ ꯐꯥꯎꯅꯔꯒ ꯑꯗꯩ ꯏꯟꯁꯇꯤꯇ꯭ꯌꯨꯠꯀꯤꯅ ꯑꯗꯨꯝ ꯃꯥꯒꯤ ꯊꯣꯛꯄ ꯄꯤꯈ꯭ꯔꯅꯤ ꯑꯗꯨ ꯅꯪꯉꯣꯟꯗ ꯑꯍꯦꯟꯕ ꯄꯩꯁꯥ ꯄꯤꯔꯣꯏ ꯑꯅ ꯍꯥꯏꯔꯦꯕ ꯅꯪ ꯅꯥꯔꯦ ꯌꯦꯛꯑꯦ ꯍꯥꯏꯔꯐꯥꯎꯗ ꯑꯩꯈꯣꯏꯅ ꯅꯣꯏꯒꯤ ꯋꯥꯔꯗꯦꯟꯗꯨꯗ ꯑꯣꯏꯅ ꯅꯪꯒꯤ ꯂꯩꯒꯗꯕ ꯍꯤꯗꯥꯛꯇꯣ ꯑꯣꯏꯅ ꯂꯩꯔ ꯄꯤꯍꯜꯂꯅꯤ ꯑꯅ ꯇꯧꯔꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯑꯗꯩ ꯅꯪꯅ ꯆꯥꯅꯤꯡꯕ ꯈꯣꯠꯅꯤꯡꯕ ꯁꯤ ꯑꯃꯇ ꯂꯩꯕꯤꯌꯨ ꯃꯥꯒꯤꯅ ꯄꯩꯁꯥ ꯑꯣꯏꯅꯗꯤ ꯄꯤꯔꯛꯑꯔꯣꯏ ꯄꯣꯠ ꯑꯣꯏꯅ ꯄꯤꯍꯜꯂꯛꯀꯅꯤ ꯑꯆꯥꯄꯣꯠꯇꯣ ꯑꯣꯏꯅꯅ ꯑꯗꯨꯃꯥꯏꯅ ꯃꯃꯥꯁꯤꯅ ꯌꯥꯝ ꯊꯤꯅ ꯉꯥꯡꯉꯛꯑꯦ ꯌꯥꯝ ꯊꯤꯅ ꯉꯥꯡꯉꯛꯄꯗꯩ ꯃꯥꯁꯦ ꯉꯁꯥꯏꯒꯤ ꯅꯨꯄꯤꯁꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯃꯕꯥꯅꯤ ꯌꯦꯟꯅꯔꯛꯄꯒꯤ ꯈꯔ ꯌꯥꯅꯤꯡꯅꯔꯛꯇꯕꯒ
ꯑꯗꯩ ꯑꯅꯧꯕ ꯅꯨꯄꯤ ꯑꯃ ꯆꯪꯉꯛꯄꯗꯨꯗ ꯑꯣꯏꯅ ꯃꯥꯅ ꯈꯤꯇꯪ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯄꯒ ꯑꯗꯩ ꯑꯃꯨꯛꯁꯨ ꯁꯤꯒꯤ ꯀꯩꯅꯣ ꯃꯌꯥꯝꯁꯤꯗ ꯃꯥꯁꯦ ꯊꯣꯛ ꯂꯥꯎꯅ ꯋꯥꯈꯜꯁꯦ ꯍꯣꯡꯈ꯭ꯔꯦꯕ ꯑꯉꯥꯡꯁꯦꯀꯣ ꯍꯣꯡꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯅ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤꯗꯒꯤ ꯃꯥꯁꯤꯅ ꯂꯥꯞꯊꯣꯛꯄ ꯍꯧꯔꯦꯕ ꯊꯣꯡꯅꯥꯎꯒꯁꯦ ꯌꯦꯡꯉꯛꯇꯕꯤ ꯑꯗꯩ ꯅꯨꯄꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯐꯣꯟ ꯇꯧꯕꯒꯁꯦ ꯄꯥꯏꯔꯛꯇꯕꯤ ꯑꯗꯩ ꯃꯥꯅ ꯊꯣꯡꯅꯥꯎꯗꯒꯤ ꯅꯨꯄꯤꯁꯤꯅ ꯃꯅꯨꯡꯗ ꯂꯥꯏꯔꯤꯛ ꯄꯥꯍꯧꯔꯒꯅ ꯃꯥꯅ ꯍꯣꯜꯗ ꯄꯥꯖꯈꯤꯕ ꯑꯗꯩ ꯅꯨꯄꯤꯁꯤꯅ ꯑꯃꯨꯛ ꯍꯣꯜꯗ ꯄꯥꯕꯁꯦ ꯎꯔꯒꯅ ꯃꯥꯅ ꯔꯨꯝꯗ ꯑꯣꯏꯅ ꯄꯥꯕ ꯁꯨꯃꯥꯏꯅꯒ ꯇꯧꯔꯒ ꯑꯗꯩ ꯕꯁꯀ ꯇꯣꯡꯃꯤꯟꯅꯕꯁꯦ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯈꯔꯒ ꯑꯣꯏꯅ ꯑꯗꯨꯝ ꯂꯦꯞꯃꯤꯟꯅꯔꯒ ꯑꯩꯈꯣই ꯅꯨꯄꯤꯁꯨ ꯎꯁꯟꯅꯗꯕ ꯑꯗꯨꯝ ꯕꯁꯇ ꯇꯣꯉꯥꯟꯅ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯃꯅꯤꯡꯒꯨꯝꯕꯗ ꯍꯦꯛ ꯇꯣꯡꯈꯤꯕ ꯑꯗꯩ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯃꯐꯝꯗꯁꯨ ꯃꯣꯏ ꯕ꯭ꯔꯦꯛ ꯃꯇꯝꯒ ꯀꯩꯁꯨ ꯃꯥꯟꯅꯕ ꯈꯔꯁꯤꯒ ꯑꯗꯨꯝ ꯃꯆꯤ ꯑꯃꯗ ꯑꯗꯨꯝ ꯀꯔꯣꯝꯗ ꯂꯩꯈꯤꯕꯅꯣ ꯈꯪꯗꯒꯩ ꯑꯗꯨꯝ ꯂꯩꯈꯤꯕ ꯑꯗꯨꯃꯥꯏꯅ ꯅꯨꯄꯤꯁꯤꯅ ꯎꯅꯕꯕꯨ ꯍꯦꯛ ꯐꯪꯉꯛꯇ꯭ꯔꯦꯕ ꯑꯗꯨꯝ ꯆꯍꯤ ꯑꯃꯗꯨꯃ ꯄꯨꯔꯥ ꯃꯕꯥꯅꯤꯁꯦ ꯌꯦꯡꯅꯗꯅ ꯈꯣꯠꯇꯅ ꯑꯗꯒꯤ ꯂꯣꯏꯅꯗꯅ ꯕꯁ ꯇꯣꯡꯉꯦ ꯇꯣꯡꯃꯤꯟꯅ ꯆꯥꯔꯦ ꯆꯥꯃꯤꯟꯅ ꯑꯗꯩ ꯑꯍꯤꯡ ꯍꯥꯏꯕ ꯖꯥꯠꯁꯤ ꯑꯌꯥꯝꯕ ꯃꯥꯒꯤꯗ ꯂꯦꯛꯇꯅ ꯇꯧꯔꯒ ꯃꯄꯥꯟꯁꯦ ꯑꯗꯨꯃꯥꯏꯅ ꯂꯥꯛꯑꯝꯕ ꯄꯣꯠꯁꯦ ꯅꯨꯄꯥꯁꯤꯅ ꯑꯗꯨꯃꯥꯏꯅ ꯈꯪꯂꯩ ꯂꯩꯊꯣꯛꯈꯤꯕꯁꯤꯗ ꯅꯨꯄꯤꯁꯦ ꯄꯨꯔꯥ ꯀꯩꯅꯣꯝ ꯇꯧꯔꯛꯑꯦꯕ ꯃꯥꯁꯦ ꯑꯗꯩ ꯃꯃꯥꯟꯅꯕꯤꯈꯩꯅꯁꯨ ꯈꯤꯇꯪ ꯅꯣꯛꯅꯕ ꯈꯣꯠꯄ ꯅꯨꯄꯥꯁꯤꯅ ꯂꯩꯊꯣꯛꯄꯤꯔꯛꯑꯦ ꯍꯥꯏꯕꯁꯦ ꯈꯪꯕꯗꯒꯤ ꯈꯤꯇꯪ ꯎꯁꯤꯠꯇꯕ ꯃꯉꯣꯟꯗ ꯃꯇꯨꯡꯗꯁꯨ ꯉꯥꯡꯅꯕ ꯀꯔꯦꯝꯅꯕ ꯃꯤꯅꯣꯛ ꯀꯔꯦꯝꯅꯕ ꯃꯤꯠꯌꯦꯡ ꯑꯗꯩ ꯖꯨ ꯉꯥꯡꯅꯕ ꯁꯨꯝꯕꯁꯤꯗ ꯃꯥꯁꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕꯀꯣ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯔꯦ ꯑꯗꯩ ꯃꯥꯁꯦ ꯃꯁꯥꯁꯦ ꯉꯝꯗꯕ ꯅꯥꯕꯁꯦ ꯍꯧꯔꯦꯀꯣ ꯃꯥꯁꯦ ꯃꯀꯣꯛ ꯅꯨꯡꯉꯥꯏꯇꯕ ꯑꯍꯤꯡ ꯇꯨꯝ ꯌꯥꯗꯕ ꯆꯥꯕ ꯌꯥꯗꯕ ꯇꯨꯝꯕ ꯁꯨꯛꯌꯥ ꯌꯥꯗ꯭ꯔꯕꯅꯤꯅ ꯆꯥꯛ ꯂꯧꯗ꯭ꯔꯦ ꯃꯥ ꯆꯔꯥ ꯍꯦꯜꯂꯦ ꯑꯗꯨꯅ ꯃꯥꯁꯦ ꯑꯌꯨꯛꯇ ꯍꯧꯒꯠ ꯉꯝꯗ꯭ꯔꯦ ꯑꯗꯩ ꯃꯥꯁꯦ ꯆꯠꯇ꯭ꯔꯦ ꯀꯩꯅꯣꯁꯦ ꯃꯥ ꯏꯟꯁꯇꯤꯇ꯭ꯌꯨꯠꯁꯤꯗ ꯆꯠꯇ꯭ꯔꯦ ꯑꯗꯩ ꯑꯃꯨꯛ ꯅꯨꯄꯥꯁꯤꯅ ꯑꯗꯨꯝꯕꯒꯁꯦ ꯃꯥ ꯆꯠꯄ ꯆꯠꯇꯕ ꯃꯥ ꯆꯥꯛ ꯂꯧꯕ꯭ꯔꯥ ꯆꯥꯕ꯭ꯔꯥ ꯆꯥꯗꯕ꯭ꯔꯥ ꯀꯔꯤꯝꯇ ꯌꯦꯡꯗ꯭ꯔꯦꯕ ꯑꯗꯩ ꯂꯣꯏꯅꯃꯛ ꯕ꯭ꯂꯣꯛ ꯊꯝꯖꯜꯂꯛꯑꯦꯕ ꯐꯣꯟ ꯅꯨꯡ ꯀꯩ ꯃꯌꯥꯝꯁꯦ ꯂꯣꯏ ꯕ꯭ꯂꯣꯛ ꯊꯝꯖꯜꯂꯦ ꯅꯨꯄꯤꯁꯤꯗꯤ ꯍꯦꯛꯇ ꯃꯀꯣꯛꯁꯦ ꯍꯥꯏꯒꯠꯂꯛꯑꯦ ꯀꯩꯅꯣꯝ ꯇꯧꯔꯦꯕ ꯑꯗꯩ ꯑꯃꯨꯛ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯁꯣꯝꯗꯁꯨ ꯅꯨꯄꯤꯁꯤꯒꯤ ꯃꯄꯥꯁꯦ ꯌꯥꯝ ꯀꯟꯅ ꯅꯥꯁꯜꯂꯛꯄ ꯑꯗꯨꯒꯤ ꯃꯥ ꯇꯨꯏꯁꯟ ꯅꯨꯡꯁꯟ ꯑꯃꯐꯥꯎ ꯆꯠꯄ ꯉꯝꯗ꯭ꯔꯦ ꯑꯗꯩ ꯄꯩꯁꯥꯁꯦ ꯑꯩꯈꯣꯏꯒꯤ ꯆꯍꯤ ꯑꯃ ꯃꯈꯥꯏꯃꯨꯛ ꯃꯥꯅ ꯇꯝꯃꯤꯁꯦ ꯆꯍꯤ ꯑꯃ ꯃꯈꯥꯏꯃꯨꯛ ꯐꯥꯖꯤꯜꯂꯛꯄ ꯃꯇꯝꯅꯦꯕ ꯑꯗ ꯄꯩꯁꯥꯁꯤꯁꯨ ꯑꯃꯨꯛ ꯊꯥꯕꯁꯦ ꯉꯝꯃꯛꯇꯕꯤ ꯁꯣꯝꯗ ꯂꯧꯁꯤꯡ ꯌꯣꯜꯂꯦ ꯕꯟꯗꯣꯞ ꯂꯧꯔꯨꯕ ꯂꯧ ꯍꯟꯗꯣꯛꯍꯟꯈ꯭ꯔꯦ ꯄꯨꯔꯦ ꯂꯥꯛꯑꯦ ꯂꯣꯏꯅ ꯇꯧꯁꯜꯂꯛꯑꯕꯅꯤ ꯄꯩꯁꯥꯁꯦ ꯊꯥꯕꯁꯦ ꯉꯝꯁꯤꯜꯂꯛꯇꯕ ꯃꯄꯥ ꯆꯥꯅꯅ ꯑꯃꯨꯛ ꯃꯄꯥꯁꯦ ꯅꯥꯁꯜꯂꯛꯄ ꯑꯗꯨꯅ ꯇꯨꯏꯁꯟꯁꯦ ꯊꯥ ꯑꯃꯅꯤ ꯆꯠꯄꯁꯦ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ ꯁ꯭ꯀꯨꯜ ꯆꯠꯄ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ ꯃꯥꯅ ꯉꯁꯥꯏꯒꯤ ꯑꯅꯥꯕ ꯃꯌꯥꯝꯁꯦ ꯈꯥꯡꯉ ꯆꯠꯁꯤꯟꯈꯤꯕ ꯈꯣꯠꯆꯟꯈꯤꯕ ꯃꯌꯥꯝꯗꯨꯒꯤ ꯃꯁꯥꯁꯦ ꯂꯣꯏ ꯁꯣꯛꯊꯔꯒ ꯑꯩꯈꯣꯏꯒꯤ ꯃꯥꯁꯦ ꯆꯤꯛꯄ ꯁꯥꯕ ꯑꯩꯈꯣꯏꯒꯤ ꯃꯁꯥꯁꯦ ꯂꯣꯏ ꯊꯤꯟꯗꯦꯔꯛꯑꯒꯅꯦ ꯀꯔꯤ ꯂꯩꯅꯥꯅꯣ ꯍꯥꯏꯕꯁꯤ ꯈꯪꯗꯕ ꯁꯔꯨꯒꯤꯗ ꯑꯃꯨꯛ ꯌꯦꯡꯉꯤ ꯑꯗꯩ ꯃꯦꯗꯤꯁꯤꯟꯒꯤ ꯑꯃꯨꯛ ꯌꯦꯡꯉꯤ ꯀꯔꯤ ꯂꯩꯅꯥꯅꯣꯁꯨ ꯈꯪꯗꯕ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯃꯄꯥꯁꯦ ꯅꯥꯁꯜꯂꯛꯑꯦꯕ ꯑꯗꯩꯗꯤ ꯄꯩꯁꯥꯁꯦ ꯃꯃꯥꯁꯤꯅ ꯃꯄꯥꯝꯂꯣꯝꯗ ꯑꯃꯨꯛ ꯄꯨꯔ ꯊꯥꯅꯕ ꯍꯣꯠꯅꯩ ꯅꯪꯅꯗꯕꯤ ꯑꯗꯩ ꯃꯆꯥꯅꯨꯄꯤꯁꯤꯅ ꯐꯣꯟꯗ ꯅꯣꯏ ꯄꯩꯁꯥꯁꯨ ꯊꯥꯔꯛꯇꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯈꯣꯠꯄꯅ ꯀꯞꯇꯅ ꯐꯣꯟ ꯇꯧꯔꯛꯄꯤ ꯑꯗꯩ ꯁꯣꯝꯗ ꯂꯩꯇ ꯇꯧꯔꯤꯅꯤ ꯅꯄꯥꯁꯨ ꯅꯥꯔꯦ ꯈꯣꯠꯂꯦꯅ ꯑꯗꯨꯝꯕꯒꯤ ꯑꯗꯩ ꯃꯆꯥꯅꯨꯄꯤꯁꯤꯅ ꯃꯃꯥꯟꯅꯕꯤꯈꯩꯗꯒꯤ ꯂꯩꯃꯤꯟꯅꯕꯈꯩꯗꯒꯤ ꯑꯃꯗꯩ ꯈꯔ ꯄꯨ ꯑꯃꯗꯩ ꯈꯔ ꯄꯨꯊꯣꯔꯛ ꯍꯣꯁꯇꯦꯜꯒꯤꯁꯦ ꯑꯩꯈꯣꯏ ꯌꯨꯝꯗꯩ ꯊꯥꯔ ꯄꯤꯒꯦ ꯍꯥꯏꯔꯒ ꯑꯃꯨꯛ ꯄꯤꯊꯣꯛꯈꯤꯕ ꯃꯌꯨꯝꯗꯩ ꯊꯥꯔꯒ ꯑꯃꯨꯛ ꯄꯤꯁꯟꯕ ꯁꯨꯃꯥꯏꯅ ꯃꯥꯁꯨ ꯏꯀꯥꯏꯅ ꯍꯪꯉꯦꯕ ꯄꯩꯁꯥ ꯅꯨꯡꯁꯥ ꯈꯔꯁꯦꯀꯣ ꯑꯗꯨꯃꯥꯏꯅ ꯍꯪꯉꯦꯕ ꯎꯄꯥꯏ ꯂꯩꯇꯕꯅꯤꯅ ꯑꯗꯩ ꯅꯨꯄꯥꯗꯨꯅ ꯂꯣꯏ ꯃꯦꯟꯕꯤꯔꯝꯕꯗꯣ ꯑꯝꯇ ꯃꯦꯜꯂꯛꯇ꯭ꯔꯦꯗꯅꯀோ ꯑꯗꯩ ꯅꯨꯄꯤꯁꯤꯒꯤ ꯁꯨꯃꯥꯏꯅ ꯄꯩꯁꯥ ꯊꯥꯔꯛꯄꯒꯤ ꯃꯃꯥ ꯃꯄꯥꯅ ꯄꯩꯁా ꯊꯥꯔꯛꯄ ꯅꯪꯅꯔꯛꯇꯕꯒ ꯑꯗꯩ ꯊꯤꯗꯣꯛꯀꯗꯕ ꯏꯟꯁꯇꯤꯇ꯭ꯌꯨꯠꯀꯤ ꯐ꯭ꯔꯤꯁꯦ ꯊꯤꯗꯕꯒꯤꯒ ꯃꯥꯁꯦ ꯂꯣꯏ ꯄꯥꯁꯜꯂꯦ ꯅꯨꯄꯥꯁꯤꯅ ꯂꯩꯊꯣꯛꯈꯤꯕꯒꯤꯒ ꯑꯉꯥꯡꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯃꯥꯏ ꯃꯁꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯩ ꯃꯣꯏ ꯀꯩꯅꯣꯁꯤꯅ ꯃꯃꯥ ꯃꯄꯥꯁꯤꯅ ꯃꯣꯏꯅ ꯂꯩꯔꯤꯕ ꯍꯤꯡꯒꯣꯜꯁꯤꯕꯨ ꯍꯦꯛ ꯕꯟꯗꯣꯞ ꯊꯝꯃꯦꯀꯣ ꯍꯤꯡꯒꯣꯜꯁꯤꯕꯨ ꯕꯟꯗꯣꯞ ꯊꯝꯃꯒ ꯄꯩꯁꯥꯁꯦ ꯑꯃꯨꯛ ꯑꯔꯣꯏꯕꯒꯤ ꯊꯤꯗꯣꯛꯀꯗꯕ ꯃꯇꯝ ꯌꯧꯔꯛꯇꯅ ꯑꯗꯨꯁꯨ ꯑꯃꯨꯛ ꯊꯤꯗꯣꯛꯑꯦ ꯃꯥꯒꯤꯁꯦꯀꯣ ꯑꯔꯣꯏꯕꯩꯁꯦ ꯊꯤꯗꯣꯛꯀꯗꯕꯁꯦ ꯑꯗꯨꯒ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯁꯦ ꯁꯣꯝꯗ ꯅꯨꯄꯥꯁꯤ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯉꯝꯅꯕ ꯑꯩꯈꯣꯏꯒꯤ ꯕꯁ ꯉꯥꯏꯕꯁꯤꯗ ꯃꯣꯏ ꯑꯍꯨꯝ ꯃꯔꯤ ꯅꯨꯄꯥꯁꯤꯅꯗꯤ ꯃꯥ ꯆꯪꯉꯛꯇꯅꯕꯅ ꯑꯩꯈꯣꯏꯒꯤ ꯃꯣꯏ ꯑꯍꯨꯝ ꯃꯔꯤꯁꯤꯒ ꯉꯥꯏꯃꯤꯟꯅꯕꯁꯤꯗ ꯆꯪꯁꯤꯜꯂꯒ ꯃꯣꯏ ꯃꯃꯥꯟꯅꯕꯁꯤꯡꯁꯤꯒ ꯆꯪꯁꯤꯜꯂꯒ ꯋꯥꯔꯤ ꯁꯥꯔꯒ ꯇꯧꯕꯁꯤꯗ ꯅꯨꯄꯤꯁꯤꯅꯅꯦ ꯆꯪꯁꯤꯜꯂꯒ ꯋꯥꯔꯤ ꯁꯥꯁꯤ ꯂꯥꯛꯑꯣꯅ ꯍꯥꯏꯕꯁꯦ ꯈꯨꯝꯗꯦ ꯇꯥꯗꯦ ꯁ꯭ꯀꯣꯟ ꯁꯥꯟꯁꯦ ꯍꯥꯏꯔꯒ ꯁꯨꯃꯥꯏꯅ ꯇꯧꯕ ꯑꯗꯩ ꯑꯥꯗꯁꯨ ꯉꯥꯏꯔꯦ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯃꯐꯝꯗꯁꯨ ꯅꯨꯄꯤꯁꯤꯅ ꯀꯣꯏꯊꯤ ꯊꯤꯗꯣꯏꯅꯤ ꯃꯥ ꯂꯣꯠꯇꯣꯏꯅꯦꯕ ꯑꯗꯩ ꯃꯃꯥꯟꯅꯕ ꯈꯔꯒ ꯂꯩꯔꯝꯕꯁꯦ ꯃꯥ ꯆꯪꯁꯤꯜꯂꯛꯑꯒꯅꯦ ꯏꯕꯥꯅꯤ ꯋꯥꯔꯤ ꯑꯝꯇ ꯁꯥꯁꯤ ꯂꯥꯛꯑꯣꯅ ꯍꯥꯏꯕꯁꯦ ꯁ꯭ꯀꯣꯟ ꯁꯥꯁꯦ ꯇꯥꯅꯤꯡꯗꯦ ꯍꯥꯏꯕ ꯃꯤ ꯃꯥꯡꯁꯤꯗ ꯊꯣꯡ ꯈꯪꯗꯕ ꯀꯥꯏꯅ ꯑꯗꯩ ꯅꯨꯄꯤꯁꯦ ꯀꯟꯅ ꯍꯥꯏꯕꯁꯨ ꯉꯝꯗꯕ ꯑꯗꯨ ꯍꯥꯏꯔ ꯃꯃꯥꯟꯅꯕꯁꯤꯡꯁꯤꯒ ꯆꯠꯁꯤ ꯂꯥꯛꯑꯣ ꯍꯥꯏꯔꯒ ꯍꯦꯛ ꯆꯠꯈꯤꯕ ꯇꯥꯅ ꯅꯨꯄꯤꯁꯤꯅ ꯁꯨꯝ ꯋꯥꯔꯤ ꯁꯥꯈꯤꯁꯦꯗꯤ ꯁꯥꯈꯤꯁꯦ ꯍꯥꯏꯕꯅꯤ ꯅꯪ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯑꯩꯉꯣꯟꯗ
ꯑꯅ ꯇꯧꯔꯒ ꯃꯃꯥꯡꯗ ꯊꯠꯂꯒ ꯑꯗꯨꯝꯕꯕꯨ ꯌꯥꯎꯅꯔꯦ ꯑꯗꯩꯗꯤ ꯃꯤꯃꯥꯡꯗ ꯍꯩꯅꯗꯦ ꯀꯣꯟꯅ ꯉꯥꯡꯅꯁꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯇꯝꯃꯤꯁꯦ ꯌꯥꯝ ꯂꯨꯕ ꯀꯩꯅꯣꯅꯦ ꯑꯗꯨꯗꯨꯅ ꯌꯨꯝꯒꯤ ꯑꯍꯟꯁꯤꯡꯒꯤ ꯈꯟꯁꯦ ꯅꯪꯁꯨ ꯀꯟꯅ ꯍꯣꯠꯅꯧ ꯑꯩꯁꯨ ꯀꯟꯅ ꯍꯣꯠꯅꯒꯦ ꯑꯩꯈꯣꯏꯁꯨ ꯌꯨꯝꯗ ꯏꯕꯥꯅꯤ ꯃꯔꯤꯁꯦ ꯈꯪꯗꯅ ꯏꯃꯥ ꯍꯣꯏꯅ ꯌꯥꯝ ꯁꯥꯎꯔꯦ ꯑꯗꯨꯅ ꯁꯨꯝꯕꯁꯦ ꯑꯝꯇ ꯌꯥꯔꯣꯏꯅ ꯂꯣꯏ ꯊꯤꯡꯉꯛꯑꯦ ꯄꯩꯁꯥ ꯅꯨꯡꯁꯥꯐꯧ ꯑꯩ ꯏꯃꯥ ꯍꯣꯏꯅ ꯆꯞ ꯆꯥꯅ ꯊꯥꯔꯛꯑꯦ ꯑꯗꯨꯅ ꯑꯩ ꯀꯔꯤꯝꯐꯥꯎ ꯍꯧꯖꯤꯛ ꯅꯪ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯗ꯭ꯔꯦ ꯍꯌꯦꯡ ꯀꯣꯟꯅ ꯉꯥꯡꯅꯔꯁꯦ ꯅꯪꯁꯨ ꯅꯪꯒꯤ ꯍꯣꯠꯅꯒꯗꯕ ꯏꯁꯇꯗꯤꯁꯤꯗ ꯑꯣꯏꯅ ꯑꯩꯈꯣꯏ ꯀꯩꯅꯣ ꯐꯣꯀꯁ ꯄꯤꯔꯁꯦ ꯑꯇꯩ ꯋꯥ ꯉꯥꯡꯅꯔꯔꯣꯏꯁꯦ ꯁꯤꯗꯩ ꯍꯦꯟꯅ ꯃꯈꯥ ꯇꯥꯅꯔꯔꯣꯏꯁꯦꯅ ꯑꯗꯩ ꯐꯣꯟ ꯕ꯭ꯂꯣꯛ ꯍꯥꯡꯉꯣ ꯑꯗꯨ ꯇꯧ ꯑꯗꯥ ꯇꯧꯅ ꯅꯨꯄꯤꯁꯤꯅ ꯍꯥꯏꯕꯁꯦ ꯌꯥꯔꯦ ꯍꯌꯦꯡꯋꯥꯏ ꯃꯇꯝ ꯂꯣꯏꯔꯒ ꯑꯥꯗ ꯊꯣꯛꯑꯀꯥꯟꯗ ꯈꯟꯅꯔꯁꯤ ꯀꯥꯏꯅ ꯑꯗꯩꯗꯤ ꯑꯃꯨꯛ ꯅꯨꯄꯤꯁꯤꯅ ꯆꯦꯁꯦ ꯏꯔ ꯄꯤꯔꯝꯗꯣꯏꯅꯦꯕ ꯅꯨꯄꯥꯁꯤꯗ ꯅꯨꯄꯥꯁꯤꯅ ꯄꯥꯔꯨꯕꯁꯦ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯑꯩꯒꯤ ꯀꯥꯗ ꯅꯪ ꯂꯥꯛꯀꯗꯕꯅꯤ ꯍꯥꯏꯔꯝꯗꯣꯏꯅꯦ ꯅꯨꯄꯥꯁꯤꯅ ꯆꯪꯉꯔꯣꯏꯕ ꯑꯗꯩꯗꯤ ꯑꯁ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯄꯤꯁꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦꯀꯣ ꯑꯗꯩ ꯃꯥꯅ ꯑꯃꯨꯛ ꯂꯣꯟꯅ ꯅꯨꯄꯤꯁꯤꯅ ꯑꯃꯨꯛ ꯅꯨꯄꯥꯁꯤ ꯀꯥꯁꯤꯗ ꯆꯠꯂꯦꯕ ꯑꯍꯤꯡꯗ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯀꯥꯗ ꯊꯪꯅ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏ ꯃꯣꯏ ꯑꯅꯤ ꯌꯥꯅꯔꯒ ꯊꯣꯡꯁꯦ ꯍꯥꯡꯉ ꯊꯝꯃꯒ ꯆꯪꯉꯛꯄ ꯅꯠꯇꯅ ꯑꯩꯈꯣꯏ ꯀꯧꯔꯨꯕ ꯌꯥꯕ ꯅꯠꯇꯦꯕ ꯊꯪꯅꯕ ꯃꯤ ꯑꯃ ꯇꯥꯈꯤꯗꯣꯏꯅꯦꯕ ꯑꯗꯩ ꯃꯥꯅ ꯊꯣꯡꯁꯦ ꯇꯞꯅ ꯊꯤꯜꯂꯤꯀꯣ ꯑꯩꯈꯣꯏ ꯆꯤꯔꯣꯜ ꯑꯣꯏꯅ ꯇꯞꯅ ꯀꯧꯏꯀꯣ ꯑꯗꯣ ꯅꯨꯄꯥꯁꯤꯅ ꯇꯥꯔꯤꯃꯤ ꯈꯪꯗꯦ ꯅꯣꯡꯇ ꯍꯥꯡꯉꯛꯇꯦꯕ ꯃꯥꯅ ꯑꯍꯤꯡꯁꯦ ꯑꯗꯨꯃꯥꯏꯅ ꯕꯔꯥꯕꯔ ꯃꯥꯁꯦ ꯑꯌꯥꯝꯕ ꯆꯠꯂꯦꯕ ꯅꯨꯄꯥꯁꯤꯒꯤ ꯊꯣꯡ ꯃꯅꯥꯛꯁꯦ ꯀꯞꯄꯒ ꯂꯩꯕꯤ ꯑꯗꯩ ꯑꯗꯨꯝꯕꯁꯦ ꯃꯥꯅ ꯂꯣꯟꯅ ꯑꯗꯩ ꯃꯤ ꯎꯈꯤꯅꯤ ꯈꯣꯠꯈꯤꯅꯦꯅ ꯑꯃꯨꯛ ꯃꯥꯁꯦ ꯆꯦꯜꯂꯛꯄꯤ ꯃꯤ ꯑꯍꯤꯡꯗ ꯑꯗꯨꯝ ꯀꯩꯅꯣ ꯃꯥꯏ ꯀꯥꯗꯨꯗꯗꯤ ꯀꯩꯅꯣ ꯋꯥꯁꯔꯨꯝ ꯑꯦꯇꯦꯁ ꯇꯧꯕ ꯅꯠꯇꯕꯅꯤꯅ ꯃꯥꯏ ꯑꯍꯤꯡꯗ ꯃꯄꯥꯟ ꯊꯣꯛꯅꯤꯡꯕ ꯈꯣꯠꯅꯤꯡꯕ ꯁꯤ ꯊꯣꯛꯂꯛꯇꯣꯏꯅꯤꯗꯅꯀꯣ ꯊꯣꯡꯁꯦ ꯃꯊꯪ ꯂꯩꯕꯅꯤꯅ ꯑꯗꯨꯝꯕ ꯃꯤ ꯍꯦꯛ ꯊꯣꯡ ꯑꯃꯒ ꯑꯃ ꯍꯦꯛ ꯍꯥꯡꯉꯛꯈꯤꯕꯗ ꯃꯥꯁꯦ ꯆꯦꯟꯈꯤꯗꯣꯏꯅꯦ ꯑꯃꯨꯛ ꯅꯨꯄꯤꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯑꯗꯨꯝ ꯅꯨꯄꯥꯗꯨꯅ ꯁꯨꯡ ꯍꯥꯡꯉꯛꯇ꯭ꯔꯕꯅꯤꯅ ꯃꯤ ꯑꯃꯅ ꯂꯩꯊꯣꯛꯈ꯭ꯔꯗꯤ ꯃꯤ ꯑꯃꯅ ꯇꯥꯅꯕ ꯐꯪꯗꯦ ꯑꯗꯩ ꯌꯥꯟꯕꯨ ꯌꯥꯅꯈ꯭ꯔꯕ ꯃꯣꯏ ꯑꯅꯤꯁꯦ ꯍꯦꯛ ꯌꯥꯅꯈ꯭ꯔꯗꯤ ꯑꯗꯨꯝ ꯃꯤꯠꯌꯦꯡꯐꯧ ꯍꯦꯛ ꯆꯥꯟꯅꯗꯣꯏꯅꯦ ꯑꯗ ꯌꯥꯕꯨ ꯌꯥꯅꯗ꯭ꯔꯕ ꯃꯤꯠꯌꯦꯡꯐꯧ ꯍꯦꯛ ꯆꯥꯟꯅꯔꯔꯣꯏꯕ ꯑꯃꯁꯤꯅ ꯁꯨꯡꯌꯦꯡ ꯌꯦꯡꯕꯤꯔꯛꯇ꯭ꯔꯗꯤ ꯑꯃꯁꯤꯅ ꯑꯗꯨꯝ ꯌꯦꯡꯉꯁꯨ ꯑꯃꯁꯤꯅ ꯁꯨꯡꯌꯦꯡ ꯌꯦꯡꯉꯛꯇ꯭ꯔꯗꯤ ꯃꯤꯠꯌꯦꯡꯐꯧ ꯍꯦꯛ ꯆꯥꯟꯅꯔꯔꯣꯏ ꯑꯗ ꯌꯥꯝ ꯊꯤꯅ ꯌꯥꯅꯔꯝꯕ ꯑꯍꯥꯟꯕ ꯆꯍꯤꯁꯤꯗ ꯍꯦꯛꯇ ꯄ꯭ꯂꯥꯟ ꯊꯥꯅꯈꯩ ꯆꯥꯔꯦ ꯆꯥꯃꯤꯟꯅꯕꯤ ꯃꯕꯥꯅꯤ ꯌꯦꯡꯅꯗꯅ ꯂꯥꯏꯔꯤꯛ ꯄꯥꯔꯦ ꯌꯦꯡꯅꯗꯅ ꯃꯥꯏ ꯗꯣꯝ ꯇꯥꯅ ꯇꯨꯝꯊꯅꯈꯤꯕ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯃꯕꯥꯅꯤꯁꯦ ꯑꯗꯨꯝ ꯂꯣꯏꯅꯔ ꯂꯩꯔꯤꯅꯦꯕ ꯃꯃꯥ ꯃꯄꯥꯒꯤ ꯋꯥꯈꯜ ꯀꯩꯀꯥ ꯂꯣꯏ ꯀꯥꯎꯊꯣꯛꯅꯔꯒ ꯄꯨꯔꯥ ꯁꯪꯁꯥꯔ ꯑꯃꯗ ꯇꯥꯎꯃꯤꯟꯅꯔꯛꯑꯒ ꯂꯩꯔꯛꯑꯕ ꯑꯅꯤꯗꯨ ꯉꯁꯥꯏꯒꯤ ꯑꯃꯅ ꯂꯥꯞꯊꯣꯛꯈꯤꯕꯗꯗꯤ ꯑꯃꯗꯨꯅ ꯉꯥꯎꯔ ꯂꯩꯍꯧꯔꯦꯕ ꯑꯗꯩ ꯅꯨꯄꯤꯁꯤ ꯅꯥꯗꯅꯅꯦ ꯄꯨꯔꯥ ꯀꯣꯂꯥꯞꯁ ꯇꯥꯗꯅ ꯍꯧꯒꯠꯄꯐꯥꯎ ꯉꯝꯗꯗꯅ ꯍꯣꯁꯄꯤꯇꯥꯜꯗ ꯑꯃꯨꯛꯁꯨ ꯄꯨꯈꯠꯂꯦ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗꯩ ꯂꯥꯛꯄ ꯑꯣꯏꯕꯅꯤꯅ ꯃꯣꯏ ꯒꯩ ꯆꯠꯇꯅ ꯈꯣꯠꯇꯅ ꯂꯣꯏ ꯍꯪꯅꯩ ꯍꯣꯁꯄꯤꯇꯥꯜꯗ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯅꯩ ꯃꯥꯁꯦ ꯑꯗꯣ ꯈꯔ ꯑꯃꯗꯤ ꯃꯥꯒꯤ ꯀꯩꯅꯣꯁꯤꯗ ꯅꯨꯡꯉꯥꯏꯇꯕꯁꯨ ꯐꯥꯎꯅꯔꯦꯕ ꯃꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤꯁꯦ ꯃꯥꯅ ꯈꯔ ꯂꯤꯔꯦꯕ ꯑꯗꯩ ꯃꯃꯥꯟꯅꯕꯤ ꯈꯔ ꯑꯃꯗꯤ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯗꯅ ꯑꯗꯨꯝ ꯃꯥꯏ ꯃꯇꯦꯡꯒ ꯄꯥꯡꯕꯤꯕ ꯑꯅꯥꯕꯒ ꯑꯗꯨꯝ ꯃꯣꯏ ꯁꯦꯕꯥ ꯇꯧꯕꯤꯗꯅ ꯃꯣꯏ ꯑꯔꯩꯕ ꯄꯩꯁꯥ ꯄꯨꯊꯣꯛꯑꯒ ꯀꯩꯅꯣ ꯑꯗꯨꯝ ꯃꯣꯏꯅꯒ ꯍꯣꯠꯅꯕꯤꯗꯅꯒ ꯇꯧꯋꯦ ꯑꯗꯣ ꯃꯃꯥꯟꯅꯕꯁꯤꯡ ꯃꯩꯇꯩ ꯃꯆꯥꯁꯤꯡꯁꯤꯐꯧ ꯑꯗꯨꯝ ꯂꯥꯛꯑꯦꯕ ꯍꯪꯕ ꯃꯥ ꯍꯣꯁꯄꯤꯇꯥꯜ ꯄꯨꯈꯠꯈ꯭ꯔꯦ ꯍꯥꯏꯕꯗꯨꯗꯀꯣ ꯃꯥꯗꯤ ꯂꯥꯛꯇꯦꯕ ꯅꯨꯄꯤꯁꯦ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯇꯦꯕ ꯍꯪꯕ ꯍꯦꯛ ꯍꯪꯉꯛꯇꯕꯀꯣ ꯑꯗꯩꯗꯤ ꯅꯨꯄꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯨꯝ ꯑꯗꯨꯃꯥꯏꯅ ꯃꯕꯥꯅꯤꯁꯦ ꯃꯐꯝ ꯑꯝꯇꯗ ꯂꯩꯃꯤꯟꯅꯅ ꯑꯗꯨꯝ ꯂꯥꯞꯊꯣꯛꯅꯕ ꯑꯣꯟꯈ꯭ꯔꯦ ꯑꯗꯩ ꯅꯨꯄꯥꯁꯤ ꯑꯇꯣꯞꯄ ꯅꯨꯄꯤꯗꯨꯒ ꯀꯣꯏꯅꯔꯦ ꯍꯥꯏꯕꯁꯤ ꯃꯕꯥꯅꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯂꯣꯟꯅ ꯌꯦꯡꯅꯕ ꯑꯗꯒꯤ ꯋꯥꯔꯤ ꯁꯥꯕ ꯑꯗꯩ ꯑꯥꯗ ꯃꯣꯏ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯛ ꯃꯇꯝꯗ ꯍꯥꯏꯐꯦꯠ ꯄꯨꯟꯕ ꯑꯗꯣ ꯅꯨꯄꯥꯁꯤꯅ ꯍꯥꯟꯅ ꯅꯨꯄꯤꯒꯤ ꯑꯗꯨꯃꯥꯏꯅꯗꯤ ꯄꯨꯟꯗ꯭ꯔꯦꯕ ꯉꯁꯥꯏ ꯂꯣꯟꯅ ꯃꯥꯁꯦ ꯐꯣꯡꯕꯁꯤ ꯌꯥꯔꯣꯏꯗꯕꯅꯤꯅ ꯂꯣꯟꯅ ꯑꯣꯏꯅ ꯃꯕꯥꯅꯤꯁꯦ ꯄꯨꯜꯂꯦ ꯑꯗꯨꯁꯨ ꯑꯗꯨꯝ ꯎꯅꯩꯌꯦꯕ ꯃꯌꯥꯝꯁꯤꯅꯀꯣ ꯑꯗꯨꯝ ꯃꯕꯥꯅꯤ ꯀꯣꯏꯅꯔꯦ ꯍꯥꯏꯕꯁꯦ ꯈꯪꯉꯦꯕ ꯑꯗꯩ ꯁꯥꯎꯅꯕ ꯌꯥꯎꯅꯔꯦꯕ ꯃꯥꯅ ꯁꯨꯛ ꯐꯖꯅ ꯃꯕꯥꯅꯤ ꯅꯨꯡꯁꯤꯅꯗꯅ ꯇꯧꯔꯒ ꯃꯥꯅ ꯅꯨꯄꯤ ꯑꯇꯣꯞꯄꯁꯦ ꯀꯣꯏꯕ ꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯅꯨꯄꯤꯁꯤꯒꯤ ꯃꯃꯥꯟꯅꯕꯤ ꯈꯔ ꯃꯥꯒꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯦꯕ ꯑꯗꯨꯃꯥꯏꯅ ꯂꯩꯔꯛꯄ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯃꯆꯥꯁꯤ ꯑꯅꯤꯁꯨꯕ ꯆꯍꯤꯒꯤ ꯑꯦꯛꯖꯥꯝ ꯊꯥꯒꯗꯕ ꯃꯇꯝꯁꯦ ꯁꯤꯒꯤ ꯊꯥ ꯑꯃꯨꯛ ꯋꯥꯠꯂꯤꯉꯩꯗ ꯅꯥꯕꯁꯦ ꯃꯥꯁꯦ ꯌꯥꯝ ꯀꯟꯁꯤꯜꯂꯛꯑꯦꯕ ꯋꯥꯈꯜꯁꯤꯅꯀꯣ ꯅꯨꯄꯥꯁꯤꯅ ꯄꯨꯔꯥ ꯂꯩꯊꯣꯔꯛꯑꯕꯅꯤꯅ ꯆꯍꯤꯗꯨꯃ ꯄꯨꯔꯥ ꯂꯩꯊꯣꯔꯛꯑꯕꯅꯤ나 ꯑꯗꯩ ꯅꯨꯄꯤ ꯑꯃꯗꯨꯁꯨ ꯑꯃꯨꯛ ꯀꯣꯏꯔꯦ ꯍꯥꯏꯕꯁꯨ ꯈꯪꯉꯕꯅꯤꯅ ꯋꯥꯔꯤꯕꯨ ꯍꯦꯛ ꯁꯥ ꯐꯪꯗ꯭ꯔꯦ ꯆꯍꯤꯗꯨꯃꯀꯣ ꯑꯗꯩ ꯃꯥꯒꯤ ꯔꯨꯝꯗ ꯂꯥꯛꯑꯣꯅ ꯆꯦ ꯄꯤꯔꯝꯃꯤ ꯂꯥꯛꯇꯦ ꯑꯗꯩ ꯃꯥꯅ ꯌꯦꯡꯉꯛꯇꯦ ꯐꯣꯟ ꯅꯨꯡ ꯂꯣꯏ ꯕ꯭ꯂꯣꯛ ꯄꯤꯁꯜꯂꯛꯑꯦ ꯑꯗꯩ ꯑꯗꯨꯅ ꯄꯨꯔꯥ ꯃꯥꯁꯦ ꯍꯦꯛꯇ ꯑꯉꯥꯎꯕꯁꯦ ꯍꯦꯟꯒꯠꯂꯛꯑꯒꯅꯦ
ꯅꯨꯄꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯌꯨꯝꯗꯩ ꯄꯩꯁꯥ ꯊꯥꯔꯛꯇꯕꯒꯤ ꯅꯪꯅꯗꯕꯒꯤ ꯏꯀꯥꯏꯕꯅꯦ ꯑꯗꯩ ꯃꯃꯥꯟꯅꯕꯤꯁꯤꯡ ꯄꯩꯁꯥ ꯊꯧꯒꯠꯂꯛꯄ ꯌꯥꯎꯈꯠꯂꯦ ꯅꯪ ꯍꯧꯖꯤꯛ ꯄꯩꯁꯥ ꯑꯩꯒꯤꯁꯨ ꯊꯤꯕ ꯃꯇꯝ ꯌꯧꯔꯛꯑꯦ ꯑꯗꯣ ꯑꯁꯤ ꯅꯪ ꯄꯩꯁꯥ ꯄꯨꯏ ꯊꯥ ꯈꯨꯗꯤꯡꯒꯤ ꯑꯗꯨꯗꯣ ꯃꯃꯥꯟꯅꯕꯤꯅꯕꯨ ꯍꯥꯏꯕ ꯌꯥꯎꯈꯠꯂꯦ ꯑꯗꯩ ꯃꯥꯁꯦ ꯃꯥ ꯏꯟꯁꯇꯤꯇ꯭ꯌꯨꯠꯇ ꯂꯥꯏꯔꯤꯛ ꯇꯝꯕ ꯃꯥ ꯀꯩꯅꯣ ꯁ꯭ꯀꯨꯜ ꯀꯥꯕ ꯉꯝꯃꯛꯇꯕ ꯑꯗꯩ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯃꯥꯁꯦ ꯗꯤꯄ꯭ꯔꯦꯁꯟ ꯆꯠꯂꯒ ꯑꯩꯈꯣꯏꯒꯤ ꯃꯁꯝꯒꯁꯦ ꯐꯣꯏꯔꯒ ꯂꯥꯎꯕꯤ ꯈꯣꯡꯕꯤ ꯑꯗꯩꯗꯤ ꯀꯞꯄꯤ ꯑꯁ ꯄꯨꯔꯥ ꯀꯩꯅꯣꯝ ꯇꯧꯔꯦꯁꯦ ꯃꯥꯁꯦ ꯍꯦꯟꯖꯜꯂꯛꯑꯦ ꯁꯨꯝ ꯍꯦꯟꯖꯜꯂꯛꯑꯦꯕ ꯑꯗ ꯃꯣꯏ ꯃꯃꯥꯟꯅꯕꯤ ꯈꯔꯅ ꯅꯨꯄꯥꯁꯤꯗ ꯃꯣꯏꯅꯐꯧ ꯍꯥꯏꯌꯦꯕ ꯃꯥꯁꯦ ꯅꯥꯕꯁꯦ ꯌꯥꯝ ꯍꯦꯟꯖꯟꯈ꯭ꯔꯅꯤ ꯅꯪ ꯅꯨꯡꯁꯤꯗ꯭ꯔꯁꯨ ꯃꯇꯝ ꯈꯔꯗꯤ ꯅꯪ ꯊꯦꯝꯕꯤꯌꯨ ꯅꯠꯇꯗꯤ ꯃꯥꯁꯦ ꯄꯨꯔꯥ ꯃꯥꯅ ꯀꯩꯅꯣꯁꯦ ꯃꯥꯒꯤ ꯀꯩꯅꯣꯁꯤꯐꯥꯎ ꯃꯥꯡꯉꯛꯑꯅꯤ ꯂꯣꯏꯅꯃꯛ ꯃꯥ ꯁꯣꯏꯗꯅ ꯊꯣꯛꯈ꯭ꯔꯅꯤ ꯌꯨꯝꯗ ꯃꯥꯁꯦ ꯀꯩꯅꯣꯝ ꯇꯧꯔꯦ ꯂꯩꯃꯤꯟꯅꯕꯗ ꯑꯩꯈꯣꯏꯅ ꯈꯪꯉꯦ ꯆꯥꯛ ꯏꯁꯤꯡ ꯆꯥꯗ꯭ꯔꯦ ꯑꯗꯩꯗꯤ ꯒꯨꯂꯤꯒꯁꯦ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥ ꯀꯩꯅꯣꯁꯦ ꯁ꯭ꯂꯤꯞꯄꯤꯡ ꯄꯤꯟꯁꯦ ꯇꯨꯝꯅꯕꯒꯤ ꯒꯨꯂꯤꯁꯦ ꯆꯥꯔ ꯇꯨꯝꯗꯗꯤ ꯃꯥ ꯇꯨꯝ ꯌꯥꯗ꯭ꯔꯦꯕ ꯑꯗꯨꯐꯥꯎꯗ ꯃꯥꯅ ꯃꯉꯥ ꯇꯔꯨꯛꯀ ꯆꯥꯁꯟꯕꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯥ ꯌꯥꯝ ꯁꯣꯛꯑꯦ ꯍꯥꯏꯕꯁꯦ ꯅꯨꯄꯥꯁꯤꯅ ꯑꯁ ꯑꯗꯨ ꯑꯩꯅ ꯀꯃꯥꯏꯅ ꯀꯩꯅꯣ ꯇꯧꯗꯣꯏꯅꯣ ꯒ ꯍꯥꯏꯕꯤ ꯑꯗꯨꯝ ꯀꯔꯤꯝꯐꯧ ꯌꯦꯡꯗ꯭ꯔꯦꯕ ꯅꯨꯄꯤꯁꯤꯒꯤ ꯀꯟꯗꯤꯁꯟ ꯍꯥꯏꯔꯐꯧꯗ ꯅꯨꯄꯥꯁꯦ ꯅꯨꯡꯁꯤꯕꯁꯦ ꯐꯥꯎꯗ꯭ꯔꯦꯕ ꯑꯗꯨꯒꯗꯤ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯑꯔꯣꯏꯕꯗꯗꯤ ꯄꯨꯔꯥ ꯅꯨꯄꯤꯁꯦ ꯉꯥꯎꯅ ꯐꯩꯅ ꯅꯥꯈꯠꯂꯛꯑꯦꯕ ꯑꯩꯈꯣꯏꯒꯤ ꯍꯣꯁꯇꯦꯜꯒꯤ ꯃꯅꯨꯡꯗꯒꯁꯦ ꯕꯦꯔꯟꯗꯥꯗꯣ ꯀꯞꯄꯒ ꯆꯦꯟꯕꯤ ꯑꯗꯩ ꯑꯩꯈꯣꯏ ꯐꯃꯨꯡꯗꯒ ꯍꯦꯛꯇ ꯀꯞꯄꯒ ꯇꯨꯝꯕꯤ ꯃꯤꯒꯁꯦ ꯃꯁꯛ ꯈꯪꯗꯕꯤ ꯄꯨꯔꯥ ꯋꯥꯟꯊꯔꯒ ꯇꯥꯕꯤ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯅꯕꯤ ꯇꯣꯏꯔꯦ ꯍꯣꯁꯄꯤꯇꯥꯜ ꯄꯨꯈꯠꯄꯁꯦ ꯁꯤꯒꯤ ꯐꯤꯕꯝꯁꯦ ꯂꯩꯁꯜꯂꯛꯑꯦꯕ ꯑꯗꯩ ꯃꯣꯏꯁꯦ ꯑꯁꯣꯝꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯁꯤꯜꯂꯤꯕ ꯃꯅꯤꯄꯨꯔꯗꯒꯤ ꯁꯤꯜꯂꯤꯕꯁꯤꯗ ꯃꯣꯏꯒꯤ ꯏꯟꯁꯇꯤꯇ꯭ꯌꯨꯠꯀꯤ ꯃꯤꯁꯤꯅ ꯄꯥꯎ ꯄꯤꯔꯛꯑꯦꯕ ꯃꯥꯁꯦ ꯃꯅꯤꯄꯨꯔꯗ ꯊꯣꯛꯍꯟꯈꯤꯕ ꯐꯔꯅꯤ ꯈꯣꯠꯂꯅꯤꯅ ꯄꯩꯈꯥꯁꯤꯗꯤ ꯑꯦꯛꯖꯥꯝꯁꯤꯗꯤ ꯈꯖꯤꯛꯇꯪ ꯉꯥꯏꯁꯜꯂꯛꯑꯕ ꯑꯗꯩ ꯂꯩꯇ ꯑꯦꯛꯖꯥꯝ ꯊꯥꯗꯣꯔꯕꯅꯤ나 ꯆꯍꯤꯗꯨꯃꯒꯤ ꯂꯣꯏ ꯑꯔꯣꯏꯕꯒꯤ ꯊꯤꯐꯝ ꯊꯣꯛꯄ ꯂꯣꯏ ꯊꯤꯔꯕꯅꯦꯕ ꯃꯃꯥ ꯃꯄꯥꯁꯤꯅ ꯍꯤꯡꯒꯣꯜ ꯕꯟꯗꯣꯞ ꯊꯝꯃ ꯊꯤꯔꯤꯕ ꯄꯩꯁꯥꯅꯦꯕ ꯑꯔꯣꯏꯕꯒꯤꯁꯤꯗꯤ ꯑꯗꯨꯒ ꯄꯩꯁꯥꯁꯨ ꯑꯁꯣꯝꯗ ꯂꯥꯛ 5 ꯀꯩꯃꯨꯛꯁꯨ ꯄꯨꯁꯜꯂꯛꯑꯕꯅꯦꯕ ꯑꯍꯥꯟꯕ ꯆꯍꯤꯒꯤ ꯂꯣꯏꯔꯛꯄꯩ ꯊꯤꯕꯩ ꯈꯔ ꯄꯨꯁꯜꯂꯛꯄꯒ ꯑꯗꯩ ꯑꯅꯤꯁꯨꯕ ꯆꯍꯤꯒꯤ ꯁꯨꯃꯥꯏꯅ ꯈꯔ ꯄꯨꯁꯜꯂꯛꯄꯗ ꯂꯥꯛ 4-5ꯁꯨ ꯄꯨꯁꯜꯂꯒ ꯍꯤꯡꯒꯣꯜ ꯕꯟꯗꯣꯞ ꯊꯝꯃꯕꯅꯤ ꯂꯧ ꯌꯣꯜꯂꯕꯅꯤ ꯑꯗꯩ ꯃꯃꯥꯒꯤ ꯁꯅꯥ ꯃꯆꯥ ꯑꯃ ꯂꯤꯛ ꯃꯆꯥ ꯑꯃ ꯁꯤꯔꯝꯕ ꯈꯣꯠꯄ ꯂꯣꯏꯅ ꯕꯟꯗꯣꯞ ꯊꯝꯈ꯭ꯔꯕꯅꯦꯕ ꯕꯟꯗꯣꯞꯇꯒꯤ ꯑꯃꯨꯛ ꯍꯟ ꯉꯝꯗꯗꯅ ꯄꯨꯔꯥ ꯀꯥꯏꯈ꯭ꯔꯕꯅꯦꯕ ꯑꯗꯨꯒꯤ ꯑꯗꯩ ꯃꯄꯥꯁꯨ ꯅꯥꯔꯒꯁꯨ ꯑꯃꯨꯛ ꯂꯩꯁꯜꯂꯛꯑꯕ ꯍꯥꯏꯕ ꯃꯇꯝꯁꯦꯀꯣ ꯁꯤꯗꯩꯁꯤꯗ ꯑꯃꯨꯛ ꯄꯥꯎꯁꯤ ꯂꯥꯛꯑꯦ ꯑꯁꯣꯝꯗ ꯃꯃꯥꯁꯤꯁꯨ ꯃꯄꯥꯒꯤ ꯃꯊꯥꯅꯦ ꯑꯃꯅꯦ ꯑꯗꯩ ꯁꯣꯝꯗ ꯃꯆꯥꯅꯨꯄꯤꯗꯣ ꯅꯥꯔꯦ ꯈꯣꯠꯂꯦ ꯄꯩꯁꯥ ꯊꯥꯔꯛꯎ ꯍꯥꯏꯕꯩ ꯃꯊꯥꯅꯦ ꯄꯨꯔꯥ ꯃꯃꯥꯁꯤꯁꯨ ꯀꯩꯅꯣꯝꯅꯦꯕ ꯑꯗꯨꯗ ꯑꯃꯨꯛ ꯃꯥꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯩꯈꯣꯏꯒꯤ ꯉꯥꯎꯔꯦ ꯃꯥꯁꯦ ꯄꯨꯔꯥ ꯀꯩꯅꯣꯝ ꯇꯧꯔꯦ ꯑꯩꯈꯣꯏꯒꯤ ꯃꯤ ꯃꯁꯛ ꯈꯪꯗ꯭ꯔꯦ ꯆꯣꯔꯣꯟ ꯄꯥꯔꯣꯟ ꯂꯣꯜꯂꯦ ꯑꯍꯤꯡꯗ ꯍꯧꯒꯠꯂ ꯆꯦꯜꯂꯦ ꯑꯩꯈꯣꯏ ꯐꯥꯅꯔꯦ ꯌꯥꯝ ꯋꯥꯔꯦ ꯁꯦꯟꯅ ꯉꯝꯗ꯭ꯔꯦ ꯃꯥꯁꯦ ꯌꯨꯝꯗ ꯄꯨꯊꯣꯛꯄꯤꯈ꯭ꯔꯣꯅ ꯍꯥꯏꯔꯦꯀꯣ ꯑꯗꯩ ꯁꯤꯜꯂꯤꯕ ꯑꯣꯖꯥꯁꯤꯅ ꯃꯣꯏꯗ ꯍꯥꯏꯔꯦꯕ ꯁꯤꯗꯤ ꯅꯣꯏ ꯆꯠꯂꯒ ꯂꯧꯊꯣꯛꯄꯤꯔꯨꯒꯗ꯭ꯔꯥ ꯑꯉꯥꯡꯁꯦ ꯑꯇꯩ ꯑꯉꯥꯡꯈꯩ ꯏꯁꯇꯗꯤꯗ ꯂꯣꯏ ꯌꯦꯠꯂꯦ ꯃꯥ ꯗꯥꯛꯇꯔ ꯆꯠꯄꯗ ꯑꯩꯈꯣꯏ ꯆꯠꯄ ꯉꯝꯃꯔꯣꯏ ꯍꯥꯏꯖꯜꯂꯛꯑꯦ ꯑꯩꯅ ꯁꯤꯜꯂꯒ ꯃꯤ ꯆꯠꯍꯜ ꯂꯩꯔꯦ ꯇꯣꯏꯔꯦ ꯃꯥ ꯗꯥꯛꯇꯔ ꯄꯨꯈꯠꯂꯤꯁꯦ ꯑꯗꯩ ꯄꯩꯁꯥꯁꯤꯐꯧꯗ ꯉꯁꯥꯏꯒꯤ ꯅꯥꯔꯦ ꯍꯥꯏꯔꯐꯧꯁꯤꯗꯅꯦ ꯄꯩꯁꯥꯁꯦ ꯂꯩꯇꯗꯅ ꯃꯃꯥꯁꯤꯅ ꯀꯣꯟꯅ ꯍꯟꯖꯜꯂꯛꯑꯒꯦꯅ ꯊꯥ ꯉꯝꯗꯗꯅ ꯁꯤꯜꯂꯤꯕ ꯑꯣꯖꯥꯁꯤꯗꯒꯤꯐꯧ ꯗꯥꯛꯇꯔ ꯆꯠꯄꯩ ꯈꯣꯠꯄꯩ ꯆꯥꯔꯖ ꯃꯥꯅ ꯁꯤꯟꯕꯅꯤꯅ ꯃꯥꯅ ꯑꯣꯏꯅꯊꯥꯔ ꯃꯉꯣꯟꯗꯐꯥꯎ 50-60 ꯇꯣꯜꯂꯦꯕ ꯃꯥꯒꯤꯐꯥꯎ ꯁꯨꯒꯠꯂꯛꯑꯦꯕ ꯇꯣꯏꯅ ꯅꯥꯁꯜꯂꯛꯑꯦꯕ ꯑꯉꯥꯡꯁꯦ ꯆꯥꯗ꯭ꯔꯕꯅꯤꯅ ꯊꯛꯇ꯭ꯔꯕꯅꯤꯅ ꯑꯗꯩꯗꯤ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯑꯗꯨꯗ ꯂꯩꯕ ꯑꯃꯈꯛ ꯃꯣꯏꯁꯦ ꯀꯃꯥꯏꯅ ꯃꯥꯁꯦ ꯂꯧꯊꯣꯛꯑꯣꯅ ꯑꯁꯣꯝꯗꯩꯗꯤ ꯍꯥꯏꯔꯕ ꯑꯗꯩ ꯁꯤꯜꯂꯤꯕ ꯑꯣꯖꯥꯁꯤꯅꯁꯨ ꯃꯣꯏ ꯄꯦꯔꯦꯟꯁꯁꯤꯗ ꯍꯥꯏꯔꯕ ꯂꯧꯊꯣꯛꯑꯣꯅ ꯑꯗ ꯃꯃꯥꯁꯤꯅ ꯆꯠꯂ ꯂꯧꯊꯣꯛꯄꯒꯤ ꯃꯥꯏ ꯄꯩꯁꯥꯁꯨ ꯂꯩꯇꯕ ꯑꯗꯩ ꯃꯆꯥꯅꯨꯄꯤꯁꯦ ꯃꯊꯟꯇ ꯊꯣꯛꯂꯛꯄꯗꯤ ꯉꯝꯃꯔꯣꯏꯗꯕ ꯐꯤꯕꯝꯁꯦ ꯌꯥꯝ ꯂꯨꯕ ꯑꯣꯏꯁꯜꯂꯛꯑꯦꯕꯀꯣ ꯑꯗꯩꯗꯤ ꯅꯨꯄꯤ ꯃꯆꯥꯁꯤ ꯁꯣꯝꯗ ꯄꯨꯔꯥ ꯆꯥꯎ ꯊꯛꯎ ꯌꯥꯗ꯭ꯔꯦ ꯄꯨꯔꯥ ꯀꯣꯂꯥꯞꯁ ꯇꯥꯔꯦ ꯋꯥ ꯉꯥꯡꯗ꯭ꯔꯦ ꯃꯤ ꯃꯁꯛ ꯈꯪꯒꯠꯂꯛꯇ꯭ꯔꯦ ꯆꯣꯏꯔꯣꯟ ꯄꯥꯔꯣꯟ ꯂꯣꯟꯈꯠꯂꯦ ꯃꯁꯝ ꯃꯅꯥ ꯄꯨꯔꯥ ꯐꯣꯏꯔꯒ ꯀꯞꯄꯤ ꯑꯗꯩ ꯐꯃꯨꯡ ꯐꯥꯅꯨꯡ ꯂꯪꯒꯥꯏꯕꯤ ꯄꯨꯔꯥ ꯀꯩꯅꯣꯝ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯀꯩꯅꯣꯁꯤꯗ ꯕꯦꯔꯟꯗꯥꯁꯤꯗ ꯆꯦꯟꯕꯤ ꯄꯔꯦꯡꯒꯤ ꯀꯩꯅꯣꯁꯤꯗ ꯄꯨꯔꯥ ꯃꯃꯥꯟꯅꯕꯤꯈꯩꯁꯨ ꯋꯥꯅꯔꯦꯕ ꯃꯌꯨꯝꯗ ꯂꯣꯏ ꯄꯥꯎ ꯌꯧꯅꯔꯦꯕ ꯑꯁ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯗꯤꯁꯇꯔꯕ ꯇꯧꯔꯦ ꯈꯣꯠꯂꯦ ꯃꯥ ꯑꯃꯨꯛ ꯊꯤꯕ ꯆꯦꯟꯅꯅꯤ ꯑꯗꯒꯤ ꯀꯞꯄ ꯑꯃꯨꯛ ꯂꯩꯅꯤ ꯑꯗꯨ ꯂꯩꯃꯤꯟꯅꯔꯃꯤꯅ ꯑꯃꯨꯛ ꯁꯤꯔꯝꯃꯗꯤꯅ ꯑꯃꯨꯛ ꯁꯦꯟꯅꯅꯤ ꯑꯩꯈꯣꯏ ꯇꯨꯝꯗ꯭ꯔꯦ ꯑꯗꯨꯅ ꯑꯌꯨꯛꯇ ꯍꯧꯒꯠ ꯉꯝꯗ꯭ꯔꯦ ꯂꯥꯏꯔꯤꯛ ꯄꯥ ꯉꯝꯗ꯭re ꯑꯩꯈꯣই ꯀꯩꯅꯣ ꯆꯠꯄ ꯉꯝꯗ꯭ꯔꯦ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯆꯠꯄ ꯉꯝꯗ꯭ꯔꯦ ꯀ꯭ꯂꯥꯁ ꯌꯥꯎ ꯉꯝꯗ꯭ꯔꯦ ꯀ꯭ꯂꯥꯁ ꯃꯅꯨꯡꯗ ꯎꯏꯔꯦ ꯑꯗꯩ ꯅꯥꯔꯦ ꯗꯣꯛꯇꯔ ꯑꯃꯨꯛ ꯄꯨꯈꯠꯀꯅꯤ ꯑꯗꯨ ꯑꯩꯈꯣꯏ ꯁꯥꯔꯅ
ꯅꯣꯏꯅ ꯆꯠꯂꯣ ꯅꯪ ꯑꯥꯗꯩ ꯑꯃꯨꯛ ꯍꯥꯏꯔꯛꯑꯅꯤ ꯑꯩꯈꯣꯏ ꯔꯥꯎꯟ ꯇꯥꯅꯔꯦ ꯍꯞꯇꯥ ꯑꯃꯒꯤ ꯃꯥ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯗꯥꯛꯇꯔ ꯄꯨꯈꯠꯂꯦ ꯋꯥꯔꯦ ꯑꯩꯈꯣꯏ ꯋꯥꯔꯦꯅ ꯄꯦꯔꯦꯟꯁ ꯂꯣꯏ ꯌꯧꯅꯔꯦꯕ ꯄꯦꯔꯦꯟꯁꯅ ꯑꯃꯨꯛ ꯑꯁ ꯃꯥꯁꯦ ꯂꯧꯊꯣꯛꯍꯟꯈ꯭ꯔꯣ ꯑꯩꯈꯣꯏ ꯏꯆꯥꯁꯤꯡꯗ ꯗꯤꯁꯇꯔꯕ ꯇꯧꯔꯦ ꯈꯣꯠꯂꯦ ꯑꯩꯈꯣꯏꯁꯨ ꯄꯩꯁꯥ ꯌꯥꯝ ꯆꯪꯅ ꯑꯆꯧꯕ ꯑꯁꯥ ꯑꯝꯇ ꯊꯥꯔꯤꯅꯦ ꯑꯗꯣ ꯁꯥꯔ ꯃꯇꯨꯡꯗꯤ ꯑꯩꯈꯣꯏ ꯏꯆꯥꯗ ꯃꯥ ꯗꯣꯛꯇꯔ ꯄꯨꯕꯒꯤ ꯆꯠꯂꯣ ꯍꯥꯏꯕꯤꯒꯅꯣ ꯑꯩꯈꯣꯏ ꯏꯆꯥꯗ ꯃꯣꯏ ꯄꯦꯔꯦꯟꯁ ꯆꯠꯂ ꯂꯧꯍꯟꯕꯤꯔꯣꯅ ꯑꯗꯩꯃꯨꯛ ꯃꯥꯁꯦ ꯁꯦꯟꯅꯕꯁꯦ ꯀꯩꯅꯣ ꯃꯤ ꯑꯅꯤ ꯁꯦꯟꯅꯍꯜꯂꯦꯕ ꯑꯍꯤꯡꯁꯦ ꯁꯤꯁꯦ ꯑꯩꯈꯣꯏ ꯏꯆꯥꯗ ꯃꯥ ꯁꯦꯟꯅꯕꯒꯤ ꯗ꯭ꯌꯨꯇꯤ ꯄꯤꯕꯤꯒꯅꯨ ꯑꯉꯥꯡ ꯑꯌꯨꯛꯇ ꯀ꯭ꯂꯥꯁ ꯆꯠꯄ ꯉꯝꯗ꯭ꯔꯦ ꯍꯧꯒꯠ ꯉꯝꯗ꯭ꯔꯦ ꯀ꯭ꯂꯥꯁꯇ ꯎꯏꯔꯦ ꯂꯥꯏꯔꯤꯛꯇ ꯀꯩꯅꯣ ꯄꯤꯕ ꯉꯝꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯑꯦꯛꯖꯥꯝꯁꯦ ꯊꯥ ꯐꯥꯖꯤꯜꯂꯛꯇ꯭ꯔꯦ ꯑꯗꯨꯅ ꯁꯥꯔ ꯁꯤꯁꯦ ꯀꯩꯅꯣ ꯑꯩꯈꯣꯏ ꯑꯉꯥꯡꯗ ꯇꯥꯍꯟꯕꯤꯒꯅꯨꯅ ꯂꯣꯏꯅ ꯄꯦꯔꯦꯟꯁ ꯄꯨꯝꯅꯃꯛꯅ ꯍꯥꯏꯗꯅ ꯁꯤꯜꯂꯤꯕ ꯑꯣꯖꯥꯁꯤ ꯃꯀꯣꯛꯁꯦ ꯉꯥꯎꯔꯦꯕ ꯃꯥꯅ ꯑꯃꯨꯛ ꯄ꯭ꯔꯦꯁꯔꯁꯦ ꯄꯤꯔꯦꯕ ꯅꯣꯏ ꯆꯠꯂ ꯂꯧꯊꯣꯛꯎꯔꯣ ꯅꯠꯇ꯭ꯔꯒ ꯑꯩ ꯂꯧꯊꯣꯛꯎꯔꯒꯦ ꯐ꯭ꯂꯥꯏꯠ ꯇꯤꯀꯦꯠ ꯀꯩ ꯀꯛꯑꯣ ꯍꯥꯏꯔꯦ ꯑꯗꯩ ꯀꯛꯇ꯭ꯔꯦ ꯑꯗꯨꯁꯨꯀꯣ ꯃꯃꯥꯁꯤꯅ ꯀꯞꯄꯦ ꯃꯄꯥꯗꯁꯨ ꯈꯪꯍꯟꯗ꯭ꯔꯦ ꯃꯄꯥꯒꯤꯁꯨ ꯐꯤꯕꯝ ꯂꯨꯁꯜꯂꯛꯄ ꯑꯗꯩ ꯃꯆꯥꯅꯨꯄꯤꯒꯤ ꯄꯥꯎꯁꯦ ꯃꯄꯥꯁꯤꯗꯁꯨ ꯃꯃꯥꯁꯤꯅ ꯍꯥꯏꯕꯁꯤ ꯉꯝꯗ꯭ꯔꯕ ꯑꯗꯩ ꯃꯃꯥꯁꯦ ꯃꯥꯅ ꯁꯤꯟꯕꯁꯨ ꯉꯝꯗꯕ ꯄꯩꯁꯥ ꯄꯨꯐꯝ ꯍꯪꯐꯝꯁꯦ ꯆꯠꯂꯨꯕꯗꯁꯨ ꯌꯥꯗꯕ ꯃꯄꯥ ꯑꯅꯥꯕꯒꯤ ꯁꯦꯕꯥꯁꯨ ꯊꯥꯗꯣꯛ ꯌꯥꯗꯕ ꯄꯩꯁꯥ ꯍꯪꯕꯒꯤ ꯑꯃꯨꯛꯁꯨ ꯆꯦꯟꯅꯕ ꯍꯣꯠꯅ ꯃꯃꯥꯁꯤꯁꯨ ꯄꯨꯔꯥ ꯀꯩꯅꯣꯝ ꯇꯧꯔꯦ ꯏꯃꯨꯡꯁꯦ ꯑꯗꯩ ꯎꯄꯥꯏ ꯂꯩꯔꯛꯇ꯭ꯔꯀꯥꯟꯗꯗꯤ ꯃꯥꯁꯦ ꯀꯩꯅꯣ ꯁꯥꯔꯅ ꯄꯩꯁా ꯄꯨꯊꯣꯛꯑ ꯂꯧꯊꯣꯛꯄꯤꯔꯨꯔꯣ ꯀꯣꯟꯅ ꯑꯩꯈꯣꯏ ꯍꯟꯖꯜꯂꯒꯦ ꯍꯥꯏꯔꯦꯕ ꯑꯗꯨꯗꯤ ꯑꯩꯗꯤ ꯉꯝꯃꯣꯏ ꯄꯩꯁా ꯂꯩꯇꯦ ꯍꯥꯏꯔꯦ ꯑꯣꯖꯥꯁꯤꯅꯀꯣ ꯑꯩ ꯆꯪꯕꯒꯤ ꯍꯜꯂꯛꯄꯒꯤ ꯑꯗꯩ ꯃꯥꯒꯤ ꯁꯤ ꯃꯌꯥꯝꯁꯦ ꯑꯩ ꯂꯣꯏ ꯄꯨꯊꯣꯛꯄꯗꯤ ꯑꯩꯗꯤ ꯉꯝꯃꯣꯏꯅ ꯑꯃꯨꯛ ꯏꯟꯖꯟꯅꯔꯦꯕ ꯃꯣꯏꯁꯦ ꯑꯗꯨꯒꯤ ꯀꯩꯅꯣꯁꯤꯗ ꯃꯇꯥꯡꯁꯤꯗꯀꯣ ꯑꯩꯈꯣꯏꯒꯤ ꯑꯥꯗ ꯃꯥꯗꯤ ꯍꯧꯖꯤꯛꯀꯤ ꯃꯣꯏꯒꯤ ꯇꯝꯃꯤꯗꯣ ꯑꯗꯨ ꯂꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯅꯤꯡ ꯇꯧꯔꯒ ꯂꯩꯕ ꯑꯃꯈꯛ ꯍꯥꯏꯇꯥꯔꯦ ꯁꯥꯇ꯭ꯔꯤ ꯑꯃꯈꯛ ꯃꯥꯒꯤ ꯇꯝꯕ ꯂꯣꯏꯔ ꯇ꯭ꯔꯦꯅꯤꯡ ꯇꯧꯔ ꯂꯩꯕ ꯑꯃꯈꯛ ꯃꯥꯒꯤ ꯕꯕꯥ ꯂꯩꯇ꯭ꯔꯦꯕ ꯃꯇꯥꯡꯁꯤꯗ ꯑꯗꯨ ꯕꯕꯥ ꯂꯩꯇꯕꯒꯤ ꯃꯥꯁꯦ ꯄꯣꯠꯂꯣꯏꯕ ꯉꯥꯏꯔ ꯂꯩꯅꯔꯦꯕ ꯃꯥ ꯊꯣꯛꯂꯛꯄ ꯑꯗꯨꯒꯤ ꯃꯥꯁꯦ ꯈꯨꯗꯛꯇ ꯊꯣꯛꯂꯛꯀꯗꯕ ꯑꯣꯏꯔꯦꯕ ꯑꯗꯨ ꯊꯣꯛꯂꯛꯄꯗ ꯌꯥꯎꯍꯜꯂꯛꯑꯣ ꯑꯉꯥꯡꯁꯦꯅ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯔꯕ ꯃꯊꯟ ꯊꯣꯛꯂꯛꯄꯁꯨ ꯌꯥꯔꯣꯏꯗꯕ ꯁꯣꯝꯗꯩ ꯂꯧꯊꯣꯛꯑ ꯆꯪꯉꯦ ꯄꯩꯁꯥ ꯂꯧꯊꯣꯛꯄ ꯆꯪꯉꯦ ꯑꯗꯨꯏꯗꯤ ꯃꯥꯒ ꯊꯣꯛꯂꯛꯍꯜꯂꯧꯔꯒꯗꯤ ꯁꯣꯝꯗꯩ ꯂꯧꯊꯣꯛꯄ ꯆꯪꯕ ꯃꯤꯒꯤ ꯇꯤꯀꯦꯠ ꯄꯩꯁꯥ ꯑꯗꯒꯤ ꯊꯣꯛꯂꯛꯄ ꯃꯤ ꯑꯅꯤꯒꯤ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯗꯨꯅꯦ ꯂꯧꯕ ꯆꯪꯉꯤꯕꯗꯨꯅꯦ ꯑꯗꯨꯁꯦ ꯂꯣꯏ ꯁꯦꯞ ꯑꯣꯏꯗꯣꯏꯕ ꯑꯉꯥꯡꯗꯨ ꯈꯛꯇꯪꯒꯤ ꯊꯣꯛꯂꯛꯄꯩ ꯀꯛꯑ ꯌꯥꯗꯣꯏꯕ ꯑꯗꯨꯒꯤꯗ ꯊꯣꯛꯍꯧꯕ ꯅꯠꯇꯗꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯦꯅ ꯍꯧꯖꯤꯛꯀꯤ ꯁꯤꯜꯂꯤꯕ ꯑꯣꯖꯥꯁꯤꯅꯅꯦ ꯎꯄꯥꯏ ꯂꯩꯃꯜꯂꯛꯇꯗꯅ ꯄ꯭ꯔꯦꯁꯔ ꯃꯌꯥꯝ ꯃꯉꯣꯟꯗ ꯄꯦꯔꯦꯟꯁꯈꯩꯅ ꯄꯤꯁꯜꯂꯛꯑꯕꯅꯤꯅ ꯃꯥꯅ ꯑꯣꯏꯅ ꯀꯛꯆꯔꯒ ꯇꯤꯀꯦꯠꯁꯦ ꯏꯕꯦꯝꯃ ꯅꯪꯒ ꯊꯣꯛꯃꯤꯟꯅꯔꯛꯑꯣꯅ ꯊꯥꯈ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯉꯥꯡꯁꯦ ꯊꯣꯛꯂꯛꯑꯦꯕꯀꯣ ꯑꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯁꯦ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯀꯣ ꯃꯃꯥꯁꯤꯅꯅꯦ ꯉꯁꯥꯏꯒꯤ ꯁꯤ ꯃꯌꯥꯝꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁꯇ ꯄꯨꯂꯞ ꯐꯝꯃꯤꯟꯅꯕ ꯀꯥꯟꯗ ꯋꯥꯔꯤꯁꯦ ꯂꯤꯅꯔꯛꯇꯣꯏꯅꯦꯕ ꯁꯤ ꯋꯥꯔꯤ ꯃꯌꯥꯝꯁꯦꯀꯣ ꯑꯗ ꯑꯩꯈꯣꯏꯗ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤꯗꯕꯁꯦ ꯃꯆꯥꯅꯨꯄꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯌꯥꯔꯄꯣꯔꯠꯇ ꯊꯣꯛꯂꯛꯄꯁꯤꯗ ꯃꯃꯥꯁꯤꯅ ꯎꯈꯤꯕ ꯃꯆꯥꯅꯨꯄꯤꯒꯤ ꯁꯛꯐꯝ ꯐꯤꯕꯝꯁꯦ ꯃꯃꯥ ꯑꯃꯗ ꯌꯥꯝ ꯁꯥꯊꯤꯅ ꯃꯥ ꯊꯃꯣꯏ ꯀꯥꯏꯈꯤꯕ ꯃꯆꯥꯅꯨꯄꯤꯁꯦ ꯃꯀꯣꯛꯀꯁꯦꯅꯦ ꯏꯆꯥꯎ ꯆꯥꯎꯔꯒ ꯐꯥꯔꯒ ꯑꯩꯈꯣꯏꯒꯤ ꯅꯨꯡꯇꯤꯒꯤ ꯏꯔꯨꯖꯔ ꯈꯣꯠꯂꯒ ꯊꯥꯎ ꯇꯦꯟ ꯇꯩꯗꯅ ꯁꯝꯅ ꯍꯥꯠꯇꯅ ꯇꯧꯗ꯭ꯔꯕꯅꯤꯅꯀꯣ ꯑꯗꯩ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯀꯨꯆꯨ ꯀꯨꯃꯦꯟꯒꯁꯦ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯦ ꯉꯧꯗ꯭ꯔꯃꯛꯁꯨ ꯑꯩꯈꯣꯏꯒꯤ ꯀꯨꯆꯨ ꯀꯨꯃꯦꯟꯁꯦ ꯄꯥꯜꯂꯒ ꯁꯤꯠ ꯅꯥꯜꯂꯒ ꯃꯥꯏ ꯗꯣꯟꯗꯣꯟꯒ ꯂꯥꯎꯔꯒ ꯆꯠꯈꯤꯕ ꯃꯆꯥꯁꯦ ꯉꯁꯥꯏꯒꯤ ꯃꯌꯥꯡꯒꯁꯦ ꯀꯪꯇ꯭ꯔꯤꯛ ꯀꯪꯉꯒ ꯃꯃꯤꯠꯀꯁꯦ ꯀꯨꯠꯇ꯭ꯔꯤꯛ ꯀꯨꯠꯂꯒ ꯆꯥꯏꯔꯨꯡꯒꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯉꯥꯡꯁꯦ ꯄꯨꯔꯥ ꯆꯞꯄꯒꯗꯩ ꯃꯀꯣꯛ ꯃꯔꯨꯒꯁꯦ ꯏꯆꯥꯎ ꯆꯥꯎꯔꯒꯅꯦ ꯃꯥꯅ ꯊꯣꯛꯂꯛꯄ ꯐꯤꯕꯝ ꯑꯗꯩ ꯃꯀꯣꯛꯀꯁꯦ ꯈꯣꯠꯂꯒ ꯄꯨꯔꯥ ꯃꯥꯁꯦ ꯁꯛꯐꯝ ꯑꯃꯗ ꯊꯣꯛꯂꯛꯑꯦꯕ ꯃꯃꯥꯁꯤꯗ ꯁꯥꯊꯤꯅ ꯃꯃꯥꯁꯤꯅ ꯊꯃꯣꯏꯁꯦ ꯀꯥꯏꯕ ꯋꯥꯅꯤꯗ ꯃꯃꯥꯁꯤꯅꯅꯦ ꯍꯦꯛꯇ ꯆꯦꯟꯁꯤꯜꯂꯒꯅꯦ ꯀꯣꯟꯕꯁꯤꯗꯅꯦ ꯃꯆꯥꯁꯤꯅ ꯃꯁꯛ ꯈꯪꯗ꯭ꯔꯦꯕ ꯀꯅꯥꯅꯣ ꯅꯪ ꯀꯅꯥꯅꯣꯅ ꯇꯧꯈꯠꯂꯛꯑꯦꯕ ꯑꯗꯩꯗꯤ ꯃꯥꯅ ꯑꯗꯨꯝ ꯍꯥꯏꯕꯁꯦ ꯑꯩ ꯃꯥꯒ ꯎꯅꯒꯦ ꯑꯩ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯑꯩ ꯃꯥꯒ ꯎꯅꯒꯦꯁꯦ ꯈꯨꯇꯨꯝ ꯁꯤꯡꯉꯒꯅꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯍꯥꯏꯌꯦꯕ ꯃꯥꯁꯦ ꯑꯩ ꯃꯥꯒ ꯎꯅꯍꯜꯂꯨ ꯑꯩ ꯃꯥꯒ ꯎꯅꯒꯦꯅ ꯑꯗꯨꯒꯅꯦ ꯃꯃꯥꯁꯦ ꯅꯪ ꯀꯅꯥꯅꯣꯅ ꯃꯁꯛꯁꯦ ꯃꯃꯥꯁꯤꯕꯨ ꯃꯥꯅ ꯈꯪꯗꯅ ꯊꯣꯛꯂꯛꯄ ꯋꯥꯅꯤꯗ ꯑꯗꯨꯒꯤ ꯀꯩꯅꯣꯁꯦ ꯃꯃꯥꯁꯦ ꯌꯥꯝ ꯁꯥꯊꯤꯅ ꯃꯊꯃꯣꯏ ꯀꯥꯏꯌꯦꯕ ꯑꯗꯩ ꯃꯣꯏꯅ ꯏꯌꯥꯔꯄꯣꯔꯠꯇꯒꯤ ꯃꯣꯏꯁꯦ ꯑꯗꯨꯝ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯔꯦꯕ ꯑꯗꯩ ꯃꯃꯥꯁꯤꯅꯒ ꯀꯞꯄꯒ ꯍꯧꯖꯤꯛꯀꯤ ꯊꯣꯛꯃꯤꯟꯅꯔꯛꯄ ꯅꯨꯄꯤꯗꯨꯗꯒ ꯀꯣꯜꯂꯒ ꯑꯁ ꯑꯩ ꯏꯆꯥꯁꯦ ꯃꯃꯥ ꯑꯩꯅ ꯂꯧꯊꯣꯛꯄ ꯆꯠꯄꯁꯨ ꯉꯝꯗꯕ ꯑꯗꯒꯤ ꯄꯩꯁꯥꯁꯨ ꯂꯩꯇꯕ ꯑꯩ ꯏꯆꯥꯁꯤꯕꯨ ꯑꯍꯤꯡꯕꯨ ꯑꯣꯏꯅ ꯊꯣꯛꯂꯛꯈꯤꯗ꯭ꯔꯅꯦ ꯑꯩ ꯏꯆꯥꯁꯦ ꯑꯍꯤꯡꯕ ꯑꯣꯏꯅ ꯊꯣꯛꯂꯛꯈꯤꯗ꯭ꯔꯅꯦꯅ ꯑꯩꯅ ꯉꯥꯎꯕꯗꯣ ꯅꯪꯅ ꯑꯩ ꯏꯆꯥꯁꯦ
ꯑꯍꯤꯡꯕ ꯑꯣꯏꯅ ꯊꯣꯛꯂꯛꯍꯜꯂꯦꯅ ꯑꯩ ꯏꯆꯥꯁꯦ ꯁꯤꯟꯅꯕꯤꯔꯦ ꯏꯆꯥꯒꯤ ꯊꯋꯥꯏꯁꯦ ꯅꯪꯅ ꯃꯥꯅ ꯊꯣꯛꯃꯤꯟꯅꯔꯛꯄ ꯅꯨꯄꯤꯗꯨꯗꯒ ꯀꯣꯜꯂ ꯀꯞꯄꯦꯕ ꯑꯗꯩ ꯑꯩꯈꯣꯏꯒꯤ ꯃꯃꯥꯁꯤꯅ ꯐꯣꯟ ꯇꯧꯔꯒ ꯂꯣꯏꯅꯃꯛ ꯑꯥꯗ ꯂꯩꯍꯧꯕ ꯃꯃꯥꯟꯅꯕꯤꯈꯩꯁꯦ ꯃꯥ ꯆꯠꯈꯤꯗꯣꯔꯦ ꯍꯥꯏꯕꯁꯦ ꯄꯩꯁꯥꯁꯦ ꯃꯃꯥꯟꯅꯕꯤ ꯑꯃꯗꯩ 5 ꯄꯨꯕ 3 ꯄꯨꯕ 7 ꯄꯨꯕ ꯃꯌꯥꯝꯁꯦ 50,000 ꯁꯨꯏꯕ ꯁꯤꯡꯉꯝꯃꯣ ꯊꯧꯖꯟꯅꯔꯛꯑꯦꯕ ꯁꯥꯔ ꯄꯤꯍꯜꯂꯝꯃꯣ ꯑꯩꯒꯤꯁꯨ ꯑꯗꯨꯅꯦꯅ ꯑꯗꯨ ꯃꯃꯥꯁꯤꯅ ꯃꯣꯏ ꯑꯥꯗ ꯂꯩꯕ ꯃꯃꯥꯟꯅꯕꯤ ꯑꯃꯒꯤꯗ ꯐꯣꯟ ꯇꯧꯔꯒ ꯑꯣꯖꯥꯁꯤꯅꯁꯨ ꯍꯥꯏꯅꯕꯁꯦ ꯉꯝꯗ꯭ꯔꯕ ꯑꯗꯣ ꯏꯇꯩꯃꯅ ꯑꯝꯇ ꯍꯥꯏꯅꯕꯤꯌꯣꯅ ꯇꯧꯔꯒ ꯂꯣꯏꯅ ꯃꯊꯪ ꯐꯣꯟ ꯄꯥꯏꯍꯜꯂꯒ ꯑꯩꯅ ꯁꯣꯏꯗꯅ ꯅꯣꯏꯒꯤ ꯄꯩꯁꯥꯗꯣ ꯑꯩ ꯊꯥ ꯈꯔꯁꯤꯒꯤ ꯃꯅꯨꯡꯗ ꯅꯣꯏꯒꯤ ꯌꯨꯝꯗ ꯁꯤꯗ ꯅꯣꯏ ꯁꯥꯁꯤꯗ ꯄꯤꯔꯒ ꯁꯤꯡꯉꯒꯦ ꯑꯗꯨꯃꯥꯏꯅ ꯁꯤꯜꯂꯒꯦ ꯅꯣꯏ ꯑꯅ ꯇꯧꯔꯀꯥꯟꯗ ꯃꯥꯅ ꯀꯞꯄꯒ ꯂꯣꯏꯅ ꯃꯃꯥꯟꯅꯕꯤ ꯃꯌꯥꯝꯗꯣ ꯍꯥꯏꯖꯈꯤꯕ ꯃꯥꯅ ꯑꯗꯨꯐꯥꯎꯗꯀꯣ ꯌꯥꯝ ꯁꯥꯊꯤꯅ ꯐꯤꯕꯝꯁꯦ ꯃꯆꯥ ꯐꯪꯉꯤ ꯃꯥꯡꯍꯜꯂꯛꯄ ꯃꯄꯨꯔꯣꯏꯕ ꯐꯪꯉꯤ ꯅꯥꯁꯜꯂꯛꯄ ꯃꯃꯥꯁꯦ ꯉꯥꯎꯕꯅꯦꯕ ꯍꯦꯛꯇ ꯃꯥꯅ ꯌꯨꯝꯁꯦ ꯂꯣꯏ ꯁꯤꯜꯍꯧꯕꯁꯨ ꯅꯠꯇꯕ ꯃꯥꯗꯤ ꯃꯥꯏ ꯅꯨꯄꯥꯅ ꯂꯣꯏ ꯁꯤꯟꯈ꯭ꯔꯒ ꯃꯥꯗꯤ ꯄꯪꯅ ꯆꯥꯛ ꯏꯁꯤꯡ ꯈꯔ ꯊꯣꯡꯉ ꯈꯣꯠꯂ ꯃꯥꯏ ꯅꯨꯄꯥꯒꯤ ꯁꯦꯕꯥ ꯁꯦꯕꯤ ꯂꯩꯍꯧꯕ ꯑꯗꯨꯃꯥꯏꯅ ꯂꯩꯔꯨꯕ ꯑꯗꯨꯒ ꯃꯀꯣꯛ ꯊꯛꯇꯅ ꯄꯣꯠꯂꯨꯝꯁꯦ ꯂꯣꯏ ꯇꯥꯔꯛꯄ ꯉꯥꯎꯕꯅꯦꯕ ꯏꯃꯨꯡꯁꯤꯗ ꯃꯆꯥ ꯃꯄꯥ ꯃꯃꯥ ꯂꯣꯏ ꯉꯥꯎꯔꯦꯀꯣ ꯏꯃꯨꯡꯁꯤꯗ ꯑꯗꯒꯤ ꯃꯥꯁꯦ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯁꯥꯏꯀꯦꯇ꯭ꯔꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯇ ꯊꯥꯃꯨꯛ ꯁꯦ ꯐꯖꯅ ꯂꯥꯏꯌꯦꯡꯉꯦ ꯒ꯭ꯌꯥꯟꯁꯦ ꯐꯅ ꯀꯨꯏꯅ ꯇꯥꯗꯦ ꯃꯥꯁꯦ ꯑꯗꯨꯝ ꯆꯣꯏꯔꯣꯟ ꯄꯥꯔꯣꯟ ꯂꯣꯟꯕꯤ ꯑꯍꯤꯡꯗ ꯄꯨꯛ ꯍꯧꯒꯠꯄꯤ ꯂꯩꯔꯝꯗꯕꯤ ꯁꯦꯟꯅꯕꯤ ꯃꯃꯥꯁꯤꯗꯤ ꯃꯆꯥꯕꯨ ꯁꯦꯟꯅꯕꯩ ꯗꯥꯛꯇꯔ ꯂꯩꯒꯗ꯭ꯔꯥ ꯑꯗꯩꯗꯤ ꯃꯄꯥꯒꯤ ꯑꯃꯨꯛ ꯆꯦꯟꯊꯔ ꯍꯣꯠꯅꯒꯗ꯭ꯔꯥ ꯉꯥꯎꯔꯦ ꯄꯩꯁꯥꯁꯤ ꯍꯦꯛ ꯃꯆꯤꯟ ꯃꯅꯥꯎ ꯂꯩꯕ ꯃꯣꯏ ꯁꯥꯒꯩ ꯅꯥꯇꯩ ꯄꯨꯗꯕ ꯂꯩꯇ꯭ꯔꯦ 10,000 10 ꯑꯃꯗꯩ ꯈꯔ ꯂꯣꯏ ꯄꯨꯁꯜꯂꯦ ꯑꯗꯩ ꯃꯄꯥꯁꯤꯁꯨ ꯍꯥꯏꯗ ꯌꯥꯗ꯭ꯔꯕꯅꯤ나 ꯋꯥꯔꯤꯁꯦ ꯃꯆꯥꯁꯦ ꯁꯨꯃꯥꯏꯅ ꯅꯥꯔ ꯊꯣꯛꯂꯛꯑꯦ ꯈꯣꯠꯂꯛꯑꯦꯁꯦ ꯍꯥꯏꯔꯦ ꯑꯗ ꯃꯣꯏ ꯋꯥꯈꯟꯗꯅ ꯃꯆꯥꯁꯤꯒꯤ ꯃꯅꯨꯡꯒꯤ ꯋꯥꯔꯤꯁꯤꯗꯤ ꯃꯣꯏ ꯈꯪꯗꯕ ꯃꯣꯏꯅ ꯄꯩꯁꯥ ꯅꯨꯡꯁꯥ ꯊꯥꯕꯤꯗꯕ ꯆꯥꯡ ꯅꯥꯏꯅ ꯊꯥ ꯉꯝꯗꯕ ꯑꯗꯩ ꯃꯃꯥꯟꯅꯕꯤꯈꯩꯅ ꯊꯧꯕ ꯈꯣꯠꯄ ꯑꯗꯩ ꯑꯗꯨꯒꯤ ꯑꯉꯥꯡꯁꯦ ꯀꯞꯄ ꯐꯣꯟ ꯌꯥꯝ ꯇꯧꯔꯛꯑꯦꯕ ꯃꯣꯏꯗ ꯃꯤꯅ ꯑꯩꯉꯣꯟꯗ ꯋꯥ ꯉꯥꯡꯉꯦ ꯄꯩꯁꯥ ꯊꯧꯔꯦ ꯅꯣꯏꯅ ꯄꯩꯁꯥ ꯊꯥꯕ ꯉꯝꯃꯣꯏꯗꯣꯏꯗꯤ ꯑꯩ ꯀꯩꯗꯧꯕꯩ ꯊꯥꯕꯤꯔꯤꯅꯣꯅ ꯑꯗꯨꯒꯤ ꯑꯉꯥꯡꯁꯦ ꯉꯥꯎꯈꯤꯕꯅꯤꯅ ꯂꯩꯕ ꯃꯃꯥꯒ ꯃꯄꯥꯒꯁꯤꯅ ꯂꯩꯔꯤꯕꯁꯤꯅ ꯑꯗꯩꯗꯤ ꯃꯆꯥꯁꯦ ꯑꯗꯨꯃꯥꯏꯅ ꯊꯥ ꯑꯃꯨꯛ ꯈꯔ ꯂꯥꯏꯌꯦꯡꯕꯗꯩ ꯈꯒ ꯐꯔꯛꯑꯦ ꯃꯤ ꯃꯁꯛ ꯈꯪꯉꯦ ꯃꯃꯥ ꯃꯄꯥ ꯃꯁꯛ ꯈꯪꯉꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯌꯨꯝꯗ ꯍꯜꯂꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯆꯥꯎ ꯌꯥꯗꯕꯤ ꯇꯨꯝꯃꯨ ꯌꯥꯗꯕ ꯑꯗꯨꯝ ꯐꯃꯨꯡꯁꯤꯗꯅꯦ ꯇꯥꯔꯒ ꯃꯥꯁꯦ ꯋꯥꯈꯜ ꯑꯃ ꯈꯜꯂ ꯑꯗꯨꯝ ꯂꯩꯕꯀꯣ ꯑꯗꯨꯝ ꯂꯩꯕ ꯑꯗ ꯃꯁꯤ ꯀꯔꯤꯅꯣ ꯃꯥꯒꯤꯁꯤꯕꯣꯅ ꯃꯣꯏꯁꯦ ꯏꯃꯨꯡ ꯃꯅꯨꯡꯒꯤꯔ ꯃꯥꯅ ꯈꯜꯂꯤꯁꯦ ꯀꯔꯤꯅꯣꯅ ꯃꯥꯒ ꯃꯄꯥꯒꯁꯦ ꯃꯁꯤꯕꯨ ꯀꯔꯤꯅꯣꯗ ꯃꯥꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯃꯈꯛ ꯏꯃꯨꯡꯒꯤ ꯅꯠꯇꯕ ꯇꯣꯉꯥꯟꯕ ꯑꯃꯈꯛ ꯌꯥꯎꯕꯗꯧꯅ ꯃꯣꯏꯅ ꯎꯏꯌꯦꯕ ꯑꯗꯨꯒ ꯃꯣꯏꯅꯗꯤ ꯃꯆꯥꯗꯣ ꯌꯥꯝ ꯑꯉꯥꯡꯅꯤꯅ ꯑꯗꯨꯃꯥꯏꯅ ꯅꯨꯄꯥ ꯀꯣꯏꯔꯝꯒꯅꯤ ꯈꯣꯠꯂꯝꯒꯅꯤ ꯍꯥꯏꯕꯒꯤ ꯀꯩꯅꯣꯁꯤꯗꯤ ꯂꯩꯇꯦꯕ ꯃꯣꯏꯒꯤ ꯑꯣꯖꯥꯁꯤꯗ ꯃꯃꯥꯁꯤꯅ ꯑꯝꯇꯗꯤ ꯑꯩ ꯍꯪꯒꯦ ꯍꯥꯏꯕꯗꯤ ꯃꯃꯥꯁꯤꯅ ꯈꯜꯂꯤꯅ ꯀꯅꯥꯒꯨꯝꯕꯅꯒ ꯂꯣꯟꯅ ꯏꯖꯠꯀ ꯂꯧꯕꯤꯔꯕ꯭ꯔꯥ ꯑꯩ ꯏꯆꯥꯁꯦ ꯑꯅ ꯈꯟꯕ ꯑꯗꯣ ꯃꯥꯅ ꯑꯩ ꯃꯥꯒ ꯎꯅꯒꯦ ꯃꯥꯒ ꯋꯥ ꯉꯥꯡꯅꯒꯦ ꯑꯅ ꯈꯨꯇꯨꯝꯁꯤꯡ ꯑꯗꯨꯝ ꯍꯥꯏꯕꯁꯤꯒ ꯃꯁꯤ ꯀꯩꯒꯨꯝꯕ ꯑꯃꯗꯤ ꯂꯩꯔꯦ ꯑꯩ ꯏꯆꯥ ꯅꯨꯄꯤꯁꯦꯅ ꯃꯥꯅ ꯑꯣꯖꯥꯁꯤꯗ ꯍꯪꯉꯦꯕ ꯁꯥꯔ ꯑꯉꯥꯡꯁꯤ ꯀꯩꯒꯨꯝꯕ ꯑꯥꯗ ꯊꯧꯗꯣꯛ ꯈꯔ ꯊꯣꯛꯂꯛꯄ ꯃꯥꯜꯂꯤ ꯑꯩꯈꯣꯏꯅ ꯈꯟꯕꯅ ꯑꯩꯈꯣꯏꯅ ꯄꯩꯁꯥ ꯅꯨꯡꯁꯥ ꯊꯥꯕꯤꯗꯕ ꯑꯗꯨꯝꯕꯒꯤ ꯃꯥꯅ ꯃꯃꯥꯟꯅꯕꯤꯈꯩꯗꯩ ꯄꯨꯔ ꯈꯣꯠꯂ ꯁꯤꯖꯤꯟꯅꯕ ꯑꯗꯨꯒꯤ ꯊꯧꯖꯟꯅꯔꯛꯄ ꯑꯗꯨꯝꯕꯒꯤ ꯃꯥꯁꯦ ꯁꯨꯝ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ꯭ꯔꯥ ꯗꯤꯄ꯭ꯔꯦꯁꯟ ꯆꯠꯈꯤꯕ꯭ꯔꯥ ꯈꯟꯕꯅꯦ ꯑꯗꯣ ꯃꯥꯁꯦ ꯅꯨꯡꯉꯥꯏꯇꯕ ꯈꯔ ꯂꯩꯕ ꯃꯥꯜꯂꯤ ꯁꯥꯔꯅ ꯑꯝꯇ ꯍꯪꯗꯣꯛꯄꯤꯌꯣꯅ ꯍꯥꯏꯔꯦꯕꯀꯣ ꯑꯗꯨꯒ ꯁꯥꯔꯁꯤꯅ ꯍꯣꯏ ꯑꯩ ꯍꯪꯗꯣꯔꯛꯀꯦ ꯏꯇꯩꯃꯥꯅ ꯑꯗꯨꯒ ꯈꯔ ꯂꯩꯔꯒ ꯑꯃꯨꯛ ꯍꯥꯏꯔꯛꯑꯦꯕ ꯁꯨꯃꯥꯏꯅ ꯃꯣꯏ ꯅꯨꯄꯥ ꯑꯃꯗꯤ ꯅꯨꯡꯁꯤꯅꯩ ꯍꯥꯏ ꯑꯗꯨꯒ ꯃꯣꯏꯁꯨ ꯅꯨꯄꯥꯗꯨꯁꯨ ꯃꯌꯨꯝꯗꯒꯤ ꯃꯥꯅ ꯑꯌꯥꯝꯕ ꯃꯥꯏ ꯄꯩꯁా ꯅꯨꯡꯁꯥꯁꯦ ꯕꯁ ꯚꯔꯥ ꯑꯣꯏꯔꯣ ꯍꯣꯁꯇꯦꯜꯒꯤ ꯑꯣꯏꯔꯣ ꯑꯗꯩ ꯆꯥꯕꯒꯤ ꯑꯣꯏꯔꯣ ꯅꯨꯄꯥꯁꯤꯅ ꯃꯌꯨꯝꯗꯩ ꯄꯩꯁꯥꯁꯦ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯍꯩꯖꯤꯜꯂ ꯀꯧꯔꯒ ꯃꯥꯅ ꯂꯣꯏ ꯇꯧꯔ ꯃꯥꯅꯦ ꯑꯗꯨꯗ ꯅꯨꯄꯥꯁꯤꯁꯨ ꯃꯃꯥ ꯃꯄꯥꯅ ꯉꯥꯡꯉꯛꯇꯅ ꯑꯗꯨꯒꯤ ꯅꯨꯡꯁꯤꯅꯕ ꯈꯣꯠꯄ ꯍꯧꯖꯤꯛ ꯑꯗꯨꯝꯕ ꯑꯝꯇ ꯌꯥꯔꯣꯏꯅ ꯅꯨꯄꯥꯁꯤꯒꯤ ꯃꯣꯏ ꯀꯖꯤꯟ ꯁꯤꯁꯇꯔ ꯑꯃꯁꯨ ꯆꯪꯉꯛꯄ ꯑꯗꯨꯅ ꯃꯌꯨꯝꯗꯁꯨ ꯃꯕꯥꯅꯤ ꯀꯣꯏꯅꯩ ꯃꯥꯅ ꯂꯣꯏ ꯇꯧꯔꯦ ꯑꯗꯨ ꯑꯗꯨꯝ ꯄꯥꯎ ꯄꯤꯕꯗꯩ ꯃꯃꯥꯗꯣ ꯈꯪꯈꯤꯕꯗꯩ ꯉꯥꯡꯉꯛꯑꯦ ꯍꯥꯏ ꯑꯗꯨꯗꯩ ꯅꯨꯄꯥ ꯃꯆꯥꯁꯤꯅ ꯍꯌꯦꯡ ꯃꯇꯝ ꯆꯥꯔꯒ ꯅꯨꯡꯁꯤꯅꯔꯁꯤꯅ ꯂꯥꯞꯊꯣꯛꯏ ꯍꯥꯏ ꯑꯗꯨꯝꯕꯒꯤ ꯑꯣꯏꯒꯗ꯭ꯔꯗꯤ ꯈꯪꯗ꯭ꯔꯦꯅ ꯍꯥꯏꯔꯛꯄ ꯑꯗ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯁꯤꯗꯁꯨ ꯑꯃꯨꯛ ꯆꯨꯝꯅ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕ ꯑꯃꯃꯨꯛ ꯂꯩ ꯃꯣꯏ ꯋꯥꯈꯜꯗꯅ ꯑꯗꯨꯛ ꯍꯛꯅꯗꯤ ꯈꯜꯂꯨꯗꯦꯕꯀꯣ ꯑꯗꯨꯒ ꯃꯃꯥꯁꯤꯅ ꯃꯆꯥꯅꯨꯄꯤꯁꯤꯗ ꯐꯖꯅ ꯍꯪꯉꯦ ꯅꯪ ꯅꯃꯥ ꯑꯩꯉꯣꯟꯗ ꯋꯥ ꯂꯣꯠꯀꯅꯨ ꯅꯃꯥ ꯑꯩꯉꯣꯟꯗ ꯂꯣꯏ ꯍꯥꯏꯔꯒ ꯈꯨꯗꯤꯡꯃꯛ
ꯂꯥꯟꯊꯦꯡꯅꯒꯗꯕꯅꯤ ꯅꯪꯕꯨ ꯄꯣꯛꯏꯕ ꯅꯃꯥ ꯑꯩꯉꯣꯟꯗ ꯂꯣꯠꯂꯒꯗꯤ ꯑꯩꯈꯣꯏꯅ ꯈꯪꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯗꯣꯏꯁꯦ ꯀꯔꯤꯅꯣ ꯑꯗꯣ ꯅꯪ ꯐꯖꯅ ꯍꯥꯏꯌꯨ ꯅꯣꯏꯒꯤ ꯁꯥꯔꯁꯤꯅ ꯁꯨꯃꯥꯏ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯏ ꯑꯗꯣ ꯅꯪꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯁꯦ ꯑꯩꯈꯣꯏꯅ ꯄꯩꯁా ꯊꯥꯔꯛꯄ ꯅꯪꯅꯗꯕ ꯈꯣꯠꯇꯕ ꯑꯗꯨꯒꯤꯔ ꯅꯠꯇ꯭ꯔꯒ ꯅꯨꯄꯥꯁꯤꯅ ꯂꯥꯞꯊꯣꯛꯈꯤꯕꯩꯔꯥ ꯀꯔꯤꯅꯣ ꯅꯪꯅ ꯑꯍꯥꯟꯕ ꯊꯣꯛꯂꯛꯄ ꯅꯨꯃꯤꯠꯇ ꯑꯩꯕꯧ ꯃꯁꯛ ꯈꯪꯗꯦ ꯑꯗꯨꯒ ꯑꯩ ꯃꯥꯒ ꯋꯥ ꯉꯥꯡꯅꯒꯦ ꯃꯥꯒ ꯎꯅꯒꯦ ꯑꯩꯅ ꯈꯨꯇꯨꯝ ꯁꯤꯡꯉ ꯁꯤꯡꯉ ꯑꯗꯨꯝ ꯏꯌꯥꯔꯄꯣꯔꯠꯁꯤꯗ ꯍꯥꯏ ꯀꯔꯤꯅꯣ ꯅꯪ ꯐꯖꯅ ꯍꯥꯏꯌꯨꯅ ꯍꯥꯏ ꯀꯥꯟꯗ ꯑꯩꯉꯣꯟꯗ ꯑꯃꯠꯇ ꯂꯣꯠꯇꯅ ꯍꯥꯏꯌꯣꯅ ꯅꯪꯗꯕꯨ ꯐꯔꯗꯤꯅ ꯂꯧꯁꯤꯡ ꯌꯣꯟꯗꯅ ꯃꯤꯉꯣꯟꯗꯩ ꯄꯨꯗꯅ ꯍꯤꯡꯒꯣꯜ ꯕꯟꯗꯣꯞ ꯊꯝꯗꯅ ꯅꯄꯥꯁꯨ ꯋꯥꯈꯜ ꯅꯥ ꯂꯣꯏꯕ ꯅꯥꯔ ꯂꯩꯕ ꯅꯪ ꯐꯪꯉꯤ ꯁꯨꯃꯥꯏꯅ ꯇꯧꯕ ꯃꯥꯡꯁꯜꯂꯛꯄ ꯃꯥꯡꯉꯒ ꯍꯜꯂꯛꯄ ꯑꯩ ꯄꯨꯕ ꯉꯝꯗꯦ ꯊꯃꯣꯏꯁꯦ ꯑꯗꯨ ꯅꯪ ꯑꯁꯦꯡꯕ ꯋꯥꯔꯤꯁꯦ ꯂꯤꯌꯣꯅ ꯍꯥꯏꯕꯁꯤꯗ ꯃꯥꯅ ꯃꯆꯥꯅꯨꯄꯤꯁꯤꯅ ꯂꯣꯏ ꯂꯤꯊꯣꯔꯛꯄꯅꯦꯕ ꯈꯨꯗꯤꯡꯃꯛ ꯂꯤꯊꯣꯔꯛꯄꯅꯦꯕ ꯃꯃꯥꯁꯦ ꯍꯦꯛꯇ ꯄꯨꯡꯉꯛ ꯉꯛꯄꯅꯦꯕ ꯍꯥꯏꯕꯗꯤ ꯃꯣꯏꯅ ꯌꯥꯝ ꯑꯉꯥꯡ ꯑꯣꯏꯅ ꯊꯥꯈ꯭ꯔꯤꯕ ꯅꯨꯄꯥꯒꯤ ꯅꯨꯡꯁꯤꯅꯕ ꯀꯔꯤꯅꯣꯕꯣ ꯈꯪꯗꯅ ꯊꯥꯈ꯭ꯔꯤꯕ ꯃꯆꯥꯗꯨꯅ ꯅꯨꯄꯥ ꯅꯨꯡꯁꯤꯅꯔꯤꯗꯨꯁꯨ ꯆꯨꯝꯅ ꯅꯠꯇꯕ ꯑꯔꯣꯏꯕꯤ ꯊꯥꯛꯇ ꯅꯨꯡꯁꯤꯅꯕ ꯑꯗꯨꯒ ꯑꯍꯤꯡꯁꯤ ꯑꯌꯥꯝꯕ ꯊꯥ 5-6ꯁꯤ ꯃꯥꯒ ꯑꯗꯨꯝ ꯃꯥꯏ ꯀꯥꯁꯦ ꯇꯨꯃꯤꯟꯅꯈ꯭ꯔꯦ ꯍꯥꯏꯕ ꯀꯅꯥꯝꯇ ꯈꯪꯗꯅꯀꯣ ꯑꯗꯨꯒ ꯂꯩꯊꯣꯛꯈꯤꯕ ꯑꯇꯣꯞꯄ ꯅꯨꯄꯤ ꯀꯣꯏꯈꯤꯕ ꯃꯗꯨꯗ ꯃꯥꯏ ꯃꯆꯥꯅ ꯑꯉꯥꯎ ꯐꯩ ꯑꯣꯏꯅ ꯅꯥꯍꯧꯕ ꯃꯥꯁꯦ ꯃꯊꯥꯁꯦ ꯆꯥꯏꯑꯦꯀꯣ ꯆꯥꯏ ꯑꯗꯒꯤ ꯑꯃꯨꯛ ꯃꯃꯥ ꯃꯆꯥꯅ ꯋꯥꯔꯤ ꯁꯥꯕꯁꯤ ꯃꯄꯥꯁꯤꯅ ꯑꯃꯨꯛ ꯇꯥ ꯂꯩꯔꯝꯃꯦꯕ ꯊꯣꯡꯖꯤꯟ ꯃꯔꯨꯝꯗꯩ ꯂꯣꯟꯅꯀꯣ ꯃꯃꯥꯁꯦ ꯀꯧꯊꯣꯛꯑꯒ ꯑꯃꯨꯛ ꯃꯄꯥꯁꯤꯁꯨ ꯀꯞꯄꯦꯀꯣ ꯃꯃꯥꯁꯦ ꯀꯧꯊꯣꯛꯑꯒ ꯃꯥꯅ ꯍꯪꯕꯅꯦꯕ ꯃꯃꯥꯁꯦ ꯂꯣꯠꯂꯦꯕ ꯂꯣꯠꯄꯁꯦ ꯃꯄꯥꯅ ꯑꯩꯅ ꯂꯣꯏꯅ ꯇꯥꯍꯧꯔꯦ ꯑꯅ ꯑꯃꯨꯛ ꯍꯥꯏꯔꯦꯕ ꯃꯣꯏꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕꯀꯣ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯩꯗꯤ ꯁꯤꯒꯤ ꯃꯇꯥꯡꯁꯦ ꯃꯣꯏꯅ ꯑꯩꯈꯣꯏ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯒ ꯇꯥꯟꯅꯕ ꯂꯥꯛꯄꯅꯦꯕ ꯃꯆꯥꯁꯤꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯥꯡꯍꯧꯕ ꯐꯤꯕꯝꯁꯤꯗ ꯑꯗꯨꯗ ꯅꯨꯄꯥ ꯃꯆꯥꯁꯤꯗꯤ ꯃꯄꯥꯟꯗ ꯂꯩꯕ ꯑꯣꯏꯕꯅꯤꯅ ꯅꯨꯄꯥ ꯃꯆꯥꯁꯤ ꯃꯃꯥ ꯃꯄꯥꯅꯦ ꯅꯨꯄꯤ ꯃꯆꯥꯁꯤꯅꯦ ꯃꯃꯥ ꯃꯄꯥꯅꯦ ꯃꯣꯏ ꯈꯇꯪ ꯐꯝꯅꯩꯌꯦꯕ ꯐꯝꯅꯕꯁꯤꯗ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯃꯌꯥꯝꯁꯤ ꯅꯨꯄꯤ ꯃꯆꯥꯁꯤꯅ ꯂꯣꯏꯅ ꯃꯃꯤꯠꯇꯩ ꯃꯄꯤꯁꯦ ꯆꯗꯨꯝ ꯇꯥꯔꯒ ꯑꯉꯥꯡꯁꯤꯅ ꯁꯨꯃꯥꯏꯅ ꯅꯣꯟꯊꯔꯒ ꯃꯥꯒꯤ ꯏꯁꯄꯦꯛꯇꯨꯒ ꯇꯧꯔꯒ ꯏꯁꯄꯦꯛꯇꯣ ꯊꯥꯡꯒꯠꯂꯅꯨ ꯃꯥꯅ ꯃꯄꯤ ꯑꯃꯨꯛ ꯇꯩꯊꯣꯛ ꯇꯧꯔ ꯑꯗꯨꯃꯥꯏꯅ ꯅꯣꯟꯊꯔꯂꯤ ꯋꯥꯔꯤ ꯁꯨꯃꯥꯏꯅ ꯅꯣꯟꯈꯠꯂ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯅꯣꯟꯊꯔꯒ ꯂꯣꯏ ꯂꯤꯊꯔꯛꯄꯅꯦꯕ ꯋꯥꯔꯤ ꯃꯌꯥꯝꯁꯦ ꯑꯁ ꯍꯦꯛꯇꯅꯦ ꯅꯨꯄꯥꯒꯤ ꯃꯃꯥ ꯃꯄꯥꯗꯨꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯐꯝꯃꯤꯀꯣ ꯃꯣꯏꯁꯨ ꯃꯣꯏꯒꯤ ꯃꯆꯥꯗꯨꯅ ꯑꯗꯨꯃꯥꯏꯅꯃꯛ ꯑꯗꯨꯝꯕ ꯂꯤꯆꯠ ꯁꯥꯖꯠ ꯆꯠꯂꯝꯒꯅꯤ ꯍꯥꯏꯕꯗꯤ ꯃꯣꯏꯁꯨ ꯃꯃꯪꯗꯐꯥꯎ ꯃꯪꯗꯕ ꯃꯣꯏꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯅꯣꯟꯊꯔ ꯐꯝꯃꯤ ꯋꯥꯔꯤ ꯃꯌꯥꯝꯁꯤ ꯃꯆꯥꯅ ꯅꯧꯒ꯭ꯔꯕ ꯃꯆꯥꯗꯨꯅ ꯂꯤꯔꯛꯄꯗꯨꯗ ꯃꯄꯥꯒꯗꯣ ꯍꯦꯛꯇ ꯊꯃꯣꯏꯁꯦ ꯄꯨ ꯉꯝꯗꯕꯅꯤ ꯃꯃꯥꯁꯤꯁꯨ ꯃꯆꯥꯅ ꯀꯞꯄꯤ ꯑꯗꯨꯃꯥꯏꯅ ꯃꯃꯥꯁꯨ ꯀꯞꯄꯤ ꯃꯄꯤꯁꯦ ꯑꯃꯨꯛ ꯇꯩꯊꯣꯛꯏ ꯃꯃꯥꯗꯨꯁꯨ ꯃꯥꯏ ꯐꯤ ꯃꯆꯤꯗꯨꯅꯀꯣ ꯑꯗꯩ ꯑꯃꯨꯛ ꯃꯆꯥꯁꯦ ꯃꯥꯅ ꯁꯨꯃꯥꯏꯅ ꯉꯥꯛꯏ ꯍꯧꯒꯠꯂꯒ ꯂꯦꯞꯈꯠꯂꯒ ꯃꯥꯁꯦ ꯐꯝꯃꯝꯕꯗꯩ ꯐꯝ ꯉꯝꯗꯗꯅ ꯃꯆꯥꯗꯨꯅ ꯇꯛ ꯇꯛ ꯅꯦꯛꯑꯒ ꯂꯤꯕꯗꯨꯗ ꯃꯥꯕꯨ ꯂꯦꯞꯈꯠꯂ ꯃꯆꯥꯁꯦ ꯁꯨꯃꯥꯏꯅ ꯉꯥꯛꯄꯤꯌꯦꯕ ꯃꯥꯅ ꯅꯨꯄꯥꯒꯤ ꯃꯄꯥꯁꯤꯅ ꯍꯥꯏꯌꯦꯕ ꯃꯣꯏꯅ ꯑꯃꯨꯛ ꯑꯩꯈꯣꯏꯗ ꯂꯥꯛꯏꯕ ꯃꯇꯝꯁꯦ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯃꯣꯏ ꯃꯆꯥꯅꯨꯄꯤꯁꯦ ꯂꯥꯏꯌꯦꯡꯕ ꯈꯣꯠꯌꯦꯡꯕ ꯇꯧꯔꯦꯗꯅ ꯊꯥ 5-7 ꯑꯃꯨꯛꯀꯤ ꯃꯇꯨꯡꯗ ꯂꯥꯛꯄꯅꯦꯕ ꯑꯗꯨꯗꯨꯅ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥ ꯃꯆꯥꯁꯤꯅ ꯀꯩꯅꯣꯁꯦ ꯃꯥꯒꯤꯁꯦ ꯆꯍꯤ 3ꯗ ꯂꯣꯏꯗꯣꯏꯅꯦꯕ ꯑꯗꯨꯒꯤ ꯑꯔꯣꯏꯕ ꯐꯥꯏꯅꯦꯜ ꯑꯦꯛꯖꯥꯝꯁꯦ ꯄꯤꯒꯗꯕ ꯊꯥ 3-4 ꯁꯨꯃꯥꯏꯅ ꯈꯛ ꯉꯥꯏꯔꯀꯥꯟꯗ ꯑꯣꯏꯌꯦꯕ ꯃꯣꯏꯅ ꯑꯃꯨꯛ ꯋꯥꯀ ꯊꯥꯡꯒꯠꯂꯒ ꯑꯩꯈꯣꯏꯗ ꯐꯝꯅꯩꯁꯦ ꯑꯗ ꯃꯣꯏꯅ ꯍꯥꯏꯁꯤꯅ ꯍꯧꯖꯤꯛꯃꯛ ꯀꯧꯊꯣꯛꯄꯤꯌꯨ ꯃꯥꯁꯨ ꯅ ꯍꯥꯏꯕ ꯑꯗ ꯅꯨꯄꯥꯒꯤ ꯃꯄꯥꯁꯤꯅ ꯌꯥꯝ ꯐꯖꯅ ꯍꯥꯏꯖꯩꯌꯦꯕ ꯌꯥꯝ ꯁꯥꯊꯤꯅ ꯋꯥꯅ ꯑꯩꯁꯨ ꯊꯥꯕꯅꯤ ꯃꯥꯁꯦ ꯃꯆꯦꯒꯤꯅꯦ ꯃꯌꯥꯝꯕꯒꯤꯅꯦ ꯑꯗꯒꯤꯗꯤ ꯌꯥꯝ ꯁꯥꯊꯤꯅ ꯑꯩꯁꯨ ꯋꯥꯏ ꯊꯥꯕꯁꯦ ꯍꯧꯖꯤꯛ ꯑꯦꯛꯖꯥꯝꯁꯨ ꯀꯨꯏꯁꯜꯂꯛꯇ꯭ꯔꯦ ꯍꯧꯖꯤꯛ ꯑꯃꯨꯛ ꯃꯥ ꯊꯣꯛꯂꯛꯄꯒꯤ ꯑꯃꯨꯛ ꯄꯩꯁꯥ ꯆꯪꯕꯒꯤ ꯑꯃꯨꯛ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯏꯆꯥꯁꯤ ꯐꯠꯇ꯭ꯔꯦ ꯑꯩ ꯏꯆꯥꯁꯤ ꯑꯩ ꯏꯁꯥꯅ ꯌꯥꯔꯦ ꯑꯩꯈꯣꯏꯅ ꯀꯔꯤꯝ ꯈꯪꯕ ꯅꯠꯇꯦ ꯑꯗꯨ ꯇꯧ ꯅꯤꯡꯁꯤꯟꯕ ꯅꯠꯇꯦ ꯃꯣꯏꯅ ꯑꯥꯗ ꯂꯝ ꯍꯦꯟꯗꯅ ꯑꯩꯈꯣꯏꯒꯤ ꯃꯥ ꯌꯦꯡꯗꯕꯅꯤ ꯂꯝ ꯍꯦꯟꯗꯅ ꯑꯗꯣ ꯃꯥ ꯊꯣꯛꯂꯛꯄ ꯐꯥꯎꯗꯪꯗꯤ ꯉꯥꯏꯕꯤꯌꯨ ꯑꯦꯛꯖꯥꯝꯁꯦ ꯍꯦꯛ ꯂꯣꯏꯕꯒ ꯑꯗꯨꯒ ꯊꯣꯛꯂꯛꯄꯒ
ꯑꯩꯈꯣꯏꯁꯨ ꯏꯆꯥꯒꯤ ꯃꯆꯤꯟꯁꯦ ꯐꯖꯅ ꯇꯥꯖꯈꯤꯒꯦ ꯑꯗꯨꯒ ꯑꯗꯨꯝ ꯀꯩꯗꯧꯁꯤꯒꯦ ꯍꯥꯏꯕꯗꯣ ꯃꯇꯝ ꯆꯥꯔꯀꯥꯟꯗ ꯂꯨꯍꯣꯡꯁꯤ ꯍꯥꯏꯕ꯭ꯔꯥ ꯑꯗꯨꯗꯣ ꯉꯥꯏꯅꯁꯤ ꯀꯦꯁ ꯑꯣꯏꯅ ꯀꯔꯤ ꯑꯣꯏꯅꯗꯤ ꯇꯧꯅꯔꯣꯏꯁꯤ ꯌꯥꯅꯒꯗꯕ ꯃꯑꯣꯡꯗ ꯐꯖꯅ ꯑꯩꯈꯣꯏ ꯃꯁꯦꯟ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯁꯤꯅ ꯏꯁꯥꯅ ꯐꯅꯌꯥꯝ ꯐꯠꯇ꯭ꯔꯁꯨ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯂꯥꯟꯖꯗꯕ ꯂꯥꯟꯕ ꯌꯥꯎꯗꯕ ꯑꯗꯨꯒ ꯗꯥꯏꯇꯗꯤ ꯑꯩꯈꯣꯏꯅ ꯂꯧꯔꯗꯕ ꯑꯗꯨꯅ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪ ꯌꯦꯡꯕꯤꯌꯨ ꯑꯗꯨꯒ ꯁꯣꯝꯒꯤ ꯏꯆꯥꯅꯨꯄꯤꯁꯨ ꯃꯥꯡꯍꯟꯖꯔꯣꯏ ꯀꯩꯅꯣ ꯑꯩꯈꯣꯏ ꯇꯥꯟꯅꯁꯤꯅ ꯌꯥꯝ ꯐꯖꯅ ꯍꯥꯏꯔꯦꯕ ꯑꯗ ꯅꯨꯄꯤꯒꯤ ꯃꯄꯥꯁꯤꯅ ꯍꯥꯏ ꯏꯆꯥ ꯑꯃ ꯁꯦꯝꯕꯗ ꯀꯌꯥꯝ ꯋꯥꯏ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ ꯑꯗꯨꯅ ꯐꯔꯦ ꯀꯩꯁꯨꯝꯇ ꯈꯪꯖꯗꯕ ꯃꯃꯥ ꯃꯄꯥ ꯑꯩꯈꯣꯏꯗ ꯉꯁꯤꯗꯤ ꯏꯆꯥꯁꯤꯡꯁꯤꯅ ꯂꯝ ꯍꯦꯜꯂꯨꯗꯅ ꯑꯋꯥꯕꯁꯤ ꯄꯤꯔꯦ ꯑꯩꯒꯤ ꯏꯆꯥꯗꯤ ꯃꯥꯡꯉꯦ ꯉꯁꯤ ꯃꯥꯡꯉꯦ ꯆꯍꯤ 2ꯒꯤ ꯃꯥꯡꯉ ꯊꯣꯛꯂꯛꯑꯦ ꯆꯍꯤ 2ꯁꯦ ꯑꯗꯨꯒ ꯑꯗꯨꯅ ꯄꯩꯁꯥꯁꯨ ꯃꯌꯥꯝ ꯃꯥꯡꯉꯦ ꯅꯣꯏꯒꯤ ꯅꯆꯥꯗꯤ ꯃꯥꯡꯗꯦ ꯑꯗꯨꯅ ꯍꯣꯏ ꯑꯗꯨꯐꯧꯗꯤ ꯑꯩ ꯉꯥꯏꯔꯒꯦ ꯑꯗꯨꯒ ꯈꯟꯅꯔꯁꯤ ꯑꯩꯈꯣꯏꯅ ꯑꯗꯨꯒ ꯀꯩꯒꯨꯝꯕ ꯑꯩꯒꯤ ꯏꯆꯥꯁꯦ ꯃꯥꯅ ꯍꯦꯛ ꯂꯧꯕ ꯉꯝꯃꯣꯏ ꯍꯥꯏꯔꯕ ꯑꯩꯒꯤ ꯏꯆꯥꯅ ꯃꯥꯡꯉꯦ ꯁꯨꯃꯥꯏꯅ ꯃꯥꯁꯨ ꯃꯥꯡꯍꯟꯒꯅꯤ ꯃꯄꯥ ꯑꯃ ꯑꯣꯏꯅ ꯑꯩꯅ ꯉꯁꯤ ꯋꯥꯁꯛꯏꯁꯤꯅꯦꯅ ꯑꯩ ꯃꯇꯝ ꯈꯔꯗꯤ ꯉꯥꯏꯒꯦ ꯑꯉꯥꯡ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯂꯣꯏꯕꯒ ꯄꯥꯎ ꯄꯤꯔꯛꯑꯣ ꯑꯗꯨꯅ ꯌꯥꯝ ꯂꯦꯝꯅ ꯃꯄꯥꯁꯤꯅ ꯋꯥ ꯌꯥꯝ ꯉꯥꯡꯅꯗꯅꯀꯣ ꯃꯆꯥꯁꯦ ꯄꯨꯔ ꯆꯠꯈꯤꯕ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯇꯦꯀꯣ ꯃꯗꯨꯗ ꯂꯤꯅꯈꯤꯕ ꯋꯥꯔꯤ ꯃꯌꯥꯝ ꯁꯣꯛꯅꯔꯤꯕ ꯊꯝꯃꯣꯏ ꯃꯌꯥꯝ ꯑꯗꯩ ꯅꯨꯄꯥꯁꯤꯒꯤ ꯃꯃꯥꯅꯒ ꯍꯥꯏ ꯉꯁꯥꯏꯒꯤ ꯃꯥꯅ ꯄꯩꯁꯥꯁꯦ ꯃꯔꯝ ꯆꯥꯗꯅ ꯄ꯭ꯋꯥꯏꯗ ꯍꯥꯏꯔꯛꯄ ꯈꯣꯠꯂꯛꯄ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯣ ꯑꯗꯒꯤ ꯑꯉꯥꯡꯁꯤꯡꯁꯤꯅ ꯑꯗꯨꯅꯦ ꯃꯃꯥ ꯃꯄꯥꯒꯤ ꯑꯋꯥꯕꯁꯤ ꯎꯗꯅ ꯃꯣꯏ ꯑꯥꯗ ꯃꯣꯏ ꯊꯣꯛꯄ ꯑꯃ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯄꯦꯔꯦꯟꯁ ꯃꯃꯥ ꯃꯄꯥꯗ ꯋꯥꯕꯁꯤꯅꯦꯕ ꯃꯣꯏ ꯌꯥꯅꯔꯛꯇ꯭ꯔꯀꯥꯟꯗ ꯂꯥꯞꯊꯣꯛꯅꯔꯀꯥꯟꯗ ꯁꯤꯗ ꯃꯃꯥ ꯃꯄꯥ ꯃꯌꯥꯝꯁꯤꯒꯤ ꯊꯃꯣꯏꯗ ꯆꯥꯛꯏꯕ ꯃꯌꯥꯝꯁꯤꯗꯤ ꯑꯁ ꯉꯥꯎꯕꯖꯥꯠꯅꯤ ꯑꯗꯨꯅ ꯃꯃꯥ ꯃꯄꯥꯗ ꯈꯪꯗꯕ ꯃꯤꯅꯝꯕ ꯁꯤꯁꯦ ꯃꯆꯥ ꯑꯣꯏꯕꯅ ꯇꯧꯕꯤꯔꯣꯏꯗꯕꯅꯦꯕ ꯃꯃꯥ ꯃꯄꯥꯅ ꯄꯩꯁꯥ ꯌꯥꯝ ꯋꯥꯅ ꯃꯣꯏꯕꯨ ꯁꯦꯝꯕꯤꯔꯤꯉꯩ ꯁꯥꯕꯤꯔꯤꯉꯩ ꯃꯇꯝꯁꯤꯗ ꯁꯤꯒꯨꯝꯕꯁꯦ ꯍꯌꯦꯡ ꯄꯦꯔꯦꯟꯁꯇ ꯁꯨꯝꯕ ꯑꯋꯥꯕꯁꯦ ꯄꯤꯔꯣꯏꯗꯕꯅꯦꯕ ꯅꯨꯡꯁꯤꯅꯧ ꯂꯩꯁꯥꯕꯤ ꯄꯥꯈꯪ ꯀꯔꯤꯝ ꯀꯥꯏꯗꯦ ꯂꯣꯏ ꯅꯨꯡꯁꯤꯅꯔꯤ ꯉꯥꯛꯇꯅꯤ ꯆꯨꯝꯅ ꯅꯨꯡꯁꯤꯅꯕ ꯅꯣꯏꯅ ꯌꯥꯅꯔꯛꯇ꯭ꯔꯀꯥꯟꯗ ꯊꯣꯛꯂꯛꯀꯗꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯣ ꯅꯁꯥꯅ ꯈꯪꯍꯧꯕ ꯅꯨꯄꯤ ꯈꯛ ꯅꯠꯇꯦ ꯃꯁꯤꯗ ꯆꯦꯛꯁꯤꯟꯗꯣꯏꯁꯦ ꯅꯨꯄꯥꯁꯨꯅꯤ ꯅꯪꯅ ꯅꯨꯄꯤꯁꯦ ꯄꯥꯝꯃꯛꯇ꯭ꯔꯦ ꯍꯥꯏꯕ ꯃꯇꯝꯗ ꯅꯪ ꯀꯝꯄꯜꯁꯔꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯅꯪꯉꯣꯟꯗ ꯀ꯭ꯔꯥꯏꯝ ꯑꯃꯗꯤ ꯅꯪ ꯀꯦꯁ ꯑꯃꯗꯤ ꯊꯦꯡꯅꯔꯗꯕꯅꯦꯕ ꯅꯨꯄꯤꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯈ꯭ꯔꯗꯤ ꯐꯕꯀꯣ ꯇꯨꯃꯤꯟꯅꯗꯤ ꯂꯩꯔꯔꯣꯏꯕ ꯑꯗꯨꯛ ꯁꯥꯡꯅ ꯔꯤꯂꯦꯁꯟ ꯂꯩꯅꯔꯒ ꯀꯔꯝꯕ ꯅꯨꯄꯤꯅ ꯇꯨꯃꯤꯟꯅ ꯂꯩꯍꯧꯗꯣꯏꯅꯣꯕꯀꯣ ꯑꯗꯨꯅ ꯁꯤꯒꯤ ꯄꯦꯔꯦꯟꯁꯁꯤꯡꯗ ꯁꯣꯛꯄ ꯊꯝꯃꯣꯏ ꯏꯃꯨꯡꯗ ꯁꯣꯛꯅꯔꯤꯕ ꯊꯝꯃꯣꯏ ꯃꯆꯥ ꯃꯥꯡꯅꯔꯛꯏꯕ ꯔꯤꯂꯦꯁꯟꯁꯤꯞꯇ ꯅꯨꯡꯁꯤꯅꯔꯒ ꯔꯤꯂꯦꯁꯟꯁꯤꯞꯇ ꯂꯩꯅꯕꯗꯒꯤ ꯌꯥꯅꯔꯛꯇꯕꯗꯒꯤ ꯋꯥꯅꯔꯤꯕ ꯃꯌꯥꯝꯁꯦ ꯍꯛꯊꯦꯡꯅꯅ ꯑꯩꯈꯣꯏꯅ ꯆꯍꯤ ꯂꯤꯁꯥꯡꯁꯤꯠꯅ ꯊꯦꯡꯅꯔꯛꯑꯕꯅꯤꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯇꯦꯀꯣ ꯊꯃꯣꯏꯗ ꯌꯥꯝ ꯁꯣꯛꯍꯧꯋꯤ ꯃꯃꯥꯗꯨꯅꯒ ꯍꯥꯏꯕꯗ ꯀꯞꯄꯒꯀꯣ ꯏꯌꯥꯔꯄꯣꯔꯠꯇ ꯑꯍꯥꯟꯕ ꯊꯣꯛꯂꯛꯄꯗ ꯃꯆꯥꯁꯤꯅ ꯑꯣꯏꯔꯛꯈꯤꯕ ꯐꯤꯕꯝ ꯃꯗꯨꯗ ꯃꯥꯒꯤ ꯊꯃꯣꯏꯗ ꯆꯥꯛꯈꯤꯕ ꯑꯁ ꯃꯥꯅ ꯅꯨꯃꯤꯠꯇꯨꯗꯒ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯕꯅ ꯌꯧꯔꯔꯣꯏ ꯌꯥꯝ ꯊꯤꯅ ꯆꯥꯛꯈ꯭ꯔꯖꯥꯠꯅꯤꯀꯣ ꯃꯆꯥꯗꯨꯅ ꯉꯥꯎꯅ ꯐꯩꯅ ꯊꯣꯛꯂꯛꯄ ꯃꯃꯥꯗꯨꯕꯨ ꯃꯁꯛ ꯈꯪꯉꯛꯇꯕ ꯑꯗꯩ ꯃꯀꯣꯛ ꯃꯔꯨꯒ ꯏꯆꯥꯎ ꯆꯥꯎꯔꯒ ꯑꯩꯈꯣꯏꯒꯤ ꯆꯠꯄꯒꯁꯦ ꯆꯨꯝꯅ ꯃꯤ ꯑꯃꯒꯅ ꯆꯠꯂꯤꯕ ꯁꯨꯃꯥꯏꯅꯒ ꯆꯠꯇꯕ ꯐꯤꯇꯤꯡꯒ ꯀꯥꯎꯔ ꯆꯣꯡꯉ ꯀꯣꯏꯌꯦꯡꯒ ꯌꯦꯡꯉ ꯄꯨꯔꯥ ꯉꯥꯎꯕꯤ ꯑꯃꯅ ꯊꯣꯛꯂꯛꯄꯗꯧꯅ ꯃꯤ ꯂꯣꯏꯅꯒ ꯃꯉꯣꯟꯗ ꯌꯦꯡꯅꯕꯀꯣ ꯑꯁ ꯑꯋꯥꯕꯅꯤꯀꯣ ꯄꯩꯁꯥꯒꯤ ꯋꯥꯕ ꯃꯌꯥꯝ ꯃꯆꯥꯗꯨ ꯑꯃꯨꯛ ꯂꯥꯏꯌꯦꯡꯈꯠꯂꯛꯄ ꯃꯄꯨꯔꯣꯏꯕꯁꯨ ꯄꯨꯔꯥ ꯏꯃꯨꯡꯁꯤꯗ ꯑꯗꯣ ꯍꯧꯖꯤꯛ ꯃꯣꯏꯅ ꯀꯦꯁ ꯊꯥꯕ ꯂꯥꯛꯄ ꯃꯇꯝꯗꯨꯗꯗꯤ ꯃꯣꯏ ꯍꯤꯡꯒꯣꯜꯁꯦ ꯅꯥꯈꯩ ꯁꯦꯡꯅ ꯌꯣꯟꯊꯣꯛꯑꯒ ꯃꯤ ꯄꯩꯁꯥꯗꯣ ꯁꯤꯡꯗꯣꯛꯑꯒ ꯃꯣꯏ ꯚꯔꯥꯗ ꯂꯩꯌꯦꯕ ꯌꯦꯡꯉꯣ ꯑꯗꯨꯒꯤ ꯐꯤꯕꯝꯅꯦꯕ ꯑꯗꯨꯅ ꯃꯆꯥ ꯑꯃꯃꯝ ꯄꯩꯁꯥ ꯆꯪꯅ ꯁꯨꯃꯥꯏꯅ ꯂꯥꯏꯔꯤꯛ ꯇꯝꯃꯒ ꯃꯃꯥ ꯃꯄꯥꯗ ꯁꯨꯝꯕ ꯆꯩꯊꯦꯡꯁꯦ ꯄꯤꯕ ꯍꯧꯅꯗꯦꯕ ꯑꯗꯨꯅ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯅ ꯇꯝꯃꯤꯕꯗꯣ ꯊꯥꯔꯤꯕ ꯑꯩꯕꯨ ꯇꯝꯕ ꯊꯥꯔꯤꯕ ꯄꯩꯁꯥ ꯆꯪꯅ ꯑꯗꯨꯒꯤ ꯏꯍꯩꯗꯣ ꯍꯥꯟꯅ ꯃꯥꯏ ꯄꯥꯛꯅꯕ ꯍꯣꯠꯅꯒꯗꯧꯕꯅꯦꯕ ꯐꯣꯔꯦꯟ ꯀꯟꯇ꯭ꯔꯤꯗꯨꯗ ꯑꯗꯨꯛ ꯊꯥꯛ ꯋꯥꯡꯕ ꯑꯗꯩ ꯑꯗꯨꯛ ꯄꯩꯁꯥ ꯆꯪꯕ ꯏꯁꯇꯗꯤꯒꯤ ꯂꯥꯏꯟꯗꯣ ꯇꯝꯍꯜꯂꯒ ꯃꯥꯡꯉ ꯊꯣꯛꯂꯛꯄꯁꯤꯗ ꯀꯔꯝꯕ ꯃꯃꯥ ꯃꯄꯥꯅ ꯀꯥꯔꯣꯏꯗꯣꯏꯅꯣꯕꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯣ ꯊꯧꯗꯣꯛꯇꯤ ꯑꯗꯨꯃꯥꯏꯅ ꯍꯧꯈ꯭ꯔꯦ ꯃꯇꯝꯁꯦ ꯁꯥꯡꯈ꯭ꯔꯦ ꯆꯍꯤ ꯑꯗꯨꯝ 7-9 ꯑꯗꯨꯒ ꯀꯃꯥꯏꯅ ꯇꯧꯈ꯭ꯔꯕꯅꯣ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯄꯥꯎ ꯄꯤꯔꯛꯈꯤꯗ꯭ꯔꯦꯕ ꯑꯗ ꯑꯩꯈꯣꯏꯅꯁꯨ ꯑꯗꯨꯝ ꯀꯥꯎꯈ꯭ꯔꯦ ꯀꯨꯏꯈ꯭ꯔꯃꯤꯅ
मोइना पिरक्त्रबनिना कमाइन तौनग्रबनो हाइदो मोइ अहन मसेन यानारगबु लैनारगा लौनग्रबरा लौनगिदबरा सुमाइना अखोइनसु थौदोकसे थेंनाग्रगा खंगिदबा मयाम अमसु दुम यावेबको सुमाइन तौबि याम नुंगाइगिदे थौदोकतो मत्ति अदो दुमाइना हुजुजुमक्सु सुगुंबगी थौदोकतो पेरेंट्स मयाम थमोइ चाकपा यावरकपगी अइना माइना नुंसिनागा रिलेशनशिपता माइना नुंसिनाबसे सिजि मतंग कोइगी नुंसिनारिबा लैसाइ पाखंजिंगना सिजि थादोकनाबा सुम सुमना नुंसिनारगा हयें केस अमा कइमा चेनादबा मोचाना ददना तोकनारकपा मतमदा अदुम तुमिन तुमिन तोकनाबा यानाबा पेरेंट्स सिंगजो अवा पीदबा नसारजो अवा पीदबा अदुमाइना याम कन्ना याम चेक्सनगदबा मतम ओइरेबा सिदगी क्राइम मयाम थोलाबनिनको सिंगतंग अहानबगी वारीजिदा सिमा थमजगे मखा ताबजन ब्रेक मतुंगदा लिजगे याम अचुंबनी ओजा ओजाना ताकपीरिबा वारी सिंगसे यामना मरु ओइबा ngakthani mayam sungsoi soidana aikogi ahanba tangkak haiba tare hojiksi sigi wari sida aikoina break lozage break ki mamang haiba tare ozan libi ba wari singsige mayam sungsoi soidana comments amadi feedback kayama thambirau mayam da aikoina hana haijari baduni mayam gi feedback comments suna crime diaries ki ahen ba information ahen ba knowledge kaya ama yamna maru oiba thodang ama lobi bana maram oiraga mayam waraswana comments amamam aikogi episode खुदिंगी थंबिरौ हाइबसि मसु मयामना थमजरगा मतंग असिदा ब्रेक मचा अमतक लोमिनसे अंगांग से इबानी की आहन बेचा ओइगदोरी बने अंगांग से बुताइबंग फावन बपामे फिबम से इबानी न ओइहलगा मरा लेता अंगांग से ताइना बदे पामदे अंदर किसी से मांगन करसे मधु हाइना ब्रनंग न फिबम से ओहेलिबा महापापी अदुगी हाक्तक्तगी अगी सुअपंगबी से खागु थक्ता मपुनसी लोंखिबने अगी सुगी मपुनसी लोइसनखिब नुपादो महाक सिद्रि फावबा अबोक हिंखिगनी महाक सिबदो अबोक की मिकपेन येंखिगनीए करीगुंबा सनाथोइसिना ngausinaba nupi kayabo mamal laitana sanapotkum khanba miyoy ama oiramagadi nang mabu kangkhatuna thamgadra kaidawni kaino ne haidubo khu sanathoi bo dugum misaklo sanathoi di adugum misak nate hoi karigumba oirame haina khalo adugum misak tudi aina kangkhala thamgadaba nate mafam sida aina nupi pusala habsa ekoi tamoda haidu puyarako khanga oi bungo khanga ko ai lâu rồi bung ngô ai lâu rồi che कहिगिनो अहिंग सिदा मफम से जंगाइसे thôi nang boi nung siya gidaine कासदेगी याम थुनथोक्रो मधुना नंगे फबा ओइगनी nang bo aina topa nupi lohongba pamde haidaine aina haibu kudingwa yagani haidaine लाकपा चको चलो फारस फट्रसने आइसे नंगी न तैमने aishu nangna chela sabde yakhi adubu tamona mara moiraga loina kaikre adubu kaisu kaide hojik su matam leiri nangsu yum sida dum leiba yarani tamona nangbo adum nungsibigadaba nate sumnatagi matam kharagi maming tagine aduna ai nangi damakta lepke aina phana topa nupiga lohongabsu ai nangi damakta lepke mayambu break ki matungda amukana taram nokcheri mayamna yengbirepse ipo media na mayamgi damakta series 9 puthokselba crime diaries ke maudraga tare suba episode ni episode si maudraga tare surakpa haibasi mayamgi support mayamgi nungsibi baduna ni haina mayamda amuktanga hana mayambu nonglukna phongdok chabaga loinana mayambu thana thagachari loinana break ki mamangda ozana thambi ki bawari singduge comments ki khuthangda sungsoi sodana mayam thambira o comments na ikhogi crime diaries ki thawai ni haibasi masu ozana su thambi khrabani aduna comments ki khuthangda ekhoi si hena gyan taminaba ekhoina matang chaba matamda su mayam ge comments si ekhoi adumak pathok charke khudong chaba leiba matamda aduga comments si pathorakte haidana su mayam na waro biganu comments si ekhoina loimak ubang atini ekhoi loinamak paba ngaktani aduna ekhoi gi matam gi
limit saiba ma leibana maram oiraga mayam gi comment se khoina lokhatlaga khara khara dumak pathok charake mayam penthok minasi haibasi ma thamjaraga break ki makha ta basi oza dagi amuk nungairba wari kayama taminasi oza da sinajari break matungi je handakti home da lak jam yame aina ju liba ngamdreba ko home da lak pagai wari jam phajaye aduga home da lak pa ngak tagi ga aduga helper yam sinle helper laiba housekeeping gi thabak chachage laiba mau singje si ju wari jam phajaye ado moi ki ngak ta lijage ko do koi gi ahan ba wari je khoi gi masa ani ga la e ma ju jik lai ko ai ga lai min nai kong ba gi yum da lai min nai ko masa ani ji amana mana ada ma ji yari poki palem ban tau sangai ko ipam yum jok dang thung bane ada masa ahan du na khitang sai tareni pan phare atombi porai du na sahi ahum makhai muktang ngai ri ba ada masa ahan du di ada mana boarding du da dum lai ba ngang mayam du ga like tam pa ba khot pa lo ya hol lo ra ge na mana ara thama me du ga ma jina muk masa atombi siga ai gi da la ga ai ga lemina bane ba ado pokpadagi dum mioibagi haubadagi dum araibak thiraba yum palaga sum thiba haibaduni moije ko yam nungai jadaba maje akoi angang horingai da moije moi mama jun ka sarningol oiba mapa juna akoi si manipur dagi oiba aduda mama gi mapam da leraga moije thabeng kang hona bajani aduga mu honara mama je koi ka sarge je moi naibda yamna kalli haye lai pham din ba moi gi lai khram ba sagol chen numit ki nongma pan bagi de khangde adum bagi lai tin aseng amang che am kalli haye khoi siga je am ana hi lena ado moi di moi mapu hoi maboi je mapu du am kan ba mu so hena ado moi gi mung je esida si thamba yai si yade adu na adum ba mayam sida da awaba moi hai ada moi ima ji khoi gi ut haidok pa chat pada khoi gi si lai pham ni si kom je na moi gi turen ji da kong am chen ban haido ba ba lai pham ne na changna da ba jaga sigadi kitang adum nakna ra ba moina uthi wai thi sum phatau di haidoi ba jaga jina ada mana haido ba pa sida utha give ni haye ma khongje kongnam adugi akarak pada matam je sorok su koila tha ba gi nung lai ngoi thajan ba gi ne nong ju su ba adugi ju loi lai khom lai nang oi ba matam oi ba ada mama je puthar ro ga ne karak pa sida ne adum gi hek putharo smai chingkhat lakhibadagi ne mama jina haibada ko ma je dum masa je kainom tawgre haiba jing law masa pum je loi ni aga gyan je tarak tabi du ga ma je koi chorok sida ma je dum gyan mangre haye tharo ol la het lai je tung bani ta on dana dei mayam chang lai khom lai nang to tana mayam chang phana dana de dum mama je adum ngauna phaina dum na gre haiba adai moi jeng mayum da sida mu thokla aba mapa gi mayum da ko dai ado moi mama ji dum pulla thamba sida pulla dum thambai makong ji pong khalak tana satpa ngam da na layeng da no operation taw tana muk taw re haiba mama ji mu ko ki mu layeng ba torga dai pundraga na hek chelam ba moi je koi te thina ya ye phai hai moi gi khun je mapa gi lai ba khun jina koi chingmi ga thangna ba adu gi chingmi haw chingmi gi khun sing da ka gi da gi ne moi na thi ga chingmi jingjana ga pire haiba noi ma to lai ne khoina pulla thambi bani gaina amai to ga mu sumoi ji mama je thi bde am warak pa ko ngang oi ngai jina moina aduga khoi gi kaino ma am je adumaina moi ji wa na mu haure e ko mapa jina thabak sura kho laga adumaina aduga mama ji ko andang da lai yenga ga wakhan di tare aduga ma je makhong je lepa kho la chat pa di ngam dreba aduga mu phamsit ti dum chat pa aduna mung manung gi thabak sai sing thong ba wai tai ba kon pheng ba pham ma ga taw ba ya ba ga ji ti dum mana taw ba aduga dum phajana di mi mana ga di lai tre ma pang kan di sole admai oi re mama ji hek honarak pada mapa na thabak su sakra ga mung je pura ga moi chi yang warak pa ma chin naw moi mam jina adum tharoi khara kun de sing khara san taw ga dai kha ga chaw pa dai lo khara yei ba yaw taw ga admaina moi ja ngang oi da su yam sathina lai sare ngai gi pun si ji da ju yam wana hona re aduga yam ngan na mana hei tra manga ga surok pakan ji da yam ngan na nu pa ma khang ma ga nu sina bazan nu sina baji nu pa jina nu pi atopa mo ko le ramba chahi pajana ahumari yam ngan na nu sina fa ahumari nu sina ga ha ko le ma ma thomo je cha ba ngang ni na matam da pang bani na koi ma koi nei ba nu pi du na mai nu pa ji ga koi nei na
ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯦ ꯁꯤꯒꯁꯨ ꯃꯥꯒ ꯋꯥꯔꯤꯁꯦ ꯁꯥꯟꯅꯔꯦꯕ ꯑꯩꯒ ꯅꯨꯡꯁꯤꯅꯔꯛꯄꯅ ꯁꯨꯛ ꯁꯥꯡꯉꯦ ꯑꯗꯨ ꯇꯧꯔꯦꯅ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯗꯨꯅ ꯑꯩꯈꯣꯏ ꯗꯗꯥꯒ ꯅꯪ ꯈꯪꯅꯧ ꯍꯥꯏꯔꯕ ꯑꯗꯨꯒ ꯑꯃꯨꯛ ꯃꯣꯏ ꯗꯗꯥ ꯄꯥꯏꯍꯜꯂ ꯐꯣꯟ ꯅꯝꯕꯔ ꯈꯪꯅꯗꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯗꯅ ꯇꯧꯔꯕ ꯑꯗꯨꯒ ꯃꯥꯁꯦ ꯃꯥꯏ ꯅꯨꯡꯁꯤꯅꯕꯁꯤꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯀꯣꯏꯈ꯭ꯔꯦꯅ ꯅꯤꯡꯕꯁꯦ ꯀꯥꯏꯔꯒ ꯑꯩ ꯃꯇꯝꯗꯨꯗꯤ ꯅꯤꯡꯕ ꯑꯃ ꯍꯦꯛ ꯀꯥꯏꯔꯕ ꯏꯃꯥ ꯏꯄꯥꯒ ꯈꯠꯅꯔꯕ ꯑꯗꯩ ꯑꯩꯅ ꯅꯨꯡꯁꯤꯖꯕ ꯃꯤꯁꯤꯒ ꯀꯥꯏꯅꯔꯕ ꯍꯨꯟꯗꯣꯛꯄꯤꯔꯝꯃꯕ ꯑꯗꯩ ꯀꯣꯏꯒꯦꯒ ꯍꯥꯏꯔꯛꯄꯗ ꯌꯥꯔꯛꯇ꯭ꯔꯕ ꯅꯍꯥꯔꯣꯟ ꯌꯥꯎꯒꯦꯅ ꯆꯠꯄꯤꯅꯦꯕ ꯑꯗ ꯃꯥꯁꯨ ꯑꯗꯨꯃꯥꯏꯅ ꯃꯥꯏ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥꯁꯤꯅ ꯃꯥꯁꯦ ꯂꯥꯞꯊꯣꯛꯄꯤꯈ꯭ꯔꯦ ꯅꯨꯄꯤ ꯑꯃ ꯀꯣꯏꯈ꯭ꯔꯦ ꯅꯤꯡꯕ ꯀꯥꯏꯗꯅ ꯆꯥꯛꯒ ꯆꯥꯗꯅ ꯀꯞꯇꯅ ꯇꯨꯝꯗꯅ ꯃꯥꯁꯦ ꯅꯍꯥꯔꯣꯟ ꯌꯥꯎꯒꯦꯅ ꯀꯟꯇꯦꯛ ꯇꯧꯔꯦꯀꯣ ꯑꯗꯨꯗ ꯈꯔ ꯋꯥꯠꯂꯤꯉꯥꯏꯀꯣ ꯄꯨꯂꯞ ꯃꯤꯁꯦ ꯄꯨꯒꯗꯕꯅꯤ ꯑꯅꯧꯕ ꯆꯪꯉꯛꯄꯈꯩ ꯍꯞꯇꯥ ꯑꯃ ꯉꯥꯏꯌꯨ ꯍꯥꯏꯔꯛꯄꯖꯥꯠꯅꯤ ꯑꯗꯣ ꯍꯞꯇꯥꯁꯤꯗ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯅꯨꯄꯥꯗꯨꯒ ꯃꯥ ꯍꯨꯟꯗꯣꯛꯑꯝꯃꯦ ꯍꯥꯏꯔꯤꯕ ꯑꯗꯨꯒꯤ ꯅꯨꯄꯥꯗꯨꯅ ꯀꯣꯏꯔꯤꯕ ꯅꯨꯄꯤꯗꯨꯅ ꯃꯥꯏ ꯃꯕꯨꯡ ꯁꯦꯝꯃꯛꯏꯗꯣ ꯑꯗ ꯋꯥꯔꯤ ꯁꯨꯝ ꯁꯥꯟꯅꯕꯗꯩ ꯑꯝꯇ ꯎꯅꯁꯤ ꯈꯣꯠꯁꯤꯅ ꯍꯥꯏꯔꯒ ꯑꯍꯥꯟꯕ ꯎꯅꯕꯁꯤꯗ ꯑꯗꯨꯝ ꯅꯝꯗꯅ ꯄꯨꯔꯕꯖꯥꯠꯅꯤ ꯑꯗꯨꯒ ꯄꯨꯔꯦ ꯑꯗꯨꯒ ꯃꯣꯏꯁꯦ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯗꯤ ꯃꯥꯗꯤ ꯄꯥꯈꯪꯅꯦ ꯂꯩꯕ ꯑꯗꯨꯒꯗꯤ ꯅꯨꯄꯤꯁꯦ 3ꯂꯛ ꯊꯤꯔꯝꯃꯕ ꯅꯨꯄꯥ ꯑꯣꯏꯕꯀꯣ 3ꯃꯛ ꯊꯤꯔꯝꯃꯕ ꯌꯥꯝ ꯀꯨꯏꯅꯗꯤ ꯂꯩꯔꯝꯗꯕ ꯑꯗꯨꯒ ꯅꯨꯄꯥꯁꯦ ꯑꯃꯨꯛꯁꯨ ꯅꯤꯁꯥꯁꯨ ꯆꯥꯕ ꯑꯣꯏꯕ ꯑꯗꯨꯒ ꯑꯃꯨꯛ ꯃꯣꯏꯁꯦ ꯅꯨꯄꯤ ꯊꯤꯔꯝꯕ ꯅꯨꯄꯥ ꯑꯣꯏꯕꯅꯤꯅ ꯂꯣꯠꯂꯦ ꯊꯥ ꯑꯃꯅꯤꯁꯦꯀꯣ ꯑꯗ ꯅꯨꯄꯤꯅꯁꯨ ꯑꯩꯕꯨ ꯅꯨꯡꯁꯤꯗꯅ ꯑꯍꯥꯟꯕ ꯎꯕꯗ ꯑꯩꯕꯨ ꯆꯦꯟꯕꯤꯔꯦ ꯅꯨꯡꯁꯤꯗꯅ ꯑꯗꯣ ꯑꯩꯒ ꯅꯨꯡꯁꯤꯅꯔꯤꯕ ꯆꯍꯤ 3 ꯅꯨꯡꯁꯤꯅꯔꯤꯕ ꯅꯨꯄꯥꯁꯤꯅꯗꯤ ꯑꯩ ꯍꯨꯟꯗꯣꯛꯑꯝꯃꯤꯕꯅꯦ ꯑꯗꯣ ꯃꯤꯁꯤꯅꯗꯤ ꯑꯩꯕꯨ ꯎꯕꯗ ꯉꯥꯎꯗꯅ ꯑꯩꯁꯦ ꯅꯨꯡꯁꯤꯖꯗꯅ ꯂꯦꯞꯄꯤꯔꯦꯅ ꯃꯥꯗꯤ ꯉꯁꯥꯏ ꯅꯨꯄꯤ ꯊꯤꯔꯝꯃꯦ ꯈꯣꯠꯂꯦ ꯍꯥꯏꯕꯒꯁꯦ ꯃꯥ ꯀꯔꯤꯝ ꯈꯟꯗ꯭ꯔꯦ ꯑꯩ ꯍꯧꯖꯤꯛꯇꯤ ꯆꯦꯜꯂꯕꯅꯤꯅ ꯑꯩꯗꯤ ꯖꯇ꯭ꯔꯥ ꯀꯥꯏꯕ ꯄꯥꯝꯗꯦ ꯑꯩ ꯅꯨꯄꯤꯅ ꯌꯨꯝ 2ꯔꯛꯀ ꯄꯥꯟꯕ ꯅꯨꯄꯥ 2, 3ꯒ ꯁꯨꯕꯒ ꯍꯥꯏꯕꯗꯨꯗꯤ ꯑꯩꯗꯤ ꯄꯥꯝꯖꯗꯦꯅ ꯃꯥ ꯑꯗꯨꯝ ꯂꯦꯞꯆꯔꯦ ꯑꯗꯩ ꯑꯗꯨꯝ ꯃꯣꯏꯅ ꯀꯨꯏꯅ ꯂꯣꯠꯂ ꯂꯩꯔꯨꯔꯕꯅꯤꯅ ꯑꯗꯨꯝ ꯃꯃꯥ ꯃꯄꯥꯅꯁꯨ ꯌꯥꯗꯅ ꯑꯗꯨꯃꯥꯏꯅ ꯃꯣꯏꯁꯦ ꯂꯧꯈꯠ ꯈꯥꯈꯠ ꯇꯧꯗꯅ ꯑꯗꯨꯃꯥꯏꯅ ꯂꯩꯅꯔꯦ ꯑꯗꯨꯒ ꯂꯩꯅꯔꯕ ꯃꯇꯨꯡꯁꯤꯗ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯅꯨꯄꯥꯁꯤꯅ ꯁꯨꯔ ꯅꯣꯝꯃ ꯃꯣꯏꯁꯦ ꯆꯥꯏ ꯃꯣꯏꯒꯤ ꯂꯩꯔꯤꯕ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯁꯥꯒꯩꯁꯤ ꯅꯨꯄꯤ ꯃꯄꯥꯟ ꯊꯣꯛꯍꯟꯗꯕ ꯅꯨꯄꯤ ꯊꯕꯛ ꯁꯨꯍꯟꯗꯕ ꯅꯨꯄꯥꯅ ꯁꯨꯔꯒ ꯏꯃꯨꯡ ꯂꯣꯏ ꯄꯨꯅꯕ ꯁꯥꯒꯩ ꯑꯣꯏꯔꯝꯃꯦꯕ ꯑꯗꯨꯅ ꯅꯨꯄꯤꯈꯩꯁꯦ ꯑꯗꯨꯝ ꯌꯨꯝꯗ ꯆꯥꯛ ꯏꯁꯤꯡ ꯑꯉꯥꯡ ꯅꯨꯄꯤ ꯍꯣꯠꯅꯔ ꯈꯛꯇꯪ ꯂꯩꯕ ꯑꯋꯥꯕ ꯊꯕꯛꯁꯦ ꯁꯨꯍꯟꯗꯕ ꯑꯗꯨꯃꯥꯏꯅ ꯃꯣꯏꯒꯤꯁꯨ ꯃꯥꯅ ꯊꯕꯛ ꯁꯨꯕ ꯆꯠꯀꯦ ꯈꯣꯠꯀꯦ ꯄꯩꯁꯥ ꯈꯔ ꯇꯥꯟꯁꯤꯟꯒꯦ ꯂꯧꯁꯤꯡ ꯀꯨꯝꯕ ꯌꯥꯎꯒꯦ ꯄꯥꯝ ꯁꯨꯕ ꯌꯥꯎꯒꯦ ꯍꯥꯏꯕꯁꯦ ꯅꯨꯄꯥꯁꯤꯅ ꯑꯝꯇ ꯌꯥꯗꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯃꯥꯁꯦ ꯃꯆꯥ 2 ꯂꯩꯔꯦ ꯃꯣꯏꯁꯦꯀꯣ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯃꯇꯝ ꯈꯔ ꯃꯆꯥꯁꯦ ꯑꯇꯣꯝꯕꯤꯁꯤꯅ ꯄꯤꯛꯏꯉꯩꯁꯤꯗ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯁꯤꯅ ꯅꯤꯁꯥ ꯆꯥꯕ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯂꯥꯟ ꯅꯨꯡ ꯑꯣꯏꯔꯛꯄ ꯃꯣꯏꯁꯨ ꯈꯒ ꯁꯨꯔꯒ ꯅꯣꯝꯃꯒ ꯆꯥꯔꯝꯕꯗꯒꯤ ꯀꯣꯔꯣꯅꯥꯁꯤꯗꯩ ꯃꯣꯏꯁꯦ ꯈꯪꯋꯥ ꯋꯥꯁꯟꯈꯤꯕ ꯁꯨꯐꯝ ꯅꯣꯐꯝ ꯂꯩꯇꯕꯗꯒꯤ ꯑꯗꯩ ꯄꯩꯁꯥ ꯈꯔ ꯄꯨꯔ ꯈꯣꯠꯂꯒ ꯍꯣꯠꯅꯈꯤꯕ ꯑꯗꯩ ꯑꯃꯨꯛ ꯂꯥꯟ ꯃꯇꯝ ꯑꯃꯨꯛ ꯑꯣꯏꯔꯛꯈꯤꯕꯁꯤꯗ ꯑꯃꯨꯛ ꯈꯪꯋꯥ ꯋꯥꯁꯟꯈꯤꯕ ꯑꯣꯏꯕ ꯑꯗꯨꯒ ꯂꯥꯟꯁꯤꯗ ꯃꯣꯏꯁꯦ ꯆꯦꯜꯂꯛꯑꯒ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯑꯃꯨꯛ ꯂꯩꯔꯦꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯇ꯭ꯔꯤꯉꯩ ꯃꯌꯨꯝꯗ ꯂꯩꯔꯤꯉꯩꯁꯦ ꯃꯆꯥ 2 ꯁꯨꯕꯁꯦ ꯄꯣꯛꯄ ꯀꯨꯏꯗ꯭ꯔꯤꯉꯩ ꯁ꯭ꯋꯥꯏꯁꯦ ꯗꯩꯁꯤꯗ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯩꯈꯣꯏꯒꯤ ꯃꯥꯅ ꯃꯤꯔꯣꯜꯂꯤꯉꯩ ꯃꯆꯥꯁꯦ ꯄꯣꯛꯇ꯭ꯔꯤꯉꯩ ꯑꯇꯣꯝꯕꯤꯁꯦ ꯄꯣꯛꯇ꯭ꯔꯤꯉꯩ ꯃꯤꯔꯣꯜꯂꯤꯉꯩꯁꯤꯗ ꯃꯥꯏ ꯅꯨꯄꯥꯁꯤꯅ ꯉꯁꯥꯏ ꯅꯤꯁꯥꯁꯦ ꯆꯥꯅꯤꯡꯕꯅ ꯉꯥꯎꯔꯛꯑꯕ ꯑꯗꯨꯒꯗꯤ ꯃꯥꯁꯤꯅ ꯆꯦꯡ ꯋꯥꯟꯒꯦꯅ ꯊꯝꯕ ꯄꯩꯁꯥꯁꯦ ꯃꯥꯅ ꯄꯦꯔꯨꯛꯀ ꯍꯦꯛꯑꯒ ꯆꯦꯡꯒ ꯋꯥꯜꯂꯦ ꯍꯥꯏꯕ ꯃꯥꯏ ꯅꯨꯄꯥꯁꯦ ꯅꯥꯗꯅ ꯊꯕꯛ ꯁꯨꯕ ꯆꯠꯄ ꯉꯝꯗꯕ ꯅꯤꯁꯥ ꯆꯥꯕꯅꯤꯅ ꯑꯃꯨꯛ ꯑꯗꯨꯃꯥꯏꯅ ꯇꯥ ꯂꯩꯕ ꯑꯃꯨꯛꯁꯨ ꯍꯦꯛ ꯆꯥꯗꯕ ꯃꯥꯁꯦ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯃꯥꯅ ꯄꯦꯔꯨꯛꯀ ꯍꯦꯛꯑꯒ ꯃꯆꯥ ꯃꯤꯔꯣꯜꯂꯤꯕꯁꯤꯅ ꯆꯤꯡꯌꯥꯁꯤꯅ ꯃꯆꯥ ꯑꯄꯤꯛꯄꯁꯦ ꯄꯨꯔ ꯄꯦꯔꯨꯛꯀ ꯍꯦꯛꯑꯒ ꯑꯗꯩ ꯊꯔꯣꯏꯁꯦ ꯑꯗꯨꯝ ꯈꯨꯜꯂꯕꯅꯦ ꯃꯥꯁꯦ ꯊꯔꯣꯏꯁꯦ ꯌꯣꯜꯂꯒ ꯑꯗꯨꯃꯥꯏꯅ ꯆꯦꯡ ꯋꯥꯟꯕꯒꯤ ꯈꯣꯠꯄꯒꯤ ꯄꯩꯁꯥꯁꯦ ꯐꯤꯖꯤꯗ ꯈꯔ ꯀꯤꯕꯁꯦ ꯃꯥꯏ ꯅꯨꯄꯥꯁꯤꯅ ꯅꯤꯁꯥ ꯆꯥꯅꯤꯡꯕꯒꯤ ꯇꯧꯕꯁꯦ ꯎꯕꯗ ꯌꯦꯡ ꯉꯝꯗꯗꯅꯅꯦ ꯅꯤꯁꯥꯁꯦ ꯆꯥꯔꯒꯅ ꯀꯟꯈꯠꯄ ꯆꯥꯗꯒꯅ ꯄꯠꯊꯔ ꯀꯣꯂꯥꯞꯁ ꯇꯥꯔ ꯐꯃꯨꯡꯗ ꯇꯥꯏ ꯍꯥꯏꯌꯦꯕ ꯑꯗꯨꯃꯥꯏꯅ ꯄꯤꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯁꯤꯅꯅꯦ ꯃꯃꯥ ꯃꯆꯥꯁꯤꯅꯅꯦ ꯅꯨꯄꯥꯁꯤꯗꯤ ꯅꯤꯁꯥꯗꯣ ꯆꯥꯔꯒ ꯑꯗꯨꯝ ꯇꯥꯔ ꯇꯨꯝꯃꯒ ꯅꯨꯡꯉꯥꯏꯅ ꯂꯩꯈ꯭ꯔꯦꯗꯅ ꯑꯗꯣ ꯃꯃꯥ ꯃꯆꯥꯁꯤꯅ ꯕꯥꯜꯕꯨꯛ ꯑꯪꯒꯜꯋꯥꯗꯤꯒꯤ ꯃꯆꯥꯁꯤꯅ ꯑꯪꯒꯜꯋꯥꯗꯤ ꯆꯠꯄ ꯑꯗꯨꯒꯤ ꯌꯦꯜꯂꯛꯄ ꯕꯥꯜꯕꯨꯛꯁꯦ ꯃꯃꯥ ꯃꯆꯥꯁꯤꯅ ꯃꯤꯔꯣꯟꯕꯤ ꯃꯥꯁꯦ ꯕꯥꯜꯕꯨꯛꯁꯦ ꯇꯣꯠꯂꯒꯅꯦ ꯆꯥꯔꯒ ꯑꯍꯤꯡ ꯀꯌꯥ ꯁꯨꯃꯥꯏꯅ ꯂꯦꯜꯂꯛꯑꯦ ꯍꯥꯏꯌꯦꯕ ꯃꯥꯁꯦꯀꯣ ꯑꯗꯩ ꯕꯥꯜꯕꯨꯛꯁꯤꯒ ꯑꯩꯈꯣꯏꯒꯤ ꯄꯦꯔꯨꯛ ꯀꯥꯡꯁꯨꯒ ꯆꯥꯏ ꯍꯥꯏꯌꯦ ꯃꯥ ꯍꯥꯏꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯥꯁꯦ ꯑꯗꯩ ꯑꯃꯨꯛ ꯃꯥꯏ ꯅꯨꯄꯥꯁꯦ ꯈꯤꯇꯪ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯃꯆꯥ ꯑꯇꯣꯝꯕꯤꯁꯦ ꯄꯣꯛꯑꯦ ꯑꯗꯣ ꯃꯥꯁꯦ ꯆꯥꯡ ꯅꯥꯏꯅ ꯁꯨꯔꯦ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯁꯅꯥꯒꯁꯦ ꯃꯆꯥ 2ꯒꯤꯒ ꯁꯥꯗꯅ ꯒꯥꯔꯤ ꯃꯆꯥꯒ ꯂꯩꯗꯅ ꯐꯧ ꯕꯣꯔꯥ 5 ꯇꯔꯥꯒ ꯋꯥꯟꯁꯤꯟꯗꯅ ꯇꯧꯔ ꯈꯤꯇꯪ ꯑꯃꯨꯛ ꯅꯨꯡꯉꯥꯏꯅ ꯂꯩꯔꯦ ꯍꯥꯏ ꯀꯥꯟꯁꯤꯗꯅꯦꯕ ꯑꯃꯨꯛ ꯃꯥꯏ ꯅꯨꯄꯥꯁꯤ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯃꯃꯥꯡꯗ ꯂꯧꯔꯝꯕ ꯅꯨꯄꯤꯒ ꯃꯥ ꯀꯩꯁꯨ ꯈꯟꯖꯗ꯭ꯔꯦꯀꯣ ꯏꯔꯥꯏꯕꯛꯅ ꯇꯝꯕꯅꯦꯅ ꯑꯗꯨꯒ ꯑꯃꯨꯛ ꯅꯨꯄꯤ ꯑꯃ ꯃꯥꯗꯤ ꯁꯨꯈꯪ ꯈꯪꯖꯗꯕ ꯑꯩꯈꯣꯏꯒꯤ ꯃꯥꯁꯦ ꯅꯥꯁꯜꯂꯛꯄ ꯑꯩꯈꯣꯏꯒꯤ ꯅꯥꯕꯁꯤꯗ ꯃꯕꯥꯅꯤꯁꯦ ꯗꯥꯛꯇꯔ ꯆꯠꯃꯤꯟꯅꯔꯦꯀꯣ ꯑꯗꯩ ꯑꯃꯨꯛ ꯆꯦꯛꯁꯨ ꯆꯠꯂꯦ
ꯀꯩ ꯂꯧ ꯈꯣꯠꯂꯨ ꯇꯦꯁꯅ ꯃꯌꯥꯝ ꯂꯧꯔꯦꯗ ꯃꯥꯁꯦ ꯑꯣꯄꯔꯦꯁꯟ ꯇꯧꯗꯗꯤ ꯌꯥꯔꯔꯣꯏ ꯑꯊꯨꯕꯗꯅ ꯅꯨꯄꯤꯁꯦ ꯍꯥꯏꯔꯕ ꯑꯗꯨꯒꯤ ꯍꯥꯏꯕꯁꯤꯗ ꯑꯗꯨꯒ ꯃꯄꯥꯝꯂꯣꯝꯗ ꯑꯃꯨꯛ ꯄꯩꯁꯥ ꯅꯨꯡꯁꯥ ꯍꯪꯅꯧꯁꯦꯅ ꯆꯠꯄ ꯑꯗꯩ ꯃꯄꯥꯝꯅꯁꯨ ꯑꯩꯈꯣꯏꯅꯁꯨ ꯌꯥꯝ ꯄꯥꯡꯕ ꯉꯝꯕ ꯑꯣꯏꯗꯦ ꯑꯗꯨꯏꯁꯨ ꯍꯣꯏ ꯈꯔ ꯇꯧꯔꯁꯦ ꯑꯗꯨꯒ ꯑꯣꯄꯔꯦꯁꯟꯁꯦ ꯇꯧꯊꯣꯛꯑꯁꯦꯅ ꯃꯣꯏꯁꯦ ꯍꯥꯏꯅꯔꯤꯕ ꯅꯨꯃꯤꯠ ꯑꯗꯨꯒ ꯍꯜꯂꯛꯑꯦꯀꯣ ꯃꯄꯥꯝ ꯆꯠꯂꯨꯔ ꯍꯜꯂꯛꯑꯦꯀோ ꯑꯗꯩꯗꯤ ꯃꯄꯥꯝꯒꯤ ꯃꯕꯨꯡꯁꯤꯅ ꯍꯥꯏꯌꯦ ꯅꯨꯄꯤꯁꯤꯅ ꯄꯩꯁꯥ ꯅꯨꯡꯁꯥꯁꯨ ꯃꯥꯗꯤ ꯑꯩꯉꯣꯟꯗ ꯁꯨꯡꯆꯤꯟ ꯁꯤꯟꯅꯗꯦ ꯍꯣꯏ ꯃꯥꯅꯕꯨꯗꯤ ꯂꯣꯏ ꯁꯤꯜꯂꯤ ꯂꯣꯏꯅ ꯆꯥꯕꯩ ꯈꯣꯠꯄꯩ ꯑꯉꯥꯡꯒꯤ ꯏꯃꯨꯡꯒꯤ ꯑꯗꯨꯏꯁꯨ ꯅꯨꯄꯥꯅ ꯁꯤꯟꯕꯅꯤꯅ ꯖꯣꯕ ꯆꯥꯊꯣꯛꯏ ꯂꯩꯔꯤꯉꯩꯗ ꯃꯥꯅ ꯑꯩꯉꯣꯟꯗ ꯄꯤꯁꯜꯂꯛꯑꯗꯤ ꯑꯩꯅ ꯂꯤꯛꯅ ꯈꯔ ꯁꯤꯜꯂꯒ ꯈꯤꯇꯪ ꯂꯦꯝꯍꯧꯒꯗꯕꯁꯨ ꯍꯥꯏꯕꯗ ꯅꯪꯁꯨ ꯅꯨꯄꯤꯗ ꯄꯩꯁꯥ ꯁꯨꯡꯄꯤ ꯄꯤꯁꯟꯗꯕꯗꯨꯗꯤ ꯂꯥꯟꯗ꯭ꯔꯥꯅ ꯃꯕꯨꯡꯅꯒ ꯍꯥꯏꯔꯛꯄꯁꯦ ꯑꯩꯗꯤ ꯉꯛꯇ ꯊꯥꯡ ꯊꯝꯃꯁꯨ ꯅꯨꯄꯤꯗꯗꯤ ꯄꯩꯁꯥ ꯄꯤꯁꯜꯂꯣꯏ ꯒꯥꯅ ꯍꯥꯏꯕꯀꯣ ꯑꯗꯩ ꯃꯣꯏꯅꯤꯁꯦ ꯍꯟꯃꯤꯟꯅꯔꯛꯑꯦꯗꯅ ꯑꯗꯨꯒ ꯃꯥꯁꯦ ꯃꯐꯝ ꯑꯃꯗ ꯃꯥꯒꯤ ꯊꯕꯛ ꯑꯃ ꯆꯠꯀꯗꯕꯅꯤꯅ ꯊꯕꯛ ꯑꯃꯃꯨꯛ ꯃꯥꯁꯦ ꯆꯠꯈ꯭ꯔꯦꯕ ꯊꯕꯛ ꯑꯃ ꯆꯠꯈ꯭ꯔꯦ ꯑꯗꯨꯀꯥꯟꯗ ꯃꯣꯏꯁꯦ ꯂꯥꯟ ꯇꯧꯔꯦ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯃꯣꯏꯁꯦ ꯂꯩꯔꯦꯀꯣ ꯑꯅꯤꯁꯨꯕ ꯃꯆꯥ ꯄꯣꯛꯑ ꯃꯇꯨꯡꯅꯤꯀꯣ ꯑꯗꯨꯒ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯅꯔꯕꯅꯦꯕ ꯃꯣꯏꯁꯦ ꯂꯣꯏꯅ ꯆꯦꯜꯂꯛꯑꯒ ꯃꯥꯒꯤ ꯑꯗꯨꯗ ꯃꯥꯏ ꯅꯨꯄꯥꯁꯤꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯑꯍꯥꯟꯕ ꯊꯧꯗꯣꯛ ꯑꯃꯈꯛꯁꯨ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯌꯦ ꯃꯥꯏ ꯅꯨꯄꯥꯁꯦ ꯑꯩꯈꯣꯏꯒꯤ ꯂꯝ ꯑꯃꯗ ꯅꯨꯄꯤ ꯑꯃꯒ ꯐꯥꯔꯦꯅ ꯃꯕꯥꯅꯤꯁꯦ ꯐꯖꯗꯕ ꯂꯤꯆꯠ ꯆꯠꯂꯤꯉꯩꯗꯩ ꯐꯥꯔꯦꯅ ꯃꯌꯥꯝ ꯆꯪꯗꯅ ꯄꯨꯂꯤꯁꯇ ꯁꯤꯟꯅꯔꯛꯑꯒ ꯄꯨꯂꯤꯁꯇ ꯃꯣꯏꯒꯤ ꯅꯨꯄꯤꯁꯤꯒꯤ ꯃꯄꯥꯝꯒꯤ ꯃꯤ ꯌꯥꯎꯕ ꯑꯗꯨꯅ ꯅꯪ ꯅꯨꯄꯥꯗꯨꯅꯤ ꯄꯨꯂꯤꯁꯇ ꯁꯤꯟꯅꯔꯛꯑꯦꯅ ꯑꯗꯣ ꯅꯨꯄꯥꯗꯨꯅꯗꯤ ꯅꯨꯄꯤꯁꯤꯗ ꯈꯪꯍꯟꯗꯅꯕ ꯍꯣꯠꯅꯕ ꯃꯣꯏ ꯏꯃꯨꯡ ꯃꯅꯨꯡꯅꯁꯨ ꯑꯗꯣ ꯅꯨꯄꯤꯁꯤꯅꯁꯨ ꯈꯪꯖꯟꯅꯗꯕꯗꯤ ꯁꯥꯔꯦ ꯑꯗꯨꯒ ꯈꯪꯗꯤ ꯈꯪꯉꯦꯕ ꯃꯥ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯊꯧꯗꯣꯛ ꯑꯃꯁꯨ ꯑꯃꯨꯛ ꯊꯣꯛꯈꯤꯕ ꯅꯨꯄꯥꯁꯦ ꯑꯗꯨꯁꯨ ꯃꯥ ꯀꯔꯤꯝ ꯍꯥꯏꯖꯗ꯭ꯔꯦꯀꯣ ꯑꯗꯣ ꯍꯧꯖꯤꯛꯀꯤꯁꯤꯅ ꯑꯃꯨꯛ ꯃꯥꯅ ꯅꯥꯔꯤꯉꯩ ꯁꯣꯔꯕ ꯍꯣꯟ ꯉꯝꯗꯅ ꯆꯥꯕ ꯊꯛꯄ ꯌꯥꯗꯗꯅ ꯑꯉꯥꯡ ꯑꯄꯤꯛꯄꯁꯨ ꯆꯦꯟꯕ ꯑꯗꯩꯗꯤ ꯑꯃꯨꯛꯁꯨ ꯑꯉꯥꯡꯗꯣ ꯃꯇꯝꯗꯣ ꯃꯥꯅ ꯄꯣꯛꯄ ꯊꯥ 9-9 ꯉꯥꯏꯔꯤꯕ ꯃꯇꯝꯅꯦꯕ ꯑꯗꯩ ꯑꯃꯨꯛ ꯑꯗꯨꯒꯤ ꯃꯥꯁꯦ ꯅꯥꯈꯠꯂꯛꯄꯒ ꯅꯥꯔꯤꯉꯩꯗꯨꯗ ꯃꯄꯥꯝꯗ ꯑꯣꯄꯔꯦꯁꯟ ꯇꯧꯕꯩ ꯃꯇꯝꯗꯣ ꯂꯦꯞꯄꯁꯤ ꯈꯣꯠꯂꯁꯦꯅ ꯍꯥꯏꯅꯔꯨꯔ ꯍꯜꯂꯛꯑꯒ ꯅꯨꯡꯗꯥꯡꯗꯨꯗ ꯐꯤ ꯌꯣꯝꯃꯒ ꯊꯕꯛ ꯁꯨꯕ ꯆꯠꯂꯨꯒꯦ ꯑꯗꯨꯒ ꯅꯪ ꯑꯣꯄꯔꯦꯁꯟꯒ ꯀꯩꯗꯣ ꯂꯦꯞꯄꯝꯃꯣ ꯑꯗꯨꯒ ꯑꯩ ꯂꯥꯛꯀꯦꯅ ꯆꯠꯈꯤꯕꯗꯨꯅ ꯅꯨꯄꯥꯁꯦ ꯍꯜꯂꯛꯈꯤꯗ꯭ꯔꯦ ꯁꯣꯝꯗ ꯅꯥꯕ ꯍꯦꯟꯖꯜꯂꯛꯑꯦ ꯐꯣꯟꯁꯦ ꯈꯔ ꯄꯥꯏꯔꯛꯇ ꯑꯗꯩ ꯊꯕꯛ ꯃꯐꯝꯗ ꯂꯩ ꯊꯕꯛ ꯇꯧꯔꯤ ꯐꯔꯛ ꯇꯥꯏ ꯅꯪ ꯇꯧꯔꯝꯃꯨ ꯍꯦꯛ ꯍꯥꯏꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯗꯤ ꯅꯣꯡꯃꯗꯤ ꯃꯥꯅ ꯐꯣꯟ ꯇꯧꯕꯗ ꯅꯨꯄꯤ ꯑꯃ ꯄꯥꯏꯈꯠꯂꯛꯑꯦꯕ ꯑꯩ ꯃꯥꯏ ꯅꯨꯄꯤꯅꯤ ꯍꯥꯏꯔꯛꯑꯦꯕ ꯀꯔꯤꯕ ꯃꯥꯏ ꯅꯨꯄꯤꯅꯦꯕ ꯇꯧꯔꯛꯏꯁꯤꯁꯨ ꯃꯥꯏ ꯅꯨꯄꯤꯅꯤ ꯑꯗꯨꯗꯤ ꯅꯪꯅ ꯀꯌꯥ ꯁꯨꯕꯤ ꯑꯣꯏꯗꯣꯏꯕꯅ ꯑꯩꯗꯤ ꯂꯩꯔꯤꯁꯦ ꯃꯥꯏ ꯃꯌꯨꯝꯗ ꯂꯩꯔꯤꯕ ꯅꯨꯄꯤꯅꯤ ꯅꯪꯅ ꯀꯗꯥꯏꯗ ꯂꯩꯔꯤꯕꯅ ꯑꯗꯩ ꯍꯥꯏꯗꯣꯛꯄ ꯈꯣꯠꯄ ꯂꯣꯏ ꯂꯥꯛꯇꯅ ꯑꯩꯁꯨ ꯂꯧꯅꯔꯦ ꯑꯩꯈꯣꯏꯗ ꯂꯩꯔꯦ ꯍꯥꯏꯔꯕꯖꯥꯠꯅꯦ ꯍꯦꯛꯇ ꯃꯥꯁꯤ ꯃꯊꯥꯏꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯕꯀꯣ ꯃꯣꯏ ꯃꯀꯨꯕꯣꯛ ꯃꯅꯥꯎꯄꯥ ꯍꯣꯏ ꯁꯤꯅ ꯂꯣꯟꯅ ꯍꯥꯏꯗꯣꯛꯄ ꯆꯠꯇꯅ ꯈꯣꯠꯇꯅ ꯃꯣꯏꯁꯦ ꯂꯥꯏ ꯇꯤꯟ ꯇꯧꯗꯅ ꯅꯨꯄꯤꯗꯨꯒꯤ ꯃꯄꯥꯝꯗꯨꯒ ꯃꯥꯟꯅꯔ ꯅꯨꯄꯤꯗꯣ ꯍꯜꯂꯛꯑ ꯂꯩꯕ ꯑꯣꯏꯕꯖꯥꯠꯅꯤ ꯑꯗꯨꯃꯥꯏꯅ ꯂꯧꯅꯔꯝꯕ ꯃꯉꯣꯟꯗ ꯁꯨꯛꯈꯪ ꯈꯪꯍꯟꯗꯅ ꯑꯗ ꯃꯇꯝꯗꯨꯗ ꯃꯥꯅ ꯑꯩꯈꯣꯏ ꯀꯨꯕꯣꯛꯅ ꯃꯣꯏ ꯃꯀꯨꯕꯣꯛ ꯍꯣꯏꯁꯦ ꯑꯃꯨꯛ ꯃꯀꯨꯕꯣꯛꯁꯤꯅ ꯌꯨꯝ ꯍꯣꯡꯗꯣꯔꯛꯄ ꯑꯣꯏꯖꯥꯠꯅꯦꯕ ꯑꯗꯣ ꯃꯀꯨꯕꯣꯛꯀꯤ ꯃꯃꯥ ꯃꯄꯥꯁꯦ ꯂꯩꯔꯤꯕ ꯃꯣꯏ ꯃꯅꯥꯎꯄꯥ ꯀꯩ ꯂꯣꯏ ꯂꯩꯍꯧꯔꯤꯕ ꯃꯣꯏ ꯑꯥꯗ ꯑꯗꯨꯒꯤ ꯃꯣꯏ ꯇꯥꯟꯅꯔ ꯆꯠꯄ ꯑꯣꯏꯖꯥꯠꯅꯤꯗ ꯑꯗꯨꯒ ꯃꯣꯏꯗꯨꯗ ꯃꯄꯥ ꯅꯥꯏꯅ ꯃꯀꯨꯕꯣꯛꯁꯦ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯜꯂꯛꯈꯤꯗꯦ ꯍꯥꯏꯌꯦꯕ ꯃꯥꯅ ꯁꯨꯝ ꯅꯤꯡꯁꯤꯡꯉꯛꯄꯗ ꯑꯗꯨꯃꯥꯏꯅ ꯃꯣꯏꯗ ꯍꯥꯏꯗꯣꯛꯄ ꯆꯠꯄ ꯈꯣꯠꯄ ꯆꯦꯟꯕ ꯌꯥꯎꯔꯤꯖꯥꯠꯅꯦꯅ ꯃꯥꯅ ꯀꯣꯟꯗꯪꯗ ꯈꯜꯂꯛꯄ ꯅꯥꯔꯤꯅ ꯍꯥꯏꯔꯤꯕ ꯃꯥꯒꯤ ꯅꯨꯄꯤꯁꯤ ꯌꯦꯡꯗꯅ ꯅꯨꯄꯤꯁꯦ ꯂꯣꯜꯂꯒ ꯂꯩꯈꯤꯕ ꯉꯝꯃꯤꯅꯤꯀோ ꯃꯥꯏ ꯃꯇꯝ ꯑꯣꯏꯗꯅ ꯆꯥꯛꯄ ꯂꯩꯁꯥꯕꯤ ꯇꯁꯦꯡꯅ ꯂꯩꯁꯥꯕꯤ ꯑꯩꯅ ꯅꯨꯄꯤ 3 ꯊꯤꯔꯝꯃꯕ ꯅꯉꯣꯟꯗꯁꯨ ꯂꯩꯔꯛꯄ ꯑꯗꯨꯒ ꯑꯩ ꯅꯥꯔꯤꯅ ꯄꯩꯁꯥ ꯂꯩꯇꯗꯅ ꯆꯦꯟꯅꯗꯅ ꯏꯄꯥꯝꯗ ꯇꯥꯟꯅꯔꯨꯔꯒ ꯑꯣꯄꯔꯦꯁꯟ ꯇꯧꯕꯩ ꯇꯥꯟꯅꯒꯗꯕ ꯃꯇꯝꯁꯨ ꯍꯨꯟꯗꯣꯛꯑꯒ ꯅꯪꯅ ꯅꯨꯄꯤ ꯑꯃ ꯂꯧꯔꯒ ꯑꯗꯣꯝꯗ ꯅꯣꯏꯒꯩ ꯆꯦꯟꯅꯗꯅ ꯍꯣꯠꯅꯕ ꯑꯩ ꯈꯪꯍꯟꯗꯅ ꯑꯗꯩ ꯑꯃꯨꯛꯁꯨ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯍꯦꯛ ꯂꯥꯛꯄ ꯅꯨꯄꯤ ꯑꯃꯒꯁꯨ ꯐꯥꯗꯅ ꯊꯧꯗꯣꯛ ꯑꯃꯁꯨ ꯊꯣꯛꯈ꯭ꯔꯕ ꯅꯣꯏꯅ ꯑꯩ ꯈꯪꯍꯟꯈꯤꯗ꯭ꯔꯕ ꯑꯩꯅꯗꯤ ꯀꯣꯟꯅ ꯈꯪꯉꯛꯑꯕ ꯁꯨꯛ ꯐꯠꯇꯕ ꯃꯥꯁꯦ ꯃꯊ꯭ꯋꯥꯏ ꯆꯥꯛꯇꯅ ꯃꯣꯏꯁꯦ ꯃꯇꯝꯗꯨꯗ ꯀꯩꯅꯣ ꯌꯥꯝ ꯇꯥꯛꯅꯗꯅ ꯑꯃꯗ ꯇꯧꯔꯒ ꯌꯥꯝ ꯆꯥꯎꯅ ꯃꯣꯏꯁꯦ ꯇꯧꯅꯩ ꯍꯥꯏꯌꯦ ꯑꯗꯨꯒ ꯅꯨꯄꯥꯗꯨꯅ ꯑꯣꯄꯔꯦꯁꯟ ꯇꯧꯕꯩ ꯃꯇꯦꯡ ꯈꯔ ꯄꯥꯡꯉꯝꯃꯤ ꯍꯥꯏ ꯑꯗꯨꯒ ꯀꯩꯝ ꯍꯥꯏꯔꯛꯈꯤꯗ꯭ꯔꯦ ꯃꯆꯥ ꯑꯅꯤꯁꯤ ꯀꯩꯝ ꯌꯦꯡꯉꯛꯈꯤꯗ꯭ꯔꯦ ꯑꯗꯩ ꯃꯥꯁꯦ ꯃꯄꯥꯝꯁꯨ ꯌꯥꯝ ꯋꯥꯕ ꯃꯕꯨꯡꯗꯨꯅ ꯁꯨꯔꯒ ꯆꯥꯕ ꯃꯃꯥꯁꯨ ꯅꯥꯔ ꯂꯩꯕꯤ ꯃꯄꯥꯁꯨ ꯅꯥꯔ ꯂꯩꯕ ꯑꯗꯩ ꯃꯥꯁꯨ ꯌꯦꯠꯁꯟꯕ ꯃꯌꯥꯝꯁꯦ ꯃꯣꯏꯁꯦ ꯃꯥꯏ ꯃꯅꯥꯎꯄꯤ ꯑꯃꯁꯨ ꯂꯨꯍꯣꯡꯈꯤꯕ ꯑꯗꯨꯒꯤꯁꯨ ꯄꯩꯁా ꯄꯨꯊꯕ ꯑꯗ ꯃꯥꯁꯦ ꯌꯥꯝ ꯏꯀꯥꯏꯖꯔꯛꯄ ꯃꯊꯟꯇ ꯃꯄꯥꯝꯃꯛ ꯑꯣꯏꯔꯁꯨ ꯃꯥꯁꯦ ꯆꯥꯕ ꯏꯀꯥꯏꯔꯛꯑꯦꯕ ꯃꯆꯥ ꯑꯄꯤꯛꯄ ꯆꯦꯜꯂꯤꯕꯅꯤꯅ ꯃꯥꯅ ꯊꯕꯛ ꯁꯨꯐꯝ ꯆꯠꯐꯝꯁꯨ ꯂꯩꯇꯕ ꯌꯥꯗꯕ ꯃꯆꯥꯗꯣ ꯊꯝꯃꯝꯃꯒ ꯁꯨꯕ ꯆꯠꯄꯁꯨ ꯌꯥꯗꯕ ꯑꯗꯨꯅ ꯃꯉꯣꯟꯗ ꯏꯄꯥꯝ ꯌꯨꯝꯖꯥꯎꯁꯤꯗ ꯑꯣꯏꯅ ꯑꯩꯁꯦ ꯃꯇꯝ ꯈꯔ ꯑꯩ ꯏꯆꯥꯁꯦ ꯄꯤꯛꯏꯐꯧ ꯏꯆꯥ ꯊꯥꯗꯣꯛꯑꯒ ꯊꯕꯛ ꯁꯨꯕ ꯆꯠꯄ ꯌꯥꯗ꯭ꯔꯤꯐꯧ ꯑꯩꯁꯦ ꯂꯩꯔꯨꯔꯒꯦ ꯑꯗꯨꯒ ꯑꯩ ꯏꯆꯥꯁꯤꯡꯁꯦ ꯈꯤꯇꯪ ꯆꯥꯎꯔꯛꯑꯦ ꯍꯥꯏ ꯀꯥꯟꯗ
ꯑꯩ ꯊꯕꯛ ꯁꯨꯕ ꯈꯣꯠꯄ ꯆꯠꯂꯒꯦꯅ ꯃꯥꯁꯦ ꯃꯇꯝ ꯈꯤꯇꯪ ꯁꯩꯗꯥꯡꯕ ꯂꯥꯛꯄꯅꯦꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯌꯦꯡꯉꯣ ꯃꯥꯅ ꯂꯣꯏꯅꯃꯛꯁꯦ ꯊꯕꯛ ꯏꯪꯈꯥꯡ ꯍꯣꯠꯅꯕꯤꯗꯅ ꯈꯣꯠꯇꯅ ꯇꯧꯗꯅ ꯂꯩꯌꯦꯕ ꯑꯩ ꯃꯇꯝ ꯈꯤꯇꯗꯤ ꯁꯤꯗꯩꯗ ꯄꯟꯖꯒꯦ ꯏꯆꯦ ꯃꯌꯥꯝꯒꯤ ꯏꯄꯥꯝꯅꯦ ꯍꯥꯏꯔꯕꯅꯤꯅ ꯑꯩꯒꯤꯁꯨ ꯏꯄꯥꯝꯅꯤ ꯑꯗꯣ ꯑꯩ ꯃꯇꯝ ꯈꯤꯇꯗꯤ ꯏꯆꯥꯁꯤꯡꯁꯤꯒ ꯄꯟꯖꯒꯦ ꯑꯗꯨꯒ ꯑꯩ ꯍꯦꯜꯄꯔ ꯆꯠꯆꯒꯦ ꯏꯆꯦ ꯑꯩ ꯏꯆꯥꯁꯤꯡꯒꯤ ꯆꯥꯅꯕ ꯆꯦꯡ ꯆꯥꯛ ꯑꯩ ꯋꯥꯟꯁꯤꯟꯖꯔꯛꯀꯦ ꯏꯆꯥꯈꯩꯁꯦ ꯁꯤꯗ ꯂꯥꯏꯔꯤꯛ ꯇꯝꯕ ꯈꯣꯠꯄ ꯑꯉꯥꯡ ꯃꯌꯥꯝ ꯇꯝꯃꯤꯁꯤꯗ ꯁꯤꯟꯕꯤꯌꯨ ꯑꯗꯣ ꯑꯩ ꯂꯩꯕꯅꯤꯅ ꯏꯆꯥꯁꯤꯡꯁꯦ ꯑꯩꯅ ꯇꯥꯟꯖꯔꯨꯕꯗꯨꯅ ꯑꯗꯨꯝ ꯆꯦꯡ ꯆꯥꯛꯁꯨ ꯋꯥꯟꯁꯤꯟꯖꯔꯛꯀꯦ ꯑꯩꯅ ꯃꯥꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯂꯩꯌꯦꯕ ꯏꯆꯦ ꯄꯣꯛꯄꯗꯒꯤꯁꯨ ꯅꯨꯡꯉꯥꯏꯕ ꯈꯪꯉꯛꯇ꯭ꯔꯦ ꯑꯩꯈꯣꯏꯗꯤ ꯌꯨꯝ ꯄꯥꯜꯂꯒꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯧꯖꯤꯛꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯏꯆꯥ ꯑꯅꯤꯁꯤꯒ ꯅꯨꯄꯤꯅꯤꯅ ꯑꯩꯗꯤ ꯏꯆꯥ ꯆꯦꯔ ꯂꯩꯍꯧꯔꯦ ꯅꯨꯄꯥꯅꯤ나 ꯃꯥꯗꯤ ꯉꯥꯎꯅꯤꯡ ꯃꯐꯝꯗ ꯉꯥꯎꯔ ꯂꯩꯈ꯭ꯔꯦ ꯏꯆꯥꯈꯩꯗꯣ ꯀꯔꯤ ꯆꯥꯔꯝꯒꯅꯤꯅ ꯈꯟꯗ꯭ꯔꯦ ꯅꯨꯄꯤ ꯑꯣꯏꯔꯨꯕ ꯑꯩꯗꯤ ꯏꯆꯦ ꯏꯆꯥ ꯑꯅꯤꯁꯦ ꯍꯨꯟꯗꯣꯛꯄ ꯉꯝꯗ꯭ꯔꯦ ꯍꯥꯏꯌꯦꯕ ꯑꯩꯅ ꯍꯣꯏ ꯂꯩꯔꯣ ꯅꯪ ꯅꯆꯥꯁꯦ ꯈꯤꯇꯪ ꯆꯥꯎꯔꯛꯑꯀꯥꯟꯗ ꯑꯗꯨꯝ ꯅꯪ ꯊꯕꯛ ꯆꯠꯂꯨ ꯈꯣꯠꯂꯨ ꯑꯗꯨꯃꯥꯏꯅ ꯁꯤꯟꯒꯦꯅ ꯍꯥꯏꯔꯦ ꯑꯗꯨ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦ ꯌꯦꯡꯉꯣ ꯅꯨꯄꯥꯁꯤꯅ ꯉꯝꯕꯁꯦ ꯌꯦꯡꯉꯣ ꯁꯥ ꯀꯩꯐꯧ ꯉꯝꯃꯣꯏꯕ ꯃꯆꯥ ꯑꯅꯤꯗꯨ ꯄꯤꯛꯏꯕꯗꯨ ꯌꯦꯡꯉꯣ ꯍꯨꯟꯗꯣꯛꯑꯒ ꯃꯥꯏ ꯅꯨꯄꯤꯗꯨꯒ ꯅꯥꯔꯦꯁꯨ ꯍꯥꯏꯔꯤꯉꯩꯗꯨꯗꯕꯨ ꯑꯇꯣꯝꯕꯤ ꯊꯣꯛ ꯂꯥꯎ ꯂꯣꯜꯂ ꯂꯩꯊꯣꯛꯈꯤ ꯉꯝꯃꯤꯅꯦ ꯑꯗꯣ ꯍꯧꯖꯤꯛꯐꯥꯎ ꯀꯔꯤꯝ ꯌꯦꯡꯉꯛꯇ꯭ꯔꯤꯅꯦꯕꯀꯣ ꯑꯁꯤ ꯌꯦꯡꯉꯣ ꯑꯩꯈꯣꯏꯒꯤ ꯁꯪꯒꯥꯏ ꯄꯂꯦꯝ ꯄꯟꯊꯧ ꯁꯪꯒꯥꯏꯁꯦ ꯂꯩꯔꯝꯗ꯭ꯔꯗꯤ ꯀꯔꯤꯅꯣꯕ ꯑꯣꯏꯗꯣꯏꯁꯦ ꯃꯄꯥꯝꯗꯐꯧꯗ ꯆꯥꯕꯐꯥꯎ ꯏꯀꯥꯏꯁꯜꯂꯛꯑꯕ ꯏꯄꯥꯝꯃꯛ ꯑꯣꯏꯔꯒꯁꯨ ꯏꯃꯥ ꯏꯄꯥ ꯑꯍꯜ ꯑꯣꯏꯔꯛꯑꯗꯤ ꯑꯩ ꯏꯕꯨꯡ ꯏꯅꯝꯃꯗꯨꯅ ꯋꯥꯅ ꯁꯨꯔ ꯅꯣꯡꯃ ꯆꯥꯈꯠꯂꯛꯑꯗꯤ ꯌꯦꯠꯄ ꯉꯝꯅꯔꯛꯇꯦꯕ ꯑꯃꯅ ꯑꯃꯗ ꯑꯗꯣ ꯁꯤꯗꯩꯁꯤꯗ ꯑꯣꯏꯅ ꯃꯃꯥ ꯃꯄꯥ ꯑꯃꯛꯁꯨ ꯍꯤꯡꯉꯤꯕꯗꯣ ꯏꯄꯥꯝ ꯌꯨꯝꯖꯥꯎꯅ ꯊꯝꯃꯤꯕꯁꯤꯗ ꯑꯣꯏꯅ ꯂꯥꯛꯏꯅꯦꯕ ꯃꯇꯝ ꯈꯤꯇꯪꯗꯤ ꯆꯥꯕ ꯊꯛꯄ ꯌꯦꯠꯄ ꯍꯥꯏꯕꯁꯦ ꯌꯥꯝ ꯏꯀꯥꯏꯅꯩꯌꯦꯕꯀꯣ ꯑꯗꯨꯅ ꯑꯉꯥꯡ ꯃꯆꯥꯗꯨ ꯄꯣꯔꯒꯅꯦ ꯃꯥꯁꯦ ꯂꯣꯏ ꯍꯣꯠꯅꯖꯥꯅꯤ ꯋꯥꯏ ꯇꯩꯕ ꯈꯣꯠꯄ ꯃꯃꯥ ꯑꯩꯅ ꯁꯨꯃꯥꯏꯅ ꯆꯠꯊꯣꯛꯎꯔ ꯍꯜꯂꯛꯄꯒꯁꯦꯀꯣ ꯃꯥꯅ ꯑꯩ ꯀꯣꯛꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯏꯆꯦꯒ ꯑꯣꯏꯅ ꯑꯩ ꯂꯩꯃꯤꯟꯅꯖꯒꯦ ꯑꯥꯗꯗꯤ ꯌꯥꯏꯄꯣꯛꯇꯗꯤ ꯑꯩ ꯇꯣꯏꯅ ꯆꯠꯄ ꯉꯝꯗ꯭ꯔꯦꯗꯅ ꯑꯗꯣ ꯏꯆꯦꯒꯤ ꯃꯅꯥꯛꯇ ꯑꯩ ꯂꯩꯃꯤꯟꯅꯖꯒꯦ ꯏꯆꯦ ꯃꯁꯛꯁꯦ ꯎꯔꯒ ꯑꯩ ꯏꯆꯦ ꯎꯅꯕ ꯂꯥꯛꯏꯕ ꯈꯣꯠꯂꯤꯕ ꯃꯤ ꯃꯌꯥꯝꯁꯦ ꯁꯨꯝ ꯀꯩꯗꯧꯖꯔ ꯈꯤꯇꯪ ꯄꯣꯊꯥꯖꯒꯦꯅꯅꯦ ꯃꯥꯁꯦ ꯌꯥꯎꯒꯁꯦ ꯌꯥꯝ ꯉꯜꯂꯦ ꯑꯩꯈꯣꯏꯅ ꯍꯧꯒꯠꯂꯛꯄꯗ ꯂꯣꯏ ꯂꯣꯏꯔꯝꯗꯣꯏꯅꯤ ꯉꯜꯂꯦ ꯍꯥꯏꯔꯤꯕ ꯑꯩꯅ ꯍꯧꯒꯠꯂꯛꯄꯗ ꯃꯥꯁꯦ ꯏꯃꯨꯡ ꯃꯥꯡꯒꯣꯟꯁꯦ ꯑꯩꯅ ꯍꯦꯛ ꯊꯣꯛꯂꯛꯄꯗ ꯁꯤꯠ ꯅꯥꯟꯅ ꯊꯝꯃꯝꯗꯣꯏꯅꯦꯕ ꯑꯗꯩ ꯑꯩꯅ ꯁꯨꯃꯥꯏꯅ ꯊꯕꯛ ꯆꯠꯊꯣꯛꯎꯔꯦ ꯍꯜꯂꯛꯑꯦꯗꯅ ꯏꯃꯨꯡꯁꯤꯗꯅꯦ ꯀꯩꯒꯨꯝꯕ ꯑꯝꯇ ꯍꯜꯂꯝꯃꯣꯏ ꯃꯥꯅ ꯁꯤꯠ ꯅꯥꯟꯅ ꯊꯝꯃꯝꯗꯣꯏꯅꯤ ꯑꯗꯩ ꯆꯥꯛ ꯌꯦꯟꯁꯥꯡ ꯊꯣꯡꯕꯒꯅ ꯂꯤꯛꯁꯟꯖꯔꯤꯕ ꯆꯦꯛꯁꯟꯖꯔꯤꯕ ꯍꯦꯛ ꯃꯌꯨꯝꯗꯧꯅ ꯃꯃꯜ ꯌꯥꯝꯅ ꯈꯟꯖꯩꯌꯦꯕꯀꯣ ꯑꯗꯨꯅ ꯏꯆꯦ ꯅꯨꯡꯉꯥꯏꯌꯦ ꯁꯤꯗꯗꯤ ꯁꯤꯃ ꯊꯣꯡꯒꯦ ꯍꯥꯏꯕꯗ ꯇꯤꯜꯍꯧꯁꯤꯃ ꯂꯩꯇꯦ ꯑꯂꯨꯁꯤꯃ ꯂꯩꯇꯦ ꯍꯥꯏꯕꯒꯤ ꯑꯋꯥꯕ ꯂꯩꯇꯦ ꯏꯆꯦꯅ ꯂꯣꯏꯅ ꯗꯥꯏꯇ ꯂꯧꯕꯅꯤꯅ ꯑꯩꯈꯣꯏꯅ ꯊꯣꯡꯕ ꯊꯥ ꯆꯥꯔꯤꯁꯤ ꯃꯉꯥꯏꯔꯦ ꯀꯔꯤꯝꯐꯧ ꯁꯤꯃ ꯋꯥꯠꯂꯦ ꯍꯥꯏꯕꯒꯤ ꯑꯩꯉꯣꯟꯗ ꯑꯋꯥꯕꯁꯦ ꯂꯩꯇꯦ ꯏꯃꯥ ꯏꯆꯥ ꯌꯥꯝ ꯍꯥꯎꯅ ꯅꯨꯡꯉꯥꯏꯅ ꯆꯥꯖꯩ ꯆꯥꯕꯒꯤ ꯊꯛꯄꯒꯤ ꯑꯩꯈꯣꯏꯗ ꯏꯀꯥꯏꯕ ꯑꯗꯒꯤꯗꯤ ꯍꯣꯔꯦꯟꯒꯤꯅ ꯀꯩ ꯆꯥꯕꯒꯤ ꯃꯊꯥꯗꯨꯃꯗꯤ ꯊꯥꯡꯊꯔꯦ ꯑꯗꯣ ꯃꯇꯝ ꯈꯤꯇꯪꯗꯤ ꯏꯆꯦꯒꯤꯁꯤꯗ ꯄꯟꯖꯒꯦ ꯑꯗꯨꯒ ꯑꯩꯁꯨ ꯁꯨꯕ ꯆꯠꯆꯔꯒ ꯏꯆꯥꯈꯩꯁꯦ ꯁꯨꯃꯥꯏꯅ ꯍꯣꯠꯅꯖꯔꯒꯦ ꯄꯨꯟꯁꯤꯗ ꯈꯤꯔꯦ ꯌꯨꯝ ꯄꯥꯟꯕꯒ ꯈꯤꯔꯦ ꯅꯨꯄꯥꯒ ꯈꯤꯔꯦ ꯑꯃꯅ ꯌꯨꯝ ꯄꯥꯟꯕ ꯈꯣꯠꯄ ꯅꯨꯄꯥ ꯉꯥꯡꯅꯕ ꯐꯣꯟꯗ ꯅꯨꯄꯥ ꯀꯣꯏꯅꯕ ꯑꯩ ꯀꯔꯤꯝ ꯄꯥꯝꯖꯗꯦ ꯍꯥꯏꯌꯦꯕ ꯑꯗꯨꯝꯕꯒꯤ ꯃꯉꯣꯟꯗ ꯏꯔꯥꯡ ꯀꯦꯕ ꯈꯣꯠꯄ ꯀꯔꯤꯝ ꯂꯩꯇꯦ ꯁꯤꯒꯨꯝꯕꯅꯦ ꯅꯨꯄꯤꯁꯨ ꯂꯥꯛꯑꯦꯕ ꯇꯁꯦꯡꯕ ꯑꯗꯨꯝꯕ ꯀꯔꯤꯝ ꯄꯥꯝꯖꯗꯕ ꯏꯔꯥꯡ ꯄꯂꯥꯡ ꯑꯗꯩ ꯏꯔꯥꯡ ꯌꯥꯎꯕꯁꯨ ꯑꯗꯨꯝ ꯂꯥꯛꯑꯦꯕꯀꯣ ꯃꯦꯁꯦꯁ ꯊꯥꯅꯗꯣꯏ ꯍꯣꯠꯅꯕ ꯂꯣꯟꯅ ꯅꯨꯄꯥ ꯀꯣꯏꯔꯝꯕꯒꯤ ꯑꯗꯨꯝꯕꯁꯨ ꯂꯥꯛꯑꯦ ꯑꯗꯨꯝ ꯈꯦꯠꯅꯩꯕ ꯑꯅꯤꯁꯦ ꯀꯦꯔꯛꯄ ꯁꯦꯠꯇꯣꯔꯛ ꯆꯥꯊꯣꯔꯛꯄꯗ ꯑꯗꯨꯝ ꯈꯦꯠꯅꯩ ꯏꯆꯝ ꯍꯦꯛ ꯆꯝꯕ ꯅꯨꯄꯥꯒꯤ ꯔꯥꯒ ꯂꯩꯇꯕꯁꯤꯅꯅꯦ ꯑꯗꯨꯝ ꯀꯔꯤꯝ ꯀꯦꯔꯣꯏ ꯑꯗꯨꯝ ꯄꯨꯛꯆꯝ ꯆꯝꯅ ꯂꯩꯅꯤ ꯐꯣꯟꯁꯦ ꯑꯗꯨꯝ ꯃꯆꯥꯅ ꯈꯔ ꯌꯦꯡ ꯑꯁ꯭ꯋꯥꯏꯗ ꯂꯥꯛꯇꯅ ꯂꯪꯊꯣꯛꯑꯝꯒꯅꯤ ꯐꯣꯟ ꯄꯥꯏꯔꯣꯏ ꯑꯗꯒꯤ ꯈꯔ ꯑꯗꯨꯝ ꯏꯔꯥꯡ ꯌꯥꯎꯕꯁꯤꯅ ꯈꯤꯇꯪ ꯀꯦꯅꯤ ꯈꯣꯠꯅꯤ ꯇꯔꯨ ꯇꯅꯥꯟ ꯂꯩꯗꯣꯏ ꯍꯣꯠꯅꯅꯤ ꯐꯣꯟ ꯅꯨꯡꯁꯦ ꯑꯗꯨꯝ ꯄꯥꯏꯗꯣꯏꯒꯤ ꯐꯣꯟ ꯊꯥꯔꯣꯏ ꯊꯕꯛ ꯇꯧꯔꯁꯨ ꯃꯕꯨꯛꯇ ꯌꯦꯞꯀꯅꯤ ꯑꯗꯨꯝ ꯈꯦꯠꯅꯩ ꯂꯩꯃꯤꯟꯅꯕꯗ ꯑꯗꯨꯝ ꯈꯪꯉꯦꯕ ꯏꯔꯥꯏ ꯂꯥꯏꯅ ꯅꯣꯡꯃꯈꯛ ꯂꯩꯃꯤꯟꯅꯕꯗ ꯑꯗꯨꯅ ꯅꯨꯡꯉꯥꯏꯇꯦ ꯅꯨꯡꯁꯤ ꯑꯩꯅ ꯑꯗꯨꯅꯦ ꯑꯉꯥꯡꯗꯣ ꯑꯩꯉꯣꯟꯗ ꯕꯣꯕꯣꯛ ꯀꯧꯋꯦ ꯆꯍꯤ 2.5-3 ꯃꯔꯣꯟ ꯌꯥꯝ ꯁꯦꯡꯉꯦ ꯅꯨꯄꯤ ꯃꯆꯥꯗꯣ ꯑꯗꯣ ꯑꯩꯁꯨ ꯑꯉꯥꯡ ꯌꯥꯏꯔꯤꯄꯣꯛꯇ ꯑꯥꯗ ꯄꯂꯦꯝ ꯄꯟꯊꯧ ꯁꯪꯒꯥꯏꯗꯨꯗ ꯂꯩꯍꯧꯔꯤꯕ ꯃꯥꯏ ꯃꯆꯥꯗꯣ ꯃꯁꯛ ꯈꯪꯗ꯭ꯔꯤꯕ ꯃꯥꯅ ꯂꯥꯛꯄꯗꯒꯤ ꯑꯩꯁꯦ ꯆꯠꯇ꯭ꯔꯤꯕ ꯑꯥꯗ ꯑꯗꯨꯒ ꯁꯤꯗ ꯂꯩꯕ ꯑꯉꯥꯡꯗꯣ ꯕꯣꯕꯣꯛ ꯑꯅ ꯑꯩ ꯍꯜꯂꯛꯄ ꯆꯦꯟꯁꯤꯜꯂꯛꯑꯦ ꯑꯗꯩ ꯑꯩꯅ ꯁꯨꯝ ꯃꯤꯅ ꯄꯤꯔꯛꯄ ꯑꯆꯥꯄꯣꯠꯀ ꯀꯩꯁꯤ ꯃꯥꯒꯤ ꯑꯗꯨꯝ ꯅꯣꯡꯃꯒꯤ ꯄꯨꯂꯞ ꯄꯤꯔꯁꯨ ꯍꯦꯛ ꯂꯣꯏꯁꯟꯈꯤꯅꯤꯅ ꯑꯉꯥꯡꯅꯤꯅ ꯑꯎ ꯆꯥꯒꯦ ꯍꯥꯏꯗꯅ ꯑꯗꯨꯒꯤ ꯅꯣꯡꯃꯩ ꯄꯤꯕꯤꯕ ꯑꯩꯅ ꯈꯒꯛ ꯁꯦꯅ ꯑꯉꯥꯡꯁꯦ ꯑꯗꯨꯅ ꯑꯩꯅ ꯑꯆꯥꯄꯣꯠ ꯄꯤꯔꯛꯑꯦꯁꯦ ꯈꯪꯕꯒꯤ ꯌꯥꯝ ꯍꯔꯥꯎꯋꯦꯕꯀோ ꯑꯉꯥꯡꯗꯤ ꯃꯥ ꯂꯨꯅ ꯇꯧꯕꯤꯕ ꯃꯥꯕꯨ ꯑꯆꯥꯄꯣꯠ ꯄꯤꯕ ꯃꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤꯗꯅ ꯑꯗꯨꯅ ꯕꯣꯕꯣꯛ ꯑꯅ ꯑꯩꯉꯣꯟꯁꯤꯗꯀꯣ ꯃꯥꯅ ꯑꯗꯨꯝ ꯇꯧꯗꯣꯏꯅꯦꯕ ꯑꯉꯥꯡꯁꯦ ꯌꯦꯡꯉꯨ ꯃꯄꯥꯗꯨꯅꯗꯤ ꯍꯨꯟꯗꯣꯛꯑꯝꯃꯦ ꯀꯔꯤ ꯆꯥꯔꯤꯒꯦꯐꯧ ꯌꯦꯡꯉꯛꯇ꯭ꯔꯦ ꯅꯨꯄꯤꯁꯤꯅꯗꯤ ꯍꯨꯟꯗꯣꯛ ꯌꯥꯗꯕꯅꯤꯅ ꯌꯦꯡꯉꯨꯅꯦ ꯃꯆꯥ ꯑꯅꯤꯁꯤꯒꯤ ꯃꯕꯨꯛ ꯊꯥꯡꯅꯕ ꯍꯣꯠꯅꯔꯤ ꯏꯆꯥꯁꯤꯡꯁꯦ ꯑꯩꯕꯨ ꯏꯀꯥꯏꯔꯦꯗꯀꯣ ꯏꯄꯥꯝꯁꯤꯗꯁꯨ ꯄꯩꯁꯥ ꯊꯣꯛꯄ ꯊꯕꯛ ꯁꯨꯐꯝꯁꯨ ꯆꯠꯄꯁꯨ ꯏꯆꯥꯁꯦ ꯍꯨꯟꯗꯣꯛꯑꯒ ꯌꯥꯗ꯭ꯔꯤꯕ ꯑꯉꯥꯡ ꯄꯤꯛꯏꯕꯅꯤꯅ ꯑꯗꯨꯒ ꯑꯩꯁꯦꯅ ꯂꯥꯛꯏꯅꯦꯕ ꯌꯦꯡꯉꯣꯕ ꯑꯗꯣ ꯃꯌꯥꯝꯅ ꯁꯤꯗ ꯃꯇꯦꯡ ꯄꯥꯡꯉꯛꯏꯕꯁꯤꯡꯁꯦ ꯄꯨꯔꯥ ꯁꯅꯥꯅꯦꯕ ꯃꯣꯏꯒꯨꯝꯕ ꯃꯌꯥꯝꯁꯤꯒꯤ ꯃꯕꯨꯛ ꯊꯥꯛꯆꯔꯤꯅꯦꯕ ꯁꯤꯗꯩꯁꯤꯗꯀꯣ ꯃꯇꯝ ꯈꯔ ꯄꯟꯖꯔꯤꯅꯦꯕ
ꯑꯩꯈꯣꯏꯒꯤ ꯃꯆꯥ ꯑꯄꯤꯛꯄꯁꯤꯡ ꯌꯥꯎꯅ ꯄꯟꯖꯐꯝ ꯑꯣꯏꯔꯤꯅꯦꯕꯀꯣ ꯌꯥꯝ ꯅꯨꯡꯁꯤ ꯅꯨꯡꯉꯥꯏꯇꯦ ꯁꯤꯕꯨ ꯍꯨꯟꯗꯣꯛꯄ ꯉꯝꯃꯤꯕ ꯑꯩ ꯏꯆꯥꯗꯨꯕꯨ ꯀꯔꯤ ꯆꯥꯔꯤꯒꯦꯅ ꯌꯦꯡꯗꯕ ꯉꯝꯃꯤꯕ ꯃꯤꯗꯣ ꯃꯄꯥꯗꯣ ꯁꯥꯅꯦ ꯍꯥꯏꯕ ꯅꯨꯄꯤꯗꯣ ꯌꯥꯝ ꯂꯣꯟꯅꯤꯡꯉꯗꯤꯀꯣ ꯅꯪ ꯅꯨꯄꯤ ꯑꯉꯥꯡꯁꯦ ꯍꯥꯟꯅ ꯍꯥꯠꯇꯣꯛꯑꯝꯒꯦꯔꯥ ꯀꯩꯅꯣꯝ ꯇꯧꯔꯣ ꯃꯣꯏꯒꯤ ꯋꯥꯠꯇꯅꯕ ꯄꯤꯔꯝꯒꯦꯔꯒ ꯄꯤꯔꯝꯃꯣ ꯑꯗꯨꯒ ꯂꯣꯜꯂꯣ ꯍꯥꯏꯕ ꯀꯔꯤ ꯆꯥꯔꯤ ꯈꯟꯗꯒꯩ ꯑꯩꯈꯣꯏꯒꯤ ꯆꯥꯛꯊꯣꯡꯕꯤ ꯁꯥꯟꯅꯕꯩ ꯇꯥꯏꯞꯇ ꯃꯇꯝ ꯈꯔ ꯂꯧꯔ ꯊꯝꯕꯩ ꯇꯥꯏꯞꯇꯒ ꯄꯣꯛꯊꯣꯛꯑꯒ ꯅꯆꯥꯗꯣ ꯍꯟꯅ ꯌꯦꯡꯗꯕ ꯑꯗꯨꯝꯕꯗꯨꯗꯤ ꯄꯨꯔꯥ ꯁꯥ ꯉꯥꯒꯤ ꯂꯤꯆꯠ ꯁꯥꯖꯠꯅꯦ ꯍꯥꯏꯕ ꯑꯗꯣ ꯑꯉꯥꯡꯅꯤꯅ ꯌꯦꯡꯉꯨ ꯆꯥꯒꯦ ꯊꯛꯀꯦꯗꯣ ꯍꯥꯏꯔꯛꯏ ꯑꯩꯅ ꯅꯨꯡꯉꯥꯏꯇꯗꯅ ꯑꯦꯁꯦ ꯅꯪ ꯂꯨꯄꯥ 500ꯁꯦ ꯄꯥꯏꯁꯜꯂꯣꯍꯦ ꯅꯆꯥꯁꯦ ꯆꯦꯟꯕꯅꯤꯅ ꯅꯪ ꯀꯩꯅꯣꯝ ꯇꯧꯔꯁꯨ ꯅꯆꯥꯁꯤꯒꯤ ꯂꯩꯅꯤꯡꯕꯗꯅ ꯅꯨꯡꯉꯥꯏꯇꯗꯅ ꯄꯤꯔꯤꯅꯦ ꯍꯥꯏꯕ ꯑꯗꯣ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯒꯤ ꯄꯟꯐꯝ ꯊꯨꯡꯐꯝ ꯑꯣꯏꯔꯤꯅꯦꯕ ꯅꯨꯡꯉꯥꯏꯇꯦꯀꯣ ꯑꯗ ꯃꯥꯅ ꯌꯥꯝ ꯐꯖꯕ ꯋꯥꯍꯩ ꯑꯃ ꯍꯥꯏꯌꯦ ꯁꯨꯃꯥꯏꯅ ꯍꯥꯏꯌꯦ ꯑꯩꯅ ꯀꯥꯎꯗꯕ ꯀꯔꯤꯕ ꯈꯥꯡꯕ ꯀꯜꯂꯒ ꯃꯤꯒꯤ ꯑꯣꯏꯈꯤꯕ ꯍꯥꯏꯗꯣ ꯈꯥꯡꯕ ꯀꯜꯂꯒ ꯈꯣꯟꯊꯤ ꯆꯥꯕ ꯍꯥꯏꯕ ꯈꯣꯟꯊꯤ ꯆꯥꯕ ꯃꯄꯥꯝꯁꯤꯅꯅꯦ ꯑꯗꯨꯝ ꯉꯥꯡꯕ ꯃꯥꯁꯦ ꯃꯥꯅ ꯈꯥꯡꯕ ꯀꯜꯂꯤ ꯃꯤꯅ ꯀꯟꯕꯁꯤꯗ ꯑꯗꯩ ꯉꯥꯏꯕ ꯀꯜꯂꯒꯅ ꯃꯤꯒꯤ ꯑꯣꯏꯈꯤꯕ ꯃꯥꯏ ꯃꯄꯨꯔꯣꯏꯕꯁꯦ ꯃꯥꯅ ꯉꯥꯏꯔꯤꯅꯦꯕ ꯑꯝꯇꯪꯗꯤ ꯍꯜꯂꯛꯑꯒ ꯐꯖꯅ ꯌꯨꯝꯁꯦ ꯄꯥꯟꯃꯤꯟꯅꯔꯗꯤꯅ ꯑꯗꯣ ꯉꯥꯏꯕ ꯀꯜꯂꯒꯅ ꯃꯤꯒꯤ ꯑꯣꯏꯈꯤꯕ ꯑꯗꯒꯤ ꯑꯃ ꯌꯥꯝ ꯐꯖꯕ ꯑꯃꯒ ꯃꯥꯅ ꯍꯥꯏꯈꯤꯕꯅꯤꯅꯦ ꯑꯗꯨꯃꯥꯏꯅ ꯈꯥꯡꯕ ꯀꯜꯂꯒꯅ ꯈꯣꯟꯊꯤ ꯆꯥꯏ ꯉꯥꯏꯕ ꯀꯜꯂꯒꯅ ꯃꯤꯒꯤ ꯑꯣꯏꯈꯤ ꯍꯥꯏꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯃꯥꯁꯦꯀꯣ ꯃꯊ꯭ꯋꯥꯏꯁꯦ ꯄꯣꯛ ꯆꯥꯛꯈꯩ ꯃꯥꯁꯨ ꯑꯩꯒꯤ ꯅꯨꯄꯥꯁꯦ ꯑꯃꯨꯛ ꯍꯜꯂꯛꯈꯤꯗ꯭ꯔꯥ ꯏꯆꯥꯁꯤꯡꯁꯤꯒ ꯑꯃꯨꯛ ꯍꯟꯅ ꯌꯨꯝ ꯄꯥꯟꯃꯤꯟꯅꯔꯒ ꯍꯥꯟꯅꯗ ꯑꯃꯨꯛ ꯂꯩꯃꯤꯟꯅꯈꯤꯗ꯭ꯔꯥ ꯂꯥꯟꯗ ꯂꯣꯏꯅ ꯃꯌꯨꯝ ꯃꯈꯩꯁꯨ ꯃꯩꯁꯨ ꯑꯥꯗ ꯂꯣꯏ ꯊꯥꯕꯤꯍꯧꯔꯕ ꯍꯟꯖꯟꯐꯝ ꯂꯩꯇ꯭ꯔꯕ ꯂꯥꯏꯔꯤꯛ ꯀꯦꯝꯇ ꯇꯥꯡꯉ ꯂꯩꯕ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯁꯨꯃꯥꯏꯅꯁꯨ ꯃꯊꯣꯡꯁꯨ ꯈꯪꯗ꯭ꯔꯕꯅꯅꯦ ꯉꯥꯎꯔꯒ ꯂꯩ ꯍꯥꯏꯕ ꯃꯤꯗꯣ ꯋꯥꯈꯜꯅ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯀꯣ ꯑꯗꯣ ꯃꯥꯒꯤ ꯋꯥꯔꯤꯁꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯀꯣ ꯑꯩꯅ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯊꯪꯒꯤꯁꯤꯅꯅꯦ ꯃꯥꯒꯤꯁꯨ ꯕꯦꯝꯃꯁꯦ ꯃꯥꯁꯨ ꯃꯔꯥꯏꯕꯛ ꯊꯤꯅ ꯍꯧꯔꯦ ꯊꯤꯅ ꯑꯗꯨꯝ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯊꯤ ꯍꯥꯏꯇꯥꯔꯦꯀꯣ ꯃꯥꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯥꯅ ꯑꯩꯈꯣꯏ ꯉꯍꯥꯃꯨꯛꯀꯤ ꯂꯣꯏꯁꯤꯜꯂꯛꯂꯤꯕ ꯅꯨꯄꯤꯁꯤꯡꯒꯤ ꯄꯨꯟꯁꯤ ꯍꯥꯏꯕꯗꯣ ꯑꯗꯨꯒ ꯃꯥꯒ ꯆꯞ ꯃꯥꯟꯅꯩ ꯑꯁꯤꯁꯦ ꯑꯩꯅ ꯇꯧꯕꯗꯨꯅꯦ ꯑꯗꯨꯝ ꯍꯥꯏꯕ ꯃꯥꯁꯨ ꯑꯗꯩ ꯃꯥꯁꯦ ꯆꯦꯜꯂꯛꯄꯅꯦꯕ ꯃꯥꯁꯨ ꯃꯃꯥꯡꯗꯁꯨ ꯑꯅꯤꯔꯛ ꯍꯦꯛ ꯍꯣꯝꯗ ꯂꯥꯛꯑꯝꯃꯦ ꯑꯩꯈꯣꯏꯅ ꯌꯥꯅꯧ ꯈꯣꯠꯅꯧ ꯑꯗꯨꯝ ꯐꯖ ꯂꯩꯃꯤꯟꯅꯧ ꯆꯠꯈꯤꯕ ꯃꯥꯒꯤꯅ ꯃꯥꯏ ꯅꯨꯄꯥꯒ ꯃꯕꯥꯅꯤꯒꯤ ꯃꯔꯛꯇ ꯊꯣꯛꯄ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯅꯠꯇꯦ ꯑꯩꯈꯣꯏ ꯃꯥꯅ ꯌꯥꯝ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯅꯦ ꯃꯥꯅ ꯆꯍꯤ 10ꯒ ꯍꯥꯏꯔꯛꯄꯁꯦ ꯃꯣꯏ ꯏꯃꯥꯁꯦ BP ꯏꯁꯇ꯭ꯔꯣꯛꯇ ꯂꯩꯈꯤꯗ꯭ꯔꯕ ꯅꯨꯄꯥ ꯑꯇꯣꯝꯕꯁꯦ ꯆꯍꯤ 1.5ꯗ ꯍꯨꯟꯇꯣꯛꯑꯝꯕ ꯑꯗꯩ ꯑꯗꯨꯒꯤ ꯃꯌꯥꯏ ꯃꯧꯄꯥ ꯌꯥꯏꯃꯁꯤꯅ ꯆꯍꯤ 6ꯗ ꯍꯨꯟꯗꯣꯛꯑꯝꯕ ꯃꯣꯏ ꯃꯄꯥꯁꯤꯅ ꯐꯤ ꯇꯨꯔ ꯆꯥꯕ ꯑꯗ ꯃꯥꯁꯤꯅ ꯂꯣꯏꯅ ꯃꯃꯥꯁꯦ ꯂꯩꯈꯤꯗꯕꯗꯩꯀꯣ ꯆꯥꯛꯊꯣꯡꯐꯧꯁꯨ ꯏꯃꯨꯡ ꯃꯅꯨꯡ ꯃꯧꯄꯥ ꯑꯅꯤꯒꯤ ꯂꯣꯏꯅ ꯍꯣꯠꯅꯕ ꯑꯗꯨꯒ ꯃꯕꯣꯛꯇ ꯃꯧꯄꯥꯁꯤ ꯁꯤꯟꯅꯔꯝꯃꯒ ꯃꯧꯄꯥ ꯌꯥꯏꯃꯒ ꯃꯕꯥꯅꯤꯁꯤ ꯁ꯭ꯀꯨꯜ ꯆꯠꯄ ꯑꯗꯒꯤꯗꯤ ꯃꯥꯅ ꯍꯜꯂꯛꯄꯒ ꯑꯃꯨꯛ ꯆꯦꯟꯁꯤꯟꯕ ꯑꯉꯥꯡꯁꯦ ꯑꯃꯨꯛ ꯂꯧꯕ ꯑꯗꯩ ꯆꯥꯛ ꯏꯁꯤꯡ ꯂꯣꯏꯅ ꯂꯣꯏꯔꯝꯃꯒ ꯑꯃꯨꯛ ꯆꯠꯄ ꯂꯣꯏꯅ ꯆꯍꯤ 10ꯒꯤ ꯑꯉꯥꯡꯗꯨꯅ ꯌꯨꯝ ꯄꯨꯔꯛꯑꯕꯅꯦꯕꯀோ ꯑꯗꯩ ꯃꯤꯅ ꯆꯪꯉ ꯇꯧꯕꯤꯕ ꯍꯥꯏꯕꯁꯦ ꯈꯔꯒꯤ ꯋꯥꯅꯤ ꯃꯥꯏ ꯌꯨꯝ ꯑꯃ ꯄꯥꯟꯅꯕꯅꯤꯅ ꯉꯝꯅꯗꯦꯗꯅ ꯑꯗꯩ ꯃꯥꯅ ꯀ꯭ꯂꯥꯁ ꯇꯧꯔꯤꯉꯩꯗꯒꯅꯦ ꯑꯉꯥꯡꯁꯦ ꯑꯗꯨꯝ ꯅꯤꯡꯁꯤꯡꯕ ꯀꯞꯄꯝꯃꯗ꯭ꯔꯥ ꯀꯥꯏꯅꯀꯣ ꯑꯗꯩ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯃꯅꯥꯀꯣꯡꯁꯤꯗꯒ ꯑꯉꯥꯡ ꯀꯞꯄ ꯃꯈꯣꯟꯒ ꯇꯥꯔꯛꯄ ꯍꯦꯛꯇ ꯁ꯭ꯀꯨꯜꯒꯁꯦ ꯆꯦꯜꯂꯛꯄ ꯃꯥꯁꯦꯀꯣ ꯁ꯭ꯀꯨꯜꯗꯒꯤꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯧꯄꯥ ꯑꯅꯤꯁꯦ ꯃꯥꯅ ꯆꯦꯜꯂꯛꯑꯒ ꯑꯗꯨꯃꯥꯏꯅ ꯍꯧꯔꯛꯈꯤꯕ ꯑꯣꯏꯕꯖꯥꯠꯅꯦꯕ ꯌꯥꯝ ꯋꯥꯅꯀꯣ ꯑꯗꯩ ꯃꯄꯥꯁꯤꯅ ꯐꯤ ꯇꯨꯕ ꯃꯤꯒꯤꯗ ꯌꯥꯎꯔ ꯈꯔ ꯄꯣꯔꯛꯄꯁꯤꯅ ꯑꯗꯨꯝ ꯃꯥꯅ ꯆꯦꯡꯒ ꯋꯥꯜꯂꯒ ꯑꯂꯨ ꯍꯩꯔꯨꯒ ꯋꯥꯜꯂ ꯄꯤꯛꯈ꯭ꯔꯕ ꯃꯥꯅ ꯃꯧꯄꯥ ꯑꯃꯅ ꯄꯣꯔ ꯃꯧꯄꯥ ꯑꯃꯅ ꯃꯈꯨꯠ ꯁꯝꯃ ꯑꯗꯨꯃꯥꯏꯅ ꯃꯥꯁꯦ ꯑꯋꯥꯕ ꯑꯩꯈꯣꯏ ꯒ꯭ꯌꯥꯟ ꯍꯦꯛ ꯇꯥꯔꯛꯄꯗꯒꯤ ꯃꯤꯑꯣꯏꯕꯒꯤ ꯒ꯭ꯌꯥꯟ ꯍꯦꯛ ꯇꯥꯔꯛꯄꯗꯒꯤ ꯑꯋꯥꯕ ꯈꯪꯉꯤ ꯑꯗꯩ ꯃꯣꯏ ꯑꯍꯨꯝꯁꯦ ꯊꯔꯣꯏꯁꯦ ꯐꯖꯅ ꯈꯨꯜꯂꯦ ꯍꯥꯏꯌꯦ ꯃꯣꯏꯁꯨ ꯊꯔꯣꯏꯁꯦ ꯈꯨꯜꯂ ꯌꯣꯟꯕ ꯏꯃꯨꯡꯒꯤꯁꯨ ꯆꯥꯕ ꯑꯗꯩꯗꯤ ꯄꯦꯔꯨꯛ ꯍꯦꯛꯄ ꯈꯨꯡꯒꯪꯒꯤꯗꯤꯀꯣ ꯃꯇꯝꯗꯨꯗ ꯑꯗꯨꯃꯥꯏꯅ ꯐꯧ ꯆꯔꯣꯡꯒꯁꯦ ꯈꯨꯟꯕ ꯀꯩꯅꯣꯁꯦ ꯃꯧꯄꯥ ꯌꯥꯏꯃꯁꯦ ꯃꯥꯅ ꯄꯣꯔꯒ ꯃꯧꯄꯥ ꯌꯥꯏꯃꯁꯤꯅ ꯌꯥꯏꯃꯒ ꯃꯣꯏꯅꯤꯅ ꯈꯨꯟꯃꯤꯟꯅꯕ ꯃꯧꯄꯥ ꯑꯇꯣꯝꯕꯁꯦ ꯄꯣꯔ ꯑꯗꯨꯃꯥꯏꯅ ꯋꯥꯕ ꯌꯥꯕ ꯋꯥꯔꯒ ꯍꯧꯔꯛꯑꯦ ꯃꯄꯨꯟꯁꯤꯁꯦꯀꯣ ꯑꯗꯩ ꯃꯥꯁꯦ ꯂꯥꯏꯔꯤꯛ ꯇꯝꯕ ꯇꯣꯛꯊꯣꯛꯑꯦ ꯌꯥꯔꯛꯇꯗꯅ ꯑꯗꯩꯗꯤ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃ ꯃꯥꯅ ꯀꯥꯎꯕ ꯉꯝꯃꯣꯏꯗꯕ ꯅꯨꯃꯤꯠ ꯑꯃ ꯍꯥꯏꯌꯦ ꯂꯤꯂꯥ ꯇꯧꯋꯦ ꯍꯥꯏꯌꯦ ꯅꯨꯡꯗꯥꯡꯗ ꯂꯤꯂꯥ ꯇꯧꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯧꯄꯥ ꯑꯇꯣꯝꯕꯁꯦ ꯃꯥꯅ ꯄꯣꯔꯒ ꯌꯥꯏꯃꯁꯤꯅ ꯃꯈꯨꯠ ꯁꯝꯃ ꯃꯣꯏꯁꯦ ꯌꯦꯡꯃꯤꯟꯅꯕꯖꯥꯠꯅꯤ ꯂꯦꯞꯄꯒ ꯑꯁ ꯍꯦꯛꯇꯅꯦ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯁꯦ ꯎ ꯂꯥꯎꯅ ꯌꯥꯝ ꯊꯨꯅ ꯂꯥꯛꯑꯒ ꯅꯣꯡꯁꯦ ꯖꯣꯝ ꯍꯩꯊꯔꯛꯄꯅꯦꯌꯦ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯁꯨ ꯌꯥꯎꯅ ꯍꯦꯛꯇ ꯅꯨꯡꯁꯤꯠꯁꯤꯅꯅꯦ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯁꯤꯅ ꯑꯈꯥꯛ ꯐꯪꯒꯩ ꯁꯤꯠꯄ ꯈꯥꯛꯄꯒ ꯂꯥꯎꯕꯒ ꯑꯗꯩ ꯑꯩꯈꯣꯏ ꯁꯣꯔꯥꯔꯦꯟ ꯃꯈꯣꯟ ꯌꯥꯝ ꯀꯟꯅ ꯉꯪꯕꯗꯣ ꯑꯗꯨꯒ ꯍꯦꯛꯇ ꯃꯔꯛꯁꯤꯗ ꯃꯤꯈꯩꯁꯦ ꯃꯥꯒꯤ ꯍꯦꯛꯇ ꯈꯥꯔ ꯈꯪꯗꯒꯩ ꯆꯦꯟꯅꯕꯅꯦ ꯃꯤꯈꯩꯁꯦ ꯂꯣꯏꯅ ꯑꯗ ꯃꯣꯏꯁꯨ
ꯀꯅꯥꯝꯇꯅ ꯍꯟꯅ ꯌꯦꯡꯕꯤꯔꯝꯗꯅꯀꯣ ꯃꯣꯏ ꯑꯍꯨꯝꯁꯨ ꯍꯦꯛꯇ ꯌꯨꯝꯁꯦ ꯌꯧꯔꯗꯦꯅ ꯅꯤꯛꯑꯒ ꯅꯣꯡꯁꯦ ꯆꯣꯠꯂ ꯃꯅꯥꯎ ꯃꯧꯄꯥ ꯄꯣꯔꯤꯗꯨꯅ ꯀꯞꯈꯠꯂꯛꯑꯒꯅꯦ ꯃꯅꯪꯒꯟꯁꯤꯗ ꯍꯦꯛꯇ ꯃꯅꯥꯎꯄꯥ ꯃꯧꯄꯥ ꯌꯥꯏꯃꯁꯦ ꯍꯦꯛꯇ ꯃꯉꯣꯟꯗ ꯁꯨꯃꯥꯏꯅ ꯃꯈꯨꯠꯁꯤꯗ ꯀꯟꯅ ꯄꯥꯏꯔꯒ ꯆꯦꯟꯕꯁꯨ ꯉꯝꯗꯕꯤ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯅꯦ ꯈꯥꯛ ꯂꯥꯎꯕꯅꯦ ꯌꯥꯝ ꯁꯥꯊꯤꯅ ꯋꯥꯅꯅꯦ ꯃꯌꯨꯝ ꯌꯧꯔꯛꯈꯤ ꯍꯥꯏꯌꯦꯕ ꯑꯗꯨꯒꯤ ꯅꯨꯃꯤꯠꯁꯦ ꯃꯥꯅ ꯁꯤꯗ꯭ꯔꯤꯐꯥꯎ ꯀꯥꯎꯔꯣꯏ ꯍꯥꯏꯌꯦꯕ ꯁꯨꯃꯥꯏꯅ ꯃꯃꯥ ꯃꯄꯥ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯅꯧꯅ ꯀꯥꯏꯅꯔꯛꯄ ꯁꯦ ꯌꯥꯝ ꯊꯤꯅꯗꯤ ꯅꯨꯡꯉꯥꯏꯇꯕꯖꯥꯠꯅꯦꯕ ꯑꯗꯨꯒ ꯆꯥꯒꯦꯔꯥ ꯆꯥꯔꯣꯏꯔꯥ ꯂꯩꯒꯦꯔꯥ ꯂꯩꯔꯣꯏꯔꯥ ꯏꯃꯥ ꯏꯄꯥꯅ ꯂꯣꯏꯅ ꯗꯥꯏꯇ ꯂꯧꯔꯛꯑꯒ ꯍꯤꯡꯉꯛꯄ ꯄꯨꯟꯁꯤꯁꯤꯒꯗꯤ ꯌꯥꯝ ꯁꯥꯊꯤꯅ ꯈꯦꯠꯅꯕꯖꯥꯠꯅꯦꯕꯀꯣ ꯑꯗ ꯃꯥꯁꯨ ꯉꯟꯅ ꯑꯗꯨꯝ ꯃꯌꯨꯝ ꯄꯥꯜꯂꯦ ꯑꯗ ꯌꯨꯝ ꯄꯥꯜꯂ ꯃꯇꯨꯡꯁꯤꯗ ꯃꯥꯏ ꯅꯨꯄꯥ ꯃꯌꯨꯝꯁꯤꯗꯗꯤ ꯅꯨꯡꯉꯥꯏꯕ ꯃꯥꯁꯦꯀꯣ ꯅꯨꯄꯥ ꯃꯌꯨꯝꯁꯤꯗꯤ ꯆꯥꯡ ꯑꯃꯗ ꯂꯩꯕ ꯑꯣꯏꯔꯝꯕ ꯑꯗꯨꯒ ꯃꯄꯥ ꯊꯕꯛ ꯇꯧꯔꯒ ꯃꯥꯏ ꯅꯨꯄꯥ ꯍꯣꯏꯁꯦ ꯅꯨꯡꯉꯥꯏꯅ ꯃꯄꯥ ꯊꯕꯛ ꯇꯧꯕꯩ ꯃꯆꯥꯅꯦꯅ ꯂꯩꯔꯛꯄꯗꯣ ꯑꯗꯨꯒ ꯊꯕꯛ ꯁꯨꯕ ꯈꯣꯠꯄꯁꯦ ꯀꯩꯝ ꯍꯩꯇꯕ ꯇꯣꯅꯥꯟꯕ ꯈꯔ ꯑꯗꯨꯒ ꯃꯣꯏꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯃꯌꯥꯝ ꯃꯊꯪ ꯃꯊꯪ ꯂꯨꯍꯣꯡꯈꯠꯂꯛꯄ ꯈꯣꯠꯄꯗ ꯃꯄꯥ ꯄꯦꯟꯁꯤꯟ ꯐꯪꯉꯛꯄꯅꯦ ꯈꯣꯠꯂꯛꯄꯅꯦ ꯑꯗꯨꯝ ꯋꯥꯅꯔꯛꯑꯦꯗꯅꯀꯣ ꯑꯗꯨꯒ ꯃꯥꯅ ꯃꯃꯥ ꯃꯄꯥꯅ ꯃꯅꯦꯝ ꯃꯀꯨꯅ ꯃꯣꯏꯁꯦ ꯀꯣꯜꯂꯤꯐꯥꯎꯗꯤ ꯑꯋꯥꯕ ꯀꯩꯅꯣ ꯈꯪꯉꯝꯗꯦ ꯍꯥꯏꯌꯦꯕ ꯑꯗꯨꯝ ꯃꯅꯦꯝ ꯃꯀꯨꯅ ꯂꯣꯏꯅꯃꯛ ꯗꯥꯏꯇ ꯂꯧꯔꯒ ꯃꯣꯏꯅ ꯊꯣꯡ ꯊꯥꯛꯄ ꯈꯛ ꯑꯣꯏꯕꯅꯤꯅ ꯑꯗꯨꯒ ꯃꯥꯏ ꯅꯨꯄꯥꯁꯤꯁꯨ ꯁꯨꯝ ꯀꯦꯅ ꯃꯧꯅ ꯂꯩꯔꯛꯑꯃꯤꯅ ꯃꯃꯥ ꯃꯄꯥꯅ ꯂꯣꯏ ꯍꯣꯠꯅꯔꯛꯑꯃꯤꯅ ꯊꯕꯛ ꯁꯨꯕ ꯆꯠꯄꯁꯨ ꯏꯀꯥꯏꯕ ꯁꯨꯝꯕꯁꯨ ꯌꯥꯝ ꯂꯩꯌꯦꯕꯀꯣ ꯋꯥꯅ ꯑꯃꯨꯛ ꯍꯧꯔꯛꯈꯤꯕꯅ ꯑꯃꯨꯛ ꯐꯕ ꯈꯤꯇꯪ ꯃꯌꯥꯏ ꯑꯣꯏꯔꯞ ꯅꯨꯡꯉꯥꯏꯅ ꯍꯧꯔꯛꯄ ꯃꯃꯥ ꯃꯄꯥꯅ ꯂꯣꯏ ꯍꯣꯠꯅꯔꯛꯄꯁꯦ ꯁꯨꯕ꯭ꯔꯁꯨ ꯁꯨꯍꯧꯗꯒꯨꯝ ꯇꯧ ꯑꯗꯣ ꯁꯤꯁꯦ ꯌꯥꯝ ꯏꯀꯥꯏꯌꯦꯕ ꯌꯨꯝ ꯄꯥꯜꯂꯛꯑꯒꯗꯤ ꯁꯨꯗꯕꯗꯤ ꯌꯥꯗꯕ ꯑꯗꯣ ꯃꯣꯏꯁꯦ ꯇꯣꯉꯥꯟ ꯄꯤꯖꯔꯦꯕ ꯑꯗꯨꯗꯩ ꯑꯗꯨꯝ ꯋꯥꯕ ꯍꯧꯔꯛꯈ꯭ꯔꯦ ꯍꯥꯏꯔꯦ ꯃꯥꯏ ꯅꯨꯄꯥꯁꯦ ꯑꯣꯛꯇꯣ ꯑꯃ ꯊꯧꯏ ꯍꯥꯏꯀꯣ ꯃꯣꯏ ꯂꯣꯏꯖꯕ ꯌꯦꯟ ꯉꯥꯅꯨ ꯌꯣꯟꯊꯣꯛꯑꯦ ꯃꯅꯦꯝ ꯃꯀꯨꯅ ꯄꯩꯁా ꯍꯥꯞꯄꯤ ꯍꯥꯏ ꯑꯗꯩꯗꯤ ꯃꯄꯥꯝꯗꯩ ꯃꯄꯥꯅꯁꯨꯈꯔ ꯄꯤꯔꯛꯏ ꯍꯥꯏ ꯇꯧꯔꯒ ꯑꯣꯛꯇꯣꯁꯦ ꯌꯥꯝ ꯋꯥꯅ ꯂꯩꯔꯒ ꯁꯨꯝ ꯇꯦꯛ ꯇꯦꯛ ꯍꯣꯠꯅꯔꯛꯑꯦ ꯍꯥꯏꯀꯣ ꯑꯗꯨꯒ ꯑꯃꯨꯛ ꯃꯥꯏ ꯅꯨꯄꯥꯁꯦ ꯌꯥꯝ ꯏꯀꯥꯏꯅꯒ ꯊꯧꯋꯦ ꯍꯥꯏꯌꯦ ꯑꯣꯛꯇꯣ ꯊꯧꯔꯦꯌꯦ ꯃꯥꯏ ꯑꯣꯛꯇꯣ ꯂꯩꯔꯦꯒ ꯍꯥꯏꯕꯗꯣ ꯑꯍꯥꯟꯕꯒꯤ ꯌꯥꯝ ꯏꯀꯥꯏꯕ ꯃꯥꯁꯦꯀꯣ ꯑꯗꯨꯒ ꯑꯣꯛꯇꯣꯁꯦ ꯌꯥꯔꯛꯇꯕꯗꯩ ꯄꯩꯁꯥꯁꯦ 10,000 ꯄꯨꯔꯒ ꯁꯦꯝꯈꯤꯕ ꯁꯤꯗꯩ ꯄꯨꯊꯕ ꯍꯧꯈ꯭ꯔꯦ ꯍꯥꯏꯌꯦꯕ ꯁꯤꯒꯤ ꯄꯩꯁꯥꯁꯦ ꯄꯨꯕꯗꯒꯤ ꯑꯗꯨꯝ ꯏꯃꯨꯡ ꯃꯅꯨꯡꯒꯤꯁꯨ ꯀꯣꯟꯅꯔꯛꯇꯕ ꯑꯣꯛꯇꯣ ꯌꯥꯔꯛꯇꯕꯩ ꯄꯨꯕ ꯑꯗꯩ ꯇꯥꯜꯂꯛꯏꯉꯩꯗꯅ ꯑꯇꯥꯟꯕꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯊꯣꯛꯄ ꯇꯨꯡꯁꯤꯜꯍꯧꯗꯕ ꯑꯣꯛꯇꯣ ꯁꯦꯝꯒꯦ ꯍꯥꯏꯔꯒꯅ ꯄꯨꯕ ꯑꯗꯩ ꯑꯇꯩ ꯑꯇꯩꯒꯤꯁꯨ ꯑꯃꯨꯛ ꯄꯨꯕ ꯃꯆꯥ ꯀꯩꯒꯤ ꯃꯆꯥ ꯑꯅꯤ ꯑꯗꯨꯒꯤ ꯑꯄꯨꯟꯕ ꯆꯍꯤꯒꯤ ꯃꯤꯡ ꯆꯟꯒꯗꯕ ꯂꯥꯏꯔꯤꯛ ꯂꯩꯒꯗꯕ ꯌꯨꯅꯤꯐꯣꯔꯝ ꯂꯩꯒꯗꯕ 1,000 ꯃꯆꯤꯟ ꯃꯅꯥꯎꯒꯤ 10-30 ꯆꯪꯕ ꯁꯤꯒꯤꯅ ꯑꯗꯨꯝ ꯄꯨꯕ ꯑꯗꯨꯃꯥꯏꯅ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯔꯦ ꯄꯨꯕ ꯑꯗꯒꯤ ꯃꯥꯁꯦ ꯃꯊꯪ ꯃꯥꯁꯨ ꯄꯨꯒꯦ ꯍꯥꯏꯌꯦꯕ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯣꯏꯁꯦ ꯊꯧꯗꯥꯔꯒ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯏꯅꯥꯛ ꯈꯨꯟꯕ ꯏꯃꯨꯡ ꯀꯣ ꯐꯧꯁꯤꯝꯇ ꯇꯧ ꯂꯥꯎꯅꯦ ꯍꯥꯏꯔꯒ ꯐꯧ ꯆꯦꯡ ꯈꯔ ꯍꯦꯛ ꯄꯤꯔꯛꯄ ꯑꯗꯩ ꯋꯥꯏꯁꯤꯝꯇ ꯇꯩꯊꯣꯛ ꯂꯥꯎꯅꯦ ꯍꯥꯏꯔꯒ ꯆꯦꯡ ꯈꯔ ꯍꯦꯛ ꯄꯤꯔꯛ ꯄꯩꯁꯥ ꯈꯔ ꯍꯦꯛ ꯄꯤꯔꯛ ꯂꯩꯇꯕꯅꯤꯅ ꯃꯣꯏꯁꯨ ꯑꯗꯨꯃꯥꯏꯅ ꯃꯇꯦꯡ ꯄꯥꯡꯆꯕꯗ ꯃꯣꯏꯁꯦ ꯁꯅꯥ ꯊꯝꯕ ꯃꯥꯅꯁꯨ ꯍꯥꯏꯌꯦꯕ ꯏꯆꯦꯅ ꯍꯥꯏꯈꯤꯕ ꯏꯅꯥꯛ ꯈꯨꯟꯕ ꯏꯃꯨꯡꯅ ꯁꯅꯥ ꯊꯝꯕ ꯆꯠꯄ ꯏꯀꯥꯏ ꯍꯥꯏꯕꯗꯨ ꯏꯆꯦ ꯏꯀꯥꯏ ꯃꯣꯏ ꯇꯁꯦꯡꯅ ꯑꯗ ꯃꯣꯏꯗ ꯊꯝꯕꯤꯌꯣꯅ ꯃꯣꯏꯁꯦ ꯊꯥꯕ ꯑꯗ ꯃꯥꯅ ꯑꯁ ꯑꯩ ꯂꯨꯄꯥ 10,000 ꯍꯦꯟꯅ ꯂꯧꯒꯦ 5 ꯍꯦꯟꯅ ꯂꯧꯒꯦ ꯑꯩ ꯁꯨꯃꯥꯏꯅ ꯆꯤꯜꯂꯦ ꯍꯥꯏꯔꯒ ꯍꯣꯏ ꯂꯧꯖꯧ ꯍꯟꯕ ꯀꯥꯟꯗ ꯍꯦꯛ ꯄꯩꯁꯥ ꯄꯨꯊꯣꯔꯛꯑꯣꯅ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯍꯟꯕ ꯇꯧꯕꯗꯩ ꯃꯤꯒꯤ ꯁꯨꯝ ꯊꯝꯖꯕꯗ ꯃꯥꯅ 10,000 ꯍꯦꯛ ꯍꯦꯟꯅ ꯂꯧꯕ ꯃꯥ ꯆꯤꯜꯂꯃꯤꯅ ꯑꯗꯩ ꯍꯟꯕ ꯀꯥꯟꯗꯗꯤ ꯄꯩꯁꯥꯗꯨ ꯄꯨꯊꯣꯛ ꯉꯝꯗ꯭ꯔꯦ ꯑꯃꯗꯩ ꯑꯃꯨꯛ ꯄꯨꯔ ꯑꯃꯨꯛ ꯄꯤꯔꯦ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯒ ꯃꯊꯪ ꯁꯨꯝ ꯄꯨꯕ ꯍꯧꯈ꯭ꯔꯦ ꯍꯥꯏꯌꯦꯕ ꯃꯥꯁꯨ ꯍꯞꯇꯥ ꯈꯣꯝꯕꯤ ꯑꯗꯩ ꯃꯔꯨꯞ ꯌꯥꯎꯔ ꯀꯛꯊꯠꯄꯤ ꯊꯈꯥꯏ ꯍꯨꯟꯕꯤꯁꯨ ꯁꯨꯝ ꯈꯒ ꯍꯧꯔꯛꯑꯕ ꯑꯗꯩ ꯑꯃꯒꯤ ꯁꯅꯥ ꯊꯝꯕꯗ 10 ꯍꯦꯟꯅ ꯍꯦꯛ ꯂꯧ 5 ꯍꯦꯟꯅ ꯍꯦꯛ ꯂꯧ 10 ꯍꯦꯟꯅ ꯂꯧ ꯁꯨꯝ ꯑꯃꯗꯩ ꯈꯔ ꯄꯨ ꯃꯔꯨꯞ ꯈꯔ ꯀꯛꯊꯠ ꯊꯈꯥꯏ ꯈꯒ ꯁꯨꯝ ꯄꯨꯊꯔꯕ ꯃꯥꯁꯦ ꯑꯗꯩꯗꯤ ꯑꯗꯨ ꯂꯩꯔꯤꯉꯩ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯅꯨꯄꯤ ꯑꯃꯈꯛꯅꯀꯣ ꯁꯅꯥ ꯑꯝꯇ ꯊꯝꯕꯤꯌꯨ ꯍꯥꯏꯕꯖꯥꯠꯅꯤ ꯑꯗꯣ ꯃꯥꯅ ꯊꯝꯃꯕ ꯑꯗꯩ ꯅꯣꯏ ꯁꯅꯥꯁꯦ ꯃꯥꯅꯁꯨ ꯂꯨꯄꯥ 1,00,000 ꯂꯧꯕ ꯍꯦꯟꯅꯀꯣ ꯅꯣꯏ ꯁꯅꯥꯁꯦ ꯍꯜꯂꯣꯅ ꯆꯍꯤ ꯐꯥꯔꯦ ꯁꯦꯟꯗꯣꯏ ꯊꯤꯗꯣꯛꯑꯣ ꯅꯠꯇ꯭ꯔ ꯍꯜꯂꯣ ꯁꯨꯝ ꯇꯥꯛꯂꯛꯄ ꯑꯗꯨꯗ ꯍꯟꯃꯟꯗꯦꯗ ꯃꯁꯤ ꯀꯥꯏꯊꯣꯛꯈ꯭ꯔꯒꯦꯗꯅ ꯃꯄꯨꯗꯣ ꯀꯥꯏ ꯆꯠꯄꯗ ꯑꯔꯨꯞꯄ ꯑꯣꯏꯔꯝꯃꯕ ꯑꯗꯩ ꯅꯪ ꯁꯅꯥꯁꯦ ꯃꯥꯅꯁꯨ ꯊꯝꯕꯗꯒꯤ ꯑꯗꯨꯝ ꯃꯉꯣꯟꯗꯗꯤ ꯍꯥꯏꯗꯣꯛꯄꯤꯒꯅꯨ ꯑꯗꯣ ꯏꯗꯣꯝꯆꯥꯗꯨꯒꯤ ꯁꯅꯥꯅꯤꯗꯤ ꯑꯗꯨꯝ ꯍꯥꯏꯕ ꯁꯅꯥ ꯂꯧꯔꯤꯕ ꯅꯨꯄꯤꯁꯤꯗ ꯃꯣꯏꯅꯗꯤ ꯑꯗꯨ ꯁꯅꯥꯗꯣ ꯁꯤꯔꯣꯏꯗꯕꯅꯤꯅ ꯀꯅꯥꯏ ꯁꯅꯥꯅꯣ ꯅꯪ ꯄꯨꯔꯛꯏꯁꯤꯅ ꯀꯅꯥꯒꯤꯅꯣ ꯑꯗꯨꯝ ꯍꯪꯉꯦꯕ ꯑꯗ ꯃꯥꯅꯁꯨ ꯑꯗꯨꯒꯤꯅꯤ ꯏꯀꯥꯏ ꯍꯥꯏ ꯑꯅ ꯑꯗꯨꯝ ꯍꯥꯏꯍꯧꯋꯦꯕ ꯑꯗꯩ ꯑꯩ ꯄꯩꯁꯥ ꯁꯦꯟꯗꯣꯏ ꯊꯧꯔꯛꯄꯗꯁꯨ ꯏꯗꯣꯝꯆꯥ ꯑꯩ ꯃꯉꯣꯟꯗ ꯏꯗꯣꯝꯆꯥꯗꯨꯗ ꯑꯝꯇ ꯍꯥꯏꯔꯨꯈꯤꯒꯦ ꯑꯗꯩ ꯏꯗꯣꯝꯆꯥꯗꯣ ꯂꯩꯇꯦ ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯑꯗꯨꯝ ꯍꯥꯏꯅꯈꯤꯕ ꯑꯗꯨꯅ ꯁꯅꯥ ꯂꯧꯔꯤꯕ ꯃꯤꯁꯤꯅꯁꯨ ꯃꯥꯏ ꯄꯣꯠ ꯅꯠꯇꯦꯁꯦ ꯈꯪꯉꯦꯕ ꯑꯗꯒꯤ ꯃꯥꯅ ꯃꯥꯏ ꯃꯃꯥꯡꯗ ꯑꯗꯨꯝ ꯂꯥꯎ ꯊꯥꯔ ꯐꯣꯟꯁꯨ ꯇꯧꯅꯕ ꯁꯨꯃꯥꯏꯅ ꯀꯩꯅꯣꯁꯦ ꯏꯗꯣꯝꯆꯥꯅ ꯊꯥꯖꯔꯣꯏ ꯑꯩ ꯐꯣꯟ ꯇꯧꯒꯦ ꯇꯥꯎ ꯏꯗꯣꯝꯆꯥ ꯅꯪ ꯒꯥꯏꯅ ꯏꯗꯣꯝꯆꯥ ꯃꯊꯣꯏꯗꯣ ꯊꯧꯕꯗ ꯂꯣꯏꯔꯦꯃꯤ ꯑꯗꯨꯗꯨꯅ ꯑꯁ ꯈꯤꯇꯪ ꯉꯥꯏꯈꯣ ꯍꯥꯏꯌꯨꯍꯦꯒ ꯍꯥꯏꯔꯛꯄꯁꯨ ꯅꯨꯄꯤ ꯂꯧꯔꯤꯕꯁꯤꯅ ꯁꯨꯝ ꯇꯥꯕ ꯑꯗꯨꯒꯗꯤ ꯁꯅꯥꯁꯦ ꯑꯔꯨꯞꯄ ꯑꯣꯏꯔꯝꯃꯦ ꯂꯥꯛꯑꯣꯅ ꯀꯧꯔꯦ
ꯑꯗꯩ ꯏꯁ ꯏꯟꯗꯣꯝꯆꯥ ꯅꯪ ꯈꯪꯉꯤꯗꯨꯅꯤ ꯏꯟꯗꯣꯝꯆꯥ ꯑꯗꯨꯒꯤ ꯁꯅꯥꯅꯦ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯅꯠꯇꯦ ꯍꯥꯏꯕꯁꯦ ꯅꯪ ꯂꯣꯏ ꯈꯪꯉꯤꯗꯨꯅꯤ ꯑꯩꯅ ꯇꯧꯁꯟꯅꯔꯒ ꯑꯣꯏꯗ ꯄꯥꯗ꯭ꯔꯒ ꯊꯝꯕ ꯅꯠꯇꯦ ꯑꯗꯨꯅ ꯑꯗꯩꯗꯤ ꯃꯣꯏꯁꯤꯗ ꯆꯠꯂꯦ ꯃꯣꯏ ꯃꯧ ꯃꯌꯥꯝ ꯃꯅꯦꯝꯕꯣ ꯌꯥꯎꯅ ꯁꯅꯥ ꯊꯝꯃꯛꯏꯕ ꯃꯗꯣꯝꯆꯥꯗꯨ ꯆꯠꯂꯦ ꯅꯪꯅ ꯁꯨꯃꯥꯏꯅ ꯑꯔꯨꯞꯄ ꯑꯣꯏꯔꯝꯕ ꯑꯩꯉꯣꯟꯗ ꯊꯝꯍꯟꯕꯅ ꯑꯗꯩ ꯑꯩꯈꯣꯏ ꯃꯧꯁꯤꯡꯁꯦ ꯁꯣꯛꯄ ꯌꯥꯔꯣꯏ ꯁꯅꯥ ꯑꯔꯨꯞꯄ ꯊꯝꯃꯝꯃꯦꯅ ꯋꯥ ꯋꯥ ꯂꯥꯎꯅꯔꯦ ꯑꯗꯨ ꯅꯪ ꯁꯅꯥꯁꯦ ꯍꯟꯒꯗꯕꯅꯦꯅ ꯃꯣꯏꯁꯦ ꯉꯥꯡꯅꯔꯨꯔꯦ ꯍꯟꯗ꯭ꯔꯦ ꯑꯗꯨꯒꯗꯤ ꯊꯣꯛ ꯑꯣꯟꯊꯣꯛꯑꯒ ꯑꯩꯗꯤ ꯊꯝꯗꯦ ꯑꯩꯗꯤ ꯈꯪꯗꯦ ꯑꯩꯅ ꯊꯝꯕ ꯁꯅꯥꯗꯤ ꯍꯟꯈ꯭ꯔꯦ ꯑꯩꯗꯤ ꯈꯪꯗꯦ ꯍꯥꯏꯔꯕ ꯑꯁ ꯍꯦꯛꯇ ꯃꯣꯏꯁꯦ ꯈꯠꯅꯗꯅ ꯂꯥꯎꯅꯗꯅ ꯏꯃꯥ ꯏꯄꯦꯝꯃ ꯀꯂꯞ ꯃꯩꯔꯥ ꯄꯥꯏꯕꯤ ꯇꯧꯅꯗꯅ ꯐꯝꯅꯗꯅ ꯑꯗꯩꯁꯨ ꯅꯨꯄꯤꯁꯤꯅ ꯑꯗꯨꯝ ꯆꯦꯜꯂꯕ ꯑꯩꯗꯤ ꯈꯪꯗꯦ ꯑꯩꯃꯃꯥꯡꯗ ꯊꯝꯍꯜꯂꯝꯃꯤ ꯍꯟꯈ꯭ꯔꯦ ꯑꯩ ꯈꯪꯗꯦ ꯑꯩ ꯏꯁꯥ ꯂꯥꯛꯑ ꯊꯝꯃꯕ꯭ꯔꯣ ꯅꯣꯏꯗꯥꯅ ꯊꯣꯛ ꯍꯥꯏꯔꯕ ꯑꯗꯩ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯩꯗꯤ ꯀ꯭ꯂꯕ ꯃꯩꯔꯥꯅꯁꯨ ꯕꯤꯆꯥꯔ ꯉꯝꯗ꯭ꯔꯕ ꯄꯨꯂꯤꯁꯇꯁꯨ ꯑꯃꯨꯛ ꯇꯧꯅꯔꯕ ꯑꯗꯁꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯕ ꯑꯗꯩ ꯍꯦꯛꯇ ꯉꯥꯎꯗꯅ ꯃꯥꯁꯦꯗ ꯁꯅꯥ ꯂꯧꯔꯤꯕ ꯃꯤꯗꯨꯅ ꯌꯥꯔꯦ ꯌꯥꯔꯦ ꯑꯩ ꯃꯥꯡꯖꯔꯖꯅꯨ ꯅꯪꯅ ꯂꯧꯕ ꯁꯔꯨꯛꯇꯣ ꯑꯗꯨꯈꯛ ꯄꯤꯔꯛꯑꯣ ꯍꯥꯏꯔꯒ ꯑꯗꯨꯈꯛ ꯄꯤꯔꯦ ꯑꯗꯩ ꯃꯔꯣꯜ ꯑꯃ ꯃꯣꯏꯒꯤ ꯄꯩꯁꯥꯁꯦ ꯃꯅꯦꯝꯕꯣ ꯍꯣꯏ ꯀꯩ ꯍꯣꯏ ꯇꯧꯗꯅ ꯃꯔꯣꯜ ꯑꯃ ꯇꯥꯟꯅꯔꯒ ꯃꯣꯏꯒꯤ ꯈꯒ ꯇꯣꯟꯕ ꯃꯌꯥꯝꯁꯦ ꯂꯣꯏ ꯁꯤꯡꯗꯣꯛꯍꯧꯔꯦ ꯑꯗꯩ ꯃꯣꯏꯁꯦ ꯅꯤꯡꯕꯁꯦ ꯌꯥꯝ ꯀꯥꯏꯅ ꯃꯕꯥꯅꯤꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯃꯣꯏꯗꯒꯤꯗꯤ ꯂꯥꯞꯄꯅꯤꯅ ꯑꯗꯥꯏꯗꯗꯤ ꯑꯣꯛꯇꯣ ꯊꯧꯔꯁꯨ ꯃꯤꯁꯦ ꯏꯇꯥ ꯇꯥꯗꯕ ꯑꯗꯨꯒꯤ ꯏꯝꯐꯥꯜ ꯑꯦꯔꯤꯌꯥꯗ ꯑꯣꯏꯅ ꯂꯩꯔ ꯊꯧꯔꯁꯦꯅ ꯃꯣꯏꯁꯦ ꯚꯔꯥ ꯑꯝꯗ ꯂꯩꯔꯒ ꯑꯃꯨꯛ ꯀꯩꯅꯣ ꯃꯣꯏ ꯃꯟꯗꯣꯝꯆꯥ ꯊꯣꯛꯄ ꯑꯃꯁꯨ ꯀꯦꯟꯇꯤꯟ ꯐꯝꯖꯥꯅꯤ ꯑꯣꯐꯤꯁ ꯑꯝꯗ ꯑꯗꯨꯁꯨ ꯃꯥꯁꯨ ꯌꯥꯎꯔꯕ ꯊꯕꯛ ꯏꯪꯈꯥꯡꯗꯣ ꯃꯥꯏ ꯅꯨꯄꯥꯁꯨ ꯑꯣꯛꯇꯣ ꯊꯧꯔꯕ ꯑꯗꯨꯃꯥꯏꯅ ꯍꯣꯠꯅꯔꯕ ꯑꯃꯨꯛ ꯍꯣꯠꯅꯕꯁꯤꯗꯁꯨ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯑꯣꯛꯇꯣꯁꯦ ꯑꯗꯁꯨ ꯌꯥꯔꯛꯇꯕꯗꯒꯤ ꯃꯣꯏꯒ ꯂꯩꯃꯤꯟꯅꯕ ꯌꯨꯝ ꯃꯣꯏ ꯚꯔꯥꯁꯤꯒ ꯊꯪꯅꯕ ꯑꯃ ꯃꯣꯏꯒ ꯁꯨꯝ ꯇꯤꯟꯅꯕ ꯂꯣꯏꯅꯕ ꯑꯗꯨꯗꯩ ꯄꯩꯁꯥꯁꯦ ꯄꯨꯕ ꯍꯧꯔꯦꯕ ꯑꯗꯩ ꯑꯃꯨꯛ ꯃꯣꯏꯒꯤ ꯀꯣꯟꯅꯗꯕꯁꯤ ꯄꯨꯔꯒ ꯑꯗꯩ ꯍꯥꯟꯅꯒꯤꯁꯨ ꯃꯅꯦꯝ ꯃꯀꯨꯅ ꯁꯤꯡꯉꯦ ꯍꯥꯏꯁꯤꯅ ꯈꯔ ꯑꯗꯩꯗꯤ ꯈꯔ ꯑꯃꯁꯨ ꯋꯥꯠꯍꯧꯕ ꯑꯗꯨꯒꯤ ꯁꯤꯡꯕꯩꯁꯨ ꯑꯃꯨꯛ ꯄꯨꯔꯕ ꯃꯣꯏꯗꯒꯤ ꯑꯗꯩ ꯑꯃꯨꯛ ꯃꯣꯏ ꯌꯨꯝꯁꯦ ꯃꯆꯥ ꯑꯃꯗꯤ ꯁꯥꯁꯦꯅ ꯁꯥꯔꯨꯔꯦꯕ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯌꯨꯝ ꯁꯥꯕꯒꯤ ꯀꯩꯅꯣ ꯍꯥꯎꯁꯤꯡ ꯂꯣꯟ ꯐꯪꯅꯕꯁꯤꯗ ꯃꯣꯏꯒꯤꯅ ꯑꯃꯨꯛ ꯑꯗꯨꯅ ꯀꯣꯟꯅꯗꯕ ꯃꯣꯏꯅ ꯑꯃꯨꯛ ꯌꯨꯝꯖꯥ ꯃꯔꯨꯞꯁꯨ ꯑꯃꯨꯛ ꯌꯥꯎꯕ ꯃꯔꯨꯞ ꯈꯔꯁꯨ ꯑꯃꯨꯛ ꯀꯛꯎꯕ ꯑꯗꯨꯒꯤ ꯃꯌꯥꯝꯁꯤꯅ ꯌꯨꯝꯗꯨꯗꯁꯨ ꯃꯣꯏ ꯂꯩ ꯉꯝꯗ꯭ꯔꯦ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯑꯗꯨꯒꯤ ꯀꯛꯎꯕ ꯈꯣꯠꯂꯨꯕ ꯃꯌꯥꯝꯁꯤꯒꯤꯁꯨ ꯑꯃꯨꯛ ꯁꯤꯡꯒꯠꯂꯛꯄ ꯑꯗ ꯃꯣꯏꯁꯦ ꯑꯗꯁꯨ ꯑꯃꯨꯛ ꯄꯨꯊꯔꯦꯕ ꯄꯩꯁꯥꯁꯦ ꯁꯤꯗꯁꯨ ꯑꯃꯨꯛ ꯄꯨꯊꯔꯦ ꯑꯗꯩꯗꯤ ꯃꯥꯅꯁꯨ ꯑꯣꯏꯗ ꯄꯥꯗꯕ ꯑꯗꯨꯝ ꯉꯥꯡꯗꯅ ꯄꯩꯁꯥꯁꯦ ꯑꯅꯧꯕ ꯏꯁꯀꯤꯝ ꯑꯃ ꯂꯥꯛꯀꯅꯤ ꯑꯗꯨꯅ ꯌꯥꯝ ꯀꯩꯅꯣꯅꯤ ꯄ꯭ꯔꯣꯐꯤꯠ ꯑꯗꯨꯛ ꯂꯩ ꯑꯩꯈꯣꯏ ꯁꯤꯌꯥꯔ ꯇꯧꯁꯤ ꯇꯪꯈꯥꯏ ꯐꯪꯉꯨ ꯈꯣꯠꯂꯨꯒ ꯍꯥꯏꯔ ꯃꯥꯁꯨ ꯑꯗꯨꯝ ꯉꯝꯅꯕ ꯂꯧꯔꯒ ꯑꯩ ꯄꯨꯊꯕꯩ ꯄꯨꯕꯅꯤ ꯃꯤꯒꯤ ꯊꯧꯕꯗ ꯂꯣꯏꯅ ꯁꯤꯡꯒꯦ ꯍꯥꯏꯗꯤ ꯄꯤꯔꯛꯑꯣꯏꯗꯃꯤꯅ ꯑꯗꯨꯃꯥꯏꯅ ꯃꯥꯁꯨ ꯑꯣꯏꯗ ꯄꯥꯗ ꯈꯔꯁꯨ ꯑꯗꯨꯝ ꯉꯥꯡꯉꯦ ꯑꯗꯨꯒ ꯑꯗꯨꯝ ꯃꯤꯒꯤ ꯄꯩꯁꯥꯁꯨ ꯑꯃꯨꯛ ꯁꯤꯡꯗꯣꯛꯑꯦ ꯁꯣꯝꯗꯒꯤ ꯂꯧꯔꯒ ꯑꯃꯨꯛ ꯑꯗꯩꯗꯤ ꯅꯨꯄꯤꯁꯤꯒꯤ ꯄꯩꯁꯥ ꯃꯣꯏꯅ ꯄꯨꯔꯤꯕ ꯅꯨꯄꯤꯁꯤꯒꯤ ꯁꯅꯥꯏ ꯂꯤꯛꯀꯁꯦ ꯋꯥꯏꯔꯒ ꯕꯟꯗꯣꯞ ꯊꯝꯅꯗꯅ ꯈꯣꯠꯇꯅ ꯃꯣꯏꯁꯦ ꯄꯩꯁꯥꯁꯨ ꯁꯤꯡꯉꯣ ꯈꯣꯠꯂꯣꯅ ꯊꯧꯅꯕꯗ ꯑꯗꯨꯒꯤ ꯑꯗꯨꯗꯤ ꯑꯩꯗꯤ ꯄꯩꯁꯥ ꯂꯩꯇꯦ ꯑꯗꯨ ꯅꯪ ꯂꯤꯛꯇꯣ ꯑꯗꯨꯝ ꯊꯝꯗꯣꯛꯑꯣ ꯑꯗꯨꯒ ꯁꯤꯖꯤꯟꯅꯈ꯭ꯔꯣ ꯅꯣꯏꯒꯤ ꯑꯆꯤꯟꯕꯗꯣ ꯑꯩꯅ ꯑꯃꯨꯛ ꯍꯜꯂꯒꯦꯒ ꯍꯥꯏꯔꯒ ꯊꯝꯅꯕꯖꯥꯠꯅꯤ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯕꯗꯩ ꯁꯣꯝꯗꯁꯨ ꯑꯃꯨꯛ ꯄꯩꯁꯥꯁꯤ ꯂꯥꯛ ꯑꯅꯤ ꯑꯃ ꯀꯔꯤ ꯑꯃ ꯄꯨꯊꯔꯦ ꯁꯦꯟꯗꯣꯏ ꯍꯨꯟ ꯉꯝꯗ꯭ꯔꯦ ꯁꯦꯟꯗꯣꯏꯗꯣ ꯑꯃꯨꯛ ꯁꯦꯂꯦꯞꯇꯣ ꯑꯃꯨꯛ ꯄꯥꯁꯟꯅꯔꯦ ꯇꯧꯗꯅ ꯇꯧꯔꯦ ꯃꯣꯏꯁꯦ ꯁꯣꯝꯒꯤꯁꯨ ꯊꯧꯕꯗ ꯈꯥꯡꯕ ꯂꯥꯛꯄ ꯉꯝꯗ꯭ꯔꯦ ꯑꯗꯩꯗꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯄꯩꯁా ꯊꯝꯃꯝꯒꯗꯝꯅꯤ ꯍꯥꯏꯕ ꯑꯗꯨꯗꯤ ꯂꯥꯛꯑꯣ ꯍꯥꯏꯔ ꯃꯥꯗꯤ ꯐꯤꯅꯥꯏꯟꯁꯦ ꯊꯛꯑꯕꯖꯥꯠꯅꯤ ꯃꯣꯏ ꯂꯥꯛꯄꯗ ꯑꯩ ꯁꯤꯔ ꯂꯩꯔꯝꯃꯒꯦꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯄꯨꯔꯥ ꯄꯩꯁꯥꯁꯦ ꯊꯧꯅꯕꯗ ꯍꯦꯛꯇ ꯃꯣꯏꯁꯦ ꯉꯥꯎꯅꯔꯕ ꯑꯗꯩ ꯃꯥꯗꯤ ꯐꯤꯅꯥꯏꯟꯗꯣ ꯊꯛꯇꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯅꯗꯅ ꯑꯗꯩꯗꯤ ꯃꯥꯅ ꯑꯩ ꯃꯤꯒꯤ ꯄꯩꯁꯥꯗꯤ ꯍꯥꯠꯅꯤꯡꯗꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯊꯥꯕ ꯃꯇꯝꯁꯤꯗꯤ ꯃꯣꯏꯅ ꯌꯥꯗ꯭ꯔꯦ ꯇꯦꯟꯁꯟ ꯂꯣꯏ ꯂꯩꯅꯔꯦ ꯑꯩꯈꯣꯏꯁꯨ ꯊꯕꯛ ꯇꯧꯐꯝ ꯆꯥꯐꯝ ꯈꯪꯗ꯭ꯔꯦꯅ ꯍꯣꯝꯁꯤꯗ ꯂꯥꯛꯑꯒ ꯃꯥꯅ ꯃꯇꯝꯁꯦ ꯁꯨꯃꯥꯏꯅ ꯑꯩ ꯁꯤꯗꯩ ꯁꯨꯃꯥꯏꯅ ꯂꯥꯛꯑ ꯁꯤꯡꯖꯒꯦ ꯄꯩꯁꯥꯁꯦ ꯑꯗꯨꯃꯥꯏꯅ ꯊꯥꯕꯤꯌꯣꯅ ꯂꯥꯛꯄꯅꯦꯕ ꯑꯗꯩꯗꯤ ꯑꯩꯈꯣꯏꯅ ꯃꯤꯗꯣ ꯑꯃꯨꯛ ꯀꯧꯔꯒ ꯍꯥꯏꯕꯗ ꯃꯤꯗꯨꯅ ꯆꯍꯤ ꯑꯃꯁꯦ ꯉꯥꯏꯌꯨ ꯆꯍꯤꯁꯤꯒꯤ ꯃꯅꯨꯡꯗ ꯁꯤꯡꯒꯦ ꯃꯥꯅ ꯅꯣꯡꯃꯒꯤ ꯍꯣꯇꯦꯜ ꯌꯥꯎꯔꯤꯁꯦ ꯂꯨꯄꯥ 150 ꯁꯥꯏ ꯆꯅꯤꯁꯨ ꯅꯨꯡꯇꯤꯒꯤ ꯊꯤꯒꯠꯂꯒꯦ ꯊꯥ ꯑꯃꯗ 3,000ꯅꯤ ꯆꯍꯤ ꯑꯃꯗ 39,000ꯅꯤ ꯑꯗꯨꯒ ꯆꯍꯤꯁꯤ ꯃꯅꯨꯡꯗꯁꯨ ꯑꯃꯨꯛ ꯄꯩꯁꯥꯁꯦ ꯂꯣꯏꯁꯟꯒꯦ ꯃꯣꯏ ꯃꯗꯣꯝꯆꯥ ꯑꯃꯒꯤ ꯍꯤꯡꯒꯣꯜ ꯌꯣꯟꯗꯣꯔꯤ ꯑꯗꯨꯗ ꯈꯔ ꯄꯥꯡꯕꯤꯒꯦ ꯈꯔ ꯁꯤꯡꯗꯣꯛꯄꯤꯒꯦ ꯍꯥꯏ ꯑꯗꯩ ꯃꯣꯏ ꯑꯥꯗ ꯃꯔꯨꯞ ꯌꯥꯎꯏ ꯊꯥ 2 ꯈꯛ ꯉꯥꯏꯔꯦ ꯂꯣꯏꯗꯧꯕ ꯑꯗꯨꯒꯤ ꯑꯗꯨꯃꯒ ꯑꯃꯨꯛ ꯌꯥꯎꯔꯒ ꯊꯥ 2 3 ꯉꯥꯏꯔꯒ ꯍꯧꯕꯗ ꯀꯛꯄꯗꯤ ꯌꯥꯔꯣꯏꯗꯕꯅꯤ나 ꯑꯗꯨ ꯇꯧꯔ ꯅꯣꯏ ꯄꯩꯁꯥꯁꯦ ꯆꯍꯤꯁꯤꯃꯒꯤ ꯃꯅꯨꯡꯗ ꯁꯤꯡꯗꯣꯛꯄ ꯂꯣꯏꯁꯜꯂꯒꯦꯅ ꯍꯥꯏꯕꯁꯤꯗ ꯍꯧꯖꯤꯛꯀꯤ ꯄꯩꯁꯥ ꯃꯄꯨꯁꯤꯅ ꯑꯃꯨꯛ ꯌꯥꯗ꯭ꯔꯦꯕ ꯑꯩꯈꯣꯏꯗꯤ ꯊꯥꯖꯗꯦ ꯉꯝꯃꯣꯏ ꯆꯍꯤ ꯑꯃ ꯉꯥꯏꯕꯗꯤ ꯑꯩꯈꯣꯏ ꯊꯣꯛꯄ ꯇꯧꯖꯔꯒꯦ ꯍꯥꯏꯔꯦꯕ ꯑꯗꯨꯃꯥꯏꯅ ꯍꯧꯖꯤꯛꯁꯦ ꯁꯦꯟꯒꯤꯁꯤ ꯌꯥꯝ ꯂꯥꯛꯑꯦ ꯁꯦꯟ ꯄꯨꯊꯕꯩ ꯆꯦꯜꯂꯛꯄ ꯖꯤ ꯂꯥꯛꯑꯦ ꯑꯗꯩ ꯃꯥꯁꯨ ꯍꯥꯏ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯇꯥꯡꯀꯛ ꯑꯃ ꯏꯄꯥꯝꯗ ꯋꯥꯅ ꯂꯣꯏꯔꯛꯈ꯭ꯔꯦ ꯌꯨꯝ ꯄꯥꯜꯂꯦ ꯃꯇꯝ ꯈꯛꯇꯅꯤ ꯏꯅꯦꯝ ꯏꯀꯨꯅ ꯊꯥꯛꯑꯒ ꯆꯍꯤ 1 ꯈꯛꯇꯤ ꯑꯋꯥꯕ ꯈꯪꯗꯅ ꯍꯤꯡꯉꯛꯏ ꯑꯗꯨꯝ ꯍꯦꯛ ꯇꯣꯉꯥꯟ ꯆꯥꯕꯗꯩꯗꯤ ꯋꯥꯔꯛꯑꯦ
ꯇꯥꯡꯀꯛ ꯑꯃꯒꯤ ꯄꯩꯁꯥ ꯄꯨꯊꯗꯅ ꯍꯦꯛꯇ ꯁꯅꯥꯔꯨꯄ ꯑꯣꯏꯔꯝꯗꯅ ꯑꯃꯗꯩ ꯑꯃꯨꯛ ꯂꯧꯏ ꯑꯃꯗꯩ ꯑꯃꯨꯛ ꯂꯧꯏ ꯇꯧꯔꯨꯕꯒꯤ ꯄꯩꯁꯥ ꯊꯧꯅꯕꯒꯤ ꯇꯥꯡꯀꯛ 2 ꯁꯨꯕ ꯑꯃꯨꯛ ꯂꯣꯏꯈ꯭ꯔꯦ ꯁꯤꯗ ꯑꯃꯨꯛ ꯇꯥꯡꯀꯛ 3 ꯁꯨꯕ ꯑꯃꯨꯛ ꯕꯔꯥꯗ ꯂꯩꯔꯁꯤꯅ ꯂꯥꯛꯑꯒ ꯑꯃꯨꯛ ꯄꯨꯊꯔꯦ ꯑꯩꯈꯣꯏ ꯉꯥꯎꯅꯔꯦ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯃꯊꯪꯅ ꯀꯔꯤꯅꯣ ꯊꯣꯛꯇꯣꯏꯁꯦ ꯑꯅ ꯃꯥꯁꯨ ꯃꯊꯥꯅ ꯉꯥꯎꯕꯀꯣ ꯑꯗꯨꯒ ꯅꯨꯡꯉꯥꯏꯇꯦ ꯃꯥꯒꯤꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯑꯃꯈꯛꯅ ꯑꯩꯈꯣꯏꯒꯤ ꯍꯣꯝꯗ ꯂꯥꯛꯄꯀꯣ ꯏꯅꯥꯎꯅꯨꯄꯤꯁꯨ ꯃꯥꯁꯨ ꯑꯉꯥꯡ ꯑꯃ ꯂꯩꯕ ꯃꯆꯥꯅꯨꯄꯤꯁꯦ ꯆꯍꯤ 3ꯅꯤꯀꯣ ꯑꯗꯣ ꯃꯣꯏꯁꯦ ꯅꯨꯡꯁꯤꯅꯔ ꯆꯦꯔ ꯂꯧꯅꯈꯤꯕꯖꯥꯠꯅꯤ ꯃꯥꯏ ꯅꯨꯄꯥꯁꯤꯒ ꯑꯗꯨꯒ ꯊꯥ ꯐꯥꯅꯒꯁꯦ ꯅꯨꯡꯁꯤꯅꯈꯤꯗꯕ ꯃꯕꯥꯅꯤꯁꯦ ꯐꯣꯟꯗꯒ ꯈꯪꯅꯕ ꯑꯗꯣ ꯑꯅꯤꯔꯛ ꯎꯅꯕꯗ ꯑꯗꯨꯝ ꯆꯦꯟꯕꯖꯥꯠꯅꯤꯀꯣ ꯆꯥꯎꯕ ꯆꯥꯎꯁꯤꯅ ꯆꯠꯂ ꯑꯗꯨꯝ ꯒꯥꯔꯤ ꯁꯣꯗ ꯅꯨꯄꯥꯗꯣ ꯃꯥꯡꯈ꯭ꯔꯦ ꯊꯤꯌꯦ ꯍꯦꯛꯇ ꯊꯤꯕꯗꯀꯣ ꯑꯗꯩ ꯑꯃꯨꯛ ꯂꯝꯕꯤꯗꯒ ꯆꯠꯂ ꯑꯃꯨꯛ ꯊꯤꯃꯤꯟꯅꯔꯦ ꯃꯕꯥꯅꯤꯁꯦ ꯇꯥꯕ꯭ꯔꯥ ꯀꯥꯏꯅꯒꯀꯣ ꯑꯗꯩ ꯑꯗꯨꯁꯨ ꯇꯥꯗ꯭ꯔꯕ ꯃꯕꯥꯅꯤ ꯉꯁꯥꯏ ꯒꯥꯔꯤꯁꯦ ꯍꯣꯇꯦꯜꯁꯦ ꯃꯃꯥꯡꯗ ꯈꯥꯝꯃꯝꯃꯒ ꯑꯩꯈꯣꯏꯒꯤ ꯑꯁ꯭ꯋꯥꯏ ꯈꯛꯇꯪ ꯆꯤꯛꯄ ꯆꯤꯡꯌꯥꯗ ꯉꯥꯏꯍꯥꯛ ꯆꯠꯂ ꯎꯅꯔꯨꯕꯖꯥꯠꯅꯤ ꯑꯗꯁꯨ ꯇꯥꯔꯝꯗ꯭ꯔꯣ ꯑꯩꯈꯣꯏ ꯊꯤꯔ ꯑꯗꯨꯒ ꯊꯦꯡꯀꯥꯟꯗ ꯂꯥꯁꯇ ꯐꯤꯈꯥꯎꯗ ꯌꯥꯎꯔꯝꯃꯦꯅ ꯄꯨꯊꯣꯔꯛꯑꯦ ꯑꯗꯣ ꯃꯥꯅ ꯆꯦꯟꯕ ꯌꯥꯅꯕ ꯀꯗꯔ ꯇꯧꯕꯅꯦ ꯍꯥꯏꯌꯦꯕ ꯅꯨꯄꯤꯁꯤꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯆꯦꯟꯈꯤꯕꯅꯦꯅ ꯍꯥꯏꯌꯦꯕꯀꯣ ꯅꯨꯄꯥꯁꯤꯅ ꯌꯥꯝ ꯄꯥꯝꯖꯅ ꯂꯧꯈꯤ ꯍꯥꯏꯌꯦ ꯃꯥꯁꯦꯀꯣ ꯑꯗꯩꯗꯤ ꯑꯗꯨꯝ ꯏꯊꯨ ꯊꯨꯅ ꯂꯨꯍꯣꯡꯈ꯭ꯔꯦ ꯍꯥꯏ ꯑꯗꯣ ꯃꯥꯁꯦ ꯌꯥꯝ ꯂꯨꯅꯁꯨ ꯅꯨꯡꯁꯤꯅ ꯇꯧꯕꯤꯔꯝꯃꯦ ꯍꯥꯏ ꯑꯗꯩ ꯅꯨꯄꯥꯁꯦ ꯚꯦꯟ ꯊꯧꯕꯖꯥꯠꯅꯤ ꯑꯗꯩ ꯃꯣꯏ ꯄꯨꯟꯅ ꯆꯥꯕ ꯑꯗꯩ ꯃꯅꯦꯝ ꯃꯀꯨꯅ ꯂꯣꯏ ꯍꯣꯠꯅꯕꯀꯣ ꯏꯃꯨꯡꯒꯤꯗꯤ ꯑꯗꯨꯒ ꯑꯇꯩ ꯃꯣꯏꯒꯤ ꯅꯥꯔꯛ ꯌꯦꯛꯂꯛꯄ ꯃꯆꯥꯒꯤ ꯀꯩꯒꯤ ꯗꯔꯀꯥꯔ ꯑꯗꯨꯒꯨꯝꯕꯁꯤꯅ ꯃꯣꯏꯅ ꯍꯣꯠꯅꯕꯖꯥꯠꯅꯤ ꯑꯗꯨꯒ ꯃꯥꯁꯤꯅ ꯐꯤꯔꯣꯟꯁꯨ ꯁꯥꯕ ꯑꯗꯨ ꯃꯥꯁꯦ ꯐꯧ ꯇꯧꯕ ꯃꯅꯦꯝ ꯃꯀꯨꯁꯦ ꯐꯧ ꯇꯛ ꯁꯥꯅꯩ ꯑꯗꯨꯁꯨ ꯑꯗꯨꯝ ꯌꯥꯎꯕ ꯃꯥꯁꯨꯀꯣ ꯑꯗꯩꯗꯤ ꯀꯩꯅꯣꯁꯦ ꯃꯥꯁꯦ ꯃꯆꯥ ꯌꯥꯎꯗ꯭ꯔꯤꯉꯩꯗ ꯑꯃꯨꯛꯇꯪꯁꯨ ꯃꯄꯥꯝ ꯆꯠꯈ꯭ꯔꯦ ꯍꯥꯏ ꯅꯨꯄꯥꯁꯤꯅ ꯅꯤꯁꯥ ꯆꯥꯕ ꯑꯗꯨꯒꯤꯗꯣ ꯃꯥ ꯊꯛꯈꯥꯏ ꯑꯃ ꯂꯩꯔꯨꯏ ꯍꯥꯏꯌꯦꯕ ꯑꯗꯩꯗꯤ ꯀꯩꯅꯣ ꯁꯦꯟꯇꯔꯗ ꯊꯥ ꯑꯃꯁꯨ ꯅꯨꯄꯥꯁꯦ ꯊꯝꯃꯨꯔꯦ ꯍꯥꯏꯌꯦꯕ ꯑꯗꯩ ꯅꯤꯁꯥꯁꯦ ꯑꯃꯨꯛ ꯇꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯅꯨꯄꯤꯁꯦ ꯑꯃꯨꯛ ꯍꯦꯛꯇ ꯍꯧꯖꯤꯛꯁꯤꯅ ꯑꯩꯈꯣꯏ ꯈꯜꯂꯛꯄꯅꯦ ꯑꯔꯩꯕꯤ ꯊꯥꯛꯇ ꯑꯗꯨ ꯃꯉꯣꯟꯗ ꯐꯨꯗꯕ ꯑꯗꯣ ꯄꯣꯠ ꯆꯩꯁꯦ ꯍꯦꯛꯇ ꯊꯨꯒꯥꯏꯕ ꯈꯣꯠꯀꯥꯏꯕ ꯂꯪꯒꯥꯏꯕ ꯈꯠꯅꯕ ꯂꯣꯏꯔꯕ ꯑꯗꯩ ꯅꯨꯄꯤꯁꯦ ꯃꯥꯅ ꯐꯥꯔꯤꯁꯦ ꯅꯨꯄꯤ ꯃꯈꯜ 3 ꯁꯨꯔꯛꯑꯕ ꯑꯗꯩꯗꯤ ꯃꯥꯒꯁꯨ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯔꯒ ꯅꯨꯄꯤꯗꯨꯅ ꯇꯣꯛꯅꯈꯤꯕꯁꯨ ꯌꯥꯎꯕ ꯑꯗꯩꯗꯤ ꯍꯧꯖꯤꯛꯁꯦ ꯄꯨꯔꯥ ꯏꯃꯨꯡꯁꯤꯗꯅꯦ ꯑꯗꯨꯝ ꯃꯕꯥꯅꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯅꯨꯄꯤ ꯀꯣꯏꯕꯩ ꯈꯣꯠꯄꯩ ꯉꯪꯅꯕ ꯄꯣꯠ ꯆꯩ ꯊꯨꯒꯥꯏꯅꯕ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯅꯔꯦꯕ ꯑꯗꯨꯅ ꯃꯥꯁꯦ ꯇꯧꯐꯝ ꯈꯪꯗꯗꯅ ꯃꯥꯁꯨ ꯂꯥꯛꯈꯤꯕꯅꯦꯕ ꯁꯨꯃꯥꯏꯅꯀꯣ ꯑꯗꯣ ꯃꯥꯏ ꯅꯨꯄꯥꯗꯨꯅꯕꯨꯗꯤ ꯂꯥꯛꯑꯒ ꯑꯗꯨꯝ ꯑꯩ ꯃꯇꯨꯡ ꯇꯧꯖꯔꯔꯣꯏ ꯈꯣꯠꯆꯔꯔꯣꯏꯅ ꯑꯗꯨꯝ ꯌꯥꯝ ꯐꯖꯅ ꯍꯥꯏꯌꯦꯕ ꯃꯥꯏ ꯅꯨꯄꯥꯁꯤꯅꯀꯣ ꯑꯗꯨꯃꯥꯏꯅ ꯃꯥꯁꯨ ꯁꯨꯃꯥꯏꯅ ꯃꯊꯥꯁꯤꯅ ꯑꯗꯨꯝ ꯉꯥꯎꯔꯛꯄ ꯀꯩꯒꯨꯝꯕ ꯍꯤꯔꯝ ꯑꯃꯃꯝꯗ ꯑꯗꯨꯒꯤ ꯃꯈꯟꯒꯤ ꯑꯗꯨꯝ ꯂꯥꯛꯑꯦꯕꯀꯣ ꯑꯗꯨꯒ ꯑꯃ ꯏꯅꯥꯎꯅꯨꯄꯤ ꯑꯃꯁꯦ ꯃꯥꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯧꯖꯤꯛ ꯊꯥ ꯁꯨꯖꯜꯂꯛꯑꯦ ꯃꯥꯁꯨꯀꯣ ꯑꯗꯣ ꯃꯥꯁꯦ ꯂꯩꯁꯥꯕꯤ ꯑꯣꯏꯅꯅꯦ ꯃꯥꯁꯦ ꯅꯨꯄꯥꯁꯦ ꯂꯩꯈꯤꯕꯅꯤ ꯅꯨꯄꯥꯁꯤꯅ ꯃꯆꯥ 2 ꯂꯩꯔꯦ ꯑꯗꯨꯒ ꯅꯨꯄꯥꯁꯦ ꯃꯥꯁꯦ ꯄꯨꯔꯥ ꯌꯨꯗ ꯑꯦꯗꯤꯛ ꯑꯣꯏꯔꯦ ꯅꯨꯄꯥꯗꯣ ꯑꯩꯈꯣꯏꯅꯁꯨ ꯑꯗꯨꯝ ꯌꯦꯡꯕꯗ ꯈꯪꯉꯦꯕ ꯑꯗꯣ ꯃꯥꯁꯦ ꯀꯩꯅꯣꯁꯦ ꯃꯥꯅ ꯅꯨꯄꯤ ꯊꯤꯕ ꯑꯣꯏꯔꯝꯕ ꯈꯣꯠꯂꯝꯕꯁꯦ ꯃꯥ ꯀꯩꯁꯨ ꯈꯟꯗ꯭ꯔꯦ ꯃꯥꯏ ꯅꯨꯄꯥꯗꯨ ꯃꯆꯥ 2 ꯌꯣꯛꯑꯒ ꯃꯥꯁꯨ ꯑꯗꯨꯝ ꯍꯣꯠꯅꯔ ꯑꯗꯨꯝ ꯂꯩꯖꯔꯦ ꯑꯗꯨꯒ ꯃꯣꯏꯁꯨ ꯌꯨꯝ ꯄꯥꯟꯕ ꯆꯍꯤ 2 ꯁꯨꯔꯦ ꯑꯗꯩꯗꯤ ꯃꯣꯏꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯀꯩꯅꯣꯁꯨ ꯃꯅꯦꯝꯕꯣꯛ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯣ ꯃꯀꯨꯕꯣꯛꯁꯤꯁꯨ ꯑꯗꯨꯝ ꯃꯅꯦꯝꯕꯣꯛ ꯂꯩꯈꯤꯗꯕꯗꯒꯤ ꯃꯥ ꯊꯣꯛꯄ ꯑꯃ ꯑꯗꯨꯝ ꯂꯩꯔꯦ ꯑꯗꯨꯅ ꯃꯥꯏ ꯅꯨꯄꯥ ꯐꯪꯉꯤ ꯅꯤꯁꯥ ꯆꯥꯈꯠꯂꯛꯄꯤ ꯑꯗꯩ ꯃꯥꯁꯦ ꯑꯃꯨꯛ ꯃꯤꯔꯣꯟꯕ ꯊꯥ ꯁꯨꯒꯠꯂꯛꯄ ꯑꯗꯨꯅ ꯏꯃꯨꯡꯁꯤꯒꯤ ꯆꯥꯅꯕ ꯊꯛꯅꯕꯒꯤ ꯊꯕꯛꯀꯤ ꯑꯗꯩ ꯃꯥꯏ ꯃꯆꯥ 2ꯗꯨꯒꯤ ꯅꯨꯄꯥꯗꯨꯒꯤ ꯃꯆꯥ 2 ꯂꯩꯔꯝꯕꯗꯨꯒꯤ ꯂꯣꯏꯅꯃꯛꯁꯦ ꯃꯥꯒꯤ ꯃꯀꯣꯛꯁꯤꯗ ꯗꯥꯏꯇꯁꯦ ꯑꯣꯏꯔꯛꯄ ꯑꯗꯩ ꯅꯨꯄꯥꯁꯤꯅꯅꯦ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯊꯛꯄꯁꯤꯅꯅꯦ ꯑꯩꯈꯣꯏꯒꯤ ꯌꯨꯁꯦ ꯏꯁꯤꯡꯁꯨ ꯀꯩꯝ ꯌꯥꯟꯗꯕꯤꯗꯅꯦ ꯒ꯭ꯂꯥꯁꯇꯒ ꯍꯩꯗ꯭ꯔꯦ ꯍꯥꯏ ꯕꯣꯇꯜ ꯂꯤꯛꯂꯤ ꯂꯩꯔꯒ ꯁꯨꯃꯥꯏꯅ ꯒꯔ ꯊꯥꯡꯒꯠꯂ ꯊꯛꯑꯦ ꯑꯗꯩ ꯑꯃꯨꯛ ꯑꯌꯨꯛꯁꯦ ꯊꯣꯛꯑꯒ ꯂꯧꯔꯛꯑꯅꯤ ꯊꯛꯑꯅꯤꯗꯅ ꯇꯨꯝꯈ꯭ꯔꯅꯦꯌꯦ ꯅꯨꯡꯊꯤꯟ ꯄꯨꯡ 1 ꯍꯧꯒꯠꯂꯅꯤꯗꯅ ꯑꯗꯨꯒ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯅꯦꯌꯦ ꯊꯛꯑ ꯅꯨꯡꯗꯥꯡ ꯑꯃꯨꯛ ꯍꯜꯂꯛꯄ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯕ ꯑꯗꯨꯒ ꯃꯉꯣꯟꯁꯤꯗꯅꯦ ꯑꯩꯈꯣꯏꯒꯤ ꯃꯔꯝꯁꯦ ꯆꯥꯗꯅꯅꯦ ꯈꯟꯅꯕꯁꯦ ꯍꯧꯔꯒ ꯅꯩꯕ ꯁꯤꯁꯦ ꯃꯉꯣꯟꯗ ꯊꯥ ꯁꯨꯖꯜꯂꯝꯅꯤꯅ ꯈꯥꯡꯕꯁꯦ ꯉꯝꯃꯛꯇꯕ ꯑꯗꯩꯗꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯆꯥꯅꯕ ꯊꯛꯅꯕꯗꯒꯤ ꯂꯣꯏꯅꯃꯛ ꯆꯦꯡꯗꯩ ꯆꯥꯛꯇꯩꯁꯨ ꯄꯨꯁꯜꯂꯦ ꯃꯥꯅ ꯑꯔꯩꯕ ꯃꯥꯒꯤ ꯐꯅꯦꯛ ꯐꯤꯔꯣꯜ ꯇꯥꯏꯗꯕ ꯌꯣꯟꯗꯅ ꯍꯣꯠꯅꯕ ꯑꯗꯨ ꯃꯥꯏ ꯅꯨꯄꯥꯁꯤꯅꯅꯦ ꯏꯟꯖꯥꯡ ꯍꯥꯎꯇꯦ ꯑꯗꯩ ꯆꯥꯅꯤꯡꯗꯕ ꯏꯟꯖꯥꯡꯅꯤ ꯊꯣꯡꯉꯤꯁꯤ ꯁꯨꯝ ꯍꯥꯏꯕ ꯑꯗꯩꯗꯤ ꯑꯍꯤꯡ ꯄꯨꯡ 12 ꯕꯥꯔꯣꯁꯤꯗ ꯃꯤ ꯂꯣꯏ ꯇꯨꯝꯅꯔꯀꯥꯟꯗ ꯑꯃꯨꯛ ꯊꯛꯑ ꯍꯜꯂꯛꯑꯅꯤꯗꯅꯀꯣ ꯑꯗꯨꯒ ꯑꯃꯨꯛ ꯈꯟꯅꯕꯁꯦ ꯑꯃꯨꯛꯁꯨ ꯍꯧꯕ ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯃꯌꯥꯝꯁꯤꯅ ꯃꯥꯁꯦ ꯈꯥꯡꯕꯁꯦ ꯉꯝꯃꯛꯇꯕ
ꯑꯗꯣ ꯃꯥꯁꯦ ꯂꯩꯁꯥꯔꯤꯉꯩꯗꯒꯤ ꯑꯣꯖꯥꯒ ꯑꯣꯏꯖꯔꯝꯃꯤꯕ ꯅꯨꯄꯤꯅꯦꯕ ꯃꯥꯁꯦ ꯌꯥꯝ ꯇꯨꯏꯁꯟ ꯇꯧꯗꯅ ꯈꯣꯠꯇꯅ ꯃꯥꯁꯦ ꯂꯩꯖꯔꯝꯃꯒ ꯃꯥꯅ ꯍꯧꯖꯤꯛ ꯍꯤꯡꯉꯨꯔꯤꯕ ꯄꯨꯟꯁꯤꯁꯦ ꯑꯩ ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯔꯤꯁꯤꯕꯣ ꯅꯨꯄꯤ ꯊꯤꯕ ꯅꯨꯄꯥꯗꯁꯨ ꯂꯩꯁꯥꯕꯤ ꯑꯩꯅ ꯂꯩꯕ ꯀꯠꯊꯣꯛꯁꯨ ꯂꯣꯏ ꯀꯠꯊꯣꯛꯄꯤꯔꯕ ꯏꯃꯨꯡꯁꯨ ꯑꯩ ꯂꯣꯏ ꯍꯣꯠꯅꯕ ꯃꯥꯏ ꯃꯆꯥꯅꯤꯁꯨ ꯏꯆꯥꯗꯧꯅ ꯌꯣꯛꯑꯕ ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯉꯣꯟꯗ ꯂꯣꯏꯅꯃꯛꯁꯨ ꯚꯥꯔꯁꯨ ꯇꯥꯕꯗꯩ ꯍꯜꯂꯛꯑꯒ ꯑꯃꯨꯛꯁꯨ ꯅꯩꯕ ꯈꯠꯅꯕ ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯔꯤꯁꯤꯕꯣꯅ ꯃꯥꯁꯤ ꯃꯀꯣꯛꯀꯁꯤ ꯉꯥꯎꯁꯜꯂꯛꯄꯗꯣ ꯃꯁꯥꯅꯒ ꯋꯥꯏ ꯁꯪꯖꯜꯂꯛꯇꯕꯒ ꯊꯥ ꯁꯨꯖꯜꯂꯛꯄꯒ ꯑꯗꯩ ꯅꯨꯄꯥꯅꯒ ꯉꯥꯡꯅ ꯁꯛꯅꯕ ꯌꯥꯔꯛꯇꯕꯒ ꯑꯗꯩ ꯃꯃꯥꯡꯗ ꯃꯥꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯁꯦ ꯑꯩꯈꯣꯏꯒꯤ ꯌꯨꯁꯦ ꯉꯥꯎꯔꯒꯅꯦ ꯃꯥꯁꯦ ꯍꯧꯗꯣꯔꯛꯄ ꯃꯥꯁꯦ ꯇꯥꯍꯧꯗ꯭ꯔꯕ ꯁꯦꯟꯗꯟꯅ ꯃꯃꯥꯏꯗ ꯀꯜꯂꯛꯑꯦ ꯍꯥꯏꯌꯦ ꯅꯨꯄꯥꯁꯤꯅ ꯌꯥꯝ ꯊꯤꯅ ꯃꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕꯀꯣ ꯍꯦꯛ ꯃꯥꯅ ꯀꯧꯕꯁꯦ ꯑꯃꯨꯛꯇꯪꯒ ꯀꯧꯕꯗ ꯇꯥꯍꯧꯗ꯭ꯔꯗꯤꯀꯣ ꯍꯦꯛꯇ ꯐꯨꯕ ꯑꯗꯨꯃꯥꯏꯅꯒ ꯃꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯌꯦꯕ ꯑꯗꯒꯤ ꯃꯥꯒꯤ ꯀꯩꯅꯣ ꯑꯩꯈꯣꯏ ꯃꯈꯧꯁꯤꯗ ꯃꯦꯠꯄ ꯁꯤꯒꯨꯝꯕ ꯌꯥꯝ ꯁꯥꯊꯤꯅ ꯃꯥꯁꯦ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏ ꯃꯥꯒꯤ ꯀꯩꯅꯣ ꯃꯌꯥꯝꯁꯦ ꯑꯗꯨꯅ ꯃꯥꯁꯨ ꯁꯤꯒꯤ ꯈꯥꯡꯕꯁꯦ ꯉꯝꯗꯕꯗꯒꯤ ꯂꯥꯛꯈꯤꯕꯅꯦꯕ ꯑꯁ ꯑꯗꯩꯗꯤ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯂꯥꯛꯑꯗꯤ ꯂꯥꯛꯑꯦꯅ ꯄꯥꯎꯁꯦ ꯄꯤꯗ ꯌꯥꯗꯕꯅꯤ나 ꯄꯤꯌꯦꯕ ꯄꯥꯎ ꯄꯤꯔꯨꯕꯗꯅ ꯍꯦꯛ ꯄꯥꯎꯁꯦ ꯄꯤꯕꯒꯗꯤ ꯑꯃꯨꯛꯇꯣꯏꯅ ꯅꯨꯄꯥꯁꯤꯡꯁꯤꯅ ꯐꯣꯟꯁꯦ ꯍꯧꯖꯤꯛ ꯂꯥꯛꯀꯦ ꯍꯥꯏꯅ ꯄꯨꯡ 9-10 ꯇꯥꯔꯦ ꯍꯧꯖꯤꯛꯇꯤ ꯁꯤꯗꯤ ꯅꯨꯄꯤ ꯑꯉꯥꯡ ꯃꯌꯥꯝ ꯂꯩꯕ ꯃꯐꯝꯅꯤ ꯍꯧꯖꯤꯛꯇꯤ ꯃꯤ ꯆꯪꯍꯟꯗꯦ ꯅꯨꯄꯥ ꯅꯍꯥ ꯍꯌꯦꯡ ꯑꯣꯐꯤꯁꯇ ꯂꯥꯛꯄꯤꯌꯨ ꯍꯥꯏꯕꯁꯦ ꯌꯥꯕ ꯅꯠꯇꯦ ꯍꯧꯖꯤꯛ ꯂꯥꯛꯀꯦꯅ ꯍꯦꯛꯇ ꯌꯨꯁꯤ나 ꯄꯨꯡꯒꯩ ꯊꯛꯑꯒ ꯉꯥꯎꯔꯒꯅꯤ ꯂꯩꯔꯝꯗꯣꯏ ꯐꯤꯕꯝꯁꯦ ꯇꯟꯈ꯭ꯔꯖꯥꯠꯅꯤ ꯍꯣꯝꯗ ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯂꯥꯛꯑꯦꯒ ꯄꯥꯎ ꯄꯤꯕꯒꯁꯦ ꯊꯣꯛꯅ ꯇꯟꯈ꯭ꯔꯦ ꯑꯩꯗꯤ ꯄꯤꯗ꯭ꯔꯦ ꯑꯉꯥꯡꯈꯩꯅ ꯄꯤꯍꯜꯂꯦ ꯑꯁ ꯑꯩ ꯇꯜꯂꯦ ꯍꯥꯏꯗꯅ ꯑꯗꯩ ꯍꯦꯛ ꯌꯥꯝ ꯐꯔꯦ ꯏꯆꯦ ꯑꯗ ꯂꯩꯕ ꯏꯆꯦ ꯑꯣꯏꯅ ꯑꯗ ꯊꯝꯕꯤꯔꯝꯗꯅ ꯑꯩ ꯅꯨꯄꯤ ꯑꯉꯥꯡꯗꯣ ꯏꯆꯦ ꯑꯩ ꯒꯥꯏꯅ ꯌꯥꯝ ꯐꯖꯅ ꯍꯥꯏꯔꯛꯄ ꯌꯥꯎꯋꯦ ꯑꯗꯩ ꯆꯥꯔꯒ ꯊꯣꯛ ꯃꯑꯣꯡ ꯇꯥꯗꯕ ꯄꯥꯎ ꯄꯤꯕꯁꯤꯗ ꯌꯥꯎꯈ꯭ꯔꯖꯥꯠꯅꯤꯀꯣ ꯌꯥꯝꯅ ꯅꯥꯇꯩ ꯆꯥꯗꯕ ꯑꯗꯩ ꯃꯥꯏ ꯅꯨꯄꯥꯗꯁꯨ ꯂꯥꯛꯄꯗ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯈꯪꯉꯦꯕ ꯃꯥ ꯑꯗꯨꯝ ꯅꯣꯔꯃꯦꯜ ꯑꯣꯏꯗ꯭ꯔꯦꯕ ꯅꯨꯄꯥꯁꯤ ꯌꯨ ꯐꯖꯅ ꯑꯗꯨꯝ ꯆꯥꯡ ꯅꯥꯏꯅ ꯌꯨ ꯊꯛꯑꯕ ꯌꯨꯗ ꯑꯦꯗꯤꯛ ꯑꯣꯏꯔꯕ ꯅꯨꯄꯥꯒꯤ ꯃꯥꯏꯊꯣꯡ ꯉꯥꯡꯊꯣꯔꯛꯄ ꯃꯁꯥꯒꯁꯦ ꯊꯛ ꯅꯤꯛꯑꯅꯤ ꯋꯥ ꯉꯥꯡꯕꯗ ꯆꯨꯝꯅ ꯐꯖꯅꯒ ꯉꯥꯡꯉꯝꯃꯔꯣꯏ ꯑꯗꯣ ꯀꯩꯁꯨꯗꯤ ꯑꯗꯨꯝ ꯒ꯭ꯌꯥꯟ ꯇꯥꯔꯔꯣꯏꯗꯕꯅꯦꯕꯀꯣ ꯑꯗꯣ ꯅꯨꯄꯤꯁꯤꯅꯅꯦ ꯃꯥꯒꯤ ꯃꯥꯡꯉꯤꯕ ꯄꯨꯟꯁꯤꯗꯣ ꯌꯦꯡꯉꯣꯕ ꯑꯣꯖꯥꯒ ꯑꯣꯏꯖꯔꯛꯇꯅ ꯇꯧꯖꯔꯝꯃꯤꯕꯗꯣ ꯌꯦꯡꯉꯣ ꯏꯃꯨꯡꯗꯨꯗ ꯆꯪꯉꯨꯔꯒ ꯌꯦꯡꯉꯣ ꯂꯣꯏꯅ ꯄꯣꯠꯂꯨꯝ ꯄꯨꯝꯅꯃꯛꯁꯨ ꯄꯨꯕ ꯌꯨ ꯉꯥꯎꯕ ꯌꯨꯔꯥꯏ ꯆꯨꯕ ꯅꯨꯄꯥꯁꯨ ꯑꯣꯏꯔꯝꯕ ꯑꯁ ꯊꯣꯛꯅ ꯇꯟꯈ꯭ꯔꯕ ꯖꯥꯠꯅꯤꯗ ꯑꯗꯣ ꯀꯔꯤ ꯏꯔꯥꯏꯕꯧꯅꯣꯅꯦꯅ ꯑꯗꯩ ꯃꯆꯥꯗꯨꯁꯨ ꯑꯃꯨꯛꯁꯨ ꯄꯣꯛꯁꯟꯗꯣꯔꯕ ꯉꯥꯎꯕ ꯖꯥꯠꯅꯤ ꯑꯗꯩ ꯅꯨꯄꯥꯗꯨꯗꯤ ꯀꯩꯁꯨ ꯑꯣꯏꯔꯔꯣꯏꯕ ꯑꯗꯨꯏ ꯅꯨꯄꯥꯗꯣ ꯄꯨꯔꯥ ꯑꯦꯗꯤꯛ ꯑꯣꯏꯔꯦꯕ ꯌꯨꯗ ꯌꯥꯗ꯭ꯔꯦꯕ ꯃꯤ ꯑꯃꯒꯤ ꯐꯤꯕꯝ ꯑꯣꯏꯗ꯭ꯔꯦꯕ ꯑꯗꯨꯅ ꯃꯥꯅ ꯊꯥꯒ ꯁꯨꯔꯛꯄꯗꯨꯗ ꯍꯦꯛꯇ ꯀꯔꯤꯅꯣ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯕꯣꯅ ꯃꯥꯅ ꯉꯥꯎꯕꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯑꯉꯥꯡꯗꯣ ꯄꯣꯛꯑꯒ ꯌꯦꯡꯉꯣ ꯑꯍꯤꯡ ꯇꯥꯏꯕꯝ ꯈꯪꯗꯅ ꯍꯜꯂꯛꯑꯒ ꯐꯨꯕꯤꯕ ꯈꯣꯠꯄꯤꯕꯗꯣ ꯊꯥꯒ ꯌꯥꯝꯁꯤꯜꯂꯛꯄꯒ ꯑꯗꯩ ꯑꯉꯥꯡ ꯑꯃꯨꯛ ꯆꯦꯜꯂ ꯏ ꯅꯧꯔꯤꯉꯩꯗ ꯀꯔꯤꯅꯣ ꯈꯥꯏꯅꯒꯦꯁꯨ ꯉꯝꯗꯕ ꯃꯄꯥꯝꯗ ꯂꯩꯕꯁꯨ ꯏꯀꯥꯏꯕ ꯄꯥꯟꯁꯨ ꯄꯥꯟꯁꯜꯂꯣꯒꯨꯝ ꯇꯧ ꯍꯟꯗꯣꯛꯀꯦꯁꯨ ꯌꯥꯗꯕ ꯑꯁ ꯄꯨꯔꯥ ꯉꯥꯎꯕ ꯅꯨꯄꯤꯁꯤꯡꯒꯤ ꯃꯔꯥꯏꯕꯛ ꯌꯥꯝ ꯂꯩꯀꯣ ꯑꯗꯨꯃꯥꯏꯅ ꯅꯨꯡꯉꯥꯏꯇꯦ ꯃꯥꯒꯤꯁꯨꯀꯣ ꯊꯥꯒ ꯁꯨꯖꯜꯂꯛꯄꯅꯤꯅ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯦꯜꯄꯔ ꯁꯤꯟꯈꯤꯕꯗ ꯑꯩꯈꯣꯏꯒꯤ ꯑꯃꯈꯛꯁꯨ ꯃꯥ ꯈꯥꯏꯅꯔ ꯂꯩ ꯃꯆꯥ 3 ꯑꯗꯨꯒ ꯃꯆꯥꯈꯩꯁꯤꯗꯤ ꯃꯥꯏ ꯅꯨꯄꯥꯗꯨꯒ ꯂꯣꯏ ꯂꯩꯈ꯭ꯔꯦ ꯃꯥꯏ ꯅꯨꯄꯥꯁꯦ ꯃꯥꯅ ꯌꯨꯝ ꯄꯥꯟꯕꯗ ꯑꯗꯨꯝ ꯉꯥꯎꯁꯟꯅꯔꯝꯃꯕ ꯖ꯭ꯋꯥꯁꯤꯗ ꯂꯥꯛ ꯊꯥꯗꯣꯛꯄ ꯑꯩꯈꯣꯏꯒꯤ ꯃꯣꯏꯁꯦ ꯃꯣꯔꯦꯗꯒ ꯆꯠꯂꯒ ꯑꯃꯨꯛꯁꯨ ꯚꯦꯟꯗꯔꯁꯨ ꯐꯝꯃꯨꯔꯦ ꯍꯥꯏ ꯑꯗ ꯌꯥꯝ ꯊꯤꯅ ꯃꯉꯣꯟꯗ ꯑꯣꯠꯅꯩꯕ ꯑꯗꯩ ꯃꯥꯁꯦ ꯑꯗꯨꯝ ꯈꯥꯡꯕ ꯉꯝꯗꯗꯅ ꯃꯄꯥꯝꯗ ꯂꯩꯈꯤꯕꯅꯦ ꯍꯥꯏ ꯑꯗ ꯃꯥꯗꯤ ꯃꯄꯥꯝꯁꯨ ꯌꯥꯝ ꯋꯥꯕ ꯑꯗ ꯃꯥꯗꯤ ꯅꯨꯄꯥꯗꯨꯅ ꯅꯩꯃꯟꯕꯒꯤ ꯅꯥꯔ ꯂꯥꯛꯄ ꯑꯗ ꯃꯥꯅ ꯃꯆꯥ 3ꯗꯣ ꯌꯣꯛꯄ ꯉꯝꯕꯒꯤ ꯄꯥꯡꯒꯜꯁꯦ ꯂꯩꯇꯕ ꯑꯗꯩ ꯅꯥꯕꯗꯩ ꯃꯣꯏꯗꯣ ꯃꯥꯏ ꯃꯄꯥꯝꯅ ꯆꯠꯂꯒ ꯂꯥꯏꯌꯦꯡꯉꯨ ꯌꯥꯗꯕꯗꯩ ꯃꯄꯥꯝꯅ ꯆꯠꯂꯒ ꯂꯥꯏꯌꯦꯡꯕꯖꯥꯠꯅꯤ ꯑꯗꯩ ꯅꯨꯄꯥꯅ ꯂꯧꯕ ꯁꯨꯡꯂꯥꯛ ꯂꯥꯛꯇꯕꯗꯩ ꯂꯩꯈꯤꯕꯖꯥꯠꯅꯤ ꯑꯗꯨꯅ ꯃꯥꯁꯨ ꯍꯧꯖꯤꯛꯇꯤ ꯃꯆꯥꯈꯩꯗꯨꯅ ꯑꯗꯨꯝ ꯏꯃꯥ ꯄꯩꯁꯥ ꯈꯤꯇ ꯄꯤꯔꯛꯑꯣ ꯄꯩꯁꯥ ꯈꯤꯇ ꯀꯥꯞꯄꯛꯑꯣ ꯀꯥꯏꯅ ꯍꯥꯏꯔꯛꯄꯖꯥꯠꯅꯤ ꯑꯗꯨꯒꯤꯗꯨꯝ ꯃꯥꯅ ꯑꯩ ꯍꯦꯜꯄꯔ ꯆꯠꯂꯒ ꯏꯆꯥꯈꯩꯒꯤꯗꯤ ꯍꯤꯡꯉꯒꯦꯅ ꯃꯥꯁꯨ ꯂꯥꯛꯄꯅꯦꯕ ꯃꯆꯥꯈꯩꯒꯤ ꯄꯩꯁꯥ ꯈꯔ ꯄꯤꯕ ꯉꯝꯅꯕꯅ ꯑꯗꯩ ꯏꯆꯦ ꯑꯃꯈꯛꯁꯨ ꯂꯥꯛꯏ ꯃꯥꯁꯤꯁꯨ ꯑꯍꯥꯟꯕ ꯃꯌꯨꯝ ꯄꯥꯜꯂꯨꯔꯕ ꯑꯗꯨꯒ ꯈꯥꯏꯅꯔ ꯂꯩꯕ ꯃꯆꯥꯅꯨꯄꯤ ꯆꯍꯤ 4ꯃꯨꯛ ꯁꯨꯕꯗ ꯃꯥꯏ ꯅꯨꯄꯥꯁꯦ ꯂꯩꯈꯤꯗꯕꯖꯥꯠꯅꯦꯕꯀꯣ ꯅꯥꯔ ꯂꯩꯈꯤꯗꯕꯅꯦ ꯍꯥꯏ ꯑꯗꯨꯒ ꯃꯥꯁꯦ ꯐꯤꯔꯣꯏ ꯂꯣꯏꯔꯒ ꯍꯜꯂꯛꯈꯤꯕꯅꯦ ꯍꯥꯏ ꯃꯥꯏ ꯅꯨꯄꯥꯁꯦ ꯒꯨꯍꯥꯇꯤ ꯒꯥꯔꯤ ꯊꯧꯔꯝꯃꯦ ꯍꯥꯏꯕ ꯒꯨꯍꯥꯇꯤ ꯆꯦꯟꯕ ꯑꯗꯨꯒ ꯃꯥꯁꯦ ꯐꯤꯔꯣꯏ ꯂꯣꯏꯔ ꯍꯜꯂꯛꯑꯒ ꯃꯌꯨꯝꯗ ꯂꯩꯕꯗ ꯑꯗꯨꯝ ꯃꯌꯥꯝꯅ ꯌꯨꯝ ꯄꯥꯜꯂꯣ ꯈꯣꯠꯂꯣ ꯅꯪ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯕ ꯌꯥꯔꯣꯏꯅ ꯍꯥꯏꯕꯗꯤ ꯅꯨꯄꯥꯁꯤꯁꯨ ꯅꯨꯄꯤ ꯈꯥꯏꯅꯈ꯭ꯔꯒ ꯃꯆꯥ ꯅꯨꯄꯥ ꯑꯃ ꯂꯩꯕ ꯑꯗꯨꯗꯤ ꯃꯥꯏ ꯃꯆꯥꯁꯨ ꯌꯣꯛꯃꯤꯟꯅꯔꯣ ꯅꯪ ꯅꯆꯥꯁꯨ ꯌꯣꯛꯃꯤꯟꯅꯔꯣ ꯅꯪ ꯅꯆꯥꯁꯨ ꯄꯨꯔ ꯂꯥꯛꯑꯣꯅ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯁꯥꯒꯩꯅ ꯂꯥꯛꯑ ꯍꯥꯏꯕꯗꯒꯤ ꯄꯥꯟꯃꯤꯟꯅꯈꯤꯕ ꯑꯗꯣ ꯃꯥꯏ ꯃꯆꯥꯁꯤꯁꯨ ꯃꯥꯏ ꯅꯨꯄꯥꯗꯨꯅꯁꯨ ꯌꯥꯝ ꯂꯨꯅ ꯇꯧꯋꯦ ꯍꯥꯏꯌꯦ ꯑꯗꯨꯒ ꯅꯨꯄꯥꯗꯨꯒꯤ ꯃꯆꯥꯗꯨꯅ ꯍꯜꯂꯦ ꯍꯥꯏ
ꯃꯥꯅꯁꯨ ꯍꯧꯖꯤꯛꯀꯤ ꯃꯥꯅ ꯄꯨꯔꯛꯏꯕ ꯃꯆꯥꯁꯤ ꯏꯆꯟꯅ ꯌꯥꯝ ꯂꯨꯅ ꯇꯧꯋꯦ ꯍꯥꯏ ꯃꯤꯅꯒ ꯈꯠꯅ ꯍꯧꯔꯛꯄ ꯈꯣꯠꯄ ꯃꯤꯅꯒ ꯋꯥ ꯑꯃ ꯉꯥꯡꯉꯛꯄ ꯌꯥꯗꯦ ꯍꯥꯏꯌꯦꯕ ꯑꯗꯨꯒ ꯃꯥꯏ ꯃꯆꯥꯁꯤꯗꯤ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯦ ꯃꯥꯏ ꯃꯆꯥ ꯅꯤꯉꯣꯟꯁꯦꯀꯣ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯨꯒꯤ ꯃꯆꯥꯗꯨꯗꯤ ꯄꯥꯟꯗ꯭ꯔꯤꯕ ꯑꯗꯣ ꯍꯟꯗꯛꯇꯤ ꯃꯥꯏ ꯅꯨꯄꯥꯁꯦ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦ ꯌꯨꯁꯦ ꯐꯖꯅ ꯊꯛꯑꯒꯅꯦ ꯃꯀꯣꯛꯁꯦ ꯂꯩꯈꯠꯂꯒ ꯐꯨꯕ ꯃꯔꯝ ꯁꯨꯡꯆꯥ ꯆꯥꯗꯅ ꯄꯦꯇꯤ ꯆꯠꯊꯣꯛ ꯀꯟꯕꯤ ꯀꯥꯎꯕꯤ ꯅꯦꯠꯄꯤ ꯐꯨꯕꯗꯅ ꯍꯦꯛꯇ ꯃꯥꯁꯦ ꯂꯣꯏꯔꯕ ꯆꯦꯟꯕ ꯑꯗꯩꯗꯤ ꯃꯤꯁꯦ ꯆꯪꯅꯔꯛꯇ꯭ꯔꯕ ꯁꯥꯒꯩꯁꯦ ꯌꯨꯝꯁꯦ ꯀꯨꯡꯅ ꯇꯥꯔꯤꯁꯦ ꯆꯪꯅꯔꯛꯇ꯭ꯔꯦꯕ ꯃꯥꯏ ꯇꯨꯝꯅꯈ꯭ꯔꯦ ꯅꯨꯡꯇꯤꯒꯤ ꯈꯠꯅꯔꯝꯃꯤꯅ ꯑꯗꯨꯅ ꯃꯥꯁꯦ ꯂꯩꯕ ꯀꯤꯔꯦꯕ ꯑꯗꯩ ꯃꯆꯥꯅꯨꯄꯥꯁꯤꯁꯨ ꯈꯥꯝꯗꯣꯛꯄ ꯆꯪꯉꯛꯇ꯭ꯔꯕ ꯑꯗꯨꯗꯤ ꯃꯥꯅ ꯁꯤꯔꯒꯗꯤ ꯏꯊꯟꯗ ꯃꯥꯡꯖꯗꯣꯏꯕꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯅꯪꯅ ꯑꯩꯁꯦ ꯋꯥꯃꯤꯟꯅꯁꯦ ꯍꯣꯠꯅꯃꯤꯟꯅꯁꯦꯅ ꯂꯥꯛꯑꯦ ꯑꯗꯨꯒ ꯅꯩꯔꯕꯅꯤꯅ ꯑꯩꯗꯤ ꯂꯩꯕ ꯉꯝꯃꯔꯣꯏꯅ ꯃꯥꯁꯨ ꯃꯄꯥꯝꯗ ꯂꯥꯛꯈꯤꯕꯅꯦ ꯍꯥꯏ ꯑꯗꯩ ꯀꯧꯕ ꯁꯨꯡꯂꯥꯛ ꯂꯥꯛꯈꯤꯗ꯭ꯔꯦ ꯍꯥꯏꯌꯦꯕ ꯑꯗꯣ ꯑꯗꯨꯝ ꯃꯥꯁꯨ ꯍꯦꯜꯄꯔ ꯆꯠꯆꯔ ꯃꯆꯥꯅꯨꯄꯤ ꯑꯃ ꯃꯌꯨꯝ ꯄꯥꯜꯂꯤꯕꯁꯦ ꯁꯤꯒꯤ ꯑꯗꯨꯝ ꯇꯥꯟꯖꯟꯕꯤꯒꯦ ꯑꯗꯩ ꯑꯩꯅ ꯅꯥꯔꯦ ꯌꯦꯛꯂꯦ ꯄꯩꯁꯥ ꯈꯤꯇꯪ ꯇꯨꯡꯁꯤꯟꯖꯒꯦꯅ ꯃꯥꯁꯨ ꯍꯦꯜꯄꯔ ꯆꯠꯀꯦꯅ ꯂꯥꯛꯄꯗꯒꯤ ꯑꯩꯈꯣꯏꯅ ꯑꯗꯨꯃꯥꯏꯅ ꯁꯤꯟꯈꯤꯕꯀꯣ ꯑꯗꯨꯒ ꯑꯃꯈꯛꯁꯨ ꯃꯆꯥ ꯑꯄꯤꯛꯄ ꯑꯃ ꯄꯨꯔ ꯂꯥꯛꯑꯦ ꯊꯥ 3-4ꯒꯤ ꯑꯉꯥꯡ ꯃꯥꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯆꯥꯗꯤ 3ꯅꯦ ꯍꯥꯏ ꯑꯩꯈꯣꯏꯒꯤ ꯃꯥꯅ ꯀꯩꯅꯣ ꯃꯥꯏ ꯅꯨꯄꯥꯗꯨꯅꯁꯨ ꯍꯣꯠꯅꯕ ꯀꯣꯟꯅꯗꯕ ꯑꯗꯣ ꯃꯥꯁꯦ ꯕꯦꯀꯔꯤ ꯆꯠꯂꯝꯃꯦ ꯍꯥꯏꯌꯦꯕ ꯑꯆꯥꯄꯣꯠ ꯁꯥꯕ ꯈꯣꯠꯄ ꯑꯗꯨꯒ ꯑꯆꯥꯄꯣꯠ ꯁꯥꯕ ꯈꯣꯠꯄ ꯆꯠꯂ ꯃꯥꯁꯤꯅ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡꯒ ꯂꯣꯏꯔꯝꯕ ꯆꯠꯄ ꯅꯣꯡꯃ ꯂꯨꯄꯥ 500-400ꯁꯨ ꯐꯪꯉꯛꯄ 1,000ꯁꯨ ꯐꯪꯉꯛꯄ ꯁꯤꯖꯟ ꯃꯇꯝꯗꯒꯗꯤ ꯄꯨꯡ 9-10ꯗꯒ ꯑꯆꯥꯄꯣꯠ ꯍꯩꯖꯤꯡꯄꯣꯠꯀꯤ ꯀꯩꯒꯤ ꯑꯣꯔꯗꯔꯒ ꯃꯌꯥꯝ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯄꯨꯡ 9-10ꯗꯒ ꯑꯆꯥꯄꯣꯠ ꯁꯦꯝꯕ ꯁꯥꯕ ꯍꯥꯟꯕꯁꯤ ꯂꯣꯏꯗꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯄꯩꯁꯥ ꯊꯣꯛꯏꯉꯩꯗꯗꯤ ꯃꯥꯁꯦ ꯌꯥꯝ ꯑꯗꯨꯝ ꯃꯥꯅ ꯊꯣꯛꯆꯔꯒ ꯏꯃꯨꯡ ꯃꯅꯨꯡꯁꯦ ꯄꯨꯔꯒ ꯑꯗꯨꯝ ꯂꯩꯖꯔꯝꯕ ꯃꯥꯏ ꯅꯨꯄꯥꯁꯤꯁꯨ ꯊꯕꯛꯁꯨ ꯆꯠꯄ ꯑꯗꯨꯒ ꯑꯉꯥꯡ ꯑꯄꯤꯛꯄ ꯑꯃ ꯆꯦꯟꯕ ꯊꯥ 3ꯃꯨꯛ ꯑꯣꯏꯒꯅꯤ ꯃꯥꯅ ꯄꯨꯔꯛꯏꯗꯣ ꯑꯗꯨ ꯆꯦꯟꯕꯗꯩꯗꯤ ꯃꯥꯁꯦ ꯀꯩꯝ ꯉꯝꯗ꯭ꯔꯦꯕ ꯑꯉꯥꯡꯗꯣ ꯃꯤꯔꯣꯟꯈꯤꯕꯗꯩꯗꯤ ꯄꯩꯁా ꯊꯣꯛꯇ꯭ꯔꯦ ꯅꯨꯄꯥꯁꯤꯅ ꯈꯔ ꯄꯣꯔꯛꯄꯁꯤꯅ ꯃꯆꯥ 3ꯅꯦ ꯃꯣꯏꯁꯦ 2 ꯑꯃ ꯂꯥꯏꯔꯤꯛ ꯇꯝꯃꯦ ꯑꯗꯨꯒꯤ ꯍꯣꯠꯅꯕ ꯈꯣꯠꯄ ꯏꯃꯨꯡ ꯃꯅꯨꯡꯁꯦ ꯀꯣꯟꯅꯅꯔꯛꯇꯕ ꯉꯪꯅꯕ ꯑꯗꯨꯒ ꯃꯥꯅ ꯅꯣꯡꯃꯈꯛ ꯃꯄꯥꯝꯁꯦ ꯃꯥꯗꯤ ꯏꯆꯠꯁꯨ ꯆꯠꯇꯦꯕ ꯑꯗ ꯃꯥꯅ ꯅꯣꯡꯃꯈꯛ ꯃꯄꯥꯝ ꯆꯠꯀꯦꯅ ꯃꯥꯏ ꯅꯨꯄꯥꯁꯤꯗ ꯍꯥꯏꯔꯨꯕꯗ ꯑꯩꯈꯣꯏꯒꯤ ꯂꯥꯞꯄ ꯃꯥꯏ ꯅꯨꯄꯥꯁꯤꯅ ꯆꯠꯍꯟꯅꯤꯡꯗꯕ ꯑꯗꯣ ꯆꯠꯍꯟꯅꯤꯡꯗꯕ ꯑꯗꯨꯒ ꯄꯩꯁꯥꯗꯤ ꯄꯤꯔꯝꯕ ꯑꯗꯨꯒꯤ ꯉꯪꯅꯕꯗꯒꯤ ꯃꯥꯁꯦ ꯀꯩꯅꯣ ꯇꯧꯕꯗꯒꯤ ꯁꯥꯎꯅꯕꯗꯒꯤ ꯈꯠꯅꯕꯗꯒꯤ ꯃꯥꯁꯦ ꯍꯦꯛꯇ ꯏꯁꯦ ꯀꯥꯔꯛꯇꯅ ꯃꯥꯁꯦ ꯍꯦꯛꯇ ꯂꯥꯛꯄꯅꯦꯕ ꯃꯆꯥꯁꯦ ꯄꯣꯔꯒ ꯑꯩꯅ ꯄꯩꯁꯥ ꯈꯔ ꯊꯣꯛꯆꯔꯤꯉꯩꯗꯗꯤ ꯃꯅꯥꯝꯅꯤ ꯅꯥꯏꯗꯦ ꯑꯩꯅ ꯄꯩꯁꯥ ꯊꯣꯛꯂꯛꯇꯕ ꯃꯣꯏꯗꯩ ꯈꯔ ꯅꯤꯕ ꯑꯗꯣ ꯁꯨꯛ ꯀꯨꯏꯅ ꯏꯄꯥꯝ ꯆꯠꯇ꯭ꯔꯦ ꯑꯗꯣ ꯏꯆꯥ 2ꯁꯤꯁꯨ ꯆꯠꯅꯤꯡꯉꯦ ꯍꯥꯏꯔꯦ ꯏꯆꯥ ꯑꯗꯣ ꯑꯄꯤꯛꯄ ꯏꯆꯥꯁꯤꯒ ꯑꯩꯈꯣꯏ 4 ꯄꯨꯟꯅ ꯏꯄꯥꯝꯗ ꯅꯣꯡꯈꯛ ꯆꯠꯂꯨꯒꯦ ꯍꯥꯏꯕꯒꯤꯕꯨ ꯋꯥ ꯑꯣꯏꯅ ꯊꯑꯣꯏꯅ ꯉꯥꯡꯅꯕ ꯈꯠꯅꯕ ꯆꯠꯍꯟꯅꯤꯡꯗꯕ ꯑꯗꯨꯛ ꯊꯤꯅꯅ ꯃꯥꯁꯨ ꯁꯥꯎꯅꯤꯡꯃꯟꯗꯅ ꯍꯦꯛ ꯍꯧꯒꯠꯂ ꯂꯥꯛꯄꯤꯗꯨꯅꯤ ꯑꯉꯥꯡꯗꯣ ꯄꯨꯔꯒ ꯑꯗꯨꯃꯥꯏꯅ ꯃꯈꯟꯅꯤ ꯂꯥꯛꯅꯔꯤꯕ ꯃꯌꯥꯝꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯌꯥꯝ ꯂꯦꯞꯄ ꯅꯥꯏꯗꯅ ꯊꯣꯛꯏ ꯁꯨꯡꯂꯦꯞ ꯍꯦꯛ ꯂꯦꯞꯇꯅ ꯑꯗꯒꯤ ꯍꯧꯖꯤꯛꯀꯤ ꯑꯗꯨꯝ ꯀ꯭ꯔꯥꯏꯝ ꯈꯨꯗꯛꯀꯤ ꯊꯣꯛꯄ ꯀꯤꯁꯨ ꯑꯗꯨꯝ ꯌꯥꯝ ꯇꯥꯟꯅꯔꯛꯑꯦꯀꯣ ꯌꯥꯝ ꯁꯥꯊꯤꯅ ꯇꯥꯟꯅꯔꯛꯑꯦ ꯑꯩꯈꯣꯏꯒꯤ ꯏꯆꯦ 2ꯈꯛꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯆꯥꯅꯨꯄꯤꯗꯣ ꯒꯤꯅ ꯃꯆꯥꯅꯨꯄꯤꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯐꯖꯗꯕ ꯚꯤꯗꯤꯑꯣ ꯑꯃ ꯚꯥꯏꯔꯦꯜ ꯆꯠꯂꯛꯑꯦ ꯑꯗꯨꯗꯣ ꯑꯩꯈꯣꯏ ꯃꯥꯅ ꯃꯁꯥꯅ ꯅꯝꯕ ꯑꯗꯨꯒ ꯅꯨꯄꯥꯁꯦ ꯅꯨꯡꯁꯤꯅꯕ ꯐꯣꯟꯗ ꯈꯪꯅꯔꯒ ꯃꯁꯛ ꯁꯨꯡꯎꯟ ꯎꯅꯗ꯭ꯔꯤꯕ ꯀꯅꯥꯅꯣ ꯀꯥꯏꯗꯩꯅꯣ ꯀꯔꯤꯝ ꯈꯪꯗꯕ ꯑꯗꯨꯗ ꯚꯤꯗꯤꯑꯣꯁꯦ ꯃꯥꯅ ꯊꯥꯔꯨꯕꯖꯥꯠꯅꯦꯕ ꯑꯗꯩ ꯅꯨꯄꯥꯗꯨꯅ ꯂꯣꯏ ꯆꯥꯏꯊꯣꯔꯛꯄ ꯑꯗꯨꯒ ꯅꯨꯄꯥꯁꯤ ꯃꯥꯒꯤ ꯑꯦꯀꯥꯎꯟ ꯀꯩꯀꯩꯁꯨ ꯂꯣꯏ ꯀꯛꯊꯠꯈ꯭ꯔꯦꯕ ꯃꯣꯏꯅ ꯍꯧꯖꯤꯛ ꯊꯤꯒꯠꯄꯗ ꯈꯪꯗ꯭ꯔꯦ ꯂꯣꯏ ꯀꯛꯊꯠꯈ꯭ꯔꯦ ꯑꯗꯣ ꯅꯨꯄꯥꯁꯨ ꯈꯪꯍꯧꯗ꯭ꯔꯕꯅꯤꯅ ꯑꯗꯨ ꯚꯤꯗꯤꯑꯣꯗꯤ ꯑꯃꯗ ꯋꯥꯆꯞꯇ ꯃꯊꯪ ꯊꯥꯅꯔꯒ ꯂꯣꯏꯅ ꯃꯣꯏ ꯂꯩꯀꯥꯏꯁꯤꯗ ꯌꯥꯎꯅꯔꯕ ꯑꯗꯨꯒꯤ ꯃꯣꯏꯁꯦ ꯃꯊꯥꯁꯦ ꯌꯥꯝ ꯁꯥꯗꯅ ꯁꯥꯏꯕꯔ ꯀ꯭ꯔꯥꯏꯝꯗꯁꯨ ꯃꯣꯏ ꯆꯠꯄꯖꯥꯠꯅꯤ ꯃꯊꯥꯁꯦ ꯌꯥꯝ ꯁꯥꯗꯅ ꯇꯥꯟꯅꯔꯛꯑꯦꯕꯀꯣ ꯃꯆꯥꯅꯨꯄꯤꯗꯤ ꯌꯥꯝ ꯑꯉꯥꯡꯅꯦꯕ ꯑꯗꯨꯅ ꯁꯤꯁꯦ ꯌꯦꯡꯉꯣ ꯂꯨꯗ꯭ꯔꯦ ꯌꯦꯡꯉꯣ ꯃꯆꯥꯅꯨꯄꯤ ꯑꯉꯥꯡꯗꯨꯅ ꯃꯤꯉꯣꯟꯗ ꯚꯤꯗꯤꯑꯣ ꯑꯃ ꯊꯥꯔꯨꯔꯦ ꯑꯗꯩ ꯚꯥꯏꯔꯦꯜꯗꯨ ꯆꯠꯈꯠꯂꯛꯑꯦ ꯁꯤꯗꯤ ꯃꯊꯪ ꯃꯅꯨꯡꯗ ꯂꯣꯏ ꯉꯥꯡꯅꯔꯦ ꯃꯥꯒꯤ ꯃꯈꯨꯔꯥ ꯃꯇꯣꯟꯒ ꯀꯩꯗ ꯅꯣꯏ ꯑꯉꯥꯡꯗꯣ ꯚꯥꯏꯔꯦꯜ ꯆꯠꯂꯦꯅꯦ ꯅꯣꯏ ꯈꯪꯗ꯭ꯔꯤꯕ ꯚꯤꯗꯤꯑꯣꯗꯣ ꯊꯥꯖꯟꯅꯔꯦ ꯂꯩꯀꯥꯏꯗꯨꯗ ꯃꯣꯏꯁꯨ ꯃꯥꯏ ꯊꯝꯐꯝ ꯈꯪꯗ꯭ꯔꯦ ꯀꯌꯥ ꯃꯊꯥ ꯁꯥꯏꯅꯣꯕ ꯑꯗꯣ ꯀꯅꯥꯅꯣ ꯀꯩꯅꯣꯁꯨ ꯈꯪꯗꯕ ꯁꯨꯡꯎꯟꯁꯨ ꯎꯅꯗ꯭ꯔꯤꯕ ꯐꯣꯟꯗ ꯈꯪꯅꯕ ꯅꯨꯄꯥꯗꯨꯗ ꯊꯥꯔꯨꯔꯤꯁꯦ ꯌꯦꯡꯉꯣꯕ ꯑꯗꯣ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯌꯥꯝ ꯁꯤꯡꯕ ꯃꯇꯝꯅꯤ ꯑꯗꯨ ꯄꯦꯔꯦꯟꯁꯁꯤꯡꯅꯁꯨ ꯁꯤꯁꯦ ꯃꯃꯥꯁꯤꯡꯅ ꯃꯆꯥꯅꯨꯄꯤꯗ ꯁꯨꯝꯕ ꯃꯤꯉꯣꯟꯗ ꯚꯤꯗꯤꯑꯣ ꯀꯣꯂꯤꯡ ꯋꯥꯔꯤ ꯁꯥꯟꯅꯒꯅꯨ ꯃꯤꯉꯣꯟꯗ ꯚꯤꯗꯤꯑꯣ ꯊꯥꯒꯅꯨ ꯍꯛꯆꯥꯡ ꯎꯠꯊꯣꯛꯄ ꯑꯗꯨꯝꯕ ꯚꯤꯗꯤꯑꯣ ꯊꯥꯒꯅꯨꯅ ꯌꯥꯝ ꯐꯖꯅ ꯇꯥꯛꯄꯤꯍꯧꯀꯣ ꯁꯤ ꯚꯥꯏꯔꯦꯜ ꯆꯠꯂꯀꯥꯟꯗ ꯌꯥꯝ ꯃꯊꯥ ꯁꯥꯅꯔꯦꯕ ꯑꯗꯩ ꯑꯃꯈꯛꯁꯨ ꯃꯥꯏ ꯃꯆꯥꯅꯨꯄꯤꯁꯦ ꯃꯣꯏꯒꯤꯅ ꯑꯃꯨꯛ
ꯇꯦꯂꯦꯒ꯭ꯔꯥꯝꯗ ꯍꯥꯞꯀꯠꯂꯛꯄꯅꯦ ꯍꯥꯏꯌꯦꯕ ꯚꯤꯗꯤꯑꯣ ꯀꯣꯂꯤꯡ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯑꯗꯨꯝꯕ ꯈꯔ ꯃꯥꯅ ꯎꯠꯂꯨꯕꯁꯦ ꯁꯤꯁꯦ ꯇꯪ ꯆꯥꯏꯊꯣꯛꯅꯔꯛꯄꯅꯦꯕ ꯑꯗꯨꯒ ꯁꯤꯁꯨ ꯃꯥꯁꯨ ꯅꯨꯄꯥꯁꯦ ꯐꯣꯟꯗ ꯀꯣꯏꯅꯕ ꯎꯅꯗꯤ ꯎꯅꯍꯧꯕ ꯑꯗꯨꯒ ꯅꯨꯄꯥꯁꯤꯒꯤ ꯃꯁꯛ ꯀꯩ ꯂꯩꯐꯝ ꯃꯃꯤꯡ ꯃꯊꯥ ꯆꯞ ꯆꯥꯅ ꯈꯪꯗꯕ ꯃꯥꯅ ꯊꯥꯔꯨꯕꯁꯨ ꯆꯍꯤ 2ꯒꯤ ꯃꯃꯥꯡꯗ ꯑꯣꯏꯈꯤꯕ ꯍꯧꯖꯤꯛꯇꯤ ꯇꯣꯛꯅꯈ꯭ꯔꯕ ꯑꯗꯣ ꯍꯧꯖꯤꯛꯅ ꯂꯣꯏꯅ ꯇꯦꯂꯦꯒ꯭ꯔꯥꯝꯗ ꯍꯥꯞꯀꯠꯂꯛꯑꯦꯅ ꯑꯩꯈꯣꯏꯒꯤ ꯏꯁꯀ꯭ꯔꯤꯟ ꯁꯣꯠ ꯂꯧꯍꯧꯕꯗꯩ ꯃꯊꯪ ꯊꯥꯅꯔꯛꯑꯕ ꯑꯗꯨꯅ ꯁꯤꯁꯨ ꯃꯣꯏꯁꯨ ꯌꯥꯝ ꯃꯊꯥ ꯁꯥꯟꯅꯔꯤꯕꯀꯣ ꯁꯥꯟꯅꯈ꯭ꯔꯖꯥꯠꯅꯤ ꯃꯊꯥꯁꯦ ꯁꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯀꯣ ꯑꯗꯣ ꯅꯨꯄꯤ ꯃꯆꯥꯁꯤꯡꯅ ꯃꯥꯅ ꯏꯁꯥꯒꯤ ꯀꯩꯅꯣꯁꯦ ꯚꯤꯗꯤꯑꯣ ꯀꯣꯂꯤꯡꯗ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯗꯒꯤꯗꯤ ꯚꯤꯗꯤꯑꯣ ꯏꯁꯥꯒꯤ ꯑꯣꯏꯕ ꯅꯝꯃꯒ ꯊꯥꯕ ꯑꯗꯩ ꯐꯣꯇꯣ ꯅꯥꯇꯩ ꯆꯥꯗꯕ ꯐꯤ ꯊꯣꯡꯗꯕ ꯊꯥꯕ ꯁꯨꯝꯕꯁꯤ ꯁꯨꯛꯊꯥ ꯊꯥꯗꯕꯅ ꯐꯩꯌꯦꯕꯀꯣ ꯑꯗꯩ ꯑꯃꯨꯛ ꯑꯃꯈꯛꯅ ꯁꯤꯁꯨ ꯁꯨꯛꯈꯪ ꯈꯪꯅꯗ꯭ꯔꯤꯕ ꯐꯣꯟꯗ ꯈꯛ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥꯅꯦ ꯍꯥꯏꯌꯦꯕ ꯃꯁꯛꯁꯤ ꯁꯨꯡꯎꯟ ꯎꯅꯗ꯭ꯔꯤꯕ ꯐꯣꯟꯗꯗꯤ ꯌꯥꯝ ꯐꯖꯅ ꯅꯨꯡꯁꯤꯅꯔꯕ ꯁꯨꯡꯊꯥ ꯊꯥꯅꯗ꯭ꯔꯕ ꯐꯣꯟꯗꯗꯤ ꯑꯗꯣ ꯃꯥꯏ ꯊꯤꯀꯥ ꯑꯃꯈꯛ ꯇꯧꯋꯦ ꯑꯗꯨꯒꯤ ꯆꯤꯜꯂꯦ ꯈꯣꯠꯂꯦ ꯅꯪ ꯕꯤꯜ ꯀꯥꯏꯗꯣꯔꯦ ꯑꯗꯨꯒꯤ ꯉꯁꯤ ꯁꯥꯏꯟ ꯇꯧꯅꯒꯗꯕꯅꯤ ꯑꯗꯨꯒ ꯍꯌꯦꯡ ꯄꯤꯔꯛꯑꯒꯦ ꯅꯪ ꯃꯇꯦꯡ ꯈꯛꯇꯗꯤ ꯄꯥꯡꯉꯨ ꯑꯩꯅ ꯄꯨꯟꯁꯤꯒꯤ ꯀꯥꯎꯔꯣꯏ ꯅꯨꯄꯤꯗꯨꯅ ꯑꯗꯨꯗꯤ ꯑꯩꯗꯤ ꯄꯩꯁꯥ ꯑꯣꯏꯅꯗꯤ ꯂꯩꯇꯦꯅꯦ ꯑꯩ ꯂꯤꯛꯇꯤ ꯁꯤꯔꯦ ꯑꯗꯨ ꯄꯤꯔꯛꯑꯣ ꯍꯌꯦꯡ ꯍꯦꯛꯇ ꯍꯟꯕꯤꯔꯛꯑꯒꯦ ꯈꯣꯠꯂꯛꯑꯒꯦ ꯑꯗꯨꯗꯣ ꯑꯩꯈꯣꯏ ꯑꯉꯥꯡ ꯑꯃ ꯊꯥꯔꯛꯀꯦ ꯑꯗꯨꯒꯅ ꯊꯣꯛꯑ ꯄꯤꯔ ꯂꯧꯅꯔꯕ ꯊꯤꯀꯥꯒꯤ ꯆꯤꯜꯂꯦꯅ ꯎꯅꯁꯦ ꯍꯥꯏꯕ ꯎꯅꯕꯁꯦ ꯈꯔ ꯂꯩ ꯎꯅꯁꯤꯅ ꯑꯗꯨꯝ ꯍꯥꯏꯔꯒ ꯑꯗꯨꯒꯗꯤ ꯂꯤꯛꯇꯣ ꯍꯦꯛ ꯄꯤꯈꯤꯕꯒꯗꯤ ꯐꯣꯟ ꯅꯨꯡꯁꯦ ꯂꯣꯏꯅ ꯕ꯭ꯂꯣꯛ ꯊꯝꯖꯤꯟꯈ꯭ꯔꯕ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯍꯧꯖꯤꯛꯁꯦ ꯅꯨꯄꯥꯁꯦ ꯀꯗꯥꯏꯗꯩꯅꯣꯁꯨ ꯆꯞ ꯆꯥꯕꯤꯁꯨ ꯈꯪꯍꯧꯗ꯭ꯔꯕ ꯅꯨꯄꯤꯁꯦ ꯑꯃꯨꯛ ꯂꯤꯛ ꯁꯅꯥꯅ ꯁꯟꯗ ꯌꯥꯝ ꯄꯤꯔ ꯃꯇꯝꯁꯤꯗ ꯂꯤꯛ ꯁꯟ 3ꯅꯦꯌꯦ ꯑꯗꯨꯅ ꯃꯔꯝ ꯆꯥꯗꯕꯗ ꯅꯨꯄꯤꯁꯤꯡꯒꯤ ꯌꯥꯝ ꯄꯪꯕꯁꯦ ꯁꯤꯅ ꯅꯨꯄꯥꯁꯤꯡꯅ ꯌꯥꯝ ꯈꯨꯗꯣꯡꯆꯥꯕ ꯂꯧꯋꯦꯕꯀꯣ ꯑꯗꯣ ꯅꯨꯄꯤꯁꯤꯡꯅ ꯌꯥꯝ ꯁꯨꯝꯕ ꯑꯄꯪꯕꯁꯦ ꯇꯣꯛꯅꯕꯒꯤꯗꯃꯛꯇ ꯂꯧꯁꯤꯡ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯑꯩꯉꯣꯟꯗ ꯇꯥꯟꯅꯔꯛꯏꯕ ꯃꯇꯝꯒꯤ ꯑꯣꯏꯕ ꯑꯩ ꯀ꯭ꯔꯥꯏꯝ ꯑꯞꯗꯦꯠꯁꯦ ꯑꯩꯅ ꯊꯑꯣꯏꯅ ꯂꯤꯊꯣꯛꯆꯔꯛꯏꯅꯦꯕ ꯅꯨꯄꯤ ꯈꯔꯅ ꯃꯊꯃꯣꯏ ꯆꯥꯛꯍꯧꯔꯤꯁꯦ ꯁꯤꯁꯦ ꯃꯇꯨꯡ ꯅꯨꯄꯤ ꯑꯇꯩꯁꯤꯡꯗ ꯊꯣꯛꯇꯅꯕ ꯌꯥꯝ ꯁꯤꯡꯅꯕꯀꯣ ꯐꯣꯟꯗ ꯀꯣꯏꯅꯕ ꯅꯨꯄꯥ ꯃꯁꯛꯁꯨ ꯐꯖꯅ ꯈꯪꯗꯕ ꯀꯩ ꯂꯝꯗꯩꯅꯣꯁꯨ ꯈꯪꯗꯕ ꯐꯣꯟꯗꯨꯗ ꯋꯥꯔꯤ ꯁꯥꯟꯅꯕ ꯅꯨꯄꯥ ꯐꯣꯟꯁꯦ ꯃꯥꯅ ꯕ꯭ꯂꯣꯛ ꯊꯝꯈꯤꯕꯗ ꯅꯝꯕꯔꯁꯦ ꯆꯠꯍꯟꯈꯤꯗꯕꯗ ꯅꯝꯕꯔ ꯑꯃ ꯁꯤꯜꯂ ꯄꯥꯏꯈꯤꯕꯗ ꯀꯗꯥꯏꯗꯩꯅꯣꯅ ꯊꯤꯒꯠꯄꯗ ꯌꯥꯝ ꯋꯥꯔꯗꯕꯀꯣ ꯑꯗꯨꯒꯤꯁꯤꯗ ꯃꯥꯅ ꯌꯦꯡꯉꯨ ꯂꯤꯛꯇꯣ ꯄꯤꯊꯣꯛꯇꯅ ꯑꯗꯨꯕꯨꯗꯤ ꯊꯤꯒꯠꯅꯕꯗꯕꯨꯗꯤ ꯑꯗꯨꯝ ꯈꯪꯒꯅꯤ ꯐꯣꯟꯗꯣ ꯀꯩꯅꯣꯁꯦ ꯁꯤꯝꯗꯨꯗ ꯃꯥꯒꯤ ꯃꯃꯤꯡ ꯑꯙꯥꯔ ꯌꯥꯎꯔ ꯂꯧꯅꯕꯅꯤꯅ ꯊꯤꯒꯠꯅꯕꯗꯨꯕꯨꯗꯤ ꯑꯗꯨꯝ ꯈꯪꯕꯨꯗꯤ ꯈꯪꯅꯤ ꯑꯗꯨꯏꯁꯨ ꯋꯥꯅꯩꯗꯅꯀꯣ ꯍꯦꯛꯇ ꯑꯗꯩ ꯑꯃꯨꯛ ꯂꯤꯛꯇꯣ ꯊꯧꯗꯣꯛ ꯇꯧꯁꯤꯟ ꯑꯃꯨꯛ ꯇꯧꯅꯗꯣꯏꯃꯤꯗꯅ ꯑꯗꯨꯅ ꯅꯨꯄꯤꯁꯤꯡꯅ ꯁꯨꯃꯥꯏꯅ ꯌꯥꯝ ꯄꯪꯕ ꯈꯣꯠꯄꯁꯦ ꯇꯧꯕꯤꯗꯅꯕ ꯁꯤꯡꯅꯕꯒꯤꯅꯤ ꯍꯥꯏꯖꯔꯛꯏꯁꯦꯀꯣ ꯑꯗꯨꯒ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯂꯣꯏꯁꯤꯜꯂꯛꯄ ꯁꯔꯨꯛꯁꯦ ꯁꯤꯗꯤ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯂꯝꯁꯤꯗꯅꯦ ꯑꯉꯥꯡ ꯄꯣꯛꯇꯕꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯂꯩꯔꯝꯃꯦ ꯏꯆꯥ ꯑꯝꯇ ꯌꯣꯛꯆꯒꯦ ꯌꯥꯝ ꯂꯥꯛꯑꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯁꯥꯅ ꯃꯥꯡꯍꯟꯒꯦꯅ ꯈꯜꯂꯕ ꯑꯉꯥꯡ ꯃꯁꯤꯡ ꯌꯥꯝꯃꯦ ꯄꯣꯛꯄ ꯉꯝꯃꯔꯣꯏ ꯋꯥꯔꯦꯅ ꯊꯥꯗꯤ ꯂꯦꯞꯁꯟꯈ꯭ꯔꯕ ꯑꯗꯨꯝꯕꯁꯦ ꯃꯥꯡꯍꯟꯕꯤꯒꯅꯨ ꯑꯩꯈꯣꯏꯒꯤꯅꯦ ꯑꯉꯥꯡꯗꯨꯒꯤ ꯃꯄꯨꯟꯁꯤꯁꯨ ꯀꯟꯃꯤꯟꯅꯁꯤ ꯑꯗꯨꯒ ꯃꯤ ꯑꯃꯒꯤ ꯃꯃꯤꯠꯇ ꯃꯆꯥ ꯎꯗꯗꯅ ꯀꯞꯄ ꯂꯩꯔꯤꯕ ꯃꯃꯥ ꯃꯄꯥ ꯑꯃꯗꯁꯨ ꯃꯤ ꯃꯃꯤꯠꯇꯩ ꯃꯄꯤ ꯇꯩꯊꯣꯛꯄꯤꯁꯦꯕꯀꯣ ꯑꯆꯧꯕ ꯙꯔꯃ ꯑꯃꯅꯦꯕ ꯑꯗꯣ ꯁꯤꯝꯇꯪꯁꯨ ꯀꯩꯅꯣ ꯇꯧꯖꯒꯦ ꯑꯗꯨꯝ ꯑꯋꯥ ꯑꯅꯥꯁꯨ ꯃꯣꯏꯅ ꯉꯝꯖꯕ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯅꯩꯌꯦꯕꯀꯣ ꯑꯗꯨꯝ ꯑꯗꯩ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯑꯃꯈꯛ ꯑꯩꯗꯤ ꯁꯔꯣꯒꯦꯠꯁꯤꯁꯦ ꯀꯌꯥ ꯀꯩꯅꯣ ꯇꯧꯗꯕꯅꯦꯕ ꯑꯗꯨꯒꯗꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯁꯔꯣꯒꯦꯠꯁꯤꯒꯤ ꯃꯃꯥꯡꯗ ꯑꯃꯈꯛ ꯑꯩꯅ ꯍꯥꯏꯈꯤꯕꯗꯣ ꯑꯗꯨꯗꯒꯤꯗꯤ ꯅꯨꯄꯤ ꯑꯩꯈꯣꯏꯒꯤ ꯈꯥꯏꯅꯔ ꯂꯩꯕ ꯈꯣꯠꯄ ꯌꯥꯝ ꯋꯥꯕ ꯂꯩꯔꯝꯃꯦꯕ ꯃꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯗꯨꯒ ꯃꯥꯒꯁꯦ ꯁꯨꯡꯎꯟ ꯎꯅꯗꯅ ꯑꯩꯈꯣꯏꯒꯤ ꯃꯥꯅ ꯑꯉꯥꯡꯗꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯃꯤꯔꯣꯟꯕꯤꯕ ꯈꯛꯅꯦ ꯍꯥꯏꯇꯥꯔꯦꯅꯦ ꯅꯨꯄꯥ ꯑꯗꯨꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯗꯣꯛꯇꯔꯅ ꯑꯣꯏꯅ ꯂꯣꯏꯅ ꯀꯩꯅꯣ ꯇꯧꯔꯒ ꯇ꯭ꯔꯤꯠꯃꯦꯟ ꯆꯠꯊꯔꯒ ꯑꯣꯏꯅ ꯃꯉꯣꯟꯗ ꯀꯥꯞꯁꯜꯂꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯈꯛ ꯑꯣꯏꯒꯗꯕꯅꯤꯗꯅꯀꯣ ꯃꯍꯤꯛꯇꯨ ꯈꯛ ꯍꯥꯞꯆꯜꯂꯒ ꯃꯥꯅ ꯃꯤꯔꯣꯟꯕꯤ ꯈꯛ ꯑꯣꯏꯕꯅꯤꯗꯅ ꯅꯨꯄꯥꯗꯨꯒ ꯂꯣꯏꯅꯔ ꯈꯣꯠꯅꯔꯒ ꯃꯥꯅ ꯃꯤꯔꯣꯟꯒꯗꯕ ꯅꯠꯇꯕꯅꯤꯅ ꯁꯔꯣꯒꯦꯠꯁꯤꯁꯤꯁꯨ ꯇꯧꯖꯒꯦ ꯑꯩ ꯑꯅ ꯌꯥꯝ ꯂꯥꯛꯑꯦꯕ ꯅꯨꯄꯤꯈꯩꯀꯣ ꯑꯗꯨ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯗꯔꯀꯥꯔ ꯑꯣꯏꯔꯒꯗꯤ ꯁꯤꯁꯨ ꯑꯩꯒꯤ ꯅꯨꯄꯤꯗꯗꯤ ꯑꯉꯥꯡꯁꯦ ꯀꯩꯅꯣ ꯌꯥꯗ꯭ꯔꯕ ꯃꯤꯔꯣꯜꯂꯨ ꯌꯥꯗ꯭ꯔꯕ ꯑꯗꯨꯝ ꯀꯥꯏꯔꯕ ꯍꯟꯖꯟ IVF ꯇꯧꯗꯅ ꯄꯩꯁా ꯃꯌꯥꯝ ꯇꯤꯡꯉꯒ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯤꯒꯤ ꯏꯗꯤ ꯌꯣꯛꯅꯤꯡꯗꯦ ꯑꯩꯒꯤ ꯏ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯑꯃꯅ ꯃꯤꯔꯣꯜꯍꯟꯕ ꯃꯥꯏ ꯅꯨꯄꯤꯗꯗꯤ ꯃꯤꯔꯣꯜꯍꯟꯕꯗꯣ ꯌꯥꯗ꯭ꯔꯕꯅꯤ나 ꯑꯗꯨꯒꯤ ꯗꯔꯀꯥꯔ ꯂꯩꯔꯒꯗꯤ ꯑꯗꯨꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏ ꯇꯥꯟꯅꯃꯤꯟꯅꯁꯤ ꯑꯗꯨꯒ ꯀꯩꯅꯣꯁꯦ ꯑꯩꯅ ꯃꯃꯥꯡꯗ ꯂꯥꯎꯊꯣꯛꯈꯤꯕ ꯑꯩꯈꯣꯏꯒꯤ
ꯀꯩꯅꯣꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯌꯨꯝ ꯄꯥꯜꯂꯨꯔꯕꯁꯤꯡ ꯑꯍꯥꯟꯕ ꯌꯨꯝꯕꯥꯟ ꯀꯥꯏꯔꯕ ꯑꯗꯨꯝ ꯐꯖꯅ ꯌꯨꯝꯁꯦ ꯄꯥꯟꯃꯤꯟꯅꯅꯤꯡꯕ ꯒ꯭ꯌꯥꯟ ꯇꯥꯕ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯀꯣ ꯅꯨꯄꯥ ꯑꯣꯏꯔꯣ ꯅꯨꯄꯤ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯂꯩꯁꯥꯕꯤ ꯄꯥꯈꯪ ꯏꯁꯥꯒꯤ ꯃꯇꯤꯛ ꯆꯥꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯑꯉꯥꯡꯗꯤ ꯑꯣꯏꯍꯧꯗ꯭ꯔꯕ ꯑꯉꯥꯡꯗꯤ ꯅꯠꯇ꯭ꯔꯕ ꯊꯕꯛ ꯏꯪꯈꯥꯡꯒꯗꯤ ꯇꯧꯅꯔ ꯑꯗꯨꯝ ꯂꯦꯝ ꯂꯩꯅꯔꯒ ꯑꯩꯈꯣꯏ ꯐꯣꯟꯗ ꯀꯩꯗ ꯄꯥꯈꯪ ꯈꯪꯅꯕꯁꯨ ꯏꯀꯥꯏꯔꯛꯑꯕ ꯑꯗꯨꯒꯤ ꯃꯥꯏ ꯆꯥꯅꯕ ꯊꯥꯛꯀꯤ ꯑꯩꯈꯣꯏ ꯌꯨꯝ ꯀꯩꯅꯣꯁꯤꯡ ꯑꯩꯈꯣꯏ ꯄꯥꯎ ꯐꯥꯎꯅꯁꯤꯅ ꯍꯥꯏꯈꯤꯕꯁꯦ ꯂꯥꯛꯑꯦ ꯐꯖꯅ ꯑꯩ ꯉꯛꯈ꯭ꯔꯦ ꯏꯅꯥꯎꯅꯨꯄꯤ ꯂꯩꯁꯥꯕꯤ ꯃꯥꯁꯨ ꯏꯟꯇꯔꯅꯦꯁꯅꯦꯜ ꯏꯌꯥꯔ ꯍꯣꯁꯇꯦꯁꯅꯤ ꯌꯥꯝ ꯐꯖꯩꯌꯦ ꯃꯁꯛꯁꯦ ꯑꯗꯨꯝ ꯑꯩꯅ ꯍꯥꯏꯕ ꯅꯠꯇꯦ ꯏꯁꯥꯅ ꯌꯦꯡꯉ ꯈꯪꯅꯤ ꯀꯨꯆꯨ ꯀꯨꯃꯦꯟꯁꯦ ꯌꯥꯝ ꯁꯥꯊꯤꯅ ꯉꯧꯔꯒꯅꯦ ꯑꯩꯈꯣꯏ ꯌꯥꯝ ꯊꯤꯅ ꯄꯥꯟꯕ ꯃꯥꯏ ꯃꯉꯛ ꯃꯅꯥ ꯃꯈꯨꯠ ꯃꯁꯥ ꯃꯈꯣꯡꯒ ꯑꯁ ꯈꯨꯐꯖꯕꯅꯦ ꯑꯗꯨꯒ ꯏꯌꯥꯔ ꯍꯣꯁꯇꯦꯁꯀ ꯑꯣꯏꯕꯅꯤꯅ ꯃꯥꯏ ꯃꯥꯔꯛ ꯑꯃꯕꯨ ꯍꯦꯛ ꯂꯩꯇꯕ ꯃꯉꯣꯟꯗ ꯗꯥꯛꯁꯦ ꯀꯥꯡꯅ ꯆꯤꯛꯄꯩ ꯑꯣꯏꯔꯣ ꯐꯨꯔꯤ ꯑꯣꯏꯔꯣ ꯑꯃꯕꯨ ꯍꯦꯛ ꯂꯩꯇꯕ ꯃꯥꯏ ꯃꯁꯥ ꯃꯉꯛ ꯃꯅꯥ ꯃꯈꯨꯠ ꯃꯁꯥ ꯃꯈꯣꯡꯒꯁꯤꯗꯀꯣ ꯃꯃꯥꯏꯒꯁꯦ ꯑꯗꯨꯝ ꯉꯧꯕꯇꯅꯦ ꯃꯥ ꯂꯥꯛꯄꯁꯦ ꯌꯦꯡꯅꯩꯌꯦ ꯑꯩꯈꯣꯏ ꯒꯦꯠꯇꯒ ꯃꯥ ꯆꯪꯉꯛꯄ ꯑꯩꯅꯒ ꯊꯤꯟꯗꯣꯛꯄꯤꯕꯁꯦ ꯌꯦꯡꯅꯩꯌꯦꯕ ꯑꯗ ꯑꯩꯅ ꯃꯌꯥꯝꯁꯤꯅ ꯁꯨꯝ ꯀꯦꯁꯀꯤꯒ ꯑꯣꯏꯕꯣꯏ ꯅꯤꯡꯅꯦꯅꯀꯣ ꯑꯩꯅ ꯊꯤꯟꯗꯣꯛꯄꯤꯗꯅꯒ ꯇꯧꯋꯦꯕ ꯑꯩꯈꯣꯏ ꯑꯉꯥꯡ ꯕꯣꯔꯗꯤꯡꯒꯤꯒꯁꯨ ꯌꯦꯡꯅꯖꯥꯠꯅꯤ ꯑꯗꯣ ꯃꯥꯁꯨ ꯑꯗꯨꯝ ꯃꯥꯒꯤ ꯃꯄꯥꯒ ꯃꯄꯥꯅꯈꯛ ꯂꯩꯕꯀꯣ ꯃꯥꯁꯨ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯣ ꯃꯆꯤꯟ ꯃꯅꯥꯎꯁꯨ ꯅꯨꯄꯤꯗꯨ ꯅꯨꯄꯥꯗꯩ ꯃꯊꯟꯇ ꯑꯣꯏꯕ ꯑꯗꯨꯅ ꯑꯗꯨꯝ ꯃꯥꯁꯨ ꯑꯗꯨꯝ ꯀꯌꯥ ꯁꯨꯝ ꯀꯩꯅꯣ ꯇꯧꯍꯧꯗꯕ ꯍꯥꯏꯇꯥꯔꯦꯅꯦ ꯁꯨꯝ ꯂꯥꯏꯊꯣꯛꯏꯉꯩꯗ ꯆꯍꯤꯗꯣ ꯁꯨꯝ ꯌꯥꯝꯖꯟꯈꯤꯕ ꯃꯥꯁꯨ ꯀꯣ ꯑꯗꯨ ꯆꯍꯤ 19 20 ꯈꯛꯇꯅꯤ ꯃꯥꯗꯣ 30 ꯃꯌꯥ ꯑꯗꯨꯃꯥꯏꯅ ꯈꯛ ꯑꯣꯏꯕꯅꯦ ꯑꯗꯣ ꯃꯥꯁꯨ ꯐꯖꯅ ꯑꯗꯨꯝ ꯌꯨꯝ ꯄꯥꯟꯃꯤꯟꯅꯕ ꯌꯥꯒꯗꯕ ꯐꯖꯅ ꯑꯗꯨꯝꯕ ꯄꯥꯝꯃꯦ ꯑꯗꯨꯝ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅꯗꯤ ꯄꯥꯅꯤꯡꯗ꯭ꯔꯦꯅ ꯑꯗ ꯃꯥꯁꯨ ꯂꯣꯏꯅꯃꯛ ꯃꯣꯏꯒꯤ ꯑꯗꯨꯝ ꯌꯨꯝ ꯀꯩ ꯕꯤꯜꯗꯤꯡ ꯍꯤꯡꯒꯣꯜ ꯁꯝꯕꯜ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛ ꯃꯊꯟꯇꯅꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤꯀꯣ ꯅꯨꯄꯥꯗꯩ ꯅꯨꯄꯤꯗꯩ ꯑꯗꯨꯅ ꯃꯥꯒꯤ ꯑꯗꯨꯝ ꯂꯣꯏꯅ ꯑꯣꯏꯗꯣꯏꯅꯤ ꯑꯗꯣ ꯐꯖꯅ ꯑꯗꯨꯝ ꯇꯥꯟꯅꯕ ꯌꯥꯕ ꯑꯗꯨꯃꯥꯏꯅ ꯄꯥꯟꯃꯤꯟꯅꯅꯤꯡꯉꯦꯅ ꯃꯥꯁꯨ ꯂꯥꯛꯑꯦꯕꯀꯣ ꯏꯕꯦꯝꯃꯗꯣ ꯑꯗꯒꯤ ꯀꯩꯅꯣ ꯑꯃꯈꯛꯁꯨ ꯏꯕꯦꯝꯃ ꯑꯃꯈꯛꯁꯨ ꯃꯥꯁꯨ ꯑꯍꯥꯟꯕ ꯃꯌꯨꯝ ꯄꯥꯜꯂꯨꯔꯦ ꯑꯗꯨ ꯌꯥꯝ ꯆꯍꯤ 6-7ꯀꯤ ꯃꯃꯥꯡꯗ ꯄꯥꯜꯂꯨꯕꯅꯤ ꯊꯥ 2 ꯑꯍꯨꯝ ꯈꯛꯇꯅꯤ ꯃꯥꯁꯨ ꯑꯗꯨꯒ ꯑꯗꯨꯝ ꯃꯣꯠ ꯆꯥꯟꯅꯗꯗꯅ ꯀꯥꯏꯅꯈꯤꯕꯖꯥꯠꯅꯦ ꯑꯗꯣ ꯃꯥꯁꯨ ꯃꯣꯏ ꯏꯃꯥꯏ ꯁꯦꯕꯥ ꯇꯧꯔꯒꯦꯅ ꯂꯩꯔꯒ ꯑꯗꯨꯝ ꯃꯆꯦ ꯍꯣꯏ ꯀꯩ ꯍꯣꯏ ꯃꯌꯥꯝꯁꯤꯅ ꯄꯥꯜꯂꯣ ꯅꯪꯒꯤꯁꯨꯅ ꯑꯗꯣ ꯃꯆꯦ ꯍꯣꯏ ꯀꯩ ꯃꯌꯥꯝ ꯂꯥꯛꯑ ꯇꯥꯟꯅꯔꯝꯃꯦ ꯃꯥꯁꯨ ꯃꯄꯥꯟ ꯂꯝꯗ ꯊꯕꯛ ꯇꯧꯏ ꯑꯗꯣ ꯃꯥꯕꯨꯗꯤ ꯑꯗꯨꯝ ꯌꯨꯝ ꯄꯥꯜꯂꯕꯨꯗꯤ ꯑꯗꯨꯝ ꯇꯣꯛꯑꯁꯨ ꯇꯣꯛꯀꯦ ꯅꯠꯇ꯭ꯔꯒ ꯃꯄꯥꯟ ꯂꯝꯗ ꯊꯕꯛ ꯇꯧꯕ ꯃꯁꯦꯟ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯂꯩꯃꯤꯟꯅꯒꯦ ꯂꯧꯅꯒꯦ ꯍꯥꯏ ꯃꯣꯏ ꯗꯦꯜꯂꯤꯗꯅꯦ ꯃꯣꯏ ꯂꯩꯖꯗꯨ ꯃꯁꯥꯒꯤ ꯐ꯭ꯂꯦꯠ ꯂꯩꯔꯦ ꯗꯦꯜꯂꯤꯗ ꯃꯥꯒꯤ ꯂꯩꯔꯒ ꯑꯗꯣ ꯃꯃꯥꯒ ꯃꯆꯦ ꯍꯣꯏ ꯃꯣꯏ ꯑꯥꯗ ꯃꯣꯏ ꯐ꯭ꯂꯦꯠꯁꯤꯗ ꯃꯁꯥ ꯌꯨꯝꯁꯤꯗ ꯂꯩꯖꯩꯌꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯗꯦꯜꯂꯤꯗ ꯑꯗꯨꯝ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯑꯥꯗ ꯂꯩꯃꯤꯟꯅꯕ ꯌꯥꯒꯗꯕ ꯑꯣꯏꯔꯁꯨ ꯃꯣꯏ ꯐ꯭ꯂꯦꯠꯇꯨꯗ ꯅꯠꯇ꯭ꯔꯁꯨꯀꯣ ꯅꯨꯄꯥꯗꯨꯅ ꯍꯦꯛ ꯅꯨꯄꯤꯒꯤ ꯖꯒꯥꯗ ꯂꯩꯕ ꯇꯟꯕꯁꯨ ꯌꯥꯎꯗ꯭ꯔꯥ ꯗꯦꯜꯂꯤꯗ ꯊꯕꯛ ꯇꯧꯕ ꯑꯥꯗ ꯑꯗꯨꯝ ꯅꯨꯄꯥꯗꯨꯒ ꯑꯥꯗ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯌꯥꯒꯗꯕ ꯑꯣꯏꯔꯁꯨ ꯑꯗꯩ ꯊꯕꯛ ꯇꯧꯔꯒꯕꯨ ꯃꯅꯤꯄꯨꯔꯗ ꯑꯗꯨꯝ ꯅꯨꯄꯥ ꯃꯌꯨꯝꯁꯤꯗ ꯂꯩꯒꯗꯕ ꯇꯣꯛꯑꯣ ꯍꯥꯏꯔꯁꯨ ꯑꯗꯣ ꯃꯥꯁꯨ ꯑꯗꯨꯝ ꯌꯥꯝ ꯂꯤꯡꯅ ꯃꯁꯇꯔꯒ ꯂꯣꯏ ꯂꯣꯏꯔꯦ ITꯗ ꯊꯕꯛ ꯇꯧꯏ ꯃꯥꯁꯦ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯒ ꯌꯥꯝ ꯂꯤꯡꯉꯦ ꯑꯗꯣ ꯃꯥꯁꯨ ꯌꯥꯝꯅ ꯏꯖꯠ ꯑꯃꯗ ꯂꯩꯕꯅꯤ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯑꯍꯥꯟꯕ ꯌꯨꯝꯕꯥꯟ ꯀꯥꯏꯈ꯭ꯔꯕ ꯑꯗꯨꯝꯕ ꯃꯥꯁꯨ ꯃꯁꯥꯒ ꯆꯥꯟꯅꯒꯗꯕ ꯑꯃꯈꯛ ꯄꯥꯝꯃꯦꯅ ꯃꯥꯁꯨ ꯍꯥꯏꯌꯦꯕ ꯑꯗꯣ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯁꯤ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯇꯥꯟꯅꯁꯤ ꯑꯍꯟꯁꯤꯡ ꯑꯗꯨꯝ ꯂꯥꯛꯄꯤꯔꯒ ꯐꯖꯅ ꯑꯗꯨꯝ ꯇꯥꯟꯅꯔꯒ ꯁꯨꯝꯕꯁꯤꯁꯨ ꯌꯥꯝ ꯑꯋꯥꯕ ꯃꯊꯥ ꯑꯃ ꯑꯣꯏꯅꯩꯌꯦꯕ ꯃꯥꯏ ꯆꯥꯅꯕꯁꯦ ꯊꯤꯅꯕꯗꯀꯣ ꯑꯗꯣ ꯁꯤꯃꯁꯨ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯅꯁꯤ ꯑꯗꯣ ꯍꯦꯜꯄꯔꯁꯦ ꯌꯥꯝ ꯁꯤꯜꯂꯤꯌꯦ ꯑꯩꯈꯣই ꯃꯅꯤꯄꯨꯔ ꯃꯅꯨꯡꯒꯤ ꯌꯥꯝ ꯂꯩ ꯏꯝꯐꯥꯜ ꯑꯦꯔꯤꯌꯥꯒꯤ ꯑꯗꯨꯒꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯕ ꯏꯁꯇꯦꯠꯁꯤꯡꯒꯤꯁꯨ ꯌꯥꯝ ꯂꯩ ꯗꯦꯜꯂꯤꯒꯤ ꯕꯦꯡꯒ꯭ꯂꯣꯔꯒꯤ ꯑꯗꯒꯤꯗꯤ ꯌꯥꯝ ꯂꯩꯈ꯭ꯔꯦ ꯑꯗꯩ ꯀꯩꯅꯣꯁꯨ ꯐꯣꯔꯦꯟ ꯀꯟꯇ꯭ꯔꯤꯗ ꯍꯥꯏꯔꯒꯅ ꯗꯨꯕꯥꯏꯒꯤ ꯑꯃꯈꯛ ꯂꯩ ꯃꯥꯗꯣ ꯄꯥꯁꯄꯣꯔꯠ ꯚꯤꯖꯥ ꯀꯩ ꯄꯩꯁꯥ ꯅꯨꯡꯁꯥ ꯃꯥ ꯂꯣꯏ ꯇꯧꯖꯒꯦ ꯆꯪꯉꯛꯄ ꯈꯣꯠꯄꯩ ꯃꯥ ꯂꯣꯏꯅꯕ ꯑꯗꯨꯒ 20,000 ꯇꯣꯂꯣꯞ ꯑꯗꯨꯗꯣ ꯑꯗꯩ ꯆꯍꯤꯒꯤ ꯁꯨꯇꯤ ꯊꯣꯛꯄꯒꯤꯁꯨ ꯃꯣꯏꯅ ꯂꯣꯏꯅ ꯄꯤꯒꯗꯕ ꯇꯤꯀꯦꯠ ꯅꯨꯡꯀꯦꯠ ꯂꯣꯏ ꯀꯛꯀꯗꯕ ꯑꯗꯨꯒꯤ ꯑꯃꯈꯛ ꯊꯤꯕꯤꯌꯣꯅ ꯃꯥ ꯏꯕꯦꯝꯃ ꯏꯅꯥꯎꯄꯤ ꯑꯃꯈꯛꯁꯨ ꯌꯥꯝ ꯀꯟꯅ ꯍꯥꯏ ꯑꯗꯣ ꯗꯨꯕꯥꯏꯗ ꯑꯗꯨꯃꯥꯏꯅ ꯏꯟꯇꯔꯦꯁ ꯂꯩꯕꯁꯤꯡꯅꯁꯨ ꯐꯣꯟ ꯇꯧꯕꯤꯔꯛꯑꯣꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯊꯕꯛ ꯐꯪꯗ꯭ꯔꯤꯕ ꯂꯩꯁꯥꯕꯤꯁꯤꯡ ꯂꯥꯛꯑꯦ ꯑꯗꯩ ꯃꯧ ꯀꯥꯏꯅꯔꯒ ꯂꯩꯕ ꯅꯨꯄꯥ ꯂꯩꯈꯤꯗꯕꯁꯤꯡ ꯂꯥꯛꯑꯦ ꯑꯗꯩ ꯃꯄꯨꯔꯣꯏꯕ ꯂꯩꯕ ꯃꯧꯐꯧꯗ ꯂꯥꯛꯑꯦ ꯃꯥꯏ ꯃꯄꯨꯔꯣꯏꯕꯅ ꯇꯥꯜꯂꯤꯕꯗꯣ ꯀꯣꯟꯅꯗ꯭ꯔꯦ ꯑꯩꯈꯣꯏꯅ ꯇꯧꯔꯀꯥꯟꯗ ꯁꯨꯃꯥꯏꯅ ꯁꯤꯟꯕꯁꯦ ꯁꯤꯗꯩꯗꯗꯤ ꯑꯩꯈꯣꯏꯅ ꯁꯤꯟꯕꯁꯤꯗꯗꯤ ꯐꯠꯇꯕ ꯈꯣꯠꯇꯕ ꯃꯥꯏ ꯅꯨꯄꯤꯁꯤꯗ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯉꯝꯒꯗꯕ ꯂꯩꯇꯕꯅꯤꯅ ꯃꯥꯏ ꯃꯄꯨꯔꯣꯏꯕꯁꯤꯡꯅꯐꯧ ꯊꯤꯜꯂꯛꯑꯦꯕ ꯃꯥꯅ ꯁꯨꯕꯗꯣ ꯀꯣꯟꯅꯔꯛꯇꯕꯒꯤꯀꯣ ꯁꯨꯃꯥꯏꯅ ꯌꯥꯝ ꯂꯥꯛꯑꯦ ꯁꯨꯃꯥꯏꯅ ꯌꯥꯝ ꯁꯤꯜꯂꯤ ꯑꯗꯣ ꯑꯇꯩꯁꯨ ꯑꯗꯨꯝ ꯂꯥꯛꯄꯤꯌꯨꯀꯣ ꯑꯗꯣ ꯏꯁꯥ ꯁꯦꯟꯊꯣꯛ ꯂꯩꯍꯧꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯩꯀꯣ ꯀꯥꯏꯅꯔꯒ ꯑꯩ ꯀꯩ ꯁꯨꯗꯣꯏꯅꯣ ꯀꯩ ꯇꯧꯔ ꯏꯆꯥ ꯊꯥꯛꯇꯣꯏꯅꯣ ꯃꯊꯥ ꯁꯥꯅꯤꯡꯉꯥꯏ ꯑꯣꯏꯗ꯭ꯔꯦ ꯂꯩꯁꯥꯕꯤꯐꯧ ꯃꯌꯥꯝ ꯂꯥꯛꯑꯦ ꯄꯩꯁꯥ ꯏꯁꯥꯒꯤ ꯋꯥꯠꯇꯅꯕ ꯍꯣꯠꯅꯍꯧꯒꯗꯕꯅꯤ ꯁꯤꯗꯤꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ
ꯁꯪꯒꯥꯏꯗ ꯃꯇꯦꯡ ꯄꯥꯡꯉꯛꯄꯒꯤ ꯑꯉꯥꯡꯒꯤ ꯁ꯭ꯀꯨꯜ ꯐꯤꯁꯁꯦ ꯀꯣꯟꯅꯔꯦ ꯃꯌꯥꯝꯅ ꯈꯔ ꯄꯥꯡꯕꯤꯔꯛꯄꯗ ꯑꯩꯈꯣꯏꯅ ꯊꯤꯖꯈ꯭ꯔꯦꯀꯣ ꯑꯗꯣ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯕꯥꯔꯗꯦꯒꯤ ꯑꯃꯈꯛ ꯅꯤꯡꯊꯧ ꯈꯣꯡꯖꯝ ꯀꯨꯁꯃꯤꯇꯥ ꯑꯗꯩ ꯑꯄꯣꯛꯄꯤꯅ ꯂꯇꯥꯁꯅꯥ ꯑꯗꯨꯒ ꯎꯔꯤꯄꯣꯛ ꯅꯤꯡꯊꯧ ꯈꯣꯡꯖꯝ ꯂꯩꯀꯥꯏꯗꯒꯤ ꯃꯥꯁꯦ ꯃꯥꯁꯦ ꯏꯅꯥꯎꯅꯨꯄꯤꯁꯦ ꯃꯥꯗꯤ ꯍꯥꯏꯗ꯭ꯔꯕꯥꯠꯇ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯅꯔꯁ ꯇꯝ ꯂꯣꯏꯔꯦ ꯑꯗꯨꯒ MSc ꯑꯃꯨꯛ ꯇꯧꯅꯦ ꯂꯩꯕ ꯑꯗꯣ ꯏꯅꯥꯎꯅꯨꯄꯤꯁꯤꯒꯤ ꯇꯥꯡ 13 ꯊꯥ 7 2026ꯗ ꯆꯍꯤ 18 ꯁꯨꯕꯒꯤ ꯕꯥꯔꯗꯦꯒꯤ ꯑꯩꯈꯣꯏ ꯑꯄꯣꯛꯄꯤ ꯏꯆꯦꯃꯁꯤꯅ ꯂꯦꯡꯕꯤꯔꯛꯑꯒ ꯂꯨꯄꯥ 2,000 ꯑꯉꯥꯡꯒꯤ ꯁ꯭ꯀꯨꯜ ꯐꯤꯁꯇ ꯃꯇꯦꯡ ꯄꯥꯡꯕꯤꯌꯣꯅ ꯄꯥꯡꯕꯤꯔꯝꯃꯦ ꯑꯗꯨꯒ ꯂꯐꯣꯏ ꯀꯕꯣꯛ ꯀꯈꯩꯁꯨ ꯑꯉꯥꯡꯁꯤꯡꯒꯤ ꯆꯥꯅꯕꯁꯨ ꯄꯨꯕꯤꯔꯛꯑꯝꯃꯦ ꯑꯗꯣ ꯏꯅꯥꯎꯅꯨꯄꯤ ꯀꯨꯁꯃꯤꯇꯥ ꯊꯥꯒꯠꯆꯔꯤꯀꯣ ꯑꯗꯨꯒ ꯑꯗꯒꯤ ꯑꯃꯨꯛ ꯑꯆꯣꯝ ꯕꯁꯟꯇꯥ ꯑꯗꯩ ꯀꯥꯃꯦꯡꯗꯒꯤ ꯑꯣꯖꯥꯁꯤꯅ ꯂꯨꯄꯥ 2,000 ꯑꯩꯈꯣꯏ ꯑꯉꯥꯡꯁꯤꯡꯒꯤ ꯁ꯭ꯀꯨꯜ ꯐꯤꯁꯇ ꯍꯥꯞꯄꯤꯌꯣꯅ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯄꯤꯔꯝꯃꯤ ꯑꯗꯣ ꯑꯣꯖꯥꯁꯦ ꯃꯃꯥꯡꯗꯁꯨ ꯑꯩꯈꯣꯏ ꯆꯦꯡꯒ ꯄꯥꯡꯕꯤꯈ꯭ꯔꯦ ꯑꯩꯈꯣꯏ ꯁꯪꯒꯥꯕꯗ ꯂꯦꯡꯕꯤꯔꯛꯇꯅ ꯆꯦꯡ ꯕꯣꯔꯥ ꯑꯃ ꯄꯣꯔꯛꯇꯅ ꯃꯇꯦꯡ ꯄꯥꯡꯕꯤꯈ꯭ꯔꯦ ꯃꯃꯥꯡ ꯊꯛꯇꯁꯨꯀꯣ ꯑꯗꯩꯗꯤ ꯏꯅꯥꯎꯅꯨꯄꯤ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯁꯤꯡꯖꯃꯩ ꯁꯥꯐꯝ ꯂꯩꯀꯥꯏꯗꯒꯤ ꯔꯣꯖꯤ ꯁꯣꯏꯕꯝ ꯏꯅꯥꯎꯅꯨꯄꯤ ꯀꯕꯤꯇꯥ ꯍꯤꯖꯝ ꯑꯗꯩ ꯏꯅꯥꯎꯅꯨꯄꯤ ꯅꯤꯔꯃꯂꯥ ꯁꯣꯏꯕꯝ ꯃꯣꯏꯅꯁꯨ ꯄꯨꯟꯁꯤꯜꯂꯒ 5,000 ꯃꯇꯦꯡ ꯄꯥꯡꯕꯤꯔꯦ ꯁ꯭ꯀꯨꯜ ꯐꯤꯁꯇ ꯍꯥꯞꯄꯤꯌꯨ ꯏꯆꯦ ꯍꯥꯏꯗꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯑꯦ ꯃꯣꯏꯅꯁꯨ ꯑꯗꯣ ꯌꯥꯝ ꯅꯨꯡꯁꯤ ꯏꯅꯥꯎꯁꯤꯡꯁꯦ ꯑꯗꯨꯒ ꯑꯃꯅ ꯑꯩꯈꯣꯏ ꯇ꯭ꯔꯤꯄꯨꯔꯥꯗ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯊꯕꯛ ꯇꯧꯔ ꯂꯩꯕ ꯏꯆꯦ ꯑꯃꯅꯁꯨ ꯂꯨꯄꯥ 2,000 ꯄꯥꯡꯕꯤꯔꯦ ꯑꯗꯣ ꯏꯆꯦꯁꯦ ꯃꯤꯡꯒ ꯂꯥꯎꯊꯣꯛꯄꯤꯔꯅꯨ ꯏꯅꯥꯎꯅ ꯃꯥꯗꯤ ꯍꯟꯖꯤꯟ ꯄꯥꯡꯉꯦ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯃꯇꯦꯡꯁꯦ ꯄꯥꯡꯉꯦ ꯑꯗꯨꯝ ꯍꯣꯝ ꯁꯪꯒꯥꯕꯗ ꯍꯣꯝ ꯁꯥꯒꯠꯂꯛꯄꯗ ꯑꯗꯩ ꯀꯩꯅꯣ ꯁꯤꯂꯤꯡ ꯐꯦꯟ ꯂꯩꯌꯨ ꯍꯥꯏꯗꯅ ꯄꯩꯁా ꯊꯥꯔꯛꯑꯒ ꯍꯣꯝꯒꯤꯗ ꯄꯥꯜꯂꯨ ꯑꯗꯨꯃꯥꯏꯅ ꯃꯌꯥꯝ ꯄꯥꯡꯕꯤꯔꯛꯑꯦ ꯏꯆꯦꯁꯦ ꯑꯗꯨꯝ ꯍꯟꯖꯤꯟꯀꯣ ꯑꯗꯨꯒ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯂꯥꯡꯃꯩꯗꯣꯡꯗꯒꯤ ꯌꯥꯏꯔꯤꯄꯣꯛ ꯀꯦꯀ꯭ꯔꯨ ꯅꯤꯉꯣꯜ ꯃꯥꯁꯦ 10 ꯁꯨꯕ ꯃꯣꯏꯒꯤ ꯑꯦꯅꯤꯚꯔꯁꯔꯤꯒꯤꯅꯤ ꯂꯨꯍꯣꯡꯕꯒꯤ ꯂꯨꯄꯥ 5,000 ꯄꯥꯡꯕꯤꯔꯛꯑꯦ ꯊꯧꯅꯥꯎꯖꯝ ꯃꯦꯝꯃꯤ ꯃꯣꯏꯁꯦ ꯅꯥꯒꯥꯂꯦꯟꯗ ꯂꯩꯕꯅꯤ ꯃꯥꯏ ꯅꯨꯄꯥꯁꯦ AR ꯑꯣꯏꯔ ꯂꯩꯕꯅꯤ ꯑꯗꯣ ꯃꯥꯁꯤꯗꯤ ꯃꯣꯏ ꯃꯌꯨꯝꯗ ꯂꯩꯔꯤꯉꯩꯗ ꯌꯥꯝ ꯋꯥꯔꯛꯑꯦ ꯍꯥꯏꯌꯦ ꯃꯥ ꯍꯥꯏꯕꯗ ꯑꯗꯨꯒ ꯌꯥꯝ ꯐꯤꯕꯝ ꯆꯥꯗꯅ ꯋꯥꯅ ꯍꯧꯔꯛꯑꯦ ꯑꯗꯨꯒ ꯃꯥ ꯌꯨꯝ ꯄꯥꯟꯕꯗꯒꯤ ꯄꯨꯟꯁꯤꯒꯤ ꯃꯁꯛꯁꯦ ꯈꯪꯉꯛꯑꯦ ꯍꯥꯏꯌꯦ ꯅꯨꯡꯉꯥꯏꯕ ꯃꯤꯑꯣꯏꯕꯒꯤ ꯃꯥꯏ ꯃꯅꯦꯝꯃꯛꯄꯨ ꯌꯥꯝ ꯐꯩ ꯍꯥꯏ ꯃꯥꯏ ꯃꯄꯨꯔꯣꯏꯕ ꯌꯥꯝ ꯐꯩ ꯍꯥꯏ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯈꯣꯠꯄꯤꯕ ꯇꯥꯛꯄꯤ ꯇꯝꯕꯤꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯌꯨꯝ ꯍꯦꯛ ꯄꯥꯟꯕꯗꯒꯤꯗꯤ ꯄꯨꯟꯁꯤꯁꯦ ꯅꯨꯡꯉꯥꯏꯅ ꯐꯖꯅ ꯏꯄꯨ ꯏꯅꯦꯝ ꯏꯄꯨꯔꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯐꯪꯉꯒ ꯏꯆꯥꯁꯤꯡꯒ ꯂꯩꯃꯤꯟꯅꯔꯤ ꯍꯥꯏꯌꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯁꯨꯝꯕ ꯄꯥꯎꯁꯦ ꯇꯥꯕꯗꯀꯣ ꯁꯨꯃꯥꯏꯅ ꯂꯣꯏꯅ ꯑꯣꯏꯍꯟꯅꯤꯡꯉꯦꯕ ꯑꯗꯣ ꯏꯅꯥꯎꯅꯨꯄꯤ ꯕꯨꯁꯨ ꯊꯥꯒꯠꯆꯔꯤꯀꯣ ꯑꯗꯩꯗꯤ ꯑꯃꯨꯛ ꯃꯊꯪꯗꯅ ꯂꯥꯏꯁ꯭ꯔꯝ ꯑꯣꯡꯕꯤ ꯔꯟꯖꯅꯥ ꯃꯄꯨꯔꯣꯏꯕ ꯖꯥꯅꯦ ꯁꯒꯣꯜꯕꯟꯗꯒꯤ ꯑꯩꯈꯣꯏ ꯏꯃꯥ ꯏꯕꯦꯝꯁꯤꯅ ꯂꯨꯄꯥ 3,000 ꯁꯪꯒꯥꯏꯗ ꯂꯥꯛꯑꯒ ꯑꯉꯥꯡꯁꯤꯡꯒꯤ ꯐꯤꯁ ꯊꯤꯕꯩ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯃꯤ ꯑꯗꯨꯒ ꯁꯒꯣꯜꯕꯟ ꯊꯥꯡꯖꯝ ꯂꯩꯔꯛꯇꯒꯤ ꯑꯗꯣ ꯏꯃꯥꯁꯦ ꯍꯥꯟꯅꯁꯨ ꯏꯃꯥ ꯔꯟꯖꯅꯥꯁꯦ ꯃꯇꯦꯡ ꯄꯥꯡꯕꯤꯈ꯭ꯔꯦ ꯌꯥꯝꯅ ꯁꯪꯒꯥꯏ ꯁꯥꯒꯠꯂꯛꯄꯗ ꯑꯗꯩ ꯁꯪꯒꯥꯕꯗ ꯁꯒꯣꯜ ꯍꯋꯥꯏꯒ ꯊꯤꯜꯂꯛꯑꯝꯃꯦ ꯁꯪꯒꯥꯕꯒꯤ ꯊꯣꯡꯉꯣꯅ ꯑꯗꯣ ꯃꯥꯒꯤ ꯏꯃꯥꯁꯤꯒꯤ ꯏꯆꯥꯅꯨꯄꯤ ꯀꯥꯔꯐꯤꯌꯥꯒ ꯂꯥꯛꯄꯤꯔꯝꯕꯅꯤ ꯏꯅꯥꯎꯅꯨꯄꯤꯁꯤꯁꯨ ꯃꯥꯁꯨ ꯃꯄꯨꯔꯣꯏꯕ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯃꯆꯥ 2ꯒ ꯃꯄꯥꯝꯗ ꯂꯩꯕꯅꯦ ꯑꯗꯣ ꯏꯃꯥꯁꯤꯅ ꯍꯥꯏꯕ ꯌꯥꯝ ꯅꯨꯡꯁꯤꯕ ꯋꯥꯍꯩ ꯑꯃꯈꯛ ꯂꯩꯌꯦꯕ ꯑꯩꯒꯤꯗꯤ ꯑꯩꯅ ꯈꯤꯇꯪ ꯏꯄꯥꯟ ꯐꯕꯅꯤꯅ ꯄꯩꯁꯥ ꯈꯤꯇꯪ ꯊꯣꯛꯄꯅꯤ나 ꯏꯆꯥꯁꯤꯅ ꯌꯨꯝꯗ ꯍꯜꯂꯛꯑ ꯂꯩꯔꯒꯁꯨ ꯃꯄꯨꯔꯣꯏꯕ ꯂꯩꯈꯤꯗ꯭ꯔꯦꯅ ꯃꯄꯥꯝꯗ ꯂꯩꯔꯒꯁꯨ ꯑꯩꯅ ꯌꯦꯡꯕ ꯉꯝꯃꯤ ꯁꯨꯃꯥꯏꯅ ꯌꯦꯡꯕꯤꯕ ꯉꯝꯗꯕ ꯐꯖꯅ ꯌꯦꯡꯕꯤꯗꯕ ꯃꯃꯥ ꯂꯩꯈꯤꯗꯕ ꯅꯠꯇ꯭ꯔꯒ ꯃꯃꯥꯗ ꯄꯩꯁꯥ ꯊꯣꯛꯇꯕ ꯑꯍꯜ ꯑꯣꯏꯕ ꯃꯆꯥ ꯅꯤꯉꯣꯜ ꯃꯌꯥꯝ ꯂꯩꯔꯝꯒꯅꯤ ꯑꯗꯣ ꯃꯣꯏꯁꯤꯡꯗꯣ ꯏꯆꯥ ꯅꯤꯉꯣꯜ ꯉꯥꯛꯇꯅꯤ ꯑꯗꯨꯒꯤ ꯑꯩ ꯏꯆꯥꯗꯤ ꯁꯨꯃꯥꯏꯅ ꯑꯩꯅ ꯌꯦꯡꯕꯤꯔꯤꯀꯣꯅ ꯑꯗꯨꯝꯕ ꯃꯆꯥ ꯅꯤꯉꯣꯜ ꯃꯌꯥꯝ ꯑꯩꯈꯣꯏ ꯁꯪꯒꯥꯏꯁꯤꯗ ꯂꯥꯛꯏꯕ ꯏꯆꯥ ꯅꯤꯉꯣꯜ ꯃꯌꯥꯝꯒꯤ ꯑꯉꯝꯕ ꯄꯥꯡꯕꯅꯦꯅ ꯑꯗꯨꯝ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯄꯥꯡꯉꯤ ꯏꯃꯥꯁꯤꯁꯨ ꯆꯦꯜꯂꯛꯇꯅ ꯑꯗꯨꯝ ꯄꯥꯡꯕꯤ ꯌꯥꯝ ꯅꯨꯡꯁꯤ ꯑꯗꯣ ꯏꯃꯥꯁꯤꯅ ꯍꯥꯏꯈꯤꯕ ꯋꯥꯍꯩ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯑꯩꯕꯨꯗꯤ ꯌꯦꯡꯉꯤ ꯑꯩꯅ ꯑꯗꯣ ꯁꯨꯃꯥꯏꯅ ꯌꯦꯡꯁꯤꯟꯕꯤꯕ ꯉꯝꯗꯕ ꯃꯆꯥ ꯅꯤꯉꯣꯜ ꯃꯄꯥꯝꯗ ꯂꯩꯕ ꯃꯌꯥꯝ ꯂꯩ ꯑꯗꯨꯁꯤꯡꯗꯨꯒꯤ ꯁꯔꯨꯛꯅꯤ ꯑꯩꯅ ꯌꯦꯡꯉꯤꯁꯦ ꯏꯆꯥ ꯅꯤꯉꯣꯜ ꯃꯌꯥꯝꯗꯨꯒꯤꯅ ꯏꯃꯥꯗꯨꯅ ꯍꯥꯏꯈꯤꯕ ꯋꯥꯍꯩꯗꯣ ꯑꯁ ꯌꯥꯝꯅ ꯃꯤꯇꯩꯅ ꯄꯤꯁꯦ ꯇꯥꯔꯛꯈꯤꯕ ꯈꯪꯍꯧꯗꯖꯥꯠꯅꯤ ꯌꯥꯝ ꯅꯨꯡꯁꯤꯕꯀꯣ ꯑꯗꯨꯃꯥꯏꯅ ꯃꯊꯪ ꯁꯨꯃꯥꯏꯅ ꯃꯇꯦꯡꯁꯦ ꯑꯗꯨꯝ ꯄꯥꯡꯕꯤꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯀꯃꯦꯟꯁꯦ ꯈꯤꯇꯪ ꯑꯃ ꯂꯩꯕꯅꯤ ꯌꯥꯝꯗꯦ ꯁꯤ ꯀꯃꯦꯟ ꯈꯤꯇꯪꯁꯦ ꯑꯃ ꯄꯥꯊꯣꯛꯆꯔꯛꯑꯒꯦ
ꯑꯩꯈꯣꯏꯒꯤ ꯀꯃꯦꯟꯁꯦ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯄꯀꯣ ꯃꯃꯥꯡꯒꯤ ꯑꯩꯈꯣꯏꯒꯤ ꯁꯥꯏꯂꯦꯟ ꯗꯤꯚꯣꯔꯁ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤꯗ ꯄꯤꯔꯛꯈꯤꯕ ꯀꯃꯦꯟꯅꯦ ꯁꯤꯁꯦꯀꯣ ꯅꯨꯄꯤꯁꯦ ꯐꯠꯇꯕ ꯌꯥꯝ ꯂꯩꯕꯖꯥꯠꯅꯤꯀꯣꯅ ꯍꯥꯏꯕ ꯍꯧꯖꯤꯛꯀꯤ ꯑꯃ ꯑꯇꯣꯝꯕꯤ ꯑꯣꯏꯁꯜꯂꯛꯄꯁꯤꯡꯗꯨꯅꯦꯕ ꯍꯥꯏꯁꯦꯀꯣ ꯂꯩ ꯐꯠꯇꯕ ꯌꯥꯝ ꯂꯩ ꯑꯗꯩ ꯈꯔ ꯑꯃꯅ ꯑꯃꯨꯛ ꯀꯩꯗꯧꯕꯩ ꯋꯥꯖꯗꯣꯏꯅꯣ ꯏꯆꯥ ꯅꯨꯄꯥꯁꯨ ꯌꯥꯎꯗꯣꯔꯕꯗꯨꯕꯣ ꯍꯥꯏꯕ ꯃꯥꯅꯦ ꯊꯧꯅꯥ ꯁꯨꯃꯥꯏꯅ ꯂꯩꯊꯣꯛꯑꯒ ꯍꯤꯡꯒꯗꯧꯕꯅꯤ ꯑꯗꯩ ꯇꯦꯛꯇ ꯀꯥꯏꯗꯅ ꯅꯃꯥꯏ ꯅꯃꯤꯠ ꯄꯥꯡꯕ ꯑꯣꯏꯔꯣꯀꯣ ꯏꯆꯦꯅ ꯑꯃꯅ ꯑꯃꯨꯛ ꯕꯣꯔ ꯄꯤꯔꯛꯏ ꯑꯗꯩ ꯑꯃꯅ ꯑꯍꯥꯟꯕꯒꯤ ꯋꯥꯔꯤꯁꯤꯗꯤ ꯌꯥꯝ ꯁꯥꯊꯤꯅ ꯀꯥꯏ ꯈꯪꯗꯕꯒꯤ ꯏꯀꯥꯏ ꯈꯪꯗꯕꯒꯤ ꯋꯥꯅꯤꯅꯦ ꯍꯥꯏꯕꯀꯣ ꯉꯁꯥꯏꯒꯤ ꯀꯩꯅꯣ ꯃꯥꯏ ꯅꯨꯄꯥꯗꯨꯒ ꯅꯨꯄꯤ ꯂꯩꯔꯛꯏꯕꯗꯨꯒꯅꯤ ꯍꯥꯏꯁꯦ ꯃꯊꯪꯗꯅ ꯃꯤꯒꯤ ꯅꯨꯄꯥ ꯌꯥꯝ ꯄꯥꯝꯂꯤꯕ ꯅꯨꯄꯤꯁꯤꯡꯁꯦ ꯄꯨꯂꯞ ꯀꯣꯝ ꯑꯃꯗ ꯊꯥꯗꯔꯒ ꯄꯦꯇ꯭ꯔꯣꯜ ꯍꯩꯖꯤꯜꯂ ꯃꯩ ꯊꯥꯒꯗꯕꯅꯤ ꯍꯥꯏꯕꯀꯣ ꯌꯥꯝ ꯁꯥꯎꯅꯕꯁꯤꯡ ꯌꯥꯎꯅꯔꯦꯀꯣ ꯑꯍꯥꯟꯕꯒꯤ ꯋꯥꯔꯤꯗꯣ ꯅꯨꯄꯥꯗꯣ ꯁꯤꯈꯤꯕꯅ ꯐꯩ ꯇꯁꯦꯡꯅ ꯂꯨꯈ꯭ꯔꯥꯕꯤ ꯑꯣꯏꯍꯧꯕꯅ ꯐꯩ ꯍꯥꯏꯕ ꯑꯁꯦꯡꯕꯒꯤ ꯅꯨꯄꯤ ꯂꯣꯜꯂꯒ ꯁꯨꯃꯥꯏꯅ ꯇꯧꯈꯤꯕꯁꯦ ꯁꯤꯈꯤꯕꯅ ꯐꯩ ꯍꯥꯏꯌꯦꯕ ꯏꯆꯦ ꯃꯤ ꯍꯥꯠꯅꯤꯡꯉꯦꯕ ꯋꯥꯔꯤꯁꯤꯗꯤ ꯇꯥꯕꯗ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦ ꯍꯥꯏꯕꯀꯣ ꯑꯗꯩ ꯃꯊꯪꯗꯅ ꯏꯕꯦꯝꯃ ꯑꯉꯥꯡꯗꯣ ꯍꯥꯟꯅ ꯄꯣꯛꯅꯕ ꯍꯣꯠꯅꯈꯣ ꯋꯥꯈꯜ ꯐꯥꯊꯧ ꯅꯨꯄꯥ ꯌꯥꯎꯗ꯭ꯔꯁꯨ ꯅꯆꯥꯁꯤꯡꯒ ꯍꯤꯡꯅꯕ ꯍꯣꯠꯅꯧ ꯍꯥꯏꯕ ꯌꯥꯝ ꯅꯨꯡꯁꯤꯅ ꯍꯥꯏꯕꯤꯔꯛꯄꯅꯤꯀꯣ ꯁꯤꯁꯨ ꯌꯥꯝ ꯆꯨꯝꯃꯤꯀꯣ ꯃꯊꯪꯗꯅ ꯑꯅꯤꯁꯨꯕ ꯋꯥꯔꯤꯁꯦ ꯍꯥꯏꯖꯒꯦ ꯑꯩꯒꯤ ꯋꯥꯈꯜꯗ ꯈꯥꯏꯅꯒꯅꯨ ꯅꯨꯄꯥꯗꯨꯒꯤ ꯑꯣꯏꯕ ꯕꯤꯖꯤꯅꯦꯁꯁꯤꯡꯗꯣ ꯅꯪꯅ ꯂꯣꯏꯅ ꯄꯥꯏꯁꯜꯂꯣ ꯍꯥꯏꯔꯤꯀꯣ ꯃꯊꯪꯗꯅ ꯏꯆꯦ ꯏꯁꯥꯗ ꯄꯥꯜꯂꯤ ꯑꯗꯨꯅ ꯋꯥꯔꯤꯁꯦ ꯇꯥꯔꯒ ꯏꯊꯟꯗ ꯀꯞꯄꯤ ꯑꯩꯅ ꯋꯥꯈꯤꯕꯗꯣ ꯅꯤꯡꯁꯤꯡꯂꯛꯏ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯅꯨꯄꯥꯗꯣ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯑꯗꯨꯕꯨ ꯑꯩꯅ ꯋꯥꯈꯤꯕꯗꯨꯗꯤ ꯍꯧꯖꯤꯛꯐꯥꯎ ꯀꯥꯎꯗ꯭ꯔꯤ ꯍꯥꯏꯕ ꯁꯨꯃꯥꯏꯅ ꯃꯁꯥꯗ ꯄꯥꯟꯕ ꯃꯥꯟꯅꯕ ꯊꯧꯗꯣꯛꯁꯦ ꯍꯦꯛꯇ ꯂꯩꯔꯝꯃꯦꯕꯀꯣ ꯑꯗꯩ ꯃꯊꯪꯗꯅ ꯆꯦ ꯄꯨꯟꯁꯤꯁꯦ ꯍꯣꯠꯅꯖꯔꯨꯕ ꯄꯨꯝꯕ ꯑꯔꯦꯝꯕ ꯇꯥꯔꯛꯄ ꯑꯃ ꯁꯣꯏꯕꯗꯒꯤ ꯃꯔꯤ ꯃꯥꯏ ꯄꯥꯛꯂꯤꯉꯩ ꯄꯩꯁꯥ ꯄꯥꯏꯔꯤꯉꯩ ꯃꯤ ꯂꯩꯕ ꯑꯗꯩ ꯂꯩꯔꯛꯇ꯭ꯔꯕ ꯁꯣꯏꯔꯕ ꯃꯤꯀꯨꯞꯇꯗꯤ ꯑꯩꯒꯤꯗꯃꯛ ꯏꯃꯤ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯇꯦꯀꯣ ꯍꯥꯏꯕ ꯌꯥꯝ ꯆꯨꯝꯃꯤꯀꯣ ꯃꯥꯒꯤ ꯀꯃꯦꯟꯁꯤꯁꯨꯀꯣ ꯑꯗꯩ ꯃꯊꯪꯗꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯑꯦ ꯃꯦꯁꯦꯖ ꯊꯥꯖꯔꯤꯕ ꯑꯩ ꯀꯦ ꯁꯦꯃꯟꯇꯥ ꯃꯩꯇꯩ ꯈꯣꯡꯃꯟ ꯖꯣꯟ 5 ꯑꯣꯏꯗꯣꯏꯕ ꯑꯗꯩ ꯏꯆꯦꯅ ꯃꯤꯌꯥꯝꯗ ꯌꯨꯝꯅꯥꯛꯀ ꯂꯩꯐꯝꯒ ꯑꯅꯤꯁꯤꯗꯪ ꯍꯥꯏꯕ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯦ ꯂꯦꯞꯇꯅ ꯇꯥꯔꯤ ꯀꯌꯥꯔꯛ ꯇꯥꯔꯛꯏ ꯏꯆꯦꯅ ꯃꯤꯌꯥꯝꯗ ꯆꯥꯡꯌꯦꯡ ꯑꯃꯇꯪ ꯌꯦꯡꯖꯅꯤꯡꯉꯤ ꯃꯈꯣꯏ ꯅꯨꯄꯥ 3ꯗ ꯆꯥꯡꯌꯦꯡ ꯇꯧꯈꯤ ꯃꯥꯏ ꯄꯥꯛꯈ꯭ꯔꯦ ꯀꯔꯝꯅ ꯏꯆꯥꯅꯨꯄꯥ ꯄꯣꯛꯀꯅꯤ ꯅꯨꯄꯤꯅ ꯑꯉꯥꯡ ꯌꯥꯎꯗꯕ ꯅꯨꯄꯤ ꯈꯛꯀꯤ ꯃꯔꯥꯜ ꯅꯠꯇꯦ ꯅꯨꯄꯤꯗꯤ ꯅꯨꯄꯤꯅ ꯂꯧꯅꯤ ꯍꯥꯏꯕ ꯅꯨꯄꯥꯅ ꯐꯧꯗꯤꯅꯤ ꯍꯥꯏꯕ ꯂꯧꯃꯤꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯂꯧꯐꯝꯗ ꯆꯥꯛꯍꯥꯎ ꯍꯨꯟꯖꯤꯜꯂꯒ ꯃꯣꯏꯔꯥꯡ ꯐꯧ ꯍꯧꯔꯛꯇꯦ ꯍꯥꯏꯅ ꯇꯥꯏꯅꯕꯒꯨꯝ ꯊꯣꯛꯀꯅꯤ ꯍꯥꯏꯕ ꯁꯤꯒꯤ ꯅꯨꯄꯥ ꯅꯨꯄꯤ ꯌꯨꯝ ꯄꯥꯜꯂꯕ ꯑꯅꯤꯃꯛ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯌꯥꯎꯅꯕ ꯑꯗꯨꯒ ꯅꯨꯄꯥ ꯄꯣꯛꯅꯕꯒꯤꯁꯦ ꯁꯤꯒꯤ ꯑꯩꯈꯣꯏ ꯑꯣꯖꯥꯁꯤꯅ ꯇꯧꯕꯗ ꯃꯃꯥꯡꯗ ꯃꯥꯏ ꯄꯥꯛꯈ꯭ꯔꯦ ꯍꯥꯏꯕꯀꯣ ꯁꯤꯁꯦ ꯇꯥꯟꯅꯕꯤꯌꯨ ꯍꯥꯏꯕꯅꯦꯕꯀꯣ ꯁꯤꯁꯨ ꯑꯗꯨꯝ ꯇꯥꯟꯅꯕ ꯌꯥꯏꯀꯣ ꯑꯗꯨꯒ ꯃꯊꯪꯗꯅ ꯉꯔꯥꯡꯒꯤ ꯑꯍꯥꯟꯕꯩ ꯋꯥꯔꯤꯁꯦ ꯂꯩꯀꯥꯏ ꯂꯩꯀꯥꯏ ꯈꯨꯗꯤꯡꯒꯤ ꯍꯧꯖꯤꯛ ꯂꯣꯏꯅ ꯊꯣꯛꯑꯝꯅꯤ ꯅꯨꯄꯥ ꯈꯪꯗꯦ ꯅꯨꯄꯤ ꯈꯪꯗꯦ ꯌꯨꯝ
ꯄꯥꯜꯂꯒ ꯏꯃꯨꯡꯒꯤ ꯃꯄꯨꯡ ꯐꯥꯅ ꯊꯧꯗꯥꯡ ꯂꯧꯔꯣꯏꯗꯕ ꯊꯕꯛ ꯁꯨꯅꯤꯡꯗꯕ ꯈꯔ ꯆꯥ ꯈꯔ ꯊꯛ ꯂꯩꯅꯤꯡꯕ ꯀꯥꯡꯕꯨꯗꯤ ꯌꯨꯝ ꯄꯥꯟꯕꯤꯒꯅꯨ ꯍꯥꯏꯖꯅꯤꯡꯉꯤ ꯑꯅ ꯍꯥꯏꯔꯛꯑꯦ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯂꯣꯏꯁꯤꯜꯂꯛꯂꯤꯕ ꯅꯨꯄꯤꯁꯤꯡꯒꯤ ꯄꯨꯟꯁꯤ ꯑꯗꯨꯗꯅꯤꯀꯣ ꯄꯤꯔꯛꯏꯕ ꯀꯃꯦꯟꯁꯦ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥꯁꯨ ꯑꯁꯨꯝꯅ ꯉꯝꯅꯕ ꯍꯣꯠꯅꯔꯛꯄ ꯅꯨꯄꯤ ꯑꯃꯅꯤ ꯑꯩꯈꯣꯏꯅ ꯍꯦꯛ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗꯒꯤ ꯏꯄꯥꯅ ꯀꯩꯁꯨ ꯃꯄꯨꯡ ꯑꯣꯏꯕ ꯏꯃꯨꯡꯒꯤ ꯊꯧꯗꯥꯡ ꯂꯧꯔꯛꯇꯦ ꯏꯃꯥꯅ ꯑꯗꯨꯝ ꯉꯝꯅꯕ ꯂꯧꯔꯛꯏ ꯂꯧꯕꯨꯛ ꯀꯨꯝꯕ ꯑꯗꯩꯗꯤ ꯏꯌꯥꯔꯄꯣꯔꯠꯇ ꯊꯕꯛ ꯁꯨꯕ ꯆꯠꯄ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯍꯣꯠꯅꯕꯤꯔꯛꯏ ꯍꯧꯖꯤꯛꯇꯤ ꯏꯁꯥꯁꯨ ꯃꯥꯁꯇꯔ ꯂꯣꯏꯖꯔꯦ ꯍꯥꯏ ꯁ꯭ꯀꯨꯜ ꯇꯝꯃꯤꯉꯩꯗꯒꯤ ꯌꯨꯝꯒꯤ ꯑꯉꯝꯕ ꯊꯧꯗꯥꯡ ꯂꯧꯔꯛꯑꯦ ꯅꯤꯡꯇꯝꯅ ꯇꯝꯅꯤꯡꯕ ꯁ꯭ꯀꯨꯜꯗ ꯇꯝꯕ ꯉꯝꯃꯛꯇꯦ ꯑꯩꯈꯣꯏꯅ ꯄꯤꯛꯂꯤꯉꯩ ꯏꯃꯥꯅ ꯍꯥꯏꯈꯤꯕ ꯋꯥꯐꯝ ꯑꯃ ꯉꯁꯤꯒꯤ ꯋꯥꯔꯤꯁꯤꯅ ꯅꯤꯡꯁꯤꯡꯂꯛꯑꯦ ꯑꯩꯅ ꯉꯝꯂꯤꯕ ꯃꯈꯩ ꯍꯣꯠꯅꯒꯅꯤ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯉꯝꯗ꯭ꯔꯦꯅ ꯁꯥꯎꯅꯗꯅ ꯌꯨꯝꯗ ꯍꯟꯒꯦꯅ ꯈꯣꯡ ꯍꯦꯛ ꯊꯥꯡꯗꯣꯛꯈ꯭ꯔꯕ ꯌꯨꯝꯁꯤꯗ ꯑꯃꯨꯛ ꯍꯜꯂꯛꯑꯔꯣꯏꯅ ꯌꯥꯝ ꯅꯨꯡꯁꯤꯌꯦꯀꯣ ꯁꯨꯃꯥꯏꯅ ꯃꯃꯥꯅ ꯍꯣꯠꯅꯔꯛꯄꯁꯦ ꯀꯥꯎꯗꯕ ꯃꯆꯥ ꯃꯌꯥꯝ ꯑꯃ ꯂꯩꯌꯦꯕꯀꯣ ꯑꯗꯨꯒ ꯃꯊꯪꯗꯅ ꯉꯁꯤꯒꯤ ꯋꯥꯔꯤꯁꯤꯡꯁꯦ ꯇꯥꯔꯨꯕꯗꯒꯤ ꯁꯨꯅꯤꯡꯗꯕ ꯅꯨꯄꯥꯁꯤꯡꯁꯦ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤ ꯑꯃꯨꯛꯇꯪ ꯋꯥꯔꯛꯄ ꯃꯇꯝ ꯑꯣꯏꯔꯦ ꯍꯥꯏꯀꯣ ꯑꯗꯩ ꯑꯃꯅ ꯑꯃꯨꯛ ꯀꯣꯔꯣꯅꯥ ꯍꯥꯏꯕꯁꯤꯒ ꯀꯨꯀꯤꯁꯤꯡꯁꯤꯒꯅ ꯄꯨꯟꯁꯤꯁꯦ ꯃꯊꯛ ꯃꯈꯥ ꯑꯣꯜꯍꯜꯂꯦ ꯍꯥꯏꯕ ꯑꯗꯩꯗꯤ ꯃꯊꯪꯗꯅ ꯄꯨꯝꯅꯃꯛꯁꯦ ꯅꯨꯄꯤ ꯊꯤꯖꯤꯜꯂꯒ ꯅꯨꯄꯥꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯅꯨꯄꯤꯗꯤ ꯊꯥꯛꯅꯤꯡꯗꯕ ꯏꯃꯨꯡ ꯄꯨꯅꯤꯡꯗꯕ ꯁꯨꯅꯤꯡꯗꯕꯗꯒꯤ ꯌꯨꯝꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯂꯧꯗꯕꯗꯒꯤ ꯉꯥꯛꯇꯅꯤ ꯊꯣꯛꯏꯁꯦ ꯍꯥꯏꯕ ꯌꯥꯝ ꯆꯨꯝꯃꯤꯀꯣ ꯑꯗꯩ ꯃꯊꯪꯗꯅ ꯄꯨꯟꯁꯤꯁꯤꯒꯤ ꯍꯥꯏꯔꯨꯔꯗꯤ ꯏꯆꯦ ꯈꯝ ꯊꯦꯡꯅ ꯋꯥꯔꯦ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗꯁꯨ ꯏꯆꯦꯒꯤ ꯅꯥꯛꯇ ꯂꯥꯛꯁꯤꯔꯥ ꯑꯋꯥꯕꯁꯦ ꯁꯤꯌꯥꯔ ꯇꯧꯊꯣꯛꯂꯒ ꯐꯒꯗ꯭ꯔꯥ ꯑꯃꯨꯛꯁꯨ ꯏꯊꯟꯇ ꯈꯜꯂꯤ ꯃꯤꯃꯥꯡ ꯊꯣꯛꯂꯔꯣꯏꯗ ꯑꯩ ꯑꯔꯣꯏꯕꯗ ꯑꯩ ꯀꯅꯥꯒꯤꯁꯨ ꯈꯟꯗ꯭ꯔꯦ ꯀꯅꯥꯗꯁꯨ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤꯁꯦ ꯂꯤꯅꯤꯡꯗ꯭ꯔꯦ ꯍꯥꯏꯕ ꯀꯩꯗꯧꯗꯣꯏꯅꯣꯅ ꯈꯟꯗꯣꯔꯛꯑꯦ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯋꯥꯏ ꯍꯥꯏꯈ꯭ꯔꯔꯣꯏ ꯄꯨꯟꯁꯤꯁꯦ ꯏꯃꯥꯅ ꯍꯤꯡꯅꯕ ꯂꯝꯕꯤ ꯑꯃꯗꯤ ꯁꯤꯟꯕꯤꯔꯝꯃꯤ ꯏꯖꯠ ꯌꯣꯟꯗ꯭ꯔꯒ ꯁꯣꯛꯇ꯭ꯔꯒ ꯂꯣꯏꯔꯦ ꯍꯤꯡꯈꯤꯗꯣꯏꯅꯤ ꯑꯩ ꯏꯆꯥꯒꯤꯗꯃꯛ ꯍꯥꯏꯕ ꯌꯥꯝ ꯅꯨꯡꯁꯤꯀꯣ ꯃꯥꯅ ꯍꯥꯏꯁꯦ ꯃꯥꯅ ꯌꯥꯝ ꯑꯆꯨꯝꯕꯅꯤ ꯑꯗꯩ ꯍꯧꯖꯤꯛꯀꯤ ꯑꯃꯅ ꯍꯥꯏꯌꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯉꯩꯗ ꯁꯦꯜ ꯊꯣꯛ ꯂꯝꯕꯤ ꯍꯥꯟꯅ ꯂꯩꯅꯕ ꯍꯣꯠꯅꯕꯤꯌꯨ ꯑꯗꯨꯒ ꯅꯨꯄꯤꯁꯤꯡꯁꯨ ꯁꯨꯃꯥꯏꯅ ꯋꯥꯗꯅꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯅꯤꯡꯊꯤꯅ ꯇꯝꯗꯨꯅ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯂꯤ ꯏꯟꯗꯤꯄꯦꯟꯗꯦꯟ ꯑꯣꯏꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯍꯥꯏꯕ ꯁꯤꯁꯦ ꯌꯥꯝ ꯆꯨꯝꯃꯤꯀꯣ ꯑꯗꯣ ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯀꯩꯅꯣꯁꯦ ꯐꯤꯂꯝ ꯑꯩꯈꯣꯏ ꯍꯟꯗꯛ ꯆꯥꯛꯀꯧꯕꯁꯤꯗ ꯅꯪꯅꯕ ꯄꯨꯊꯣꯛꯀꯗꯕ ꯑꯩꯅ ꯗꯤꯔꯦꯛꯁꯟ ꯄꯤꯕ ꯐꯤꯂꯝ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯅꯨꯡꯁꯤ ꯆꯩꯔꯥꯛ ꯃꯌꯥꯝꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯅꯈꯤꯕ ꯏꯄꯤꯁꯣꯠ ꯀꯣ ꯅꯨꯡꯁꯤ ꯆꯩꯔꯥꯛꯁꯦ ꯅꯝꯕ ꯄꯨꯡꯂꯣꯏ ꯂꯣꯏꯔꯦ ꯗꯕꯤꯡ ꯂꯣꯏꯔꯦ ꯁꯦꯝ ꯁꯥꯕ ꯑꯌꯥꯝꯕ ꯂꯣꯏꯁꯜꯂꯦ ꯑꯗꯨꯒ ꯏꯁꯩ ꯍꯟꯗꯛ ꯅꯝꯃꯦ ꯏꯁꯩ ꯅꯝꯕꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯏꯁꯩ ꯅꯝꯕ ꯂꯣꯏꯈ꯭ꯔꯦ ꯁꯤꯗꯩꯁꯤꯗ ꯏꯁꯩꯁꯦ ꯑꯩꯈꯣꯏꯒꯤ ꯂꯣꯛꯀꯞ ꯑꯃꯗ ꯅꯝꯃꯦ ꯄꯨꯂꯤꯁ ꯏꯁꯇꯦꯁꯟ ꯑꯃꯒꯤ ꯑꯗ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯩꯈꯣꯏꯐꯧꯗꯅꯦ ꯃꯤꯠꯇꯩ ꯄꯤ ꯇꯥꯕ ꯑꯩꯈꯣꯏꯒꯤ ꯁꯥꯒꯔꯒ ꯒꯦꯄꯦꯂꯤꯅꯥꯒꯒꯤ ꯑꯦꯛꯇꯤꯡꯁꯦ ꯃꯥꯅ ꯂꯣꯛꯀꯞꯁꯤꯗ ꯂꯩꯔꯒ ꯐꯛꯂꯥꯡꯗ ꯈꯨꯠꯇꯨꯝꯅꯒ ꯁꯨꯖꯟꯕ ꯑꯗꯩ ꯃꯥꯅ ꯀꯞꯄꯒ ꯇꯥꯔ ꯂꯩꯕ ꯑꯗꯩ ꯃꯥꯒꯤ ꯋꯥꯈꯜꯁꯤꯗ ꯒꯦꯄꯦꯂꯤꯅꯥꯅ ꯂꯥꯛꯄ ꯑꯗꯨꯒ ꯃꯥꯅ ꯍꯦꯛ ꯃꯈꯨꯠꯁꯦ ꯐꯥꯒꯦ ꯍꯦꯛ ꯇꯧꯔꯒꯅ ꯍꯦꯛ ꯆꯠꯈꯤꯕ ꯃꯥꯡꯈꯤꯕ ꯑꯗꯨꯃꯥꯏꯅ ꯃꯉꯣꯟꯗ ꯃꯥꯒꯤ ꯆꯩꯔꯥꯛ ꯅꯨꯡꯁꯤꯕꯒꯤ ꯆꯩꯔꯥꯛ ꯑꯃ ꯐꯪꯍꯧꯔꯒ ꯑꯩ ꯉꯁꯤꯗꯤ ꯂꯣꯛꯀꯞꯇ ꯂꯩꯔꯕꯅꯤ ꯍꯥꯏꯕꯒꯤ ꯏꯁꯩꯁꯤꯗ ꯇꯧꯔꯛꯄ ꯑꯦꯛꯇꯤꯡꯁꯤꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯁ ꯊꯃꯣꯏꯁꯦ ꯌꯥꯝ ꯁꯣꯛꯄꯀꯣ ꯑꯗꯩ ꯅꯨꯡꯗꯥꯡꯗ ꯋꯥꯏꯊꯧ ꯆꯤꯡꯁꯤꯗ ꯅꯝꯃꯦꯕ ꯋꯥꯏꯊꯧꯒꯤ ꯆꯤꯡ ꯑꯃꯗ ꯃꯔꯨ ꯀꯣꯛꯄ ꯆꯤꯡ ꯎꯁꯣꯏ ꯄꯣꯛꯄꯤ ꯑꯁ ꯃꯈꯥꯁꯤꯅ ꯊꯝꯕꯥꯜ ꯉꯥꯛꯇ ꯍꯧꯔꯒꯀꯣ ꯆꯤꯡ ꯃꯊꯛꯁꯦ ꯌꯥꯝ ꯐꯖꯩꯕ ꯃꯔꯨ ꯀꯣꯛꯑꯦ ꯀꯔꯤꯝ ꯍꯧꯗꯦ ꯆꯤꯡꯁꯦꯀꯣ ꯆꯤꯡ ꯑꯃꯈꯛ ꯂꯩꯕꯅꯦꯕ
ꯑꯗꯨꯒ ꯁꯤꯗꯒ ꯅꯝꯕꯗ ꯑꯩꯈꯣꯏꯒꯤ ꯃꯣꯏꯅ ꯇꯧꯈꯤꯕ ꯑꯦꯛꯇꯤꯡ ꯃꯌꯥꯝ ꯀꯣ ꯑꯗꯨꯒ ꯑꯗꯨꯒꯤ ꯆꯤꯡꯁꯤꯒꯤ ꯃꯈꯥꯗ ꯑꯃꯨꯛ ꯑꯩꯈꯣꯏ ꯏꯁꯤꯡ ꯈꯔ ꯂꯩꯌꯦꯕ ꯄꯨꯊꯔꯒ ꯀꯣ ꯏꯁꯤꯡ ꯈꯔ ꯂꯩꯕꯁꯤꯒꯤ ꯃꯅꯥꯛꯁꯤꯗ ꯑꯩꯈꯣꯏꯅ ꯅꯨꯡꯗꯥꯡꯁꯦ ꯑꯩꯈꯣꯏꯒꯤ ꯃꯩꯁꯦ ꯆꯥꯎꯅ ꯍꯧꯔꯒ ꯁꯥꯒꯔꯁꯤꯅ ꯌꯥꯝ ꯊꯤꯅ ꯅꯤꯡꯕ ꯀꯥꯏꯕꯒꯤ ꯏꯁꯩꯁꯦ ꯅꯝꯃꯦꯕ ꯑꯗ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯌꯥꯝ ꯐꯖꯕ ꯀꯦꯃꯦꯔꯥꯒꯤ ꯑꯦꯡꯒꯜꯗꯀꯣ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡꯁꯤꯗꯁꯨ ꯃꯃꯤ ꯇꯥꯕ ꯀꯦꯃꯦꯔꯥꯁꯤꯅ ꯅꯝꯕꯗ ꯑꯅꯤꯃꯛꯁꯦ ꯎꯕ ꯃꯕꯥꯅꯤꯒꯤ ꯁꯛꯇꯝꯁꯤꯒ ꯏꯁꯤꯡꯁꯤꯗ ꯇꯥꯕꯁꯤꯒ ꯃꯩꯁꯤꯅ ꯉꯥꯟꯅ ꯋꯪ 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 ꯃꯩꯁꯦ ꯊꯥꯕꯅꯤꯅꯀꯣ ꯑꯗꯨꯒꯤ ꯐꯖꯕꯗꯣ ꯀꯦꯃꯦꯔꯥꯒꯤ ꯀꯩꯅꯣꯁꯤꯗꯤ ꯌꯥꯝ ꯐꯖꯩꯕ ꯑꯗꯨ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯁꯥꯊꯤꯅ ꯋꯥꯅ ꯑꯍꯤꯡ ꯄꯨꯡ 2ꯗ ꯒ ꯂꯣꯏ ꯅꯝꯕꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯁꯨꯔꯖꯀꯤ ꯁꯔꯨꯛ ꯃꯥꯅ ꯅꯤꯡꯕ ꯀꯥꯏꯕꯒꯤ ꯎ ꯈꯣꯡ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯑꯆꯧꯕ ꯌꯥꯝ ꯐꯖꯕ ꯈꯣꯡꯅꯥꯡ ꯄꯣꯠ ꯑꯃꯒꯤ ꯃꯈꯣꯡꯗ ꯐꯝꯃꯒ ꯅꯤꯡꯕ ꯀꯥꯏꯕꯒꯤ ꯃꯥꯒꯤ ꯎꯠꯂꯛꯀꯗꯕ ꯃꯥꯒꯤ ꯁꯔꯨꯛꯁꯦ ꯅꯝꯖꯦꯅ ꯆꯠꯄꯁꯤꯗ ꯗꯥꯏꯔꯦꯛ ꯄꯨꯡ ꯕꯥꯔꯣ ꯃꯤꯅꯤꯠ 35 ꯇꯥꯔꯕ ꯑꯩꯈꯣꯏ ꯋꯥꯏꯊꯧꯒꯤꯗꯒꯤ ꯆꯪꯉꯒ ꯊꯤꯌꯥꯝ ꯀꯣꯟꯖꯤꯟꯒꯤꯗ ꯑꯩꯈꯣꯏ ꯀꯤꯍꯣꯝꯒꯨꯝ ꯌꯥꯝꯅ ꯌꯣꯟꯕ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯌꯥꯝ ꯐꯖꯕ ꯍꯧꯕ ꯑꯃ ꯂꯩꯌꯦꯕ ꯑꯩꯈꯣꯏ ꯆꯤꯡꯒꯤ ꯈꯨꯜ ꯑꯃ ꯅꯦꯕ ꯑꯗꯨꯗꯣ ꯀꯩꯅꯣꯁꯦ ꯂꯝꯕꯤꯁꯦ 3 ꯐꯥꯡꯕ ꯍꯥꯏꯇꯥꯔꯦꯅꯦ ꯆꯤꯡꯒꯤ ꯈꯨꯟꯁꯦ ꯁꯨꯃꯥꯏꯅ 4 ꯐꯥꯡꯉꯦ ꯆꯤꯡꯒꯤ ꯈꯨꯟꯁꯦ ꯁꯤꯗ ꯑꯃ ꯁꯨꯃꯥꯏꯅ ꯆꯠꯈꯤꯗꯣꯏꯕ ꯁꯣꯝꯗ ꯊꯤꯌꯥꯝ ꯀꯣꯟꯖꯤꯟ ꯁꯣꯝꯗꯅ ꯋꯥꯏꯊꯧ ꯇꯥꯈꯤꯗꯣꯏꯕ ꯁꯤꯒꯤ ꯂꯝꯂꯣꯡ 4 ꯐꯥꯡꯕꯁꯦ ꯁꯤꯗ ꯈꯣꯡꯅꯥꯡꯄꯣꯠ ꯄꯥꯝꯕꯤ ꯌꯥꯝ ꯐꯖꯅ ꯍꯧꯋꯦ ꯑꯌꯨꯛꯗꯤꯟꯗꯅ ꯀꯤꯍꯣꯝ ꯂꯣꯏ ꯌꯣꯟꯕꯅꯦꯕ ꯑꯗꯥꯏꯁꯦ ꯑꯗ ꯑꯩꯈꯣꯏꯒꯤ ꯃꯪꯐꯝꯅꯦꯕ ꯀꯩꯅꯣꯁꯤꯡꯁꯤꯒꯤ ꯑꯩꯈꯣꯏ ꯆꯤꯡꯒꯤ ꯈꯨꯟꯁꯤꯒꯤ ꯑꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯃꯪꯐꯝꯒꯤ ꯀꯣꯔꯁ ꯃꯥꯔꯛ ꯌꯨꯡꯕꯗꯣ ꯑꯗꯨꯁꯨ ꯂꯣꯏ ꯂꯩꯌꯦꯕꯀꯣ ꯑꯗ ꯄꯨꯡ ꯑꯁꯣꯝꯗ ꯀꯩꯅꯣꯒꯤ ꯎꯁꯣꯏꯄꯣꯛꯄꯤꯒꯤ ꯆꯤꯡꯒꯣꯡꯗꯨꯗ ꯅꯝꯃꯨꯔꯒ ꯖꯦꯅꯦꯔꯦꯇꯔꯁꯦ ꯀꯩꯝ ꯇꯧꯄꯣꯟꯇꯦꯀꯣ ꯅꯨꯡꯗꯥꯡ ꯄꯨꯡ 9-10ꯗꯒꯤ ꯉꯟꯈꯠꯂꯒ 9-9ꯗꯒꯤ ꯉꯟꯈꯠꯂꯒ ꯅꯝꯃꯛꯏꯗꯣ ꯀꯩꯝ ꯇꯧꯗꯦꯗ ꯃꯐꯝꯗꯨ ꯌꯧꯕꯗ ꯄꯨꯡ 12 ꯃꯤꯅꯤꯠ 35 ꯆꯞ ꯆꯥꯕ ꯑꯗꯨꯗ ꯖꯦꯅꯦꯔꯦꯇꯔꯁꯦ ꯁꯨꯡꯍꯧ ꯍꯧꯗ꯭ꯔꯕ ꯑꯗꯩ ꯑꯩꯈꯣꯏꯁꯦ ꯃꯐꯝꯁꯦ ꯌꯧꯔ ꯑꯩꯈꯣꯏ ꯀꯥꯔ 3-4ꯁꯦ ꯈꯥꯝꯃꯒ ꯂꯥꯏꯠꯁꯦ ꯂꯣꯏ ꯊꯥꯟꯕꯁꯤꯗ ꯀ꯭ꯔꯣꯁ ꯃꯥꯔꯛꯁꯤꯡꯁꯦ ꯃꯪꯐꯝꯒꯤ ꯆꯤꯡ ꯃꯤꯁꯤꯡꯒꯤ ꯃꯪꯐꯝꯒꯤ ꯀ꯭ꯔꯣꯁ ꯃꯥꯔꯛꯇꯨꯒ ꯂꯝꯂꯣꯡ 4ꯗꯨꯒ ꯑꯗꯩ ꯈꯣꯡꯅꯥꯡꯗꯨꯒ ꯀꯣꯁ ꯑꯗꯩ ꯖꯦꯅꯦꯔꯦꯇꯔꯁꯦ ꯁꯨꯡꯍꯧ ꯍꯧꯗ꯭ꯔꯕꯀꯣ ꯀꯤꯕꯗ ꯍꯦꯛꯇ ꯂꯣꯏꯕꯅꯤ ꯀꯩꯅꯣ ꯑꯩꯈꯣꯏꯁꯦ ꯍꯩꯅꯕꯤ ꯃꯐꯝꯅꯤ ꯌꯧꯔꯤꯕ ꯃꯇꯝꯁꯤꯒ ꯍꯦꯛ ꯒꯥꯔꯤ ꯈꯥꯝꯕꯗ ꯂꯥꯏꯠꯅ ꯀ꯭ꯔꯣꯁ ꯃꯥꯔꯛꯁꯦ ꯙꯛ ꯂꯥꯎꯅ ꯂꯥꯏꯠꯅ ꯎꯈꯤꯕꯗꯒꯤ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯕꯅꯦꯅ ꯑꯩꯈꯣꯏꯁꯦ ꯄꯨꯡꯃꯨꯛ ꯍꯦꯛ ꯖꯦꯅꯦꯔꯦꯇꯔꯁꯦ ꯉꯪꯕꯗ ꯍꯧꯗꯗꯅꯅꯦ ꯀꯩꯝꯁꯨ ꯇꯧꯗꯕꯗꯣ ꯑꯗꯨꯝ ꯍꯜꯂꯛꯈꯤꯕ ꯑꯍꯤꯡꯗꯣ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯅꯣꯡꯉꯥꯜꯂꯒ ꯑꯣꯏꯅ ꯅꯝꯃꯦꯕ ꯗꯦ ꯇꯥꯏꯝꯗ ꯑꯣꯏꯅ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯣꯀꯞꯀꯤ ꯅꯝꯕꯁꯤꯗ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯃꯈꯛ ꯊꯦꯡꯅꯔꯦ ꯂꯣꯀꯞꯇꯨꯒꯤ ꯐꯛꯂꯥꯡꯗꯅꯦ ꯑꯩꯈꯣꯏꯒꯤ ꯅꯨꯡꯅ ꯁꯨꯃꯥꯏꯅ ꯀꯟꯅ ꯆꯤꯡꯉꯒ ꯑꯩꯈꯣꯏꯒꯤ ꯐꯛꯂꯥꯡꯁꯦ ꯌꯥꯝ ꯐꯖꯅ ꯏꯔꯝꯃꯦ ꯑꯃ ꯃꯨꯁꯂꯤꯝ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯗꯨꯒꯤ ꯋꯥꯍꯩꯁꯦ ꯏꯕꯦꯝꯃ ꯅꯪꯕꯨ ꯀꯔꯝ ꯄꯥꯜꯂꯤ ꯅꯪ ꯅꯨꯡꯁꯤꯔꯨꯕꯒꯤ ꯑꯩꯗꯤ ꯉꯁꯤ ꯑꯋꯥꯕ ꯇꯥꯔꯦ ꯂꯣꯀꯞꯁꯤꯗ ꯂꯩꯔꯦ ꯑꯗꯨꯕꯨ ꯑꯩ ꯂꯥꯟꯗꯕꯅꯤꯀꯣ ꯂꯥꯏꯔꯕꯒꯤꯅꯤꯀꯣ ꯑꯩꯅ ꯉꯁꯤ ꯏꯔꯥꯟ ꯐꯪꯉꯤꯁꯦ ꯑꯗꯣ ꯂꯥꯏꯔꯕ ꯑꯩꯈꯣꯏꯒꯤꯁꯨ ꯑꯂꯥ ꯂꯩꯕꯅꯤ ꯑꯂꯥꯅ ꯂꯣꯏꯅꯃꯛ ꯃꯄꯨꯅ ꯎꯕꯅꯤꯀꯣ ꯅꯪꯁꯨ ꯐꯪꯉꯛꯀꯅꯤꯀꯣ ꯅꯪꯒꯤ ꯅꯁꯨꯡꯂꯥꯡꯒꯤꯗꯃꯛꯇꯅꯤꯀꯣ ꯑꯩꯅ ꯉꯁꯤ ꯏꯔꯥꯟ ꯂꯩꯇꯅ ꯂꯣꯀꯞꯁꯤꯗ ꯈꯥꯡꯉꯤꯁꯦꯅ ꯃꯥꯅ ꯏꯔꯝꯃꯦꯕꯀꯣ ꯋꯥꯍꯩ ꯑꯃꯈꯛ ꯑꯁ ꯌꯥꯝ ꯐꯖꯕ ꯋꯥꯅꯤ ꯑꯩꯈꯣꯏꯅ ꯄꯥꯏꯌꯦꯕ ꯐꯛꯂꯥꯡꯁꯤꯃꯅꯦ ꯊꯟꯅ ꯆꯥꯎꯅ ꯑꯩꯈꯣꯏ ꯀꯦꯄꯤꯇꯦꯜ ꯂꯦꯇꯔ ꯉꯥꯛꯇꯅꯒ ꯏꯕ ꯋꯥꯅꯤꯗ ꯑꯗꯨ ꯌꯥꯝ ꯐꯖꯅ ꯏꯔꯝꯕ ꯋꯥꯅꯤ ꯑꯗꯨꯒꯤ ꯋꯥꯍꯩꯗꯣꯀꯣ ꯌꯥꯝ ꯂꯣꯀꯞ ꯃꯅꯨꯡꯗ ꯌꯥꯝ ꯊꯃꯣꯏ ꯆꯥꯡꯅ ꯑꯗꯨꯃꯥꯏꯅ ꯍꯛꯑꯒ ꯏꯔꯝꯕꯗꯣ ꯌꯥꯝ ꯐꯖꯕ ꯋꯥꯅꯤꯗ ꯌꯥꯝ ꯅꯨꯡꯁꯤꯕ ꯋꯥꯅꯤꯗ ꯃꯥꯏ ꯋꯥꯍꯩꯗꯣꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯏꯅꯥꯎꯅꯨꯄꯤ ꯑꯃꯈꯛ ꯍꯟꯗꯛ ꯂꯥꯛꯑꯦꯀꯣ ꯑꯁ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯥꯏ ꯋꯥꯔꯤꯗꯨꯗꯤ ꯀꯣꯟꯅ ꯂꯤꯖꯔꯛꯀꯦ ꯃꯥꯁꯨ ꯅꯨꯡꯁꯤꯕ ꯀꯥꯏꯅꯕꯒꯤ ꯋꯥꯔꯤꯅꯤ ꯃꯥꯅ ꯂꯥꯛꯑꯝꯃꯤꯁꯦ ꯍꯦꯛꯇ ꯉꯥꯎꯔꯒꯅꯤ ꯃꯥꯁꯨ ꯂꯥꯛꯏꯁꯦ ꯑꯁ ꯃꯁꯛꯁꯤꯅꯅꯦ ꯍꯦꯛꯇ ꯈꯨꯐꯖꯕꯅꯦꯕ ꯑꯗꯨꯏ ꯉꯥꯡꯗꯅꯒ ꯐꯖꯕ ꯃꯁꯛꯁꯦ ꯄꯨꯔꯥ ꯃꯥꯅ ꯀ꯭ꯂꯥꯁ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ 12 ꯈꯛ ꯂꯣꯏꯔꯛꯄꯒꯤ ꯐꯥꯔꯁ ꯏꯌꯥꯔꯒ ꯀꯥꯔꯛꯄꯒꯤ ꯃꯇꯝꯁꯤꯗ ꯊꯦꯡꯅꯈꯤꯕ ꯅꯨꯄꯥ ꯍꯧꯖꯤꯛ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯣꯏꯗꯣꯔꯦ ꯃꯥ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯣ ꯐꯠꯇꯒ ꯈꯟꯊꯕ ꯉꯝꯗꯕꯗ ꯅꯨꯄꯥꯁꯤꯒ ꯄꯨꯔꯥ ꯃꯥꯁꯦ ꯂꯣꯏꯅꯔꯒ ꯅꯨꯡꯁꯤꯅꯔꯒ ꯅꯨꯄꯥꯁꯤꯅ ꯂꯣꯏꯅ ꯀꯦꯌꯥꯔ ꯂꯧꯕꯤꯗꯅ ꯄꯨꯗꯅ ꯀꯣꯏꯗꯅ ꯆꯠꯇꯅ ꯃꯐꯤ ꯃꯔꯣꯟ ꯂꯩꯕꯤꯗꯅ ꯐꯣꯔꯝ ꯐꯤꯜ ꯑꯞꯀꯤ ꯑꯦꯗꯃꯤꯁꯟꯒꯤ ꯂꯣꯏꯅ ꯍꯣꯠꯅꯔꯒ ꯅꯨꯄꯥꯁꯦ ꯂꯥꯞꯊꯣꯛꯈꯤꯕꯅꯦꯕ ꯃꯥꯁꯦ ꯍꯦꯛꯇ ꯗꯤꯄ꯭ꯔꯦꯁꯟ ꯆꯠꯄꯅꯦꯕ ꯃꯁꯛꯁꯤꯅ ꯑꯁ ꯀꯔꯤ ꯈꯨꯐꯖꯅꯣ ꯈꯪꯗꯦ ꯑꯗꯣ ꯃꯥꯅ ꯃꯥꯡꯉꯤꯕꯗꯨꯒ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯋꯥꯅꯤꯗ ꯑꯗꯣ ꯑꯩꯅ ꯀꯩꯅꯣ ꯃꯥꯁꯤ ꯃꯥꯏ ꯃꯀꯣꯛꯁꯤꯗꯅꯦ ꯍꯧꯖꯤꯛꯁꯦ ꯀꯔꯤꯝ ꯌꯥꯎꯗ꯭ꯔꯦꯕ ꯅꯨꯄꯥꯁꯤꯗ ꯍꯦꯟꯅ ꯑꯇꯣꯞꯄꯗ ꯂꯩꯕꯁꯨ ꯄꯥꯝꯗꯦ ꯂꯣꯏꯁꯟꯅꯕꯁꯨ ꯄꯥꯝꯗꯦ ꯑꯩꯗꯤ ꯃꯥꯏ ꯅꯨꯄꯤ ꯑꯣꯏꯒꯦꯅ ꯑꯗꯨꯃꯥꯏꯅ ꯅꯛꯁꯟꯅꯔꯨꯕꯅꯤ ꯅꯛꯅ ꯄꯨꯔꯥ ꯄꯨꯟꯁꯤꯁꯤꯃ ꯃꯥꯅ ꯀꯣꯂꯦꯖ ꯆꯠꯄ ꯊꯤꯟꯕ ꯂꯣꯏꯅ ꯃꯦꯀꯞ ꯑꯃ ꯂꯩꯕ ꯏꯃꯥꯟꯅꯕꯤ ꯑꯃ ꯇꯤꯟꯅꯍꯟꯗ꯭ꯔꯕꯅꯤ ꯑꯗꯨꯅ ꯑꯩ ꯀꯣꯛꯁꯤꯗ ꯀꯔꯤꯝ ꯆꯪꯗ꯭ꯔꯦꯅ ꯍꯧꯖꯤꯛ ꯃꯥꯅ ꯂꯥꯞꯊꯣꯛꯈꯤꯕ ꯕ꯭ꯂꯣꯛ ꯅꯨꯡ ꯂꯣꯏ ꯄꯤꯔꯛꯄꯅꯤ ꯐꯦꯁꯕꯨꯛ IG ꯋꯥꯠꯁꯑꯞ ꯖꯤꯄꯦ ꯑꯁ ꯂꯣꯏꯅ ꯍꯦꯛꯇ ꯕ꯭ꯂꯣꯛ ꯄꯤꯔꯛꯄꯤꯅꯦꯕ
ꯅꯣꯡꯉꯥꯝꯗꯩ ꯇꯥꯕꯧ ꯂꯣꯏꯅꯔꯝꯃꯤꯕ ꯆꯠꯃꯤꯟꯅꯔꯝꯃꯤꯕ ꯃꯥꯏ ꯀꯥꯔꯁꯦ ꯄꯨ ꯆꯠꯂꯝꯃꯤꯕ ꯅꯨꯄꯤꯁꯦ ꯂꯪꯊꯣꯛꯑꯝꯕꯤꯅꯦꯕꯀꯣ ꯌꯥꯅꯗꯗꯤ ꯎꯅꯕꯒ ꯐꯪꯕ ꯅꯠꯇꯦꯀꯣ ꯑꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯁꯛ ꯈꯨꯐꯖꯗꯨꯒ ꯃꯥꯡꯉꯤꯕ ꯈꯨꯃꯥꯡꯗꯣ ꯑꯩꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯒꯤ ꯑꯉꯥꯡꯗꯣꯀꯣ ꯑꯗꯣ ꯀꯩꯅꯣꯁꯦ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯍꯦꯄꯤ ꯑꯦꯟꯗꯤꯡꯁꯦꯀꯣ ꯑꯩꯅ ꯁꯥꯎꯅꯤꯡꯕꯩ ꯑꯃꯒ ꯍꯥꯟꯅ ꯍꯧꯔꯛꯑꯒꯦꯕ ꯑꯗꯨꯒ ꯅꯣꯛꯄ ꯑꯣꯏꯅ ꯂꯣꯏꯁꯜꯂꯛꯑꯒꯦꯕ ꯋꯥꯔꯤꯁꯦ ꯂꯤꯔꯛꯄꯗ ꯑꯩꯁꯨ ꯌꯥꯝ ꯋꯥꯏꯑꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯑꯩꯅ ꯉꯁꯤꯁꯦ ꯑꯁ ꯆꯠꯂꯒꯦꯅ ꯑꯩꯁꯦ ꯍꯣꯕꯦꯕ ꯆꯥꯛ ꯏꯁꯤꯡꯁꯦ ꯃꯥꯒꯤ ꯂꯣꯏꯅ ꯉꯥ ꯅꯨꯡ ꯉꯧꯗꯅ ꯈꯣꯠꯇꯅ ꯀꯨꯞꯇꯅ ꯈꯣꯠꯇꯅ ꯆꯥꯛꯀꯤ ꯍꯣꯠ ꯀꯦꯁꯇ ꯈꯥꯏꯗꯣꯛꯇꯅ ꯏꯟꯖꯥꯡꯒꯤ ꯏꯁꯤꯡ ꯈꯨꯖꯥꯏ ꯂꯣꯏ ꯀꯨꯞꯇꯅ ꯑꯗꯩ ꯄꯨꯈꯝ ꯅꯨꯡꯒꯝ ꯂꯣꯏ ꯆꯥꯝꯊꯣꯛꯑ ꯇꯦꯡꯀꯣꯠ ꯅꯨꯡꯒꯣꯠ ꯍꯣꯔꯦꯟ ꯍꯣꯠ ꯀꯦꯁꯇꯣ ꯃꯥꯅ ꯆꯥꯒꯦ ꯍꯥꯏ ꯀꯥꯟꯗ ꯑꯩꯅ ꯆꯠꯊꯣꯛꯇꯣꯏꯃꯤꯅ ꯂꯧꯊꯣꯛꯑꯒ ꯆꯥꯍꯧꯅꯕꯅ ꯈꯥꯕꯩ ꯀꯣꯠꯅꯕ ꯏꯟꯖꯥꯡ ꯀꯣꯠꯅꯕ ꯆꯥꯛ ꯀꯣꯠꯅꯕ ꯑꯗꯩ ꯃꯥꯏ ꯄꯨꯈꯝ ꯄꯤꯊ꯭ꯔꯥꯏꯒꯤ ꯐꯖꯅ ꯎꯞꯇꯅ ꯆꯥꯝꯊꯣꯛꯑꯒ ꯐꯖꯅ ꯊꯝꯃꯝꯃꯕ ꯂꯣꯏꯔꯦ ꯑꯩ ꯆꯠꯂꯒꯦꯅ ꯀꯨꯝꯊꯔꯛꯄꯁꯤꯗ ꯑꯃꯨꯛ ꯃꯤ ꯎꯅꯕ ꯑꯃꯨꯛ ꯂꯥꯛꯁꯜꯂꯕ ꯑꯁ ꯑꯗꯩ ꯃꯤꯗꯨꯁꯨ ꯋꯥꯔꯤꯁꯨ ꯑꯀꯨꯏꯕ ꯄꯨꯡꯈꯥꯏꯃꯨꯛ ꯁꯥ ꯂꯩꯔꯦ ꯍꯣꯔꯦꯟꯗꯤ ꯍꯜꯂꯛꯇ꯭ꯔꯤꯕ ꯊꯦꯡꯉꯦ ꯈꯣꯠꯂꯦ ꯇꯧꯅꯗꯣꯏꯃꯤꯅ ꯀꯨꯏꯅ ꯂꯩꯊꯣꯛꯄꯁꯨ ꯌꯥꯗꯕꯅꯤꯅꯀꯣ ꯑꯗꯩꯗꯤ ꯑꯃꯨꯛ ꯑꯩꯁꯦ ꯃꯤꯁꯦ ꯑꯃꯨꯛ ꯎꯅꯔꯦ ꯑꯗꯩ ꯂꯣꯏꯔꯦ ꯃꯤꯁꯦ ꯂꯣꯏꯔꯒ ꯑꯩꯅ ꯑꯃꯨꯛ ꯆꯠꯂꯒꯦ ꯍꯥꯏꯔꯝꯃꯒꯦ ꯀꯥꯈꯠꯄꯁꯤꯗ ꯀꯔꯤꯃꯨꯛ ꯇꯧꯔꯦ ꯍꯥꯏꯕꯗ ꯉꯁꯥꯏ ꯆꯥꯛ ꯏꯟꯁꯥꯡ ꯂꯣꯏꯅ ꯁꯤꯜ ꯂꯣꯏꯔꯝꯃꯕꯗꯨꯗ ꯏꯟꯁꯥꯡꯗꯣ ꯆꯥꯅꯤꯡꯗꯦ ꯁꯤ ꯊꯣꯡꯉꯣꯅ ꯑꯃꯨꯛ ꯉꯥꯁꯦ ꯂꯩꯔ ꯑꯃꯨꯛ ꯄꯨꯈꯠꯂꯛꯑꯦꯀꯣ ꯑꯁ ꯑꯩꯁꯦ ꯂꯣꯏꯔꯦ ꯑꯗꯨꯝ ꯅꯧꯅ ꯉꯥꯗꯣ ꯑꯃꯨꯛ ꯊꯣꯡꯉꯦ ꯇꯤꯜꯍꯧ ꯆꯅꯝ ꯁꯦꯝꯗꯅ ꯑꯗꯩ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯀꯣꯠꯄꯁꯦ ꯌꯥꯝ ꯄꯥꯝꯃꯦꯕꯀꯣ ꯑꯩꯒꯤ ꯄꯨꯔꯣꯏꯕꯁꯦ ꯑꯗꯨꯒꯤ ꯍꯋꯥꯏ ꯇꯣꯟ ꯑꯗꯩ ꯊꯝꯅꯥ ꯈꯦꯟꯖꯣꯡ ꯀꯩꯀꯩ ꯑꯃꯨꯛ ꯂꯩꯔꯦ ꯑꯃꯨꯛ ꯊ꯭ꯔꯨꯕꯤ ꯀꯩꯀꯥ ꯑꯗꯨꯁꯦ ꯃꯟꯗꯅ ꯊꯠꯇꯅ ꯑꯃꯨꯛ ꯉꯥꯁꯦ ꯉꯧ ꯊꯣꯡꯅ ꯑꯃꯨꯛ ꯂꯣꯏꯔꯝꯃꯦ ꯑꯗꯨꯒ ꯑꯩꯁꯦ ꯑꯁ ꯍꯦꯛꯇ ꯑꯩꯈꯣꯏꯒꯤꯅꯦ ꯃꯊꯟꯇ ꯃꯇꯝꯁꯦ ꯌꯥꯔꯛꯇꯕꯩ ꯇꯦꯟꯁꯟꯒ ꯍꯟꯅꯤꯡꯕ ꯃꯇꯝꯗ ꯍꯟꯖꯟꯕꯁꯨ ꯌꯥꯔꯣꯏꯗꯕ ꯑꯗꯩ ꯌꯨꯝꯒꯤ ꯑꯃꯨꯛ ꯂꯣꯏꯅ ꯂꯣꯏꯔꯝꯗꯅ ꯑꯃꯨꯛ ꯆꯠꯄꯁꯨ ꯌꯥꯗꯕ ꯑꯗ ꯑꯌꯨꯛꯇꯒꯤ ꯃꯤ ꯈꯜꯂꯛꯄꯒ ꯕꯣꯔꯗꯤꯡꯒꯤ ꯑꯉꯥꯡ ꯂꯥꯏꯔꯤꯛ ꯇꯥꯛꯄꯒ ꯋꯥꯕ ꯌꯥꯕ ꯋꯥꯔꯀꯥꯟꯁꯤꯗ ꯏꯁꯥꯁꯦ ꯑꯃꯨꯛ ꯇꯦꯛꯑꯀꯥꯟꯗ ꯑꯃꯨꯛꯁꯨ ꯆꯠꯇꯣꯏꯕ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯁꯤꯗ ꯑꯗꯨꯒꯤ ꯍꯣꯠꯅꯕꯩ ꯋꯥꯔꯛꯄ ꯑꯩꯁꯦ ꯄꯤꯁꯦ ꯇꯣꯞ ꯇꯥꯔꯒ ꯅꯨꯄꯤꯁꯦ ꯑꯣꯏꯍꯩꯕ ꯍꯦꯛ ꯅꯠꯇꯦꯗꯀꯣ ꯑꯅ ꯏꯊꯟꯗꯗꯤ ꯀꯞꯆꯔꯒ ꯋꯥꯁꯤ ꯉꯥꯡꯊꯣꯛꯄꯁꯨ ꯉꯝꯗꯕꯤ ꯑꯩ ꯊꯣꯡꯉꯝꯃꯔꯣꯏꯒꯦ ꯍꯥꯏꯕꯁꯨ ꯉꯝꯗꯕꯤ ꯑꯗꯨꯒ ꯏꯁꯧ ꯂꯥꯡꯕꯁꯨ ꯉꯝꯗꯕꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯊꯣꯡꯉꯒ ꯑꯃꯨꯛ ꯂꯣꯏꯅ ꯂꯣꯏꯔꯝꯃꯕꯅꯦꯅ ꯍꯥꯏꯔꯝꯃꯒ ꯑꯃꯨꯛ ꯊꯣꯛꯂꯛꯑꯦ ꯀꯥꯔꯁꯦ ꯍꯣꯕꯦ ꯊꯧꯗꯣꯛꯀꯦ ꯑꯃꯨꯛ ꯇꯧꯕꯁꯤꯗ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃꯃꯨꯛ ꯂꯥꯛꯑꯦ ꯏꯕꯦꯝꯃ ꯎꯄꯥꯏ ꯂꯩꯇꯦ ꯑꯩꯁꯨ ꯐꯝꯃ ꯋꯥꯔꯤ ꯁꯥꯕ ꯃꯇꯝ ꯌꯥꯗ꯭ꯔꯦ ꯑꯩ ꯀꯩꯅꯣꯝ ꯇꯧꯔꯦ ꯀꯣꯛꯀꯁꯦ ꯍꯥꯏꯒꯠꯂꯛꯑꯦ ꯂꯥꯎ ꯒꯥꯔꯤꯗ ꯁꯥꯔꯁꯦꯅ ꯒꯥꯔꯤꯁꯤꯗ ꯂꯤꯅꯔꯁꯦꯅ ꯁꯥꯕꯁꯤꯗ ꯃꯥꯅ ꯃꯔꯣꯜ ꯑꯃ ꯀꯞꯄꯒ ꯍꯦꯛꯇ ꯃꯥꯁꯦ ꯏꯆꯦ ꯆꯍꯤ 3 ꯅꯨꯡꯁꯤꯅꯕꯅꯦ ꯑꯗꯨꯒ ꯃꯔꯤꯁꯨ ꯃꯌꯥꯝ ꯊꯝꯅꯈ꯭ꯔꯦ ꯑꯗꯨꯒ ꯃꯣꯏꯒ ꯑꯩꯈꯣꯏꯒꯁꯦ ꯌꯥꯝ ꯂꯥꯞꯅꯩ ꯂꯝꯗꯣ ꯈꯥꯒ ꯋꯥꯡꯒꯅꯤ ꯌꯥꯝ ꯂꯥꯞꯅꯩꯕ ꯑꯗꯨꯒ ꯃꯣꯏ ꯃꯆꯦꯅ ꯍꯧꯖꯤꯛ ꯈꯛꯇꯗ ꯂꯝ ꯌꯥꯝ ꯂꯥꯞꯅꯩ ꯒꯥꯔꯤ ꯂꯨꯍꯣꯡꯕꯗ ꯒꯥꯔꯤ ꯌꯥꯝ ꯆꯪꯒꯅꯤ ꯄꯩꯁా ꯇꯣꯛꯅꯧ ꯍꯥꯏꯌꯦꯅ ꯏꯆꯦ ꯂꯩꯊꯣꯛꯈ꯭ꯔꯦ ꯕ꯭ꯂꯣꯛ ꯂꯣꯏ ꯊꯝꯈ꯭ꯔꯦ ꯏꯆꯦ ꯃꯥꯒ ꯄꯥꯎ ꯐꯥꯎꯅꯗꯕ ꯇꯈꯥꯏꯃꯨꯛ ꯁꯨꯔꯦ ꯑꯩ ꯉꯥꯎꯔꯦ ꯏꯆꯦ ꯇꯨꯝꯕꯐꯥꯎ ꯐꯣꯟ ꯄꯥꯏꯅꯔ ꯇꯨꯝꯃꯤꯅꯤ ꯅꯣꯡꯉꯥꯝꯗꯩ ꯇꯥꯐꯥꯎ ꯆꯍꯤ 3ꯁꯦ ꯃꯤ ꯑꯃꯇꯒ ꯑꯩ ꯈꯪꯅꯕ ꯅꯠꯇꯦ ꯋꯥꯔꯤ ꯁꯥꯕ ꯅꯠꯇꯦ ꯏꯃꯥꯟꯅꯕꯤ ꯑꯃꯒ ꯋꯥꯔꯤ ꯁꯥꯕ ꯅꯠꯇꯦ ꯐꯣꯟꯁꯦ ꯀꯅꯥꯝꯇꯒ ꯇꯧꯅ ꯌꯥꯕ ꯅꯠꯇꯦ ꯏꯆꯦ ꯑꯗꯨꯒ ꯑꯩꯕꯨ ꯁꯨꯃꯥꯏꯅ ꯀꯩꯅꯣ ꯊꯥꯖꯅꯕꯁꯨ ꯊꯝꯅꯁꯦꯅ ꯁꯨꯃꯥꯏꯅ ꯊꯝꯃꯒ ꯑꯩ ꯍꯧꯖꯤꯛꯄꯨ ꯂꯩꯁꯥꯕꯤꯁꯨ ꯅꯠꯇ꯭ꯔꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯃꯥꯅ ꯑꯩꯕꯨ ꯂꯝ ꯂꯥꯞꯅꯩ ꯏꯆꯦꯅ ꯒꯥꯔꯤꯗ ꯄꯩꯁꯥ ꯃꯌꯥꯝ ꯆꯪꯅꯤ ꯂꯨꯍꯣꯡꯕꯗ ꯉꯝꯃꯣꯏ ꯇꯣꯛꯅꯧ ꯍꯥꯏ ꯂꯥꯞꯊꯣꯛꯅꯔꯁꯤ ꯅꯪꯁꯨ ꯅꯪꯒꯤ ꯑꯄꯥꯝꯕ ꯂꯝꯕꯤꯗ ꯆꯠꯈ꯭ꯔꯣ ꯑꯐꯕꯗ ꯑꯅ ꯏꯆꯦ ꯍꯥꯏꯔ ꯁꯨꯃꯥꯏꯅ ꯊꯝꯈꯤꯕꯅ ꯍꯦꯛꯇ ꯃꯥꯁꯤꯅ ꯀꯞꯄꯒ ꯍꯦꯛꯇ ꯋꯥꯔꯤꯁꯦ ꯑꯃꯨꯛ ꯂꯤꯈꯠꯂꯛꯄꯅꯦ ꯑꯩ ꯁꯣꯟꯊꯕ ꯌꯥꯗꯦ ꯑꯩ ꯀꯞꯄ ꯌꯥꯗꯦ ꯑꯩꯅ ꯁꯣꯟꯊꯔꯒꯗꯤ ꯂꯥꯛꯏꯕ ꯃꯌꯥꯝꯁꯤ ꯅꯨꯄꯤ ꯃꯌꯥꯝꯁꯤꯒꯤ ꯑꯋꯥꯕ ꯑꯅꯥꯕ ꯃꯀꯣꯛꯇ ꯄꯣꯠꯂꯨꯝ ꯊꯣꯡꯒꯠ ꯂꯥꯛꯏꯁꯦ ꯑꯩꯅ ꯂꯣꯏ ꯊꯦꯡꯅꯗꯣꯏꯅꯤ ꯑꯩ ꯁꯣꯟꯊꯕ ꯌꯥꯗꯦ ꯑꯩ ꯀꯟꯈꯠꯇꯕ ꯌꯥꯗꯦꯅ ꯏꯊꯟꯗ ꯃꯥꯏ ꯋꯥꯔꯤꯁꯦ ꯇꯥꯅ ꯑꯩꯁꯦ ꯀꯟꯈꯠꯂꯦ ꯑꯩ ꯄꯤꯒ ꯂꯣꯏ ꯈꯥꯡꯒꯠꯂꯤꯀꯣ ꯄꯤꯁꯦ ꯇꯥꯅ ꯇꯩꯊꯣꯛ ꯑꯩꯁꯨ ꯀꯨꯝꯊꯔꯛꯏꯅꯦꯕ ꯍꯥꯏꯁꯦ ꯃꯇꯝꯅꯒ ꯊꯦꯡꯖꯜꯂꯛꯄꯒ ꯉꯁꯥꯏꯒꯤ ꯁꯤꯁꯤꯒꯤ ꯇꯦꯟꯁꯟꯁꯦ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯡꯗ ꯂꯣꯏ ꯂꯩꯔꯝꯒꯅꯤ ꯍꯥꯏꯇꯥꯔꯦ ꯃꯅꯤꯡ ꯇꯝꯕ ꯅꯨꯄꯥꯅ ꯈꯪꯉꯣꯏꯕ ꯍꯟꯖꯟꯅꯤꯡꯕ ꯃꯇꯝꯗ ꯍꯟꯖꯟ ꯌꯥꯕ ꯆꯠꯅꯤꯡꯕ ꯃꯇꯝ ꯆꯠꯄ ꯌꯥꯕ ꯅꯨꯄꯥꯁꯤꯡꯅ ꯈꯪꯉꯣꯏꯕ ꯑꯗꯨꯅ ꯁꯤꯒꯤ ꯇꯦꯟꯁꯟ ꯃꯔꯛꯁꯤꯗ ꯂꯥꯛꯏ ꯀꯦꯁ ꯃꯌꯥꯝꯁꯤꯒ ꯑꯉꯥꯡꯗꯨꯅ ꯌꯦꯡꯉꯨ ꯀꯞꯄꯒ ꯍꯦꯛꯇ ꯋꯥꯔꯤꯗꯣ ꯒꯥꯔꯤ ꯃꯅꯨꯡꯁꯤꯗ ꯑꯃꯨꯛ ꯂꯤꯊꯔꯛꯏꯕꯅꯤ ꯑꯗꯣ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯂꯣꯏꯅ ꯈꯥꯡꯉꯒꯦꯗ ꯀꯩꯗꯧꯔꯗꯣꯏꯅꯣ ꯌꯨꯝ ꯄꯥꯜꯂꯕꯅꯤꯅ ꯏꯆꯥ ꯂꯩꯔꯕꯅꯤ나 ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯈꯥꯡꯗꯣꯛꯄ ꯋꯥꯅꯤ ꯑꯗꯣ ꯑꯩꯈꯣꯏꯅ ꯈꯥꯡꯉꯤꯕ ꯃꯌꯥꯝꯁꯦ ꯌꯥꯝ ꯈꯥꯡꯅꯩ ꯂꯣꯏ ꯈꯥꯡꯅꯩ ꯅꯨꯄꯤꯈꯩꯅ ꯂꯣꯏ ꯈꯪꯉꯤ ꯑꯗꯣ ꯁꯤ ꯈꯥꯡꯕ ꯉꯝꯃꯣꯏꯗꯕ ꯑꯣꯏꯗꯤ ꯌꯨꯝꯁꯦ ꯄꯥꯜꯍꯧꯗꯕꯅ ꯐꯩꯌꯦꯕ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯈꯥꯡꯕꯁꯦ ꯀꯟꯃꯟꯈꯤꯗꯅꯅꯦ ꯋꯥ ꯑꯣꯏꯅ ꯉꯥꯡꯊꯣꯛꯅꯤꯡꯗ꯭ꯔꯦꯕ ꯑꯗꯨꯒ ꯃꯔꯤꯟ ꯆꯠꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ
ꯏꯄꯨꯔꯣꯏꯕ ꯍꯥꯏꯕꯁꯤꯒ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯁꯤꯡꯅꯔꯔꯣꯏ ꯃꯥꯟꯅꯔꯔꯣꯏ ꯄꯨꯟꯁꯤꯗ ꯆꯤꯟ ꯈꯨꯝꯃꯔꯣꯏ ꯄꯨꯟꯁꯤꯗ ꯑꯩꯅ ꯁꯤꯡꯅꯕ ꯌꯥꯗꯕ ꯆꯦꯂꯦꯟꯖ ꯇꯧꯕ ꯁꯤꯡꯅꯕ ꯃꯥꯟꯅꯕ ꯌꯥꯗꯕ ꯃꯤ ꯑꯃꯈꯛ ꯂꯩꯕ ꯅꯨꯄꯤꯒꯤ ꯃꯄꯣꯛꯇ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯁꯤꯡꯁꯤꯅꯦꯕ ꯑꯗꯨꯅ ꯄꯨꯟꯁꯤꯒꯤ ꯃꯥꯟꯅꯔꯔꯣꯏꯅ ꯑꯩꯈꯣꯏꯗꯤ ꯂꯣꯏꯅ ꯄꯦꯟꯊꯣꯛꯈ꯭ꯔꯕꯅꯦꯕꯀꯣ ꯑꯗꯨꯅ ꯁꯤꯁꯦ ꯉꯝꯈꯤꯕ ꯃꯤꯅ ꯑꯗꯨꯝ ꯌꯨꯝ ꯄꯥꯟꯈ꯭ꯔꯅꯤ ꯑꯗꯣ ꯉꯝꯗꯕꯁꯤꯡꯅ ꯑꯗꯨꯝ ꯈꯥꯏꯅꯔꯤꯁꯤꯅꯦꯕꯀꯣ ꯄꯨꯟꯁꯤꯒꯤ ꯀꯩꯅꯣ ꯆꯩꯊꯦꯡꯁꯦ ꯌꯨꯝ ꯄꯥꯟꯕꯒꯤ ꯌꯥꯝ ꯍꯦꯟꯖꯜꯂꯛꯑꯒꯗꯤ ꯀꯥꯏꯅꯔꯤꯁꯤꯅꯦꯕꯀꯣ ꯑꯗꯨꯅ ꯌꯥꯝꯅ ꯑꯋꯥꯕ ꯑꯃꯅꯦ ꯍꯥꯏꯇꯥꯔꯦ ꯌꯨꯝꯄꯥꯟ ꯂꯝꯕꯤꯗ ꯆꯠꯄꯁꯦ ꯅꯨꯄꯤꯁꯤꯡꯅ ꯌꯥꯝ ꯁꯥꯊꯤꯅ ꯋꯥꯗꯣꯏꯅꯤ ꯏꯁꯥꯒꯤ ꯌꯨꯝꯗ ꯆꯥꯅꯤꯡꯕꯗ ꯆꯥ ꯑꯗꯩ ꯇꯨꯝꯅꯤꯡꯉꯦ ꯇꯨꯝꯊꯣꯛ ꯑꯩ ꯉꯁꯤꯗꯤ ꯆꯥꯅꯤꯡꯗ꯭ꯔꯦ ꯑꯗꯩ ꯏꯃꯥꯒ ꯈꯟꯅ ꯊꯣꯛꯅꯤꯡꯉꯦ ꯈꯟꯅ ꯊꯣꯛ ꯂꯩꯔꯝꯕ ꯄꯨꯟꯁꯤꯗꯨꯅ ꯌꯨꯝ ꯑꯃ ꯄꯥꯜꯂꯨꯔꯒꯗꯤ ꯄꯨꯔꯥ ꯏꯅꯦꯝ ꯏꯀꯨ ꯏꯄꯨꯔꯣꯏꯕꯁꯤꯒꯤ ꯃꯈꯥꯁꯤꯗ ꯄꯨꯔꯥꯅ ꯂꯩꯔꯛꯀꯗꯣꯏꯅꯦꯕ ꯃꯤ ꯑꯇꯣꯞꯄ ꯑꯃꯒꯤ ꯌꯨꯝꯗ ꯆꯠꯂꯒ ꯁꯤꯒꯤ ꯏꯃꯨꯡꯗꯨꯒꯤ ꯂꯩꯔꯝꯃꯤꯕ ꯏꯃꯨꯡꯗꯨꯒꯤ ꯀꯩꯅꯣꯗꯨꯗꯅꯦꯕ ꯂꯣꯏꯅ ꯇꯤꯜꯂꯨꯗꯣꯏꯁꯦꯀꯣ ꯉꯝꯅꯕ ꯑꯗꯣ ꯁꯤꯗꯤ ꯌꯥꯝ ꯇꯔꯥꯏꯕ ꯊꯕꯛꯇꯤ ꯅꯠꯇꯦꯕꯀꯣ ꯑꯗꯣ ꯌꯥꯝ ꯃꯨꯟꯅ ꯈꯟꯒꯗꯕ ꯑꯣꯏꯌꯦꯕꯀꯣ ꯁꯨꯃꯥꯏꯅ ꯂꯩꯌꯦ ꯑꯗꯨꯒ ꯑꯔꯣꯏꯕꯒꯤ ꯅꯣꯛꯄꯒꯤꯁꯤꯅ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦ ꯋꯥꯔꯤꯁꯦ ꯂꯤꯕ ꯇꯦꯟꯁꯟꯗ ꯂꯥꯛꯑꯒꯁꯨ ꯑꯩꯈꯣꯏ ꯅꯣꯛꯊꯣꯛꯇ꯭ꯔꯒꯗꯤ ꯌꯥꯗꯦꯕꯀꯣ ꯋꯥꯔꯤꯁꯦ ꯂꯤꯕ ꯂꯣꯏꯔꯛꯄꯗ ꯑꯔꯣꯏꯕꯩꯁꯤꯅ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯒꯥꯔꯤ ꯑꯍꯥꯟꯕ ꯀꯥꯔꯊꯧꯕ ꯍꯩꯔꯛꯄꯩ ꯃꯇꯥꯡꯁꯦ ꯀꯩꯅꯣ ꯇꯧꯋꯦ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯩꯈꯣꯏꯒꯤ ꯈꯔ ꯊꯧꯕꯁꯦ ꯑꯩꯈꯣꯏꯒꯤ ꯏꯄꯨꯔꯣꯏꯕꯁꯤꯅ ꯍꯥꯟꯅ ꯇꯝꯍꯜꯂꯦꯕ ꯊꯕꯛꯁꯦ ꯁꯨꯝ ꯅꯪꯅꯔꯛꯇꯕꯗꯒꯤꯀꯣ ꯑꯗꯨꯒ ꯇꯝꯍꯟꯕꯁꯤꯗ ꯑꯩꯅ ꯃꯃꯥꯡꯗ ꯂꯤꯈ꯭ꯔꯦ ꯑꯩꯅ ꯀꯥꯔ ꯊꯧꯒꯦꯅ ꯁꯤꯟꯈ꯭ꯔꯤꯁꯦ ꯀꯔꯤ ꯃꯇꯥꯡꯗꯩꯅꯣ ꯍꯥꯏꯕꯗꯨꯁꯨ ꯃꯃꯥꯡꯗ ꯂꯤꯈ꯭ꯔꯦꯀꯣ ꯑꯗꯩ ꯇꯝꯍꯟꯕꯁꯤꯗ ꯍꯦꯛꯇ ꯂꯥꯎꯕꯒ ꯈꯣꯡꯕꯒ ꯉꯥꯡꯕꯒ ꯁꯤꯕꯨ ꯍꯩꯇꯕ ꯀꯔꯤ ꯁꯤꯗ ꯐꯥꯎ ꯁꯤꯗ ꯅꯦꯜꯂꯣꯅ ꯑꯗꯩ ꯑꯩ ꯀꯣꯛꯀꯁꯦ ꯑꯩ ꯅꯪꯅ ꯇꯝꯕꯁꯦ ꯑꯩ ꯉꯝꯃꯔꯣꯏ ꯑꯩ ꯇꯝꯃꯔꯣꯏ ꯅꯪꯉꯣꯟꯗꯅ ꯗ꯭ꯔꯥꯏꯚꯤꯡ ꯁ꯭ꯀꯨꯜ ꯑꯝꯗ ꯀꯣꯅꯨꯡꯃꯥꯡꯒꯤꯗꯨꯗ ꯇꯝꯃꯦꯕ ꯑꯗꯨꯗꯤ ꯁꯣꯁꯤ ꯁꯨꯃꯥꯏꯅ ꯑꯣꯟ ꯇꯧꯕꯤꯔꯣ ꯑꯗꯩ ꯁꯤꯅ ꯀ꯭ꯂꯁꯅꯤ ꯁꯤꯅ ꯕ꯭ꯔꯦꯛꯅꯤ ꯁꯤꯅ ꯒꯤꯌꯥꯔ 1ꯅꯤ ꯁꯤꯅ 2ꯅꯦꯅ ꯑꯣꯖꯥ ꯑꯃ ꯑꯣꯏꯔꯛꯑꯕꯅꯤꯅ ꯐꯖꯅ ꯇꯥꯛꯂꯛꯑꯦꯕꯀꯣ ꯇꯞꯅ ꯏꯪꯅ ꯑꯗꯨꯗꯤ ꯑꯗꯨꯝ ꯑꯍꯥꯟꯕ ꯊꯧꯕꯗ ꯁꯣꯔꯣꯛꯇ ꯑꯗꯨꯝ ꯊꯧꯋꯦꯕ ꯃꯇꯥꯏꯗ ꯀꯩꯗ ꯂꯝꯄꯥꯛꯇ ꯊꯧꯗꯦꯕꯗꯣ ꯁꯣꯔꯣꯛꯇ ꯊꯧꯏꯁꯤꯕꯨ ꯑꯩꯕꯨ ꯍꯩꯒꯗ꯭ꯔꯥ ꯈꯜꯂꯤꯀꯣ ꯑꯗꯨꯝ ꯍꯧꯖꯤꯛꯀꯤ ꯑꯣꯖꯥꯗꯨꯅ ꯐꯖꯅ ꯇꯥꯕꯅꯤꯅ ꯍꯩꯌꯦꯕ ꯑꯗꯩꯗꯤ ꯁꯨꯝ ꯇꯥꯛꯄꯤꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯈꯔ ꯍꯩꯔꯀꯥꯟꯗ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯊꯧꯔꯀꯥꯟꯁꯤꯗ ꯑꯍꯥꯟꯕ ꯁꯨꯝ ꯊꯧꯕꯁꯦ ꯌꯥꯝ ꯀꯤꯅ ꯊꯧꯋꯦ ꯊꯕꯛ ꯆꯠꯄꯁꯦ ꯌꯥꯝ ꯀꯤꯅ ꯊꯧꯕꯖꯥꯠꯅꯤꯀꯣ ꯃꯅꯤꯡ ꯍꯟꯕꯁꯤꯃꯅꯦ ꯃꯅꯤꯡ ꯍꯟꯅꯤ ꯈꯟꯕꯗ ꯃꯊꯥꯅꯦ ꯃꯅꯤꯡ ꯍꯟꯕꯁꯦ ꯍꯩꯇꯅ ꯁꯨꯃꯥꯏꯅ ꯀꯣꯏꯔ ꯊꯧꯗꯣꯏꯅꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯅꯤꯡ ꯍꯟꯗꯧꯔꯕꯁꯦ ꯎꯄꯥꯏ ꯂꯩꯇꯦ ꯊꯣꯛ ꯈꯥꯝꯃꯅꯤ ꯑꯗꯨꯒ ꯒꯥꯔꯤ ꯊꯧꯕ ꯂꯥꯛꯄ ꯅꯨꯄꯥ ꯑꯝꯗ ꯑꯝꯇ ꯈꯥꯝꯈꯣꯕ ꯃꯅꯤꯡ ꯍꯟꯕꯁꯦ ꯍꯩꯇ꯭ꯔꯦ ꯑꯝꯇ ꯍꯟꯕꯤꯔꯝꯃꯣ ꯍꯥꯏꯗꯣꯏꯕ ꯑꯗꯩ ꯃꯈꯣꯏꯒꯤ ꯊꯣꯡꯒꯨꯝꯕ ꯂꯩꯕꯁꯦ ꯁꯨꯃꯥꯏꯅ ꯂꯝꯕꯤꯁꯦ ꯁꯨꯃꯥꯏꯅ ꯉꯝꯊꯔꯒ ꯉꯝꯈꯠꯂ ꯊꯣꯡ ꯂꯩꯕꯁꯦ ꯊꯧꯕꯁꯨ ꯍꯩꯇꯦ ꯎꯄꯥꯏ ꯂꯩꯇꯦ ꯊꯣꯛ ꯈꯥꯝ ꯂꯩꯅꯤ ꯅꯨꯄꯥ ꯑꯃ ꯊꯧꯔꯛꯄꯗ ꯏꯕꯨꯡꯉꯣ ꯍꯩꯇ꯭ꯔꯦꯍꯦ ꯑꯁꯤꯝꯇ ꯂꯥꯟꯊꯣꯛꯑꯝꯃꯨ ꯍꯥꯏꯔꯒ ꯑꯃꯨꯛ ꯂꯥꯟꯊꯣꯛꯍꯟꯗꯣꯏꯅꯦꯕ ꯍꯥꯏꯕꯗꯤ ꯁꯣꯏꯗ꯭ꯔ ꯂꯣꯏꯔꯦ ꯏꯀꯥꯏꯕꯒ ꯈꯪꯕꯖꯥꯠ ꯅꯠꯇꯦ ꯑꯗꯩ ꯒꯥꯔꯤꯁꯦ ꯊꯥꯎꯁꯦ ꯀꯗꯥꯏꯗ ꯒꯥꯔꯤꯒꯤ ꯊꯥꯎꯁꯦ ꯀꯌꯥꯝ ꯌꯥꯎꯋꯦꯁꯦ ꯀꯗꯥꯏꯗ ꯌꯦꯡꯗꯣꯏꯅꯣꯒ ꯈꯪꯕ ꯅꯠꯇꯦꯀோ ꯑꯗꯩ ꯊꯧꯔꯅꯤ ꯃꯨꯠꯊꯣꯛꯈ꯭ꯔꯅꯦꯕ ꯊꯥꯎꯒꯤ ꯑꯣꯏꯖꯥꯠꯂꯥ ꯑꯃꯒꯤ ꯑꯣꯏꯖꯥꯠꯂꯥꯅ ꯑꯗꯩ ꯈꯥꯝ ꯂꯩꯔꯅꯤ ꯅꯨꯄꯥ ꯑꯃ ꯊꯧꯔꯛꯄꯗꯀꯣ ꯏꯕꯨꯡꯉꯣ ꯊꯥꯎ ꯌꯥꯎꯔꯤꯕ ꯑꯝꯇ ꯌꯦꯡꯉꯨ ꯊꯥꯎ ꯌꯥꯎꯐꯝꯁꯦ ꯀꯗꯥꯏꯗꯅꯣ ꯑꯗꯨꯝ ꯍꯥꯏꯗꯣꯏꯅꯤ ꯑꯗꯩ ꯂꯣꯏ ꯌꯦꯡꯍꯜꯂꯝꯗꯣꯏꯅꯤ ꯂꯥꯛꯄ ꯅꯨꯄꯥꯁꯤꯡꯗ ꯑꯗꯩ ꯑꯩꯈꯣꯏꯒꯤ ꯋꯥꯏꯄꯔ ꯍꯥꯏꯕꯁꯦ ꯀꯗꯥꯏꯗꯅꯣ ꯑꯃ ꯁꯣꯏꯈꯤꯗꯅ ꯍꯥꯏꯗꯣꯛꯈ꯭ꯔꯕ ꯀꯗꯥꯏꯗ ꯃꯨꯠꯊꯠꯇꯣꯏꯅꯣꯁꯦ ꯈꯪꯗꯕ ꯅꯣꯡꯗꯤ ꯆꯨꯗꯕ ꯋꯥꯏꯄꯔꯁꯦ ꯑꯗꯨꯝ ꯍꯥꯏꯔ ꯂꯩꯕ ꯃꯃꯥꯡꯁꯤꯗ ꯊꯣꯛ ꯈꯥꯝꯃꯅꯤ ꯒꯥꯔꯤ ꯊꯧꯔꯛꯄꯗ ꯏꯕꯨꯡꯉꯣ ꯁꯤ ꯍꯥꯏ ꯂꯩꯈ꯭ꯔꯦꯅꯦꯅ ꯑꯗꯩ ꯑꯃꯨꯛ ꯃꯨꯊꯠꯄꯤꯔꯝꯃꯅꯤ ꯏꯇꯩꯃ ꯁꯤꯗ ꯃꯨꯊꯠꯂꯣꯅ ꯑꯗꯩ ꯃꯅꯤꯡꯒꯤ ꯋꯥꯏꯄꯔꯁꯦ ꯑꯗꯨꯝ ꯍꯥꯏꯔ ꯂꯩꯈ꯭ꯔꯕ ꯃꯃꯥꯡꯒꯤ ꯃꯨꯠꯂꯒ ꯑꯗꯨꯝꯕ ꯃꯈꯟꯁꯦ ꯑꯗꯩ ꯁꯤꯁꯦ ꯑꯗꯨꯝ ꯈꯤꯇꯪ ꯍꯦꯛ ꯍꯩꯇꯕꯗꯅꯦ ꯑꯗꯩ ꯆꯤꯡ ꯂꯝꯕꯤ ꯁꯨꯃꯥꯏꯅ ꯉꯝꯈꯠꯄꯁꯦ ꯑꯩꯗꯤ ꯍꯩꯔꯣꯏ ꯑꯩꯗꯤ ꯍꯩꯔꯣꯏ ꯍꯥꯏꯔ ꯈꯥꯝ ꯂꯩꯔꯒ ꯑꯗꯨꯝ ꯒꯥꯔꯤ ꯊꯧꯔꯛꯄ ꯅꯨꯄꯥ ꯑꯝꯗ ꯏꯕꯨꯡꯉꯣ ꯁꯤꯝꯇ ꯊꯧꯔꯝꯃꯨꯍꯦꯅ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯇꯧꯗꯣꯏꯅꯤ ꯑꯗꯩ ꯅꯣꯡꯃꯝꯗꯤ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤꯁꯦ ꯃꯣꯏꯁꯦ ꯆꯥꯛꯀꯧꯕ ꯆꯠꯂꯨꯔꯒ ꯕꯣꯔꯒꯤ ꯃꯌꯨꯝꯁꯤꯗ ꯃꯤꯁꯦ ꯊꯝꯃꯝꯃꯒ ꯍꯜꯂꯛꯄ ꯃꯣꯏ ꯑꯍꯨꯝꯁꯦ ꯄꯨꯂꯞ ꯊꯧꯔꯛꯄ ꯒꯥꯔꯤꯁꯦ ꯄꯔꯦꯡꯗ ꯑꯩꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯣꯡꯀꯨꯠ ꯑꯃꯗ ꯊꯧꯊꯔꯒ ꯊꯧꯒꯠꯄꯁꯨ ꯍꯩꯇ꯭ꯔꯕ ꯃꯅꯤꯡ ꯍꯟꯕꯁꯨ ꯍꯩꯇ꯭ꯔꯕ ꯑꯗꯨꯝ ꯉꯪꯉ ꯁꯨꯝ ꯂꯩꯕꯁꯤꯗ ꯌꯥꯝ ꯀꯨꯏꯌꯦꯅ ꯅꯨꯄꯥꯁꯦ ꯆꯪꯉꯛꯑꯒ ꯒꯣꯂꯥꯏꯅꯦꯕ ꯍꯥꯏꯁꯦ ꯃꯥꯒ ꯑꯩꯒꯗꯤ ꯒꯥꯔꯤꯁꯦ ꯊꯪꯅꯔꯕ ꯃꯅꯤꯡ ꯊꯪꯕ ꯑꯅꯤꯗꯨꯗꯤ ꯒꯣꯂꯥꯏꯒꯤ ꯋꯥꯡꯃꯗ ꯂꯩꯍꯧꯕꯅꯤꯅ ꯃꯣꯏꯅꯤꯅꯗꯤ ꯑꯃꯨꯛ ꯃꯥꯏ ꯒꯥꯔꯤ ꯃꯅꯤꯡꯗꯣ ꯎꯔ ꯑꯩ ꯎꯗꯕ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥ ꯑꯩꯒ ꯍꯦꯛ ꯊꯪꯅꯅ ꯈꯥꯝꯕꯁꯤꯅ ꯊꯧꯒꯠꯂꯒ ꯀꯨꯝꯃ ꯃꯥꯁꯤ ꯌꯦꯡꯉꯦꯕꯀꯣ ꯑꯗꯩꯗꯤ ꯃꯥꯅ ꯆꯠꯈ꯭ꯔꯒꯅꯦ ꯃꯅꯤꯡꯒꯤ ꯅꯨꯄꯥ ꯑꯅꯤꯗꯨꯗ ꯀꯩ ꯍꯥꯏꯒꯦꯗ ꯍꯜꯂꯣ ꯅꯨꯄꯤꯅꯤ ꯌꯥꯔꯔꯣꯏ ꯍꯜꯂꯣ ꯍꯥꯏ ꯑꯩꯁꯦ ꯅꯣꯛꯄꯗꯀꯣ ꯑꯗꯩ ꯑꯗꯨꯝ ꯅꯨꯄꯤꯅ ꯒꯥꯔꯤ ꯊꯧꯕꯁꯦ ꯍꯦꯛꯇ ꯁꯨꯃꯥꯏꯅ ꯁꯨꯝ ꯍꯥꯏꯅꯩꯗꯅꯀꯣ ꯑꯗꯩ ꯏꯁꯥꯅ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯍꯩꯇ꯭ꯔꯤꯉꯩꯒꯤ ꯃꯇꯥꯡꯗ ꯊꯦꯡꯅꯈꯤꯕ ꯃꯌꯥꯝꯗꯣ ꯌꯥꯝ ꯁꯥꯊꯤꯅ ꯅꯣꯛꯅꯤꯡꯈꯤꯕ ꯅꯨꯄꯥ ꯒꯥꯔꯤ ꯊꯧꯔꯛꯄ ꯉꯥꯏꯔꯒ
ꯑꯣꯏꯅ ꯑꯗꯨꯝ ꯇꯧꯍꯟꯈꯤꯕ ꯃꯌꯥꯝꯗꯣ ꯁꯣꯏꯗ꯭ꯔ ꯂꯣꯏꯔꯦ ꯉꯥꯝꯗ꯭ꯔ ꯂꯣꯏꯔꯦꯅꯀꯣ ꯁꯨꯃꯥꯏꯅ ꯌꯥꯝ ꯅꯣꯛꯅꯤꯡꯉꯦꯕ ꯑꯍꯥꯟꯕ ꯍꯩꯇ ꯒꯥꯔꯤ ꯊꯧꯔꯛꯄꯩ ꯃꯇꯥꯡꯁꯦ ꯑꯗꯩ ꯅꯨꯄꯤꯅ ꯒꯥꯔꯤ ꯊꯧꯕꯁꯦ ꯅꯨꯄꯥꯅ ꯍꯦꯛꯇ ꯅꯨꯄꯤꯅꯤ ꯌꯥꯔꯔꯣꯏ ꯍꯦꯛꯇ ꯍꯥꯏꯕꯀꯣ ꯁꯨꯃꯥꯏꯅ ꯌꯥꯝ ꯇꯧꯋꯦꯕ ꯑꯗꯣ ꯑꯩꯅ ꯁꯨꯝ ꯏꯊꯟꯗ ꯌꯥꯝ ꯁꯨꯝꯕ ꯃꯇꯥꯡꯁꯦ ꯌꯥꯝ ꯅꯣꯛꯅꯤꯡꯉꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯌꯥꯝꯗꯁꯨ ꯉꯁꯤ ꯂꯤꯔꯛꯄꯅꯤ ꯑꯗꯣ ꯉꯁꯤꯗꯤ ꯋꯥꯔꯤꯁꯦ ꯁꯤꯗ ꯂꯣꯏꯁꯟꯖꯔꯒꯦ ꯃꯊꯪꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯑꯣꯖꯥꯕꯨ ꯊꯥꯒꯠꯆꯔꯤ ꯉꯁꯤꯒꯤ ꯋꯥꯔꯤꯁꯤꯡꯁꯤ ꯑꯣꯖꯥꯅ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯃꯔꯤꯛ ꯆꯨꯝꯅ ꯊꯝꯕꯤꯔꯤ ꯑꯗꯨꯒ ꯋꯥꯔꯤꯁꯤꯡꯁꯤ ꯌꯥꯝꯅꯁꯨ ꯃꯔꯨ ꯑꯣꯏꯕ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯈꯪꯖꯤꯟꯕꯗ ꯌꯥꯝꯅ ꯀꯥꯟꯅꯕ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯒꯤ ꯋꯥꯔꯤꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯗ ꯃꯤꯠ ꯅꯥꯀꯣꯡ ꯑꯣꯏꯃꯤꯟꯅꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯂꯥꯛꯀꯗꯧꯕ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯥꯛꯀꯗꯕ ꯍꯧꯔꯛꯂꯤꯕ ꯅꯍꯥꯁꯤꯡꯗꯁꯨ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯑꯋꯦꯔꯅꯦꯁ ꯄꯤꯃꯤꯟꯅꯕ ꯑꯃꯗꯤ ꯑꯦꯖꯨꯀꯦꯠ ꯇꯧꯃꯤꯟꯅꯁꯤ ꯑꯗꯨꯒ ꯑꯣꯖꯥꯒꯤ ꯋꯥꯔꯤꯁꯤꯡꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯀꯔꯝ ꯍꯥꯏꯅ ꯀ꯭ꯔꯥꯏꯝ ꯑꯁꯤ ꯑꯩꯈꯣꯏꯅ ꯑꯣꯚꯔꯀꯝ ꯇꯧꯕ ꯌꯥꯕ ꯑꯩꯈꯣꯏꯅ ꯀ꯭ꯔꯥꯏꯝꯁꯤ ꯀꯔꯝ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯉꯥꯛꯊꯣꯛꯄ ꯌꯥꯕꯒꯦ ꯑꯗꯨ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅꯁꯨ ꯈꯪꯍꯧꯕ ꯇꯥꯍꯧꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯍꯧꯔꯛꯂꯤꯕ ꯑꯉꯥꯡꯁꯤꯡ ꯅꯍꯥꯁꯤꯡꯕꯨ ꯑꯩꯈꯣꯏꯅ ꯀꯔꯝꯕ ꯃꯑꯣꯡꯗ ꯀꯟꯁꯤꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯑꯣꯖꯥꯅ ꯂꯤꯕꯤꯔꯤꯕ ꯋꯥꯔꯤꯁꯤꯡꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯆꯪ ꯑꯣꯏꯕ ꯃꯌꯥꯝꯒꯤ ꯑꯣꯏꯕ ꯐꯤꯗꯕꯦꯛ ꯋꯥꯈꯜꯂꯣꯟ ꯀꯌꯥ ꯑꯃ ꯂꯣꯏꯅꯅ ꯋꯥꯔꯤꯁꯤꯒ ꯆꯥꯟꯅꯕ ꯁꯖꯦꯁ ꯇꯧꯕ ꯁꯖꯦꯁꯟ ꯐꯤꯗꯕꯦꯛ ꯑꯃꯗꯤ ꯀꯃꯦꯟꯁ ꯀꯌꯥ ꯑꯃ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯊꯝꯕꯤꯔꯛꯎ ꯍꯥꯏꯅ ꯃꯌꯥꯝꯗ ꯊꯝꯖꯕꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯏꯄꯣꯝ ꯃꯤꯗꯤꯌꯥꯅ ꯁꯤꯔꯤꯁ 9ꯅ ꯄꯨꯊꯣꯛꯆꯔꯤꯕ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯀꯤ 35 ꯁꯨꯕ ꯑꯦꯄꯤꯁꯣꯗ ꯌꯦꯡꯕꯤꯔꯤꯕꯁꯤꯡꯗꯒꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ ꯄꯤꯅꯕꯤꯔꯁꯤ